निंगोल मवाजना माना हेक ताक लाउन हेक कोलक खोप तौरमगदी मा इज्जत लौबीगीदोइनेबको अदो मानाजु कोई हैनदब खोतब थबक हान तौ लेङैजो मागी सेम साबगी मतम खरा फंगौबनेबा नुपीजना दुगा माना कारोम दोइना थत्किबा दै माना सोमदा थांग लौ हौबको अदुगी नेबा माना मसाबोदी कंजा हौदना माइना मतु नामा बोदी सोक हौद्रेदनको अदो माइना अदो माना याम चाक्सबजे माना मिरोलिङै मतम ओइबनिना Mayambu Kurumjari and a very good evening. Ipo media miyang tabir pum na magpu ahan ba maktada Suraj Khongban tabam na taram nokchari. Miyam gi damakta ipo media na series 9 puthok chari ba every Wednesday amadi Saturday da Crime Diaries ngasigi yangkhai mapal suba episode yangbiri ba singbu ahan ba maktada taram nokcha bagaloni nikai khumda bochari. Mayam gi damakta Crime Diaries series 9 puthok chaba mayam gi support mayam gi comments mayam gi ahen ba subscriber amadi ahen ba viewers kaya ama puthok minaraga Manipur da ekhoi gi Crime Diaries ki motto haibadi every nook and corner da akhoi state sida yohon biraga akhoi crime asi mitigate tawna bigi pandam na thamjari ba Crime Diaries mayam support to biraga mayam na sungsoi soi dana ehen ba viewers kaya ama puthok minaraga akhoi Crime Diaries asi Manipur da yamna mating leiba platform ama ohelminasi haibasima mayamda ningsing jage loinana mayam gi support tu na su aikoina aduki matik thona phana thona leina mayam gi damada seba to bangam jabani haine thamjage yangkhai mapal suba episode yangbiri ba amadi yangkhai mapal suba episode yohanbiri ba singbu ipom media gi maike gi hanan thaga chaba phongdok chari loinana ipom media na mayam gi damakta thamjari ba Crime Diaries mayam khangminasi haibadi disclaimer da aikoi gi minus haibadi 18 years ki bilona avoid to hanminasi loinana aikoi gi ipo media na mayam gi damakta puthok chari ba semjari ba platform Crime Diaries haibasi aikoi gi crime gi maramda mitigate tawna ba amadi aikoi awareness amadi educate tawna ba gi damakta thamjabani aduga sigi wakhalonda mayam si laiminasi aduga aikoi gi si legal platform ama nachade haibasi ma mayam da amukka hanasu phongdok chari waro biroi loina da Crime Diaries ki yangkhai mapal suba episode sisasu hanadagi adumak aikoi gi man sponsor tawduna lakpiriba mayamna kaubiraganu Leiren Jewelers ki ahanba outlet Sagolban Nepakethil ani subada Kwakethil Segaro thawda bhabok lekai de lebasida mayamna Leiren Jewelers tagi aikhoigi yamna phazaraba Manipur gi traditionally design tawraba mayambu elegant oiba ngamhanbiraba adugumlaba sanagi product mayamsi mayamna lobiraga isa gi yumda aikoigi design singse thambiyu loinana traditionally design tawraga aikoina ake amo amadi aikoigi deba karma function singda seasonaba yaraba adugumba ornaments kaya ama semduna yamna chanaraba design kaya ama Leiren Jewelers na mayam gi damakta putholi basi mayam miyang tabiraga mayam lengsin biraklaga apamba khanbiyu haina thamjage loinana mayam gi damakta aikoina hanasu admission gi damakta aikoina offer thamjakraba admission open oibagi 2025-2026 ki National Forensic Sciences University in short ta aikoigi NFSU haina khangnariba aikoigi pangaida leiba Manipur Police Training Center ki campus manungda leiriba NFSU gi university da PG Professional Diploma course ki damakta 6 months ki oina admission akhoi hangdokpa sida mayam sungsoi soidana akhoi crime related oiba crime gi akhoi studies ta han interested oiba singna PG Professional Diploma course ki certified oibi ho haina thamjage ahan ba course ta crime scene management si akhoi science graduate oiragadi adumak akhoi course si yawba yaragani haina phongdok piri loinana ani suba course na cybercrime investigation
Sidi Hosiki Siga Yamna Hosiki Matamsika Suyamna Chana Boy Badugumba course ni mayam sung soy soy na interested oi basingna admission to biraga course asige professional course sima ikoi certified oi biu haina thamjage aduga cyber crime investigation ge eligibility criteria sina ikoi BTech oi biba natraga BE natraga BC natraga su computer science da graduate oraga di adumak cyber crime investigation ge adugum laba ikoi professional course asige certified oi biu haina thamjage ikoi course singasi ge address to course to pham ge address National Forensic Sciences University NFSU Southern Wing MPTC compound near DFS Manipur Pangai Imphal East Manipur haina aikoina mayam da thamjage aduga contact to bining ba lerega su mobile number 9233 591616 natraga akupa marol phangbining ma singnasu director gi email gi direct email dagi akogi information sing lobiraga ahenba akogi information lobiyu email na director_manipur@nfsu.ac.in dagi akogi akupa marol sing lobiraga sungsoy soidana course ani sida akogi interested oibe sing admission to biraga akogi professionally PG gi certified oibiyu haina thamjage loina na akogi Ipo media ki app ta akhona release tawjakhiba nungsibai ni nungsimanbai season 3 da akhona hanasu phongdok chakhiba akhoigi cinema si yengbiba singda akhona lucky draw ama tawjaraga haibadi winners khanbada mayamgi khudong chaba lobiu haina khona phongdok chakhiba nungsibai ni nungsimanbai season 3 mayam yengbi khriba singna akhoigi question si akhoigi Facebook amadi akhoigi account singda mayamda thamjakrabani adu ngasi si amuka mayamda aikoina question du aikoigi crime diaries ke platform sida mayamda aikoina question hangbai khudong chabadu musu lawjari aduga question si aikoina hangba matamda munna tabiyu akoi question si question mayamda question aikoina hangibisi question taruk ni question taruk si loina chumna pirakpa tu da aikoina winner si lauthok chagadabani ahanba question mayam sengna nakong sengna tabiro ahanba question nungsibai ni nungsimanbai season 3 aikoigi Ipo media gi app tamak ka aga yengba singduna valid oigadabani hainasu thamjage ahanba question da mayam gi tamak ta thamjari film haurakpada ningsingna khudop kaya sibage amadi salai gi ghari machu adu karino ahanba question da film haurakpada ningsingna khudop kaya sibage loinana amadi salai gi ghari machu adu karino achumba paukhum mayam pibi na sem sabiro ani suba question da ningsingi makut kari dagi sokhibano haibidi film gi sinduda mayamda sungsoy soidana hairam gani mayam munna tasin biraga sigi ani suba question sisu chumna pibirau amuka hanna ningsingi makut kari dagi sokhibano aduga ahum suba question dana salaina pukri mapalda nung kaya langkhibage haibadi magi cinema nung langbagi cinema sungsoy soidana yaubani adudagi mayamna masing thibiraga salaina adugi senduda pukri mapalda nung kaya langkhibage akhoi kaya langkhibano haibada masu mayam sungsoy soidana chumba pakum thabirau mari subak questionda mayam gi damakta leizare salaina bora hobagi sinda salaina kari bora hokhibage haibadi mana hokiba boradu mayam khangbi batare aduga answer si chumna pibirau manga subak questionda aikoigi dialogue amani dialogue sidagi akoina question se hangjabani dialogue na mamangda ichau chauna phajaba nupa ama lepise karimta hairam dene dialogue ne dialogue si masigi dialogue si karamba matamda haikibano haibaduma mayamna simasu sungsoy soidana chumba baukhumdu yengbiraga thabirau taruk suba haibadi aroiba question da ipomda thagatliba nungsibai ni nungsimanbai season 3 da tanuna anganda karam kanda nungsi haiki haibadi man nungsi haibagi timing si film gi karamba exact matamda haiki bano haibadu mamayamna aikogi track to biraga aikogi exact timing duma haibira o haibadi pung kaya dano minute kaya dano second kaya dano haibadu ma aikogi adu haiba timing dugi
track to biraga adugi answer do chumna thabira u haina mayamna thamjage hairiba question taruk asigi ekhoina rules oina ekhoina thamjarabada answer mathang manaw naina haibadi serial naina amurakta thabira u one shot thabira u aduga ekhoigi answer tharakpagi ekhoigi medium sina whatsapp natraga facebook ke messenger thabira kadaba haibadi whatsapp natraga facebook messenger duna valid oigani aduga ekhoi comments thajan birakpadu answer kaya chumlaga sumai de valid oidabanina ekhoina du count tawzaroi haina mayamda phongdok cheri aduga akhoi prize si winner se akhoi na khanma matamda answer loinamak habidi question taruk hangibasi si gi achumba answer piba taruk mak chumba du da akhoi na khanjagadabani aduga taruk sidagi achumba pibasi miyoi ama dagi helaga de akhoi na through lucky draw tawraga akhoi gi winner du khona mayang mamangda lakthok chagani aduga laibak phabadu akhoi na khallaga mayamda akhoi na winner du lakthok chagani loinana akhoi da yaugdaba akhoi contestant haiba tare akhoi contest sida yaubiningba singna ipom app tagi akhoi app tagi lobiba ticket ki screenshot haibadi moina leigiba akhoi app tagi leigiba value dugi screenshot amadi makoina season akiba mobile number dumasu akhoi da sungsoi soidana thabira o aduga akhoi screenshot ti matungina akhoi na valid oi haina akhoi na logzaga dawrini aduga ipom media gi app sida akhoi kakhiba singna screenshot lauraga mobile number sina akhoi atopada tharaga de akhoi da su confusion ama legadabani same mobile number de kakhiba same mobile number du dagi screenshot lobiraga sungsoi soidana thabira o haina akhoi na thamjari mayam akhoi nungsibai ni nungsimanbagi season 3 yengbibigiba singbusu hanan thagachari loinana yengdriba sing akhoi contest yawningba singnasu athuba matamda yengbiraga kaksin biraga valid oiba rules and regulations si follow tobiraga answer singsi sungsoi soidana one shot ta taruma achumba pakhumda pibiraga winner oibagi khudong chabdu lobiyo hana thamjage ngasigi ipo media na mayamgi damakta every wednesday amadi saturday puthokchariba akhoi crime diaries yankai mapal suba episode yangbiri besingbu hana thagachari loinana ikai khumna basu uchari ngasigi yankai mapal suba episode ki damakta su mayamgi iche robita laima studio lengsinduna akhoi leibire aduga ngasigi yankai mapal suba episode sida ozana thabiri ba topic si ningolgi nupana mauda haina thamjari haibadi ningolgi nupana mauda karino haibasima mayamsi angakpasi mayamdagi akhoi expectations maya ama comments thambirau aduga akhoi episode se hodringai da like si sungsoi soidana hana nambiu haina request tawjari haibadi comments su akhoi se handak se yamna tange comments khara lik likes su khara lik ado mayam si likes and comments ma khitang akhoi ina khunminna si haibisi ma thamjage loina ahan ma makta da akhoi ozaro bitale ma butaram nok cheri ngasigi yankai ba pal sube episode sida ozana thabiri ba akhoi ningolgi nupana mauda hairibase yamna meaningful oiba akhoi su yamna section ga ba mo oiba mali ado ozagi wakhalon du basu phongdopi an maktada mayambu ikona kurumsari ipo media busu thagasari edu suras busu ai mai kai dei taram noksari thagacheri ado kanoje mayamne ningdam da se yak laure duna kuching na rabina comment yam likna comment likna re comment je ko yam pa phangatre yam naga ningba thungre ado hoi ngasi gi kanoje wari jingje kano jingje koi gi yum amada koi nupa di pokpa dorga judum ningon na mai nupa ade masa pula poraga leiba yawe bako hoi hoi adugi jingjida dum crime kharadi thokpa yawe koina thengna gibda adu gumba singdugi thodok ne bako hoi hoi ado ahan ba wari sidi koi ma wari ama hana lijage adui matungda ki ningon gi nupa jingdina mau da karanta gi bagi aina thengna gi ba thodok sing do lijage bako hoi hoi ahan ba wari je smain tawne phau charong khullaga sarak pa nupa amana training instructor oigi ba hai ahan be wari je ina yamna tabada yam thongna hapkada ba de angang jing da yam mitna kong oigda ba kona ningba phawgda ba wari oiba ko yam thina wana horok pa yawrame ba asuk wa ba khoina bu kari bu oiru doino da na ngasi me ama ning hanari ba sungba wari jing je tahan ba mathau tai ba ado maruina no pasing na ta ba da hena thona hapa adagi adumba wari ne duga mu ehangna IS boarding na kong bada handak tagi hokdok toi je date 3 dagi ko January gi sei da su angang sing student sing duna
ꯇꯥꯕꯗ ꯃꯣꯏꯗꯁꯨ ꯃꯣꯏ IPS ꯑꯣꯏꯅꯤꯡ ꯀꯩꯅꯣꯁꯤꯡꯁꯦ UPSC ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯕ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯩꯅ ꯑꯦꯗꯃꯤꯁꯟ ꯃꯤ 20ꯒ 2 ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ ꯑꯗꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯃꯦ WhatsApp ꯒ꯭ꯔꯨꯞ ꯑꯦꯗꯃꯤꯁꯟ ꯇꯧꯕꯁꯤꯡ ꯒ꯭ꯔꯨꯞꯇ ꯂꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯇꯧꯗ꯭ꯔꯤꯕ ꯁꯤꯡꯁꯨ ꯂꯩꯔꯤ ꯇꯧꯕ ꯂꯥꯛꯑꯗꯕ ꯕꯨꯛ ꯇꯧꯁꯤꯜꯂꯝꯕꯁꯤꯡꯗꯣ ꯍꯣꯏ ꯑꯗꯩ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯃꯤꯁꯨ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯀꯟꯐꯥꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯑꯦꯗꯃꯤꯁꯟꯗꯤ ꯇꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔ ꯂꯥꯛꯀꯦꯅ ꯃꯣꯏ 15 ꯑꯃꯒ ꯂꯩꯔꯦ ꯑꯗꯩ 22 ꯑꯃꯅ ꯑꯦꯗꯃꯤꯁꯟ ꯗꯥꯏꯔꯦꯛ ꯇꯧꯔꯦꯀꯣ ꯑꯗꯩ ꯐꯣꯝ ꯂꯧꯔꯒ ꯆꯠꯈꯤꯕ ꯃꯣꯏ ꯃꯦꯜꯂ ꯄꯨꯔꯛꯑꯒꯦ ꯍꯥꯏꯕ ꯈꯔ ꯑꯃꯁꯨ ꯂꯩ ꯑꯗꯩ ꯂꯥꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯃꯣꯏ ꯂꯥꯛꯄꯗ ꯑꯩꯒ ꯎꯅꯍꯧꯕꯗ ꯑꯗꯨꯃꯥꯏꯅ UPSC ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁꯀꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯣꯏꯅꯤꯡꯕ ꯃꯣꯏꯗꯁꯨ ꯌꯥꯝꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯀꯥꯟꯅꯔꯅꯦꯕꯀꯣ ꯇꯥꯕꯗ ꯌꯥꯝ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯑꯗꯒꯤ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨꯒ ꯁꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯂꯤꯖꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯕꯨꯡꯁꯤꯀꯣ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯣꯏ ꯅꯨꯄꯤ ꯉꯥꯛꯇ 9 ꯄꯣꯛꯄ 9ꯁꯦ ꯃꯊꯪ ꯄꯣꯛꯄ ꯅꯨꯄꯥ ꯁꯨꯝ ꯇꯥꯟꯕꯗ ꯌꯥꯝ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗ ꯑꯀꯣꯟꯕꯗ ꯅꯨꯄꯥ 3ꯁꯦ ꯃꯊꯪ ꯄꯣꯛꯂꯛꯄꯅꯦꯕ ꯑꯗꯣ ꯅꯨꯄꯥ 3ꯁꯤꯒꯤ ꯃꯥꯅ ꯌꯥꯏꯃꯅꯦꯕ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯋꯥꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯆꯥꯛꯁꯦ ꯆꯥꯔꯒꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯆꯥꯕ ꯍꯣꯔꯦꯟꯁꯦ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯃꯣꯏꯒꯤ ꯅꯣꯡꯃꯒꯤ ꯃꯊꯥꯁꯦ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯥꯛꯁꯤ ꯆꯥꯕ ꯐꯪꯗꯕꯒꯤ ꯆꯥꯛꯁꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕꯀꯣ ꯆꯔꯥ 2 ꯆꯥꯕꯗ ꯌꯥꯝ ꯋꯥꯅ ꯃꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯐꯤꯕꯝꯗ ꯂꯩꯔꯝꯃꯦꯕ ꯃꯣꯏꯒꯤ ꯕꯕꯥꯁꯤꯅ ꯁꯥꯟꯅꯕ ꯖꯨꯋꯥꯔꯁꯤ ꯗꯣꯡꯅ ꯊꯤꯅ ꯁꯥꯟꯅꯈ꯭ꯔꯕ ꯑꯁ ꯃꯃꯥꯡꯉꯩꯗ ꯁꯥꯟꯅꯔꯝꯕ ꯖꯨꯋꯥꯔꯁꯦ ꯍꯧꯖꯤꯛꯅ ꯍꯥꯏꯅꯕꯨ ꯈꯔ ꯐꯔꯦꯀꯣ ꯂꯧ ꯏꯪꯈꯣꯜ ꯂꯣꯏ ꯊꯥꯗꯣꯛꯄꯤꯅꯦꯕ ꯌꯨꯝꯕꯨ ꯍꯦꯛ ꯂꯩꯇꯒꯩ ꯁꯥꯟꯅꯕꯤꯅꯦꯕ ꯅꯨꯄꯥꯈꯩꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯂꯧ ꯑꯗꯩ ꯍꯤꯡꯒꯣꯜ ꯂꯣꯏꯅ ꯃꯣꯏ ꯕꯕꯥꯁꯤꯅ ꯊꯥꯗꯣꯛꯈꯤꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃꯈꯛ ꯉꯥꯏꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯄ ꯃꯣꯏꯁꯦ ꯑꯗꯨꯒ ꯆꯥꯅꯤꯡꯉꯥꯏꯁꯤ ꯂꯩꯇꯕ ꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯧꯕꯨꯛꯁꯤꯡꯁꯤꯗꯅꯦ ꯂꯧꯕꯨꯛꯁꯦ ꯌꯥꯝ ꯄꯥꯛꯅ ꯆꯤꯡꯌꯥꯒ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯤꯗ ꯂꯩꯕꯀꯣ ꯑꯗꯨꯗ ꯃꯣꯏ ꯏꯃꯥꯁꯤꯒ ꯃꯣꯏ ꯃꯌꯥꯝꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯧ ꯆꯔꯣꯡꯁꯦ ꯈꯨꯟꯕ ꯆꯠꯄ ꯂꯧ ꯈꯥꯎꯈ꯭ꯔꯕ ꯌꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯥꯕ ꯐꯧ ꯆꯔꯣꯡꯁꯦ ꯑꯗꯨ ꯈꯨꯟꯕ ꯆꯠꯂꯒ ꯕꯣꯔꯥ ꯑꯃꯗ ꯀꯤꯠ ꯍꯥꯞꯄ ꯄꯨꯔꯛꯑꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯥꯔꯛꯄꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯃꯆꯥ ꯃꯌꯥꯝꯁꯤꯒ ꯄꯨꯂꯞ ꯂꯧꯕꯨꯛ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯨꯜꯒꯁꯦ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯇꯝꯕꯣꯏ ꯇꯝꯗꯕꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯐꯧ ꯆꯔꯣꯡꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯁꯤꯠꯂꯦꯗꯅ ꯁꯤꯠꯂꯒ ꯁꯨꯃꯥꯏꯅ ꯁꯤꯠꯂꯒ ꯁꯨꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛꯁꯦ ꯊꯣꯡꯉ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯒ ꯑꯌꯨꯛꯀꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯍꯧꯗꯣꯏꯅꯦꯕ ꯈꯨꯜꯂꯛꯄ ꯐꯧꯁꯤꯅꯀꯣ ꯑꯗꯨꯒ ꯑꯗꯨꯏꯗꯤ ꯍꯌꯦꯡꯒꯤ ꯆꯔꯥ ꯆꯦꯡꯗꯤ ꯂꯩꯔꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯃꯣꯃꯣꯟ ꯂꯧꯖꯕ ꯍꯌꯦꯡ ꯆꯔꯥ ꯍꯦꯜꯂꯔꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯃꯣꯏꯅ ꯍꯤꯡꯉꯛꯏꯕ ꯄꯨꯟꯁꯤ ꯃꯔꯦꯟꯁꯦ ꯑꯗꯨ ꯃꯥꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯟꯕ ꯑꯩꯁꯦ ꯀꯩꯅꯣꯝꯃꯗꯗꯤ ꯍꯤꯡꯅꯤꯡꯉꯤꯗ ꯑꯩ ꯁꯨꯃꯥꯏꯅꯗꯤ ꯍꯤꯡꯅꯤꯡꯗꯦ ꯑꯩꯅ ꯑꯗꯨꯒ ꯃꯥꯗꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯕ ꯃꯁꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅꯀꯣ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯜ ꯂꯩ ꯉꯝꯗꯗꯅ ꯅꯣꯕꯥꯞ ꯍꯦꯛꯑꯒ ꯕꯣꯜ ꯀꯥꯎ ꯁꯥꯟꯅꯕꯤ ꯑꯗꯨꯃꯥꯏꯅ ꯈꯣꯡꯎꯞꯀꯁꯦ ꯎꯕ ꯌꯥꯗꯕꯤ ꯌꯥꯝ ꯄꯥꯝꯖꯕ ꯂꯩꯕꯗꯤ ꯉꯝꯗꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯃꯔꯛꯇ ꯑꯣꯟ ꯁꯥꯟꯅꯕꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯩ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯆꯦꯟꯕꯤ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯄꯤ ꯆꯦꯟꯊꯕꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁꯥꯏꯀꯜꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯍꯛꯆꯥꯡ ꯁꯥꯟꯅꯔꯤꯃꯤ ꯈꯣꯡ ꯀꯟꯈꯠꯅꯅꯕꯅꯦꯅ ꯐꯤꯕꯨꯟ ꯑꯣꯠꯂꯒ ꯁꯥꯏꯀꯜꯁꯤꯗꯒ ꯁꯥꯟꯅꯕꯤꯀꯣ ꯃꯈꯣꯡꯁꯦ ꯂꯩꯔꯒ ꯑꯗꯩ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯔꯕ ꯃꯥꯁꯦ ꯆꯦꯟꯕ ꯆꯣꯡꯕꯁꯦ ꯌꯥꯝ ꯌꯥꯎꯕ ꯑꯗꯨꯒ ꯗꯥꯏꯠ ꯆꯥꯕ ꯉꯝꯗꯕ ꯗꯥꯏꯠ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯃꯁꯥꯗꯗꯤ ꯁꯣꯟꯊꯔꯛꯏꯃꯤꯗꯅ ꯑꯗꯨꯅꯅꯦ ꯈꯣꯡꯕꯥꯟꯁꯦ ꯏꯁꯤꯠꯂꯒ ꯍꯪꯉꯣꯏꯁꯦ ꯐꯥꯔ ꯆꯥꯕ ꯑꯗꯩ ꯍꯪꯒꯥꯝ ꯀꯩꯅꯣꯁꯦ ꯐꯨꯠꯂꯒꯅꯦ ꯑꯣꯏꯅ ꯗꯥꯏꯠ ꯑꯣꯏꯅ ꯆꯥꯕ ꯁꯨꯃꯥꯏꯅ ꯕꯧꯗ ꯃꯥꯁꯦ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕ ꯑꯃ ꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯥꯗꯤꯀꯣ ꯑꯗꯣ ꯃꯥꯒ ꯁꯥꯟꯅꯕꯁꯦ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯩꯌꯦꯕ ꯑꯗꯩ ꯃꯥꯒꯤ ꯆꯥꯕꯗꯒꯁꯦ ꯄꯨꯂꯞ ꯍꯦꯛ ꯆꯥꯃꯤꯟꯅꯕ ꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛꯅꯦ ꯐꯤꯕꯝ ꯆꯥꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯔꯛꯄ ꯑꯃꯈꯛꯅꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯇꯝꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯔꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯃꯥꯅ ꯂꯧ ꯀꯨꯝꯃꯒꯁꯨ ꯄꯩꯁꯥ ꯇꯥꯜꯂꯛꯏ ꯐꯧꯗꯣ ꯑꯣꯏꯁꯨ ꯈꯨꯜꯂꯤ ꯑꯗꯩ ꯂꯧꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯗꯗꯤ ꯌꯥꯝ ꯋꯥꯕꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯣꯏꯅ ꯀꯛ ꯆꯥꯎꯔꯛꯄꯗꯩꯗꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯂꯧ ꯌꯩꯕ ꯌꯥꯎꯁꯟꯕꯤ ꯑꯗꯩ ꯄꯨꯈ꯭ꯔꯤꯁꯦ ꯉꯋꯥꯏꯗꯤ JCP ꯑꯗꯨꯗꯣ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯇꯧꯅꯔꯝꯃꯤꯗꯅ ꯌꯣꯝꯄꯥꯛꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯁꯤꯅꯅꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯣꯏꯅ ꯇꯧꯕ ꯄꯨꯈ꯭ꯔꯤꯁꯤ
ꯃꯣꯏ 5 ꯇꯔꯨꯛꯅ ꯇꯧꯕ ꯄꯨꯈ꯭ꯔꯤꯁꯦ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤꯁꯤꯅꯦ ꯃꯥ ꯃꯊꯟꯇꯅ ꯍꯣꯜꯂꯦ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯍꯣꯟꯗꯣꯛꯑꯒ ꯑꯇꯧ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯍꯣꯟꯗꯣꯛꯑꯒ ꯍꯩꯗꯣꯛꯇꯣꯏꯅꯤꯗꯅ ꯄꯨꯈ꯭ꯔꯤꯒꯤ ꯑꯆꯧꯕꯗꯨꯃ ꯃꯊꯟꯇꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯩꯗꯣꯛꯑꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯁꯦ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯧꯔꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯩ ꯃꯣꯏꯒꯤ ꯕꯕꯥꯆꯧ ꯑꯃ ꯈꯤꯇꯪ ꯐꯧ ꯆꯦꯡ ꯍꯩꯕ ꯃꯔꯧ ꯃꯁꯤꯡ ꯂꯩꯕ ꯃꯆꯪ ꯆꯦꯡ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯕ ꯃꯣꯏꯒꯤ ꯁꯟ ꯃꯌꯥꯝ ꯂꯣꯏꯕꯀꯣ ꯑꯗꯨꯒꯤ ꯆꯔꯨ ꯀꯛꯄꯁꯦ ꯃꯥꯅ ꯑꯩ ꯀꯛꯆꯒꯦ ꯕꯕꯥꯆꯧ ꯑꯩ ꯀꯛꯆꯒꯦ ꯍꯥꯏꯗꯣꯏꯅꯦ ꯆꯔꯨꯁꯦ ꯀꯛꯈ꯭ꯔꯒꯅꯦ ꯇꯥꯍꯧꯕ ꯐꯧ ꯁꯨꯛꯇꯪꯁꯦ ꯁꯤ ꯂꯧꯅꯕꯒꯤꯅꯦꯕ ꯃꯥꯅ ꯆꯔꯨ ꯃꯌꯥꯝꯗꯣ ꯀꯛꯇꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯒꯦꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯕꯕꯥꯆꯧ ꯍꯣꯏꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯦꯟ ꯀꯩꯀꯩꯁꯦ ꯌꯥꯝ ꯂꯣꯏꯕꯀꯣ ꯑꯗꯨꯝꯕꯒꯤ ꯆꯒꯦꯝꯁꯦ ꯃꯥꯅ ꯕꯕꯥꯆꯧ ꯑꯩ ꯃꯆꯤꯟꯖꯥꯛ ꯊꯥꯒꯦ ꯍꯥꯏꯔꯒ ꯆꯒꯦꯝꯗꯨꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯧꯈꯠꯄꯁꯦ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯈꯟꯒꯠꯂꯒ ꯑꯃꯨꯛꯁꯨ ꯆꯥꯛ ꯊꯣꯡꯉꯒ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯀꯣ ꯑꯗꯩ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯇꯨꯏꯁꯟꯁꯦ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯛꯄꯁꯤꯗꯅꯦ 10 ꯊꯥꯔꯝꯗꯥꯏꯗ ꯇꯉꯥꯏ ꯐꯗꯅ ꯃꯃꯥꯡꯗꯗꯤ ꯃꯥ ꯇꯨꯏꯁꯟꯒ ꯁꯨꯡꯇꯧ ꯇꯧꯗꯦꯀꯣ ꯑꯗ 10 ꯊꯥꯔꯝꯗꯥꯏꯁꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯀꯟꯅ ꯍꯣꯠꯅꯩ ꯃꯥ ꯄꯥꯕꯗꯤ ꯌꯥꯝ ꯄꯥꯖꯩꯕ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯖꯅꯤꯡꯕ ꯃꯤꯅꯦꯕ ꯑꯗ ꯁꯦꯝꯕꯤꯗꯕꯒꯤꯅꯦꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯎꯕꯒꯤꯀꯣ ꯑꯗꯨꯒ 10ꯁꯤꯗꯤ ꯄꯥꯁ ꯇꯧꯗ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯈꯟꯕꯅꯤꯅ ꯑꯃ ꯑꯣꯏꯔꯣ ꯁꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯑꯃ ꯍꯥꯏꯔꯁꯨ 10 ꯄꯥꯁ ꯇꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯃꯥꯅ 10ꯁꯦ ꯂꯥꯏꯔꯤꯛꯁꯦ ꯀꯟꯅ ꯃꯥ ꯄꯥꯖꯩ ꯑꯗꯨꯗꯪꯗꯤ ꯃꯥ ꯇꯨꯏꯁꯟꯆꯠꯆꯕ ꯇꯨꯏꯁꯟꯁꯦ ꯅꯨꯃꯤꯠ 25ꯅꯤ ꯊꯥ ꯑꯃꯗꯅꯦ ꯅꯨꯃꯤꯠ 25ꯅꯤꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯏꯁꯟꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯕ ꯑꯗꯒꯤ ꯅꯨꯃꯤꯠ 25ꯅꯤ ꯑꯃꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯊꯥꯒꯤ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯁꯦ ꯌꯧꯔꯛꯑꯅꯤ ꯑꯩꯁꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯦ ꯑꯣꯖꯥꯁꯤ ꯃꯃꯥꯡꯗ ꯇꯨꯏꯁꯟ ꯂꯥꯛꯄ ꯏꯀꯥꯏ ꯑꯩꯁꯦꯅ ꯇꯦꯟꯁꯟꯗ ꯇꯨꯏꯁꯟꯁꯦ ꯌꯥꯎꯋꯦ ꯄꯩꯁꯥꯁꯤꯒꯤ ꯊꯥ ꯐꯥꯔꯛꯑꯅꯦꯅ ꯄꯥꯈꯠꯇꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯃꯥꯁꯦ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦꯕ ꯑꯗꯩ ꯃꯣꯏꯅ ꯈꯔ ꯆꯥꯎꯔꯛꯄꯗꯩꯕꯨꯗꯤ ꯃꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯃꯥꯏ ꯐꯤ ꯁꯥꯕ ꯃꯆꯦ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯆꯥꯕꯐꯥꯎꯗꯤ ꯃꯣꯏꯁꯦ ꯈꯔ ꯋꯥꯠꯇ꯭ꯔꯦ ꯑꯗꯨꯑꯣꯏꯁꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯕ ꯍꯣꯠꯅꯔꯛꯄꯗꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯦ ꯍꯥꯏꯕꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯤꯗ ꯃꯥꯁꯦ ꯆꯪꯁꯤꯜꯂꯛꯑꯦ ꯃꯥꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯇ ꯁ꯭ꯀꯨꯜꯗꯒꯁꯦ ꯑꯗꯨꯝ ꯄ꯭ꯔꯥꯏꯖ ꯂꯧꯕꯀꯣ ꯃꯥꯗꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯖꯦꯝꯕꯤꯡ ꯊ꯭ꯔꯣꯒꯨꯝꯕ ꯁ꯭ꯋꯤꯝꯃꯤꯡꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯊꯣꯟꯒꯨꯝꯕꯁꯦ ꯃꯥ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯗ ꯁꯟꯖꯦꯟ ꯊꯣꯡꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯁꯦ ꯑꯗꯨꯝ 3ꯁꯨꯕ ꯇꯥꯕꯀꯣ ꯏꯔꯣꯏꯕꯒꯤ ꯁꯥꯟꯅꯕꯁꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅꯅꯦ ꯃꯥꯁꯦ 1985ꯇ ꯑꯩꯈꯣꯏꯒꯤ 45 ꯀꯤꯃꯤꯒꯤ ꯀꯩꯅꯣ ꯔꯟ ꯑꯃ ꯆꯦꯟꯕꯁꯦ ꯃꯔꯥꯊꯣꯟ ꯏꯍꯥꯟ ꯍꯥꯟꯕꯅꯦ ꯍꯥꯏ ꯃꯅꯤꯄꯨꯔꯗꯀꯣ ꯆꯤꯡꯃꯩꯔꯣꯡꯗꯩ ꯊꯧꯕꯥꯜꯐꯧ ꯆꯦꯜꯂꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯀꯥꯟꯆꯤꯄꯨꯔꯐꯧ ꯑꯃꯨꯛ ꯆꯦꯜꯂꯛꯀꯗꯕ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯀꯩꯅꯣ ꯇꯥꯏ ꯍꯥꯏꯌꯦꯕ 6 ꯇꯥꯏ ꯍꯥꯏꯌꯦꯕꯀꯣ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯃꯥꯔꯥꯊꯣꯟ ꯆꯦꯟꯕ ꯌꯥꯎꯔꯕ ꯍꯣꯏ ꯑꯗꯩꯗꯤ 16 ꯍꯥꯏꯕ꯭ꯔꯥ ꯁꯤꯗ ꯏꯔꯝꯃꯤꯁꯦ ꯀꯩꯅꯣꯝ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯃꯥꯁꯦ ꯄꯦꯔꯥꯂꯥꯏꯁꯤꯁ ꯅꯥꯈ꯭ꯔꯦꯕ ꯑꯗꯩ ꯃꯁꯥꯁꯦ ꯁꯣꯜꯂꯒ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯏꯃꯥꯁꯤꯒꯤ ꯆꯥꯛꯁꯦ ꯋꯥꯠꯄ ꯌꯥꯗꯕ ꯆꯥꯛ ꯂꯥꯝꯍꯟꯕ ꯌꯥꯗꯦꯗꯅ ꯃꯣꯏꯁꯦ ꯑꯗꯣ ꯃꯥꯅ ꯃꯃꯥꯒꯤ ꯆꯥꯡꯅꯦꯅ ꯉꯟꯇꯥꯒ ꯈꯔ ꯊꯣꯡꯕꯗꯣ ꯑꯗꯨ ꯆꯥꯔꯒꯅꯦ ꯁꯔꯨꯛꯇꯤ ꯈꯤꯇꯪ ꯆꯥꯔꯒ ꯃꯥꯁꯦ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯎꯕꯁꯦ ꯆꯠꯂꯦꯌꯦꯀꯣ ꯑꯗꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯆꯦꯟꯕꯁꯦ ꯑꯃꯨꯛ ꯃꯥꯁꯦ ꯌꯥꯎꯕ ꯍꯧꯔꯦꯕ ꯑꯗꯩ ꯆꯥꯟꯗꯦꯜꯗ ꯆꯦꯟꯕ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯑꯗꯨꯗꯒꯁꯦ 4 ꯇꯥꯕ ꯃꯥꯅꯀꯣ ꯑꯗꯩ ꯀꯪꯂꯥꯗ ꯑꯣꯄꯟ ꯊꯥꯕꯁꯦ 3ꯁꯨꯕꯁꯤꯁꯨ ꯇꯥꯕ ꯑꯗꯩ ꯕꯥꯔ ꯆꯤꯡꯉꯁꯨ ꯃꯥꯁꯦ ꯂꯣꯏ ꯉꯝꯕ ꯑꯗꯒꯤ ꯁꯦꯀꯦꯟ MRꯗ ꯃꯥꯁꯦ ꯌꯥꯎꯔꯦ ꯐꯤꯖꯤꯀꯦꯜ ꯃꯥꯏ ꯄꯥꯛꯑꯦꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯕꯛꯁꯦ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯁꯤꯗꯗꯤ ꯃꯥꯁꯦ ꯃꯃꯥ ꯍꯣꯏꯅ ꯃꯄꯥꯟꯗꯗꯤ ꯇꯧꯒꯅꯣꯅ ꯑꯗꯨꯁꯦ ꯈꯜꯂꯀꯥꯟꯗ ꯑꯗꯨꯝ ꯇꯣꯛꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ 1989ꯗꯅꯦ ꯃꯥꯁꯦ ꯊꯕꯛ ꯈꯜꯂꯦ 87ꯗ ꯆꯦꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨ ꯈꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯩ ꯃꯥꯁꯦ 9MRꯗꯅꯦ 9MR ꯕꯇꯥꯂꯤꯌꯟꯗ ꯇꯥꯕ PT ꯑꯣꯏꯅ ꯃꯥꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯈꯜꯂꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗ ꯑꯃꯨꯛ ꯇꯥꯔꯦꯀꯣ ꯀꯥꯔꯣꯡꯒꯤ ꯆꯤꯡ ꯑꯋꯥꯡꯕꯁꯦ ꯃꯥꯅꯅꯦ ꯆꯦꯟꯈꯠꯂꯦ ꯁꯥꯟꯅꯩꯌꯦ ꯉꯝꯈ꯭ꯔꯕꯗꯣ ꯀꯥꯕ ꯉꯝꯗꯗꯅꯅꯦ ꯎꯁꯥꯁꯦ ꯄꯥꯏꯔ ꯌꯥꯜꯂꯒꯕꯨ ꯍꯦꯛ ꯀꯥꯈꯠꯂꯦꯌꯦꯀꯣ ꯑꯗꯩ ꯁ꯭ꯄꯤꯠꯁꯦ ꯌꯥꯝ ꯊꯨꯅ ꯀꯨꯝꯕꯁꯦ ꯇꯝꯕꯀꯣ ꯑꯗꯨꯝꯕꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯐꯥꯁ ꯇꯥꯏꯌꯦ ꯑꯗꯩ ꯇꯨꯡꯖꯣꯏꯗꯁꯨ ꯃꯥꯁꯦ ꯆꯍꯤ 3 ꯇꯥꯔꯝꯃꯦ ꯍꯥꯏ ꯑꯗꯩꯗꯤ ꯇꯗꯨꯕꯤꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯗꯨꯕꯤꯗꯩ ꯆꯠꯂꯒꯅꯦ 16 ꯀꯤꯃꯤ ꯆꯠꯂ ꯂꯩꯕ ꯅꯥꯒꯥꯂꯦꯟꯒꯤꯁꯦ ꯁꯥꯃꯤꯁꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔꯁꯦ ꯁꯦ ꯃꯥꯁꯨ ꯇꯥꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯇꯥꯔꯤꯈꯩꯗꯣ ꯆꯤꯡ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯃꯇꯝ ꯂꯦꯟꯅꯕ
ꯖ꯭ꯋꯥꯔꯒ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩꯕꯗꯣ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯍꯣꯏ. ꯃꯇꯝ ꯅꯠꯇꯕꯗ ꯍꯣꯏ ꯍꯣꯏ ꯑꯗ ꯃꯥꯗꯤꯅꯦ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯕ ꯃꯣꯏ ꯈꯔ ꯌꯥꯎꯋꯦ ꯃꯣꯏꯒꯩ ꯁꯥꯟꯅꯕ ꯃꯥꯗꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯑꯗꯩ ꯍꯣꯏ. ꯂꯣꯛꯇ ꯀꯨꯝꯃꯒ ꯎ ꯌꯥꯟꯕ ꯑꯗꯨꯒ ꯕꯥꯔ ꯆꯤꯡꯅꯕ ꯁꯥꯟꯅꯅꯕ ꯃꯌꯥꯝꯁꯦ ꯁꯦꯝꯕ ꯃꯣꯏꯅ ꯑꯗꯩ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯣꯏꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯂꯝꯒꯤ ꯌꯥꯝ ꯈꯟꯅꯕꯖꯥꯠꯅꯦꯕ ꯑꯗꯩ ꯀꯩꯅꯣ NN-CN-ꯒꯤ ꯀꯦꯝꯁꯦ ꯌꯥꯝ ꯍꯥꯡꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯆꯠꯄ NN-CN-ꯁꯦꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯨ ꯌꯥꯝ ꯏꯪꯕ ꯑꯗꯥꯏ ꯖꯒꯥꯁꯦ ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯕ ꯍꯣꯏ. ꯑꯗꯩ ꯃꯩ ꯇꯤꯛꯅꯤꯡꯉꯥꯏꯁꯦ ꯃꯣꯏꯁꯦ ꯃꯩꯁꯦ ꯌꯥꯝ ꯇꯤꯛꯅꯤꯡꯕ ꯑꯗꯩꯗꯤ ꯃꯩ ꯇꯤꯛꯄꯁꯦ ꯑꯩꯈꯣꯏ ꯃꯩꯖꯥꯎꯁꯦ ꯊꯥꯔꯒꯅꯦ ꯃꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯦꯀꯣ ꯀꯣꯔꯠ ꯑꯃꯃꯝ ꯂꯤꯠꯂꯒ ꯃꯩꯖꯥꯎꯁꯦ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯎꯅꯤ ꯃꯩꯉꯥꯟꯗꯨꯗ ꯐꯝꯃꯗꯤꯅ ꯃꯔꯨꯝꯗ ꯆꯪꯉ ꯂꯩꯗꯣꯏꯕ ꯑꯗꯨꯒ ꯃꯩꯖꯥꯎ ꯆꯥꯛꯄ ꯂꯣꯏꯈ꯭ꯔꯒ ꯃꯩꯇꯥꯟ ꯇꯥꯍꯧꯕ ꯀꯥꯟꯗꯣ ꯑꯗꯨꯗ ꯆꯪꯉ ꯌꯥꯏꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤꯠꯅ ꯎꯗꯕꯅꯤꯅ ꯅꯨꯡꯗꯥꯡꯗ ꯌꯦꯛꯅꯕ ꯂꯥꯛꯄꯁꯦꯀꯣ ꯅꯥꯀꯣꯡꯅ ꯇꯥꯕ ꯑꯗꯩ ꯌꯥꯝ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯇ ꯌꯥꯕ ꯅꯠꯇꯦꯕ ꯕꯣꯔꯗꯔꯗ ꯇꯥꯕ ꯍꯥꯏꯕꯁꯦ ꯑꯗꯩꯗꯤ ꯇꯨꯡꯖꯣꯏꯁꯤꯗꯅꯦ ꯁꯥ ꯀꯥꯏꯕꯁꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯀꯥꯏꯌꯦꯀꯣ ꯑꯗ ꯃꯥꯁꯤꯅꯅꯦ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ 3 ꯂꯥꯞꯄꯁꯦ ꯆꯦꯟꯊꯔꯒꯅꯦ ꯃꯥꯅ ꯂꯧꯕ ꯆꯠꯇꯣꯏꯅꯦ ꯑꯗꯩ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯇꯣꯏꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯅꯦ ꯍꯣꯏ ꯍꯣꯏ ꯃꯥ ꯆꯠꯆꯒꯦꯅ ꯄꯥꯝꯖꯕꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯇꯧꯕ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯃꯥꯏꯅꯅꯦ ꯀꯩꯅꯣꯁꯤꯡꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯑꯐꯕ ꯐꯖꯅ ꯊꯕꯛ ꯗ꯭ꯌꯨꯇꯤꯒ ꯇꯧꯕ ꯈꯔ ꯃꯔꯝ ꯃꯣꯛꯄꯁꯤꯡꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯒ ꯃꯥꯗꯤ ꯀꯩꯅꯣ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯣꯏꯅꯒ ꯁꯦꯟꯅꯍꯟꯕꯀꯣ ꯑꯗꯨꯒꯁꯦ ꯃꯣꯏꯗꯤ ꯁꯦꯟꯅꯕ ꯇꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯤꯅꯤꯅꯀꯣ ꯑꯗꯩ ꯐꯤꯔꯣꯟꯁꯦ ꯅꯥꯟꯕꯒꯤ ꯔꯤꯋꯥꯔꯗꯁꯨ ꯐꯪꯕ ꯄꯤꯕꯀꯣ ꯍꯥꯏꯗꯤ ꯐꯤꯔꯣꯟꯁꯦ ꯃꯥꯅ ꯁꯦꯠꯄ ꯆꯥꯕ ꯗ꯭ꯔꯦꯁ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯁꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯍꯣꯏ ꯇꯣꯉꯥꯟꯕ ꯂꯩ ꯍꯥꯏꯕ ꯃꯥꯅꯤ ꯃꯥꯅꯤ ꯅꯤꯇꯤ ꯅꯤꯌꯝ ꯌꯥꯝ ꯆꯨꯝꯅ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯂꯦꯌꯦ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯗ꯭ꯌꯨꯇꯤ ꯊꯣꯛꯇꯣꯏꯃꯤ ꯍꯥꯏꯔꯗꯤ ꯐꯤꯔꯣꯜ ꯐꯖꯅ ꯁꯨꯔꯒ ꯐꯖꯅ ꯏꯁꯇꯤꯗ ꯑꯩꯈꯣꯏꯒꯤ ꯇꯔꯪ ꯃꯅꯨꯡꯗ ꯐꯖꯅ ꯍꯥꯞꯆꯤꯟꯕ ꯅꯣꯡꯉꯥꯜꯂ ꯐꯖꯅ ꯂꯧꯊꯣꯛꯑ ꯁꯦꯠꯄ ꯌꯥꯝꯅ ꯃꯥꯒꯤ ꯅꯤꯌꯝ ꯅꯤꯇꯤꯁꯨ ꯍꯣꯏ ꯅꯥꯏꯕꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯁꯝ ꯍꯥꯠꯄ ꯑꯣꯏꯔꯣ ꯂꯨꯕ ꯅꯥꯟꯕ ꯁꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯃꯥꯁꯤꯗꯤ ꯇꯣꯡꯈꯥꯏ ꯇꯥꯕ ꯃꯣꯏ ꯃꯌꯥꯝꯁꯤꯗꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯥꯁꯦ 1998ꯇꯒꯤ ꯃꯥ ꯄꯥꯡꯒꯩꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯅ ꯑꯗꯣ ꯃꯥꯅ ꯁꯤ ꯀꯩꯅꯣ ꯃꯥꯁꯦ ꯅꯨꯄꯤ ꯄꯨꯂꯤꯁꯈꯩꯁꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯀꯃꯥꯟꯗꯣꯒꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁ PT ꯑꯩꯈꯣꯏꯒꯤ PT ꯀꯣꯔꯁ ꯆꯠꯂꯨꯕ ꯍꯣꯏ ꯃꯤ ꯍꯣꯏ ꯑꯃꯅ ꯄꯤꯕꯗ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯝ ꯆꯨꯁꯤꯟꯅꯩ ꯍꯥꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯃꯥꯗꯤ ꯁꯤꯂꯣꯡꯗ PT ꯑꯦꯟ ꯗ꯭ꯔꯤꯜ ꯀꯣꯔꯁ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯥꯒꯤ ꯑꯗꯨꯝ ꯃꯥꯅ ꯄꯥꯝꯖꯔꯨꯕꯅꯤꯅ ꯑꯩ ꯇꯣꯂꯣꯞ ꯆꯥꯔꯦ ꯍꯥꯏꯔꯒ ꯇꯣꯛꯇꯕꯗꯣ ꯃꯊꯪ ꯍꯣꯠꯅꯕꯗꯣ ꯍꯣꯠꯅꯕ ꯑꯗꯨꯒ ꯂꯦꯞꯇꯕꯗꯣ ꯑꯗꯩ ꯇ꯭ꯔꯦꯅꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ MR ꯑꯣꯏꯒꯦꯔꯥ IRB ꯑꯣꯏꯒꯦꯔꯥ ꯀꯃꯥꯟꯗꯣ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯕꯗꯣ ꯃꯥꯅꯦ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯀꯃꯥꯟꯗꯣ ꯆꯪꯅꯤꯡꯕꯈꯩꯅ ꯆꯪꯖꯈꯤꯕꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯟꯗꯣꯒꯤꯅꯦ ꯑꯦꯕꯤꯕꯦꯁꯟꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕ ꯃꯅꯨꯡꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯍꯣꯏ ꯐꯖꯩ ꯍꯣꯏ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯅꯤꯌꯣꯝ ꯅꯤꯌꯣꯝ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯄꯨꯂꯤꯁꯀꯤ ꯃꯌꯥꯝꯁꯦꯀꯣ ꯍꯣꯏ ꯑꯗꯣ ꯃꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔꯗꯅꯅꯦ ꯄꯨꯡ 5ꯗꯒꯤ ꯍꯧꯕꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯋꯤꯟꯇꯔꯗꯅ 6:15ꯗꯒꯤ ꯍꯧꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2-3 ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯒꯤꯁꯦ ꯁꯤꯗꯒꯤ ꯍꯧꯗꯣꯛꯑꯒ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯃꯅꯨꯡꯁꯦꯀꯣ ꯑꯗꯣ ꯁꯦꯜꯐ ꯁꯥꯔꯚꯤꯁꯁꯦ ꯒ꯭ꯔꯨꯄꯤꯡ ꯑꯣꯏꯅ ꯇꯧꯕ ꯑꯗꯩ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯁꯤꯠ ꯁꯦꯡꯕ ꯑꯗꯩ ꯂꯩꯉꯥꯡ ꯇꯩꯔꯒ ꯋꯥꯏ ꯇꯩꯕ ꯆꯤꯡꯗꯒꯤ ꯂꯩꯉꯥꯡ ꯂꯧꯔꯨꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯡ 2-3ꯗꯩ ꯍꯧꯒꯠꯂ ꯍꯣꯠꯅꯩ ꯍꯥꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ PT ꯇꯧꯕ ꯑꯗꯩ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯩ ꯗ꯭ꯔꯦꯁ ꯑꯞ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒꯥꯝ ꯆꯠꯊꯔꯛꯄꯀꯣ ꯃꯊꯪ ꯑꯗꯩꯗꯤ ꯁꯝꯃꯔꯗꯅ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔꯁꯤꯗ ꯑꯗꯨꯒ ꯄꯨꯡ 13:15 ꯁꯤꯐꯧ ꯃꯣꯔꯅꯤꯡ ꯁꯦꯛꯁꯟ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯩ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡꯗꯗꯤ ꯐꯨꯠ ꯗ꯭ꯔꯤꯜ ꯇ꯭ꯔꯦꯅꯤꯡ ꯑꯗꯩ ꯈꯥꯂꯤ ꯍꯥꯔꯠ ꯗ꯭ꯔꯤල් ꯑꯗꯩꯗꯤ ꯀꯔꯤꯝ ꯄꯥꯏꯗꯕꯤꯗ ꯆꯠꯄ ꯍꯩꯅꯕꯒꯤ ꯁꯦꯂꯨꯠ ꯇꯧꯕ ꯏꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯌꯦꯠꯇ ꯂꯩꯔꯗꯤ ꯀꯩꯅꯣ ꯑꯣꯐꯤꯁꯥꯔꯅ ꯌꯦꯠꯇ ꯂꯩꯔꯒꯅ ꯗꯥꯏꯅꯦ ꯁꯦꯂꯨꯠ ꯇꯧꯒꯗꯕ ꯑꯣꯏꯗ ꯂꯩꯔꯒꯅ ꯕꯥꯏꯑꯦ ꯁꯦꯂꯨꯠ ꯇꯧꯒꯗꯕ ꯑꯗꯩ ꯆꯠꯄ ꯃꯇꯝꯗ ꯂꯦꯞꯇꯕꯤꯗ ꯃꯥꯡꯗ ꯋꯥꯔꯤ ꯁꯥꯔꯒꯅ ꯗꯤꯁꯇꯦꯟꯁ ꯑꯃ ꯍꯥ ꯌꯦꯡꯉꯒ ꯍꯥ ꯂꯦꯞꯄꯀꯣ ꯑꯗꯩ ꯍꯦꯟ ꯔꯥꯏꯁ ꯑꯗꯩ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯇꯧꯕ ꯀꯥꯏꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝꯗꯣ ꯃꯌꯥꯝꯁꯦ ꯔꯦꯁꯄꯦꯛ ꯎꯠꯄꯒꯤ ꯍꯣꯏ ꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕꯀꯣ ꯕꯦꯜ ꯐꯥꯕ ꯃꯥꯅꯤ ꯃꯥꯅꯤ ꯇꯨꯄꯤ ꯍꯦꯛ ꯎꯞꯄꯐꯥꯎꯗꯀꯣ ꯍꯥ ꯍꯥ ꯑꯗꯩ ꯕꯦꯜ ꯐꯥꯗ꯭ꯔꯀꯥꯟ ꯇꯨꯄꯤ ꯎꯞꯇ꯭ꯔꯀꯥꯟꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯄꯗ ꯀꯃꯥꯏꯅ ꯁꯦꯂꯨꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯕꯥꯏꯑꯦ ꯗꯦꯛ ꯗꯥꯏꯅꯦ ꯗꯦꯛ ꯀꯥꯏꯅꯅꯦ ꯃꯥꯁ ꯍꯣꯏ ꯄꯥꯁ ꯍꯣꯏ ꯆꯠꯄꯗ ꯄꯤꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅꯒ ꯁꯦꯂꯨꯠ ꯇꯧꯒꯗꯕ ꯑꯗꯩ ꯈꯨꯠ ꯀꯃꯥꯏ ꯄꯥꯏ ꯑꯗꯩ ꯈꯨꯅꯤꯡ ꯊꯥꯡꯒꯠꯂꯒ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯁꯦꯝꯗꯣꯛꯀꯗꯕꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯀꯗꯝ ꯇꯥꯅꯦꯒꯤ ꯍꯥꯟꯅ ꯇꯥꯛꯄꯤ ꯍꯥꯏꯌꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩ ꯀꯗꯝ ꯇꯥ ꯇꯧꯔꯒ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯊꯨꯕꯒꯤꯅ ꯀꯗꯝ ꯇꯥꯟ ꯑꯇꯞꯄꯒꯤꯅ ꯙꯤꯔꯦ ꯀꯗꯝ ꯇꯥꯟ ꯀꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ
ꯃꯁꯥꯅ ꯇꯧꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯇꯞꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯒꯣꯜꯁꯦ ꯃꯥꯅ ꯆꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯆꯟꯈꯤ ꯑꯗꯩ ꯀꯤꯛꯁꯦ ꯃꯥꯅ ꯀꯌꯥꯔꯛ ꯊꯤꯟꯈꯤ ꯕꯣꯛꯁꯤꯡꯒꯤꯗ ꯌꯦꯡꯕꯗ ꯁ꯭ꯂꯣꯗ ꯑꯃꯨꯛ ꯌꯦꯡꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯀꯨꯞꯅ ꯀꯨꯞꯅ ꯑꯗꯩ ꯈꯥꯂꯤ ꯍꯥꯠ ꯗ꯭ꯔꯤꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯩ ꯀꯦꯟ ꯗ꯭ꯔꯤꯜ ꯑꯃꯨꯛ ꯇꯝꯃꯦ ꯍꯥꯏꯌꯦ ꯆꯩ ꯄꯥꯏꯔꯒꯅꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯁꯦꯂꯨꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯃꯌꯥꯝꯗꯨꯗꯩ DGPꯅ ꯄꯥꯏꯕ ꯆꯩ ꯀꯦꯞꯇꯦꯟꯅ ꯀꯃꯥꯏꯅ ꯄꯥꯏꯕ ꯀꯔꯤ ꯆꯩ ꯄꯥꯏꯕ ꯑꯗꯩ ꯁꯒꯣꯜ ꯊꯧꯕꯅ ꯀꯔꯤ ꯄꯥꯏ ꯒꯥꯅ ꯃꯣꯏꯒꯤ ꯆꯩꯗꯁꯨꯀꯣ ꯆꯩꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯕꯥꯏꯌꯦ ꯁꯦꯂꯨꯠ ꯗꯥꯏꯅꯦ ꯁꯦꯂꯨꯠ ꯑꯗꯩ ꯁꯥꯝꯅꯦ ꯁꯦꯂꯨꯠꯁꯦ ꯋꯤꯠ ꯀꯦꯟ ꯆꯩ ꯄꯥꯏꯔꯒ ꯇꯧꯕꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏ ꯇꯥꯛꯄꯀꯣ ꯆꯩ ꯄꯥꯏꯗꯅꯁꯨ ꯇꯥꯛꯄ ꯄꯥꯏꯔꯒꯁꯨ ꯇꯥꯛꯄꯗꯣ ꯑꯗꯩ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯋꯦꯄꯟ ꯔꯥꯏꯐꯜꯒꯤꯅꯦ ꯁꯥꯠ ꯗ꯭ꯔꯤꯜ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯣꯐꯤꯁꯥꯔ ꯂꯩꯕ ꯃꯇꯝꯗ ꯔꯥꯏꯐꯜ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯁꯦ ꯀꯃꯥꯏꯅ ꯂꯦꯞꯀꯅꯤ ꯀꯩꯅꯣ ꯕꯥꯏꯌꯦ ꯑꯗꯩ ꯗꯥꯏꯅꯦ ꯁꯥꯝꯅꯦ ꯁꯦꯂꯨꯠꯅ ꯃꯣꯏꯁꯦ ꯕꯥꯏꯌꯦ ꯁꯦꯂꯨꯠ ꯗꯥꯏꯅꯦ ꯁꯦꯂꯨꯠ ꯁꯥꯝꯅꯦ ꯁꯦꯂꯨꯠꯁꯦ ꯂꯣꯏ ꯂꯩꯕ ꯑꯗꯨꯒꯤꯁꯨ ꯅꯣꯡꯃꯩ ꯄꯥꯏꯔꯒꯁꯨ ꯃꯣꯏ ꯃꯈꯜ ꯃꯌꯥꯝꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯇ ꯈꯟꯖꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯆꯩ ꯄꯥꯏꯗꯕꯒꯤꯁꯨ ꯄꯥꯏꯕꯒꯤꯁꯨ ꯑꯗꯩ ꯅꯣꯡꯃꯩ ꯄꯥꯏꯔꯒꯁꯨ ꯃꯈꯜꯅꯦꯕꯀꯣ ꯑꯃꯨꯛꯁꯨ ꯑꯗꯩꯗꯤ ꯂꯦꯞꯄꯕꯨ ꯍꯦꯛ ꯆꯨꯝꯅ ꯍꯦꯛꯇ ꯂꯦꯞꯁꯟꯕ ꯌꯥꯄꯣꯟꯇꯦꯕ ꯃꯣꯏꯒꯤ ꯔꯨꯜ ꯃꯌꯥꯝꯁꯦ ꯀꯌꯥꯗ ꯂꯩꯔꯝꯃꯤꯅꯣꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯀꯗꯝ ꯇꯥꯟ ꯑꯗꯩꯗꯤ ꯇꯦꯁ ꯀꯗꯝ ꯇꯥꯟ ꯀꯥꯟꯅ ꯃꯣꯏ ꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ 3ꯒꯤ ꯐꯨꯠ ꯗ꯭ꯔꯤꯜ ꯂꯣꯏꯔꯒ ꯇꯦꯁ ꯑꯃ ꯂꯧꯋꯤ ꯍꯥꯏꯌꯦꯕ ꯇꯦꯁꯇꯨ ꯄꯥꯁ ꯇꯧꯔꯗꯤ ꯑꯥꯎꯠ ꯄꯥꯁꯀ ꯄꯤꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ ꯃꯇꯝꯒꯤ ꯆꯦꯟꯖꯤꯡ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯌꯥꯝ ꯈꯨꯠꯂꯥꯏꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯂꯣꯏ ꯇꯝꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯕꯨꯡꯁꯤꯅ ꯁꯤꯗꯤ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯌꯥꯝꯁꯦ ꯄꯥꯕ꯭ꯂꯤꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯅꯦꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯏ ꯈꯪꯗꯣꯏꯅꯦꯕ ꯑꯁ ꯃꯥꯗꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯆꯔ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤꯅꯅꯦ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯕꯁꯦ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦꯕꯀꯣ ꯀꯨꯞꯅ ꯂꯣꯏ ꯍꯥꯏꯔꯛꯄꯗꯣ ꯃꯤꯅꯤꯠꯀ ꯀꯩꯅꯣ ꯆꯦꯟꯅꯗꯕꯤ ꯋꯥꯍꯩ ꯑꯃ ꯁꯣꯏꯗꯕꯤꯗꯅꯦꯕ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗ ꯁꯤꯁꯦ ꯈꯛꯇꯪ ꯅꯤꯌꯝ ꯅꯤꯇꯤ ꯅꯥꯏꯅ ꯐꯖꯅ ꯆꯠꯈꯤꯕ ꯉꯝꯈꯤꯕ ꯃꯤꯗꯗꯤꯀꯣ ꯃꯤ ꯑꯃꯒꯤ ꯀꯩꯅꯣꯒꯁꯦ ꯀꯔꯦꯛꯇꯔ ꯃꯥꯒꯤ ꯍꯩꯅꯕꯤ ꯍꯦꯕꯤꯠ ꯕꯤꯍꯦꯕꯤꯌꯔ ꯂꯣꯏꯅꯃꯛ ꯂꯣꯏ ꯁꯦꯝꯗꯣꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯌꯦꯕ ꯁꯤꯕꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯤ ꯑꯃꯅ ꯇ꯭ꯔꯦꯅꯤꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏ ꯁꯤꯖꯤꯟꯅꯔꯒ ꯆꯠꯂꯗꯤ ꯑꯗꯨꯝ ꯃꯥ ꯍꯥꯏꯁꯦ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯋꯤꯄꯟ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝ ꯑꯃ ꯇꯝꯕꯗꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ FC ꯒꯥꯏꯅ ꯐꯤꯜ ꯒ꯭ꯔꯥꯐ ꯑꯗꯩ ꯃꯦꯞ ꯔꯦꯗꯤꯡ ꯀ꯭ꯂꯥꯁ ꯑꯗꯩ LC ꯁꯕꯖꯦꯛ ꯋꯤꯄꯟ ꯃꯌꯥꯝꯒꯤꯀꯣ ꯁꯨꯝꯕꯒꯁꯦ ꯂꯣꯏ ꯇꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯤꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯩꯅꯤ ꯀꯃꯥꯏꯅ ꯊꯦꯡꯅꯅꯤ ꯒꯥꯏꯁꯦ ꯀꯔꯣꯝꯗ ꯀꯃꯥꯏꯅ ꯂꯣꯠꯄ ꯀꯃꯥꯏꯅ ꯄꯥꯛꯊꯕ ꯁꯨꯝꯕ ꯃꯈꯜ ꯃꯌꯥꯝꯁꯦ ꯑꯗꯩ ꯂꯣ ꯀ꯭ꯂꯥꯁ ꯑꯗꯣ ꯂꯣ ꯀ꯭ꯂꯥꯁ CRPC IPC MBA ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯑꯗꯩ ꯃꯌꯥꯝ ꯑꯃ ꯁꯨꯝꯕ ꯇꯣꯉꯥꯟꯕ ꯑꯃꯨꯛꯁꯨ ꯂꯣ ꯈꯪꯅꯕ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯇꯝ ꯁꯤꯐꯥꯏ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗꯪ ꯅꯠꯇꯕꯗꯣ ꯂꯣꯏ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅ ꯑꯁ ꯉꯛꯈ꯭ꯔꯕꯅꯦ ꯑꯩꯗꯤꯅꯦ ꯁꯤꯁꯦ ꯃꯤꯠꯀꯁꯨ ꯁꯪꯗꯣꯛꯑꯒ ꯏꯔꯕꯅꯤꯀꯣ ꯏꯕꯨꯡꯁꯤꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯗꯤ ꯆꯦ ꯄꯥꯏꯔꯗꯤ ꯁꯨꯝꯕ ꯂꯤꯕꯗꯗꯤ ꯉꯝꯗꯦꯕꯀꯣ ꯃꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯌꯥꯄꯣꯟꯇꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯌꯨꯅꯤꯐꯣꯔꯝꯗ ꯆꯪꯉꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯈꯪꯉꯗꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯔꯐꯦꯛ ꯑꯣꯏ ꯍꯥꯏꯕ ꯃꯤꯁꯦꯀꯣ ꯑꯗꯩꯗꯤ ꯑꯌꯨꯛꯀꯤꯁꯤꯅ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯇꯝꯃꯤꯁꯦ ꯃꯣꯏꯅꯀꯣ ꯑꯗꯩ ꯅꯨꯡꯊꯤꯟꯗꯅ ꯄꯨꯡ 1ꯗꯩ ꯍꯧꯔꯦ ꯀ꯭ꯂꯥꯁꯁꯦ 2:45ꯗ ꯂꯣꯏꯔꯦ ꯂꯣ ꯀ꯭ꯂꯥꯁ ꯈꯨꯠꯂꯥꯏꯒꯤꯁꯨ ꯇꯝꯃꯦ ꯍꯥꯏꯕ ꯅꯨꯡꯊꯤꯟꯗꯅ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯦꯝꯄꯁ ꯃꯅꯨꯡꯁꯦ ꯁꯐꯥꯏ ꯇꯧꯕ ꯏꯔꯨꯖꯕ ꯃꯇꯝ ꯄꯤꯕ ꯆꯥꯛ ꯆꯥꯕ ꯄꯤꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯁ꯭ꯇꯥꯐꯀꯤ ꯑꯩꯈꯣꯏꯒꯤꯅꯦ ꯅꯥꯏꯠ ꯔꯣꯜ ꯀꯣꯜꯁꯦ ꯑꯃꯨꯛ ꯍꯌꯦꯡ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏ ꯍꯥꯏꯕ ꯑꯗꯩ ꯆꯥꯛ ꯇꯣꯛꯂꯒ ꯅꯨꯡꯗꯥꯡ ꯄꯨꯡ 7ꯗꯒꯤ ꯏꯚꯤꯅꯤꯡ ꯔꯣꯜ ꯀꯣꯜ ꯀ꯭ꯂꯥꯁꯇ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯕꯤ ꯕ꯭ꯔꯦꯐꯤꯡ ꯀꯣ ꯉꯁꯤ ꯀꯩ ꯀ꯭ꯂꯥꯁꯇ ꯇꯧꯈꯤꯅ ꯀꯣꯏꯁꯟ ꯇꯧꯔꯒ ꯈꯪꯍꯟꯕꯗꯣ ꯑꯗꯨꯃꯨꯛ ꯆꯠꯊꯩ ꯍꯥꯏꯌꯦꯕ ꯑꯗꯩ ꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯩ ꯒ꯭ꯔꯥꯎꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯕꯥꯔꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯒꯤꯗꯤ ꯃꯦꯠꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯅ ꯂꯣꯏꯅ ꯑꯩꯈꯣꯏ ꯕꯥꯔꯤꯛꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯧꯅꯒꯅꯤ
ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯆꯥꯔꯝꯕ ꯄꯣꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯥꯍꯜꯂꯣꯏꯗꯕꯅꯤꯒ ꯍꯥꯏꯕ ꯑꯗꯩꯗꯤ ꯕꯥꯔꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯁꯦ ꯃꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕ ꯕꯥꯔꯤꯛꯇꯨꯗ ꯂꯣꯏꯅꯔꯤꯕ ꯀꯃꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯩ ꯆꯥꯕꯗꯐꯥꯎ ꯍꯦꯛ ꯃꯦꯠꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯁꯤꯅꯦꯕ ꯑꯩꯅ ꯆꯥꯔꯝꯕ ꯂꯨꯈꯥꯛ ꯊꯝꯃꯝꯕ ꯌꯥꯗꯦ ꯃꯐꯝꯗꯣ ꯋꯥꯏ ꯇꯩꯔꯝꯒꯗꯕꯅꯤ ꯑꯗꯒꯤ ꯀꯣꯜ ꯂꯤꯛꯇꯣ ꯐꯦꯡꯗꯣꯛꯑꯝꯒꯗꯕꯅꯤ ꯃꯤ ꯑꯃ ꯆꯪꯉꯒ ꯐꯠ ꯆꯥꯕ ꯌꯥꯅꯕ ꯀꯥꯏꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯝꯃꯛꯏꯅꯦꯕ ꯌꯨꯝ ꯑꯃꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧ ꯅꯨꯄꯤ ꯑꯃꯅꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯋꯥꯏ ꯇꯩꯕ ꯀꯣꯟ ꯐꯦꯡꯕ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯁꯤ ꯂꯣꯏ ꯌꯥꯎꯔꯤꯕ ꯁꯤꯗ ꯑꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯅ ꯍꯥꯏ ꯀꯩꯅꯣꯁꯦ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯕꯨꯛ ꯆꯦꯜꯗ ꯆꯦꯜꯍꯧꯕꯁꯤꯡꯁꯦ ꯁꯤꯅ ꯅꯨꯄꯤꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯥꯏ ꯅꯨꯄꯤ ꯌꯨꯝꯗ ꯃꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯇ꯭ꯔꯦꯅꯤꯡꯗ ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡꯗꯨꯗ ꯃꯣꯏꯅ ꯋꯥꯕꯗꯣ ꯑꯣ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯝꯒꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯅꯨꯄꯤꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯊꯕꯛꯀ ꯌꯥꯎꯁꯟꯕꯤꯕꯒ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯣꯏ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯕꯅꯤꯅ ꯑꯗꯩ ꯃꯣꯏꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯍꯥꯏꯁꯦ ꯃꯄꯨꯟꯁꯤꯗ ꯋꯥꯏ ꯑꯃ ꯇꯩꯔꯛꯇꯕ ꯄꯣꯛꯄꯗꯒꯤ ꯀꯣꯜ ꯑꯃ ꯐꯦꯡꯉꯛꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯇ꯭ꯔꯦꯅꯤꯡꯗꯗꯤ ꯂꯣꯏꯅꯃꯛ ꯋꯥꯏ ꯇꯩꯕ ꯀꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯀꯅꯥꯒꯤ ꯂꯨꯕ ꯅꯥꯟꯕ ꯑꯃꯣꯠ ꯑꯆꯥꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯎꯔꯦꯗꯅ ꯑꯗ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯁ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯀꯥꯏꯅꯒ ꯃꯣꯏ ꯃꯁꯦꯟꯒ ꯍꯥꯏꯅꯩ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯗ꯭ꯔꯤꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯐꯤꯔꯣꯜ ꯁꯦꯠꯄ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯁ ꯐꯤꯔꯣꯜ ꯀꯃꯥꯏꯅ ꯁꯦꯠꯅꯤ ꯃꯤꯠ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯃꯤꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯩ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯠꯀ ꯁꯨꯃꯥꯏꯅ ꯁꯦꯞꯄꯒ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕ ꯑꯗꯩ ꯃꯤꯠꯀ ꯀꯣꯏ ꯑꯣꯠꯄ ꯁꯨꯃꯥꯏꯅ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯌꯦꯕ ꯆꯨꯝꯅ ꯌꯦꯡꯒꯗꯕꯅꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯀꯣ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯩ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯀꯣ ꯀꯃꯥꯏꯅ ꯉꯥꯡꯕ ꯁꯛꯄ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯈꯥ ꯊꯤꯕ ꯂꯥꯎ ꯈꯣꯡꯕ ꯐꯖꯗꯕ ꯋꯥꯍꯩ ꯑꯗꯨꯝꯕ ꯌꯥꯎꯕ ꯌꯥꯗꯕꯗꯣ ꯑꯗꯩ ꯅꯨꯡꯗꯥꯡ ꯔꯣꯜ ꯀꯣꯜꯁꯤꯗ ꯃꯁꯥ ꯐꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ ꯑꯗꯩ ꯅꯤꯁꯥ ꯆꯥꯕ ꯌꯥꯗꯦ ꯆꯥꯔꯝꯃꯁꯨ ꯊꯥꯗꯣꯛꯎ ꯀꯥꯏꯅ ꯁꯨꯝꯕ ꯑꯦꯗꯚꯥꯏꯁ ꯀ꯭ꯂꯥꯁꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯩ ꯄꯅꯤꯁꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯅꯤ ꯀꯤꯔꯤꯁꯦꯀꯣ ꯄꯅꯤꯁꯃꯦꯟ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯍꯦꯛ ꯊꯝꯕ ꯇꯂꯞ ꯀ꯭ꯋꯥ ꯈꯩꯅꯤ ꯆꯨꯔꯨꯞꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯤꯡꯁꯦ ꯆꯥꯕ ꯌꯥꯗꯕ ꯃꯇꯝꯗ ꯑꯗꯨꯝꯕ ꯆꯥꯔꯝꯕꯗꯣ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯗꯀꯣ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯌꯨꯅꯤꯐꯣꯔꯝ ꯑꯃꯗꯗꯤ ꯁꯥꯔꯚꯤꯁꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯉꯥꯛꯅ ꯆꯠꯄꯤꯔꯗꯤꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯆꯥꯕ ꯌꯥꯗꯦ ꯑꯗꯩꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯗꯥꯏꯗ ꯑꯩꯁꯤꯅ ꯗ꯭ꯌꯨꯇꯤꯁꯤ ꯑꯩ ꯇꯧꯗꯣꯔꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯁꯣꯛꯀꯗꯕ ꯄꯥꯕ꯭ꯂꯤꯛꯇ ꯁꯣꯛꯀꯗꯕ ꯀꯔꯤ ꯂꯩꯌꯦꯅ ꯍꯥꯟꯅ ꯑꯀꯣꯏꯕꯁꯤ ꯌꯦꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯁꯤ ꯀꯌꯥ ꯐꯖꯩꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯤ ꯅꯣꯡꯇ ꯈꯟꯖꯜꯂꯨꯗꯦꯕꯀꯣ ꯍꯦꯛꯇ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯥꯔꯕꯅꯤ ꯁꯤꯗ ꯇꯥꯔꯦꯅ ꯍꯦꯛꯇ ꯆꯠꯂꯒ ꯂꯦꯞꯄꯨ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯃꯥ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯁꯣꯛꯀꯗꯕ ꯈꯛ ꯍꯥꯏꯗꯦꯕ ꯄꯥꯕ꯭ꯂꯤꯛꯇ ꯁꯣꯛꯀꯗꯕ ꯍꯥꯏꯅꯦ ꯀꯌꯥꯝ ꯐꯖꯩꯕ ꯋꯥꯍꯩꯅꯣ ꯍꯣꯏ ꯁꯤ ꯌꯦꯡꯊꯣꯛꯇꯣꯏꯅꯤ ꯍꯥꯏꯁꯤꯅꯦꯕ ꯃꯣꯏꯅ ꯑꯗꯩ ꯌꯨꯅꯤꯐꯣꯔꯝ ꯁꯥꯔꯚꯤꯁꯇ ꯆꯪꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯥꯎꯁꯟꯅꯔꯝꯕ ꯃꯆꯥꯅꯨꯄꯥꯁꯦ ꯉꯥꯎꯁꯟꯅꯕ ꯐꯩꯐꯥꯎ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯌꯦꯕ ꯍꯔꯥꯎꯋꯦꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯄꯦꯔꯦꯟꯁꯅ ꯁꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯟꯅꯔꯛꯇꯣꯏꯅꯤꯅꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯄꯅꯤꯁꯃꯦꯟꯁꯤꯗ ꯃꯣꯏꯅ ꯄꯤꯔꯤꯁꯦ ꯀꯩꯅꯣ ꯐ꯭ꯂꯣꯔꯤꯡ ꯇꯧꯔꯒ ꯆꯠꯄ ꯈꯨꯠꯀꯤ ꯈꯨꯅꯤꯡꯅ ꯁꯨꯃꯥꯏꯅ ꯎꯞꯄꯒ ꯑꯩꯈꯣꯏ ꯈꯨꯅꯤꯡ ꯑꯅꯤꯁꯤꯅ ꯏꯜꯂꯒ ꯕꯣꯗꯤꯁꯦ ꯆꯤꯡꯉ ꯆꯠꯄ ꯃꯣꯏꯅ ꯆꯤꯟꯖꯥꯛ ꯐꯖꯗꯕ ꯅꯤꯁꯥ ꯀꯩꯁꯦ ꯆꯥꯔꯝꯃꯗꯤꯀꯣ ꯑꯗꯩꯗꯤ ꯐ꯭ꯂꯣꯛ ꯖꯝ ꯈ꯭ꯋꯥꯡ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯍꯪꯉꯣꯏ ꯆꯣꯡꯕ ꯈꯨꯅꯤꯡ ꯀꯥꯡꯉꯒ ꯈꯣꯡꯗꯣꯟꯁꯤꯅ ꯕꯣꯗꯤ ꯋꯦꯠꯁꯦ ꯂꯣꯏ ꯄꯨꯔ ꯆꯣꯡꯕ ꯑꯗꯩ ꯅꯨꯡꯁꯥꯗ ꯂꯣꯡꯅ ꯁꯨꯃꯥꯏꯅ ꯍꯤꯞꯍꯜꯂꯒ ꯂꯩꯍꯟꯕ ꯑꯗꯩ ꯑꯣꯛꯇꯣ ꯄꯣꯖꯤꯁꯟꯂꯅ ꯑꯩꯈꯣꯏꯒꯤ ꯃꯨꯔꯒꯥ ꯄꯣꯖꯤꯁꯟ ꯀꯥꯟꯅ ꯀꯣꯛꯁꯦ ꯌꯨꯡꯉꯒ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯀꯣꯛꯁꯦ ꯈꯛꯇꯪꯅꯅꯦ ꯈꯨꯠꯁꯤꯅ ꯇꯨꯡꯒꯨꯟꯅꯔꯒ ꯈꯣꯡ ꯑꯅꯤꯁꯦ ꯐꯥꯛꯇꯣꯛꯑꯒ ꯀꯣꯛꯁꯦ ꯌꯨꯡꯊꯔꯒ ꯀꯣꯛꯅ ꯋꯦꯠꯁꯦ ꯄꯨꯗꯣꯏꯅꯦ ꯍꯥꯏꯕ ꯃꯈꯟꯁꯤ ꯀꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯀꯩꯅꯣꯅꯣ ꯑꯗꯩꯗꯤ ꯑꯗꯨꯒ ꯎꯞꯄꯒꯅꯦ ꯈꯨꯠ ꯑꯅꯤꯁꯦ ꯄꯨꯜꯂꯕ ꯑꯗꯨꯒ ꯂꯦꯡꯖꯨꯝ ꯑꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯛꯑꯒ ꯁꯤꯠꯂ ꯆꯠꯍꯟꯕꯀꯣ ꯑꯗꯨꯒꯤ ꯄꯅꯤꯁꯃꯦꯟ ꯈꯨꯄꯤ ꯑꯗꯩ ꯂꯣꯡꯅ ꯍꯤꯞꯄꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯨꯅꯤꯡ ꯑꯅꯤꯁꯦ ꯁꯤꯅ ꯏꯜꯂꯒ ꯆꯠꯀꯗꯕ ꯁꯨꯃꯥꯏꯅ ꯂꯥꯜ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯒꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯖꯥꯏꯁꯤꯗ ꯑꯃꯨꯛ ꯄꯤꯔꯤꯅꯦ ꯆꯝꯅ ꯄꯤꯕ ꯁꯖꯥꯏ ꯅꯠꯇꯦꯕ ꯑꯃꯨꯛꯀꯣ ꯂꯣꯏ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯕ ꯉꯥꯛꯇꯅꯦ ꯑꯗꯩꯗꯤ ꯑꯣꯕꯁꯇꯤꯀꯦꯜ ꯀꯥꯏꯅ ꯃꯣꯏꯒꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯑꯄꯟꯕ ꯑꯝꯇ ꯂꯩꯇꯅ ꯅꯥꯟꯊꯣꯛꯑꯒ ꯆꯠꯅꯕꯒꯤꯀꯣ ꯁꯤꯒꯨꯝꯕꯒꯤ ꯃꯈꯟꯅꯦꯕ ꯑꯗꯩꯗꯤ ꯚꯤꯝ ꯆꯤꯡꯕ ꯀꯥꯟꯅ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯑꯗꯩ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯀꯥꯟꯅ ꯌꯥꯝ ꯇꯝꯕꯤꯕ ꯑꯗꯩ ꯕꯥꯔ ꯆꯤꯡꯕ ꯑꯗꯩ ꯊꯥꯔꯅ ꯅꯣꯔꯃꯦꯜꯅꯤ ꯁꯦꯀꯦꯟꯅ ꯍꯛꯆꯥꯡ ꯆꯤꯡꯈꯠꯂꯒ ꯚꯤꯝ ꯃꯊꯛꯇꯨꯗ ꯍꯛꯆꯥꯡ ꯕꯣꯗꯤ ꯋꯦꯠꯁꯦ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯊꯝꯒꯗꯕ ꯁꯤꯗꯤ ꯇꯧꯔꯒ ꯇꯥꯛꯇ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯑꯗꯩ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯊꯧꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯜꯂꯒ ꯀꯥꯕ ꯑꯗꯩꯗꯤ ꯄꯨꯔꯥ ꯑꯉꯝꯕ 90 ꯗꯤꯒ꯭ꯔꯤꯗꯀꯣ ꯕꯣꯗꯤ ꯋꯦꯠ ꯏꯁꯥꯅ ꯄꯨꯔꯒ
ꯑꯗꯩ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯀꯥꯟꯅ ꯁꯤꯗꯁꯨ ꯂꯣꯏ ꯇꯝꯃꯦ ꯍꯥꯏꯕ ꯃꯥꯅꯦ ꯑꯗꯩ ꯊꯧꯔꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯃ ꯄꯥꯏꯔꯒ ꯑꯗꯩ ꯈꯣꯡꯁꯦ ꯑꯦꯜ ꯁꯦꯞꯇ ꯊꯝꯃꯒ ꯑꯗꯩꯗꯤ ꯀꯨꯝꯕꯁꯨ ꯀꯥꯕꯁꯨ ꯑꯦꯜ ꯁꯦꯞꯇ ꯁꯨꯃꯥꯏꯅꯒ ꯀꯥꯍꯟꯕ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯣ ꯅꯤꯌꯣꯝꯗꯣ ꯑꯗꯩꯗꯤ ꯃꯣꯡꯀꯤ ꯔꯣꯞ ꯀꯥꯟꯅ ꯗꯕꯜ ꯔꯣꯞ ꯑꯗꯩ ꯁ꯭ꯅꯦꯛ ꯁ꯭ꯇꯥꯏꯜ ꯂꯤꯟꯅ ꯊꯧꯔꯤꯗ ꯆꯠꯄꯗꯣ ꯍꯣꯏ 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 ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯊꯧꯔꯤ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯂꯩꯔ ꯑꯆꯧꯕ ꯑꯝꯗ ꯂꯩꯔꯒ ꯆꯠꯄꯗꯣ ꯍꯣꯏ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯎꯞꯄꯒ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯕꯦꯂꯦꯟꯁꯀ ꯄꯨꯔꯒꯀꯣ ꯑꯗꯨ 15 ꯃꯤꯇꯔ ꯒ ꯑꯗꯨꯃꯥꯏꯅ 10 to 15 ꯃꯤꯇꯔ ꯁꯨꯃꯥꯏꯅ ꯆꯠꯍꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯂꯦꯗꯔ ꯔꯣꯞ ꯑꯗꯩ ꯊꯧꯔꯤꯒꯤ ꯀꯩꯔꯥꯛ ꯀꯥꯕ ꯑꯗꯩ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯏꯠ ꯑꯣꯏꯔꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯐꯧ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯕ ꯇ꯭ꯔꯦꯅꯤꯡꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯍꯣꯏ 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 ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯈꯪꯉꯤ ꯅꯤꯌꯣꯝꯗꯣ ꯍꯥꯏꯕꯗꯣ ꯈꯪꯉꯕꯅꯤꯅ ꯅꯨꯄꯤꯒꯤ ꯑꯗꯒꯤ ꯊꯕꯛ ꯂꯣꯏ ꯑꯋꯥꯕꯁꯨ ꯇꯧꯔꯕꯅꯤꯅ ꯎꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯏꯕꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩꯗ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯀꯔꯤꯒꯤ ꯂꯥꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯃꯁꯥꯁꯦ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯐꯤꯖꯤꯀꯦꯜ ꯐꯤꯠꯁꯦ ꯃꯥꯗꯤ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯗ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯄꯤꯅꯤꯡꯕ ꯑꯗꯩ ꯃꯤꯁꯦ ꯀꯔꯝꯍꯥꯏꯅ ꯐꯒꯗꯒꯦ ꯀꯔꯝꯅ ꯑꯑꯣꯟꯕ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯆꯨꯝꯊꯣꯛꯅꯤꯡꯕ ꯁꯦꯝꯗꯣꯛꯅꯤꯡꯕ ꯍꯣꯏ ꯍꯣꯏ ꯁꯥꯗꯣꯛꯅꯤꯡꯕ ꯃꯌꯥꯝꯁꯦ ꯇꯥꯏꯝ ꯇꯦꯕꯜ ꯐꯖꯅ ꯏꯁꯥꯒꯤ ꯅꯤꯌꯝ ꯅꯤꯇꯤ ꯉꯥꯛꯅ ꯆꯠꯄ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯦꯀꯣ ꯔꯦꯒꯨꯂꯦꯁꯟꯁꯨ ꯍꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯌꯥꯝ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯍꯣꯏ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯛꯀꯅꯤ ꯑꯗꯩ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯅꯦ ꯄꯥꯝꯖꯕꯒꯤ ꯃꯥꯗꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔꯁꯦ ꯑꯣꯏꯈꯤꯕꯅꯦ ꯍꯥꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯃꯤꯁꯦ ꯁꯦꯝꯕꯤꯅꯤꯡꯕ ꯁꯥꯕꯤꯅꯤꯡꯕꯗꯣ ꯃꯈꯣꯡꯗꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯂꯥꯏꯟꯁꯦ ꯌꯥꯝ ꯃꯁꯥꯅ ꯄꯥꯝꯖꯅ ꯆꯪꯉꯛꯈꯤꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯏꯟ ꯌꯨꯅꯤꯐꯣꯔꯝꯗ ꯍꯦꯛ ꯂꯩꯕꯁꯤꯡꯁꯦ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯅꯤꯇꯤ ꯅꯤꯌꯝ ꯆꯤꯟꯖꯥꯛ ꯑꯣꯏꯔꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯔꯣ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯐꯖꯅ ꯆꯠꯍꯟꯅꯤꯡꯕꯀꯣ ꯅꯤꯌꯣꯝ ꯑꯗꯨꯃꯥꯏꯒꯤꯅꯦꯕ ꯆꯨꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯔꯒ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯄꯥꯡꯒꯩꯗ ꯂꯩꯕ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯃꯌꯥꯝꯁꯦꯀꯣ ꯍꯣꯏ ꯂꯣꯏꯅ ꯅꯤꯌꯝꯁꯦ ꯉꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯃꯗ ꯀꯩꯅꯣꯁꯦ ꯃꯤ 100 ꯂꯩ ꯍꯥꯏꯕꯀꯣ ꯃꯣꯏꯒꯤ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯇꯝꯗ ꯍꯣꯏ ꯍꯣꯏ ꯀꯝꯄꯅꯤ ꯑꯃꯒꯤ ꯗꯥꯏꯇꯁꯦ ꯄꯨꯗꯣꯏꯅꯦꯕ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃ ꯍꯥꯏꯁꯦꯀꯣ ꯒ꯭ꯔꯨꯞꯇꯣ ꯍꯣꯏ ꯑꯗꯩꯗꯤ ꯏꯟ ꯁꯔꯚꯤꯁ ꯀꯣꯔꯁ ꯑꯗꯩ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ ꯅꯤꯡꯁꯤꯡꯍꯟꯕ ꯑꯗꯩ BTF ꯄꯨꯂꯤꯁ MR IRB ꯀꯃꯥꯟꯗꯣ ꯂꯣꯏꯅ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯂꯥꯛꯇꯣꯏꯃꯤꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯀꯃꯥꯟꯗꯣ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯋꯦꯄꯟꯗ ꯑꯗꯩꯗꯤ ꯂꯣꯗ ꯐꯤꯜ ꯒ꯭ꯔꯥꯐ ꯑꯗꯩꯗꯤ ꯃꯣꯏꯗ ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯣ ꯑꯃꯨꯛ ꯄꯤ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯦꯗꯚꯥꯟꯁ ꯑꯗꯩ ꯀꯣꯔꯁ ꯑꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯇꯧꯋꯤꯗꯅꯀꯣ ꯍꯣꯏ ꯑꯗꯩ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯀꯩꯅꯣꯁꯦ ꯁꯦꯗꯨꯜ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯃꯥꯟꯅꯔꯝꯗꯦ ꯍꯥꯏꯕ ꯍꯣꯏ ꯇ꯭ꯔꯦꯅꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄꯗꯅꯦ ꯃꯑꯣꯡ ꯇꯥꯅ ꯅꯤꯌꯝ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯀꯗꯕ ꯇꯨꯄꯤ ꯎꯞꯄꯁꯨ ꯑꯗꯩ ꯕꯥꯔꯤꯛ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯊꯦꯠꯂꯤ ꯑꯗꯨꯗ ꯌꯥꯝ ꯁ꯭ꯃꯨꯠꯂꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯣꯔꯛꯀꯗꯕ ꯑꯗꯩ ꯉꯛ ꯅꯣꯟꯊꯔꯒ ꯆꯠꯄ ꯌꯥꯗꯦ ꯑꯗꯩ ꯗ꯭ꯔꯤꯜ ꯃꯇꯝ ꯂꯣꯏꯔꯗꯤ ꯃꯁꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯠꯄ ꯂꯦꯞꯄ ꯑꯗꯨꯝ ꯌꯥꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣই ꯅꯨꯄꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯅꯨꯄꯤꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯑꯗꯩꯗꯤ ꯅꯨꯄꯤꯗꯗꯤ ꯐꯨꯕ ꯆꯩꯅ ꯀꯟꯕ ꯌꯥꯕ ꯍꯣꯏ ꯍꯣꯏ ꯅꯠꯇꯦꯗꯅꯀꯣ ꯋꯥꯍꯩꯅ ꯑꯣꯏꯅ ꯃꯣꯏꯗꯗꯤ ꯍꯥꯏꯒꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯕꯀꯣ ꯑꯗꯩ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯅ ꯆꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯁꯦ ꯑꯗꯨꯒ ꯀꯩꯅꯣꯅꯗꯤ ꯐ꯭ꯂꯋꯥꯔ ꯑꯣꯏꯅ ꯆꯪꯕꯅꯗꯤꯅꯦ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯐ꯭ꯂꯋꯥꯔ ꯍꯥꯏꯁꯤꯗꯤ ꯐꯤꯔꯣꯜ ꯇꯨꯕ ꯍꯣꯏ ꯆꯥꯛ ꯍꯣꯏ ꯊꯣꯡꯕ ꯑꯗꯩ ꯋꯥꯏ ꯇꯩꯕ ꯃꯥꯂꯤ ꯑꯗꯩ ꯀꯥꯔꯄꯦꯟꯇꯔ ꯑꯗꯩ ꯍꯖꯥꯝ ꯆꯦꯛ ꯃꯤꯁꯇ꯭ꯔꯤ ꯃꯈꯜ ꯃꯈꯜꯁꯦ ꯀꯩꯅꯣ ꯌꯥꯝꯃꯦꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯁꯤꯒꯤ ꯆꯪꯈ꯭ꯔꯒꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯐꯠ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯑꯗꯩ ꯑꯈꯪꯕ ꯃꯤꯅ ꯇꯥꯛꯄꯗ ꯃꯅꯤꯡꯗ ꯂꯩꯔꯒ ꯇꯥꯕ ꯑꯗꯩ ꯈꯨꯠ ꯐꯖꯅ ꯄꯨꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯆꯪꯉꯛꯄꯗ ꯐꯠ ꯂꯥꯎꯅ ꯇ꯭ꯔꯦꯅꯤꯡ ꯍꯦꯛꯇ ꯄꯤꯗꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯄꯤꯗꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟꯗ ꯃꯤꯅ ꯇꯧꯔꯝꯕꯗꯣ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔꯅ ꯑꯗꯨ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤꯡꯗꯨꯅ ꯁꯤꯐꯥꯏꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯣꯏꯅ ꯌꯦꯡꯕ ꯃꯅꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯈꯨꯠ ꯐꯖꯅ ꯄꯨꯟꯕ꯭ꯔꯥ ꯀꯣꯝꯕ꯭ꯔꯥ ꯍꯣꯏ ꯑꯗꯩ ꯃꯈꯣꯡꯁꯤꯅ ꯌꯥꯝ ꯆꯨꯝꯅ ꯂꯦꯞꯄ꯭ꯔꯥ ꯒꯥꯏꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯂꯣꯏ ꯍꯣꯏ ꯌꯦꯡꯁꯜꯂꯛꯑꯒ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯣꯏ ꯃꯁꯥꯁꯦ ꯐꯪꯉꯀꯥꯟꯗꯅꯦꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃꯨꯛ ꯑꯣꯏꯔꯛꯏꯁꯦꯀꯣ ꯑꯗꯣ ꯑꯗꯨꯝꯕꯒꯁꯦ ꯃꯣꯏ ꯂꯣꯏ ꯁꯦꯝꯕꯤꯕ ꯑꯗꯩꯗꯤ ꯇ꯭ꯔꯦꯅꯤꯡ ꯕꯦꯁ 3-4ꯔꯛ ꯌꯥꯎꯔꯒ ꯅꯣꯂꯦꯖ ꯂꯥꯛꯑꯅꯤ ꯑꯗꯩ ꯄꯝꯄ꯭ꯂꯦꯠ ꯕꯨꯛ ꯑꯗꯒꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯁꯕꯖꯦꯛ ꯄꯥꯕꯀꯣ ꯑꯗꯩ ꯗ꯭ꯔꯤꯜꯒꯤꯅ ꯗ꯭ꯔꯤꯜꯒꯤ ꯋꯦꯄꯟꯒꯤꯅ ꯋꯦꯄꯟꯒꯤ ꯄꯥꯔꯅꯤ ꯑꯗꯨꯒ ꯏꯔꯤꯗꯨꯒ ꯇ꯭ꯔꯦꯅꯤꯡꯗ ꯇꯧꯔꯤꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯀꯣ ꯑꯗꯣ ꯅꯣꯂꯦꯖ
loina leirakanda training instructor se oigadabane ba ko Hoi man. aduga Tarai no obe ya bana teba ado direct habildar adai commander adai di oina sangba yaba subidar oina ko adai mathak se myama sigi mathak se leire dana ko aduga police ta hargana koi constable dai ta dabana piba yai ba training instructor je aduga MR dana rifleman dai ta dabana piba ko adai CO SP je class lo bulo yai hai ba ko smaina koi gi training ama da tawri ba kaino myam je si samlapa kharagi wani myam se thari bani adu di yamna sum smaina uniform gi line da sangning ba singna training hai ji kaino khangdriba kamai pirino haibji myam yawrin na khangdaba siji saurakpa madi khangba ngammidana ko haibdi pangai gi training center sida training instructor oina leiriba koigi oja saramana pirakpa kainonina loina ma khangidana ko adamaina yengu phau charong khullaga sarakpa masimanaw moi 13 ni nupi nipa nupa ahum adai hure hojik chagraga hure nungdang chagadra charoidra khangdaba adai phaudo khuluraga nungdaram halaga sitlaga amuksu suraga chakse thongaga chaba chagem dai bok chak thongaga charakpa adai charu kakpadagi taba phaudo khumjallaga suraga charakpa sanabajida hangoi pharaga dai leitadana charakpa hangam phutlaga charakpa adai marathon karaida kari sanari je yaurakpa admaina lausing kumdana ama tawdana hona ba yaba honarakpa misak ama khakna aidi sanaroi ba pami thabak tawraga jo khodi pesa leitabanina sanabaromdagi changaga isagi kainomdadi aije mina sir hana kauba sigi thak amadadi hinge na mana khangibado adai mana changibadudi kaino da changbanina magi officer rank ta changba natabanina aduduna mana koi training instructor je oiragadi maje sahi khudingi base company mi sama duna sir na mangonda bebar tortoi mi mana ta ido logdoi mi dana aduna madi ma sagi thak amda hingningbani na dai mi busu niyam sumna chalhaningba guide takpi ba tambi ba semdokpa jam pamjaba mi ma oibanina mana ningibadu thungaga ngasi yengo sahi khudingi training base piraga ngasi maje kayada training instructor moina nupa oina ko yam singlem na masagi niti niyam chaba thakpa set pa chaba pungjingi naina kaya phajana leigrabana ado jiki kaino jiki ibung jiki loina bi isema je jo masama college amagi lecturer ne bako amai to nusi janana yamna kaino thak amada hingiba family amagi wari ne bako aduna koigi uniform gi line da changning bajingna kharatang orasu koigi training gi maramda khangnabagi adagi hona ningba honaradi amadi thungi ana yom chumna honaradi na hoi ai lai dai akoi mungje akoi mi oiraroina pangjan ba phumbangna pa loi thado aga ko sumaina hona minaji haibagi kaino duda aina si wari je pukhacharak pane ba ko ado ngan gai di mayam wa baga kai ga han ba wari je hakam yam san bane ado ngasi di sande aisu koigi ko wari si da ko ai je yam kaino ni na active oi ba wari li ra ai sa kam ko salodre mathang je lijara ge mayam ko koigi aina ngasi injury ba phije thangi li doi ba wari jigi inaung no pisina akoi pibiram bani mana naung no pido mai ko su ku menje thoidokna yam phajai makhut masa mangak manang orong set nale mamai ka set nale ado kaino je mana koigi phi ma hana ingonda hek kaino torokpa ma je hana phajana ingonda mana inbi yam nusina ko ado mai wari je phajana mana li aina mana haiba wahai sungdo amatta chethadana aina report se lawi i ko ja i ma ju thamoi sokna haugraba wari magi thodok sing ko sahi taraga mangagi mamangda thokraba thodok sing mana phadana mana warakhiba khangakhiba thengnarakhiba mangonda lanna hairakhiba mayam do khanbi gi ba mayam ko adumba mayam do mana lithok sabane ba ko ada ise ai wari je libadadi aina nanaw no khodol tamjari ba phi ji illaga oina libiu hai ko ada ai ju nungsi mandana ilakpane si sida pen biu han haija batawan mi ada ai hana ge dum pulit sum angang ba ju leiba adai phanek so angang ba leiba jida anare spot oiren amin jalle aduga kadawe smain tawne koi gi wari jida ne yamana masara thoki ba thokane yamana ba khoina haigi ba kaino mayam se adu mi jing je leiba yada da ma ju selak pane ba ai da di liru rage da ai gi wari se na ma ju ta selak pane ba khoina ga
ꯑꯩꯈꯣꯏꯒꯤ ꯃꯀꯨꯕꯣꯛꯅ ꯑꯗꯩꯗꯤ ꯃꯇꯩꯅ ꯁꯨꯃꯥꯏꯅ ꯏꯖꯠ ꯂꯧꯒꯦ ꯇꯧꯏ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯗ ꯍꯥꯏꯖꯟꯅꯩꯃꯤ ꯇꯧꯁꯟꯅꯔꯤꯃꯤ ꯕꯗꯅꯥꯝ ꯄꯤꯕꯅꯤ ꯒꯥꯏꯅ ꯈꯟꯕꯤꯈꯤ ꯃꯥꯏ ꯅꯨꯄꯥꯅꯐꯥꯎ ꯈꯥꯏꯅꯕꯤꯈꯤ ꯒꯥꯏꯅꯒ nupa mayum sing na kaisu la le khole natai na ku na mai hai gi bado ana kaisu hai de nupi jina haijel limena adum heta badram tawbi gi gana hai bado ma gi thodok ta su ya mana na thokhi ba ko adu mana padana lijaram bane ba moi je mai taw bane ma je koi gi moi gi kolop se adum saw ba koi gi sa gera sa roira lei gera lei roira mai ma gi koi gi mapan thong da di firol mak ta sela ju taru tanan setnaba akhoi leiba sanaba leitabje manungda thamjanaba adagi adumaina moigi khulle kaijida ijal amda leiba moi kolup oiba moigi je moigi le sabi jingna oiro setok char thorpa je khulle kaina yengnaba bakang jingna oiro de moigi lohong khongdong bam thorpa je am taru sinbado adumba moidi kolup khoigi kainoda hingba adumba oiba moigi na ko duga adumaina adaidi magi hujiki nupa sina mangonda khoigi mamanabi gi kainodagi saide maje mamana bijiga mabani je nong mathaba ama sanmina rubada mamana bijiga hujiki magi nupa jiga moije kai gumba thaba ama pulle bako kaino moi kai je tukan phaminna ba haigera sumba kai gumba am ka pulle ba ada pun bako adum bada hujiki mamana bijigi hujiki tukan pham je ma ju chalu badai ma je u ki badagi nupa sni am pam ki bako ma ji matam du da hujik phawuda ma ji masak phajai matam du da di phajaram gani mana galai sabim ja oi ngai je yam angang oi ba matam je mana sahi kun ka ta sangak pagi sahi 35 sangak padani magi nu pasna mo da nu si hare je ko ma se koi tan tanaba haibiyo na da kamai to da nu pa si di matam da nu pi ma thiraga khaina gi ba nu pa oi ba ko nu pi ji di budi am ko ina lem da ba tha ni mu ka le ma sa khre ba ar mai khaina gi ba oi ram ba ma chu dum seng na hai adai ma je khoi gi kaino tawru dana accident lama thol dana koi yot supum mi massage khara soli kholi ga ni am thamoi sengna loi hai bado adaidi dum imung manung wai mana sum karbar massage ma tawraga imung loi hona bani khotpani gaina matam jida wari je lirakhi bako mama pa so amta leitre aduna ma je na koi mase ama lei mayambam lei mayam basidi magi hingon saruk se yon thoga karba tawra tonga leigre ado moigi mase je miro leitabani na mase je ga mainu pa ji kana yum du da lei kholi ana admaina wari je magi karam leite khote na wari tawrakhiba adai chum masi ajina dum paisa je piu da haiba maondagi admaina chum tungjan bam ju khangdaba mai punsi je admaina oi kholi na wari je lirak pasida mana sum nungsi thokre bako adai di ma adem grigi taklak paga tana rakpaga adda mana ju magi masagi smaina paisa tan ni khangi dana ko adum ma ju laibani na phare phajana honna minarage kolage manupi jujik lai bujuna te masa yaw bujuna te gaina manju khallaga mana yam nusi na pamjana nu paduna mana kai haira ge na nukti ge hange tukan thokpo khuding ge ai khumbang kangdre nang bona mana bi jung mo da taksale na adu dagi mana ju nungai ta dana hoi no mo na je hayo na unaraga kogi unabajida madi kaino atai wari koi bagi khot bagi nusi nungon gem ta sadre ba nang business se pesa kya thadai nangon dagi pesa khakna thadabra mingon dagi yawbra adai nongmada kayam sitli baduda kayam na nangi profit tongino gaina admaina ga hangba adai da nupa sina nungdang da mana bijak phone tore haiba asnangi nama adungang do ai koiraroi siam hai singi madu kakak laudai male nungsinungon gi wai sade ngang mana hangiba wahang mayam do ai ngai ai nupi sang koir ko da mayam ta hangde gaina haiba jan madi yam kaino yum balon yum ban ba haidoi jani yam hai bani sing bani aduna adumba madi thak irangi wari adumba gadi mon ti kasu yaroi kholoi yum ban ga da ba nupi ni khotne na haiba jane ba adai chum nungsinara ko da dum phone wai sana ba da dum wari je sang na ju sa da ba nang ju mata mang ni wana bani nang na thau do khotna ro gaina tongmoi sa ga do saraga adai nang asidi ka kayam sitpa adai po sei na nang kyam watli ba adu ada adumba magi karba du gi maram da oina sabi dana khotpi dana andai nang marup ama sida yauksan gera adu ta bani hayang gaina admaina loina hona minna dan ban wai watai tana dana adai magi karba du gi po sei lo ba sat pa ga san minna dana adai wat kiba po sei loi kiba longtha ga da jing je sat aingonda kaino whatsapp ta thajalo aina somda isala thamge gana mana thambi ba abdi posima mina loge la kanda leiram drene hawjing aktangi di ningchanga ga
ꯀꯣꯟꯗꯪꯗꯗꯤ ꯍꯦꯛꯇ ꯀꯥꯎꯕꯗꯣ ꯀꯥꯎꯈꯤꯕ ꯍꯣꯏ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯃꯥꯅꯒ ꯏꯁꯟꯕꯤꯔꯒ ꯂꯤꯁꯀꯁꯦ ꯄꯥꯏꯔꯒ ꯄꯣꯠ ꯃꯕꯥꯅꯤ ꯄꯨꯂꯞ ꯂꯧꯊꯕꯒꯁꯦ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯆꯦꯒ ꯃꯁꯛ ꯈꯪꯅꯧ ꯈꯣꯠꯅꯧꯅ ꯃꯣꯏꯗ ꯄꯨꯏꯌꯦꯕ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯩ ꯑꯗꯨ ꯃꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯆꯥꯎꯗꯕ ꯌꯥꯔꯣꯏ ꯌꯨꯝ ꯀꯩ ꯂꯤꯡꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕꯗ ꯌꯦꯡꯅꯩ ꯂꯩꯇꯕꯗꯤ ꯃꯅꯨꯡꯗ ꯊꯝꯅꯩ ꯑꯗꯨꯅ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯤ ꯏꯆꯦ ꯑꯣꯏꯅ ꯕꯟꯗꯣꯞ ꯊꯝꯃꯤꯅ ꯍꯥꯏꯕ ꯑꯗ ꯌꯨꯝ ꯁꯥꯅꯕ ꯄꯩꯁꯥꯗꯤ ꯂꯩꯇꯦꯅ ꯑꯗꯨꯗꯤ ꯂꯣꯟ ꯂꯧꯔꯒ ꯁꯥꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯅꯪꯒꯤ ꯇꯧꯔꯤꯕꯅꯤꯅ ꯑꯗꯩ ꯊꯤꯒꯠꯁꯤ ꯌꯨꯝꯗꯤ ꯃꯆꯥ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯤ ꯀꯥ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯁꯥꯁꯤ ꯑꯗꯨꯝꯇꯪꯗꯤ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗꯨꯗ ꯑꯗ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯤꯗꯅꯦ ꯃꯥꯅ ꯍꯦꯛ ꯀꯩꯅꯣ ꯏꯆꯝ ꯆꯝꯅꯀꯣ ꯏꯆꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯌꯨꯝ ꯃꯆꯥ ꯑꯃꯇꯪꯗꯤ ꯁꯥꯅꯤꯡꯉꯤ ꯑꯗꯨꯗꯣ ꯄꯩꯁꯥꯗꯣ ꯃꯥ ꯂꯩꯇꯕꯅꯤꯅ ꯂꯣꯟ ꯂꯧꯔꯒ ꯁꯥꯁꯤꯅ ꯏꯕꯥꯅꯤ ꯈꯟꯅꯩ ꯑꯗꯨꯒ ꯑꯗꯨ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕꯅꯦ ꯌꯨꯝ ꯁꯥꯕꯅꯤ ꯋꯥꯅꯤ ꯑꯗꯨ ꯁꯥ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯦꯟꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯤꯡꯒꯣꯜꯁꯦ ꯕꯟꯗꯣꯞ ꯊꯝꯃꯤ ꯍꯥꯏ ꯕꯟꯗꯣꯞ ꯂꯩꯔꯒꯗꯤ ꯂꯣꯟ ꯂꯧꯕ ꯈꯣꯠꯄꯗꯣ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯁꯥꯔꯨꯕꯖꯥꯠꯅꯤ ꯑꯗꯨꯒ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯃꯆꯦꯁꯤꯅ ꯃꯆꯦꯁꯦ ꯆꯥꯛꯀꯁꯦ ꯏꯟꯊꯤꯉꯥꯏ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯄꯨꯔꯥ ꯃꯥꯏꯊꯣꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥꯁꯤꯗ ꯃꯥꯅ ꯃꯧꯄ꯭ꯋꯥꯁꯤꯗ ꯑꯗꯨ ꯅꯨꯄꯤꯗꯣ ꯀꯣꯏꯒꯅꯨ ꯑꯗꯨ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯌꯨꯝ ꯀꯥꯏꯒꯗꯕ ꯅꯨꯄꯤꯅꯦ ꯑꯗꯨ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗꯩꯕꯨ ꯍꯧꯖꯤꯛꯇꯩꯕꯨ ꯃꯥꯅ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏ ꯂꯣꯟ ꯂꯧꯔ ꯌꯨꯝ ꯁꯥꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯀꯥꯟꯅ ꯃꯥꯅ ꯍꯥꯏꯕ ꯏꯆꯦ ꯍꯣꯏꯅ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯤ ꯍꯥꯏ ꯀꯥꯟꯅ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯤꯗꯣ ꯁꯨꯡꯂꯧ ꯂꯧꯔꯛꯀꯅꯨ ꯇꯣꯛꯅꯔꯣꯅ ꯊꯨꯒꯥꯏꯕꯁꯦ ꯀꯟꯅ ꯍꯧꯔꯦꯕ ꯃꯆꯦꯁꯤꯅꯀꯣ ꯑꯗꯩꯗꯤ ꯃꯧꯄ꯭ꯋꯥꯁꯤꯅꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯅꯔꯨꯕꯅꯤꯅ ꯊꯥꯗꯣꯛꯅꯕꯁꯦ ꯉꯝꯗꯕ ꯑꯗꯩ ꯃꯆꯦꯅ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯁꯣꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯎꯁꯤꯠꯈꯤꯔꯣꯏꯅꯀꯣ ꯑꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯩ ꯄꯩꯁꯥꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯁꯣꯝꯗꯗꯤ ꯃꯔꯨꯞꯁꯤ ꯌꯥꯎꯕ ꯁꯤꯅ ꯂꯣꯏ ꯇꯧꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯃꯆꯦ ꯃꯕꯥꯏꯁꯤꯅ ꯂꯥꯛꯑꯒ ꯃꯥꯏ ꯗꯨꯀꯥꯟꯁꯤꯗꯩ ꯄꯨꯡꯂꯧꯗ ꯂꯧꯔꯝꯕꯁꯦ ꯁꯤꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯂꯩꯔꯤꯉꯩꯗꯁꯨ ꯅꯥꯕꯒꯤ ꯑꯗꯨ ꯂꯩꯇ ꯌꯥꯔꯣꯏ ꯋꯥꯟ ꯇꯧꯍꯧꯔꯦ ꯑꯗꯨ ꯇꯧꯍꯧꯔꯦꯅ ꯁꯣꯔ ꯍꯣꯟ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯂꯛꯏꯅꯦꯅ 1,000 ꯄꯤꯌꯨ 900 ꯄꯤꯌꯨ 2 ꯄꯤꯌꯨꯁꯦ ꯑꯗꯨꯝ ꯃꯆꯦꯅ ꯑꯃꯨꯛ ꯂꯥꯛꯑ ꯂꯧ ꯃꯕꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑ ꯂꯧ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯦꯅ ꯃꯥꯁꯦ ꯀꯩꯝ ꯇꯨꯝꯈꯠꯂꯛꯄꯁꯦ ꯉꯝꯗ꯭ꯔꯕꯅꯦꯕ ꯑꯗꯩ ꯃꯤ ꯃꯃꯥꯡꯗꯗꯤ ꯃꯆꯦ ꯃꯕꯥꯏꯅ ꯂꯥꯛꯑꯒ ꯃꯃꯥ ꯃꯄꯥ ꯀꯣꯜꯂ ꯂꯩꯔꯦ ꯃꯥꯅ ꯑꯥꯗ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅ ꯗꯨꯀꯥꯟ ꯃꯐꯝꯗ ꯂꯩꯈꯤꯕꯅꯤꯅ ꯊꯣꯛꯄ ꯃꯣꯏꯅ ꯂꯣꯏ ꯌꯦꯡꯕꯗꯧꯅ ꯑꯗꯣ ꯁꯣꯝꯗꯗꯤ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒꯅꯦꯕ ꯇꯧꯔꯤ ꯃꯌꯥꯝꯗꯨꯗꯤ ꯃꯥꯅꯁꯨ ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯉꯝꯗꯕꯅꯤꯅ ꯏꯆꯦꯒ ꯏꯕꯥꯏꯒꯁꯤꯅ ꯇꯧꯔꯒ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯏꯕꯥꯏꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯝ ꯈꯟꯖꯕ ꯑꯗ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗꯗꯤ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯆꯦꯁꯤꯅ ꯄꯩꯁꯥ ꯄꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯟꯅ ꯂꯧꯅꯤꯡꯕ ꯂꯧꯔꯝꯕꯁꯤ ꯉꯁꯥꯏꯒꯤ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯆꯦꯁꯤꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯅꯨꯄꯥꯁꯤꯅꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯧꯏ ꯈꯣꯠꯂꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯂꯤꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯧꯕꯗꯨ ꯂꯧꯍꯟꯒꯅꯨ ꯃꯗꯨ ꯄꯤꯒꯅꯨ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦꯕ ꯅꯨꯄꯤꯁꯦ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯄꯩꯁꯥꯁꯦ ꯍꯥꯟꯅꯗꯤ ꯃꯃꯥ ꯃꯄꯥ ꯅꯥꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯍꯤꯗꯥꯛ ꯂꯩꯕꯩꯅꯤ ꯗꯥꯛꯇꯔ ꯆꯠꯄꯩꯅꯤ ꯆꯦꯛ ꯆꯠꯄꯩꯅꯤ ꯇꯦꯁ ꯇꯧꯕꯩꯅꯤ ꯍꯥꯏꯕꯅꯤꯅ ꯄꯤꯕ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯃꯥꯒꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯁꯥꯗ ꯌꯥꯔꯛꯇꯕ ꯂꯨꯍꯣꯡꯗꯕ ꯌꯥꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯇꯨꯡꯈꯠꯂꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯃꯥꯅꯁꯨ ꯄꯩꯁꯥꯁꯦ ꯃꯔꯝ ꯆꯥꯗꯅ ꯃꯆꯦ ꯑꯣꯏꯅ 900 ꯄꯤꯌꯨ 1,000 ꯄꯤꯌꯨ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯄꯤꯗ꯭ꯔꯦꯕ ꯑꯗꯨꯗ ꯅꯨꯄꯤꯁꯤꯅꯅꯦ ꯂꯣꯏ ꯈꯟꯈ꯭ꯔꯦ ꯃꯄꯥ ꯃꯄꯥ ꯂꯣꯏ ꯆꯥꯟꯅꯈꯤꯕ ꯑꯗꯨꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯆꯦꯁꯤꯅ ꯅꯨꯄꯤꯁꯦ ꯑꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯃꯧꯄ꯭ꯋꯥꯁꯤꯅ ꯏꯆꯦ ꯃꯤꯉꯣꯟꯗ ꯇꯥꯏꯅꯒꯅꯨ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯍꯤꯡꯒꯣꯜꯒꯤ ꯌꯨꯝ ꯁꯥꯕꯩ ꯍꯥꯏꯗꯨꯗꯤ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯂꯣꯟ ꯂꯧꯕꯗꯗꯤ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯗꯤ ꯂꯣꯟ ꯂꯧ ꯌꯥꯗꯕꯅꯤꯅ ꯃꯥꯗꯤ ꯏꯆꯝ ꯆꯝꯅꯗ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗꯥꯅ ꯌꯥꯝꯅ ꯈꯪꯉꯒ ꯍꯦꯛꯇ ꯃꯕꯨꯛ ꯐꯠꯇ꯭ꯔꯒ ꯍꯥꯏꯕ ꯈꯣꯠꯄ ꯑꯝꯇ ꯅꯠꯇꯦ ꯏꯕꯥꯅꯤ ꯁꯨꯝ ꯇꯥꯟꯅꯕꯗꯣ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ ꯌꯥꯝ ꯃꯕꯨꯛ ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯏꯆꯦꯗ ꯀꯩꯗꯧꯕꯩ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯗꯩ ꯈꯜꯂꯦꯒ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯅꯣꯡꯃ ꯐꯖꯅ ꯌꯥꯅꯔꯒ ꯆꯦꯜꯂꯛꯑꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯁꯦ ꯃꯆꯦꯁꯤꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯏꯁꯧ ꯐꯖꯅ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯊꯤꯜꯂꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯌꯨꯝꯁꯦ ꯁꯥꯕꯒꯤꯁꯦ ꯇꯥꯟꯅꯔꯦꯕ ꯑꯗ ꯃꯆꯦꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯕꯟꯗꯣꯞ ꯍꯟꯕ ꯉꯝꯃꯣꯏ ꯅꯣꯏꯅ ꯍꯟꯖꯧ ꯑꯗꯨꯒ ꯁꯥꯖꯧꯅ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯗꯣꯏꯕꯅꯤꯅ ꯌꯨꯝꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯕꯟꯗꯣꯞꯁꯤꯁꯨ ꯑꯃꯨꯛ ꯃꯅꯥꯎꯄꯥꯁꯤꯅ ꯍꯟꯖꯔꯦꯕ ꯃꯧꯄꯥꯁꯤꯅꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ
ꯆꯦꯛꯅꯗꯤ ꯁꯥꯕ ꯉꯝꯗꯗꯅ ꯀꯥ ꯑꯃ ꯇꯔꯨ ꯇꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨ ꯃꯆꯥ ꯑꯃꯁꯨ ꯁꯥꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯡꯉꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯍꯥꯞꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯅ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯐꯖꯅ ꯑꯎꯟꯄꯣꯠꯁꯦ ꯍꯥꯞꯄꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯣꯏ ꯆꯦꯜꯂ ꯃꯇꯨꯡꯗ ꯊꯥ 3ꯃꯨꯛ ꯌꯩꯊꯣꯛꯑꯦꯕꯀꯣ ꯂꯩꯌꯦꯕ ꯍꯣꯏ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯑꯩ ꯁꯤ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯆꯧꯈꯤꯒꯦ ꯑꯗꯨ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨ ꯂꯩꯔꯨꯈꯤꯒꯦ ꯅꯪꯒꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯁꯨꯝ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯦ ꯈꯔ ꯋꯥꯔꯤꯁꯦ ꯐꯣꯟꯁꯦ ꯏꯇꯧ ꯇꯧꯔꯛꯇꯕ ꯃꯥꯅ ꯇꯧꯔꯁꯨ ꯄꯥꯏꯔꯛꯇꯕ ꯄꯥꯏꯔꯛꯑꯁꯨ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯝꯖꯜꯂꯛꯄ ꯁꯨꯝꯕ ꯈꯔ ꯅꯨꯄꯤꯁꯤꯅ ꯂꯨꯍꯣꯡꯒꯗꯕ ꯊꯥ 2ꯃꯨꯛ ꯀꯩꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯒꯤ ꯎꯕ ꯐꯪꯈ꯭ꯔꯦꯕ ꯑꯗꯨꯏꯁꯨ ꯃꯥꯁꯨ ꯄꯩꯁꯥꯒꯤ ꯅꯨꯡꯁꯥꯒꯤ ꯃꯊꯥ ꯁꯥꯕꯩ ꯑꯣꯏꯔꯝꯒꯅꯤ ꯂꯨꯍꯣꯡꯕꯅꯒ ꯀꯨꯏꯁꯜꯂꯛꯇꯕꯅꯦꯅ ꯃꯥꯁꯨ ꯑꯗꯨꯝ ꯈꯟꯖꯩꯕ ꯑꯗꯨꯃꯥꯏꯅ ꯑꯇꯩꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯨꯍꯣꯡꯕ ꯀꯩꯅꯣꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯋꯥ ꯑꯃ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥꯡꯗꯗꯤ ꯃꯥꯅ ꯍꯪꯉꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦꯀꯃꯥꯏꯅ ꯈꯥꯏꯅꯈ꯭ꯔꯤꯅꯣꯅ ꯍꯪꯈꯤꯕ ꯀꯣꯏꯅꯔꯤꯉꯩꯗꯀꯣ ꯑꯗꯨꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯏꯆꯦꯒ ꯃꯕꯥꯅꯤ ꯁꯨꯝ ꯃꯣꯠ ꯆꯥꯟꯅꯗꯕ ꯈꯣꯠꯇꯕꯗꯒꯤ ꯏꯆꯦ ꯍꯣꯏꯅ ꯏꯃꯥꯗ ꯑꯃꯨꯛ ꯑꯃ ꯇꯝꯖꯟ ꯑꯗꯩ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯉꯥꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯃ ꯇꯝꯖꯟ ꯑꯩꯅ ꯁꯨꯝ ꯉꯥꯡ ꯁꯨꯝ ꯇꯧꯕꯗꯩ ꯆꯠꯈꯤꯕꯅꯤ ꯍꯥꯏꯌꯦꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨ ꯁꯤ ꯋꯥꯁꯦ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯩꯒꯗꯩ ꯍꯦꯟꯅ ꯀꯅꯥꯝ ꯈꯪꯕ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯦꯐꯧ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯈꯪꯖꯜꯂꯨ ꯍꯥꯏꯍꯧꯗꯕ ꯌꯥꯗꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪ ꯅꯄꯥꯝꯒꯤ ꯅꯃꯥ ꯅꯄꯥ ꯀꯅꯥꯝꯇ ꯅꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯕꯥꯅꯤꯗꯒꯤ ꯍꯦꯟꯅ ꯅꯪ ꯋꯥꯁꯛꯎ ꯍꯥꯏꯔꯒ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯤꯅ ꯃꯥꯅ ꯇꯨꯝꯃꯤꯉꯩ ꯃꯥꯗꯤ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯅꯣꯡ ꯅꯤꯅꯤ ꯑꯗꯩ ꯌꯨꯝꯗ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯗꯨꯀꯥꯟ ꯊꯥꯗꯣꯛ ꯌꯥꯗꯕꯒꯤ ꯑꯗꯩ ꯃꯥꯅ ꯐꯝꯃꯤꯕ ꯗꯨꯀꯥꯟ ꯃꯈꯜꯁꯤꯁꯨꯅꯦ ꯑꯗꯨꯝ ꯊꯦꯡꯉꯐꯥꯎ ꯗꯨꯀꯥꯟꯁꯦ ꯍꯥꯡꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯇꯨꯝꯃꯤꯉꯩꯗ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯨꯝꯃꯤꯉꯩꯗ ꯆꯪꯉꯛꯑꯒ ꯃꯥꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕꯗꯒꯤ ꯅꯨꯄꯤꯁꯦ ꯆꯠꯈꯤꯕꯅꯤ ꯅꯣꯏ ꯏꯕꯥꯏꯁꯤ ꯂꯩꯔꯤꯈꯩꯗꯤ ꯑꯩ ꯌꯨꯝꯁꯦ ꯂꯩꯕ ꯉꯝꯃꯣꯏ ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯅ ꯆꯠꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯕꯥꯏꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯍꯣꯠꯅꯔꯛꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯏꯅ ꯃꯣꯏ ꯃꯈꯥꯗ ꯑꯣꯏꯅ ꯑꯩ ꯂꯩ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄꯅꯤꯅ ꯏꯆꯦꯁꯤꯅ ꯌꯨꯝꯁꯦ ꯂꯩꯔꯛꯏꯁꯦ ꯆꯍꯤ 5 ꯁꯨꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗꯗꯅ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯊꯣꯡ ꯂꯣꯜꯂꯒ ꯇꯨꯝꯃꯨ ꯍꯩꯅ ꯁꯨꯡꯅ ꯇꯨꯝꯃꯨ ꯏꯕꯥꯏꯅꯤꯅ ꯑꯩ ꯃꯥꯒ ꯈꯠꯅꯕ ꯈꯣꯠꯅꯕ ꯑꯗꯨ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯍꯥꯡꯇꯛꯀꯤ ꯑꯩꯒꯤ ꯏꯆꯦ ꯏꯕꯥꯏ ꯀꯥꯏꯅꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯣꯅ ꯍꯥꯏꯈꯤꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯦ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯤꯕꯁꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨ ꯌꯥꯗꯕ ꯇꯨꯝꯃꯒ ꯇꯨꯝꯁꯜꯂ ꯑꯗꯨꯝ ꯂꯩꯕ ꯆꯥꯛꯁꯦ ꯆꯥꯔꯁꯤꯅ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯩ ꯀꯧꯁꯟꯕꯁꯤꯅꯅꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯦꯛ ꯍꯣꯔꯦꯟ ꯄꯨꯡ 12 ꯃꯈꯥꯏꯗ ꯆꯥꯗꯣꯏꯕ ꯄꯨꯡ ꯏꯪ ꯀꯥꯟꯗ ꯄꯨꯔꯥ ꯃꯥꯒꯤ ꯑꯍꯣꯡꯕ ꯋꯥꯁꯨ ꯉꯥꯡꯗꯕ ꯑꯗꯩ ꯗꯨꯀꯥꯟ ꯆꯠꯂꯣꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯩꯗꯤ ꯅꯨꯄꯤꯅ ꯃꯅꯥꯛꯇ ꯆꯪꯉꯦꯗꯅ ꯑꯁ ꯆꯪꯉꯛꯀꯅꯣ ꯑꯩ ꯍꯩꯅꯗꯦ ꯑꯩ ꯁꯦꯟꯒꯤ ꯊꯨꯝꯒꯤ ꯃꯊꯥ ꯃꯌꯥꯝꯁꯤꯒ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯨꯕ ꯈꯣꯠꯂꯨꯕ ꯂꯨꯍꯣꯡꯕꯩ ꯌꯨꯝ ꯁꯥꯕꯩ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯄꯣꯠ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯩ ꯁꯣꯠꯊꯔꯒ ꯂꯧꯔꯨꯕ ꯃꯌꯥꯝ ꯑꯗꯨꯗꯣ ꯑꯩ ꯍꯦꯛ ꯊꯣꯛꯄꯗ ꯄꯣꯠ ꯑꯃꯨꯛ ꯂꯧꯊꯒꯦꯅ ꯍꯥꯏꯕꯗ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯒꯣꯗꯥꯎꯟꯗꯩ ꯑꯃꯨꯛ ꯍꯥꯟꯅ ꯁꯦꯟ ꯊꯤꯗꯣꯛꯇꯣꯏꯅꯤ ꯑꯗꯨꯒꯤꯁꯨ ꯁꯦꯟ ꯑꯅꯧꯕ ꯊꯤꯗꯣꯛꯅꯕꯁꯨ ꯂꯩꯇꯦ ꯍꯥꯟꯅꯒꯤꯁꯨ ꯊꯧꯖꯜꯂꯛꯄ ꯑꯁ ꯑꯩ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯣ ꯑꯩ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯒꯦꯅ ꯍꯥꯏꯔꯒ ꯊꯥ 1-2ꯁꯨ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟ ꯊꯕꯛ ꯆꯠꯂꯣꯁꯨ ꯌꯥꯗꯕꯤꯗꯩ ꯃꯥꯅ ꯃꯔꯨꯞ ꯀꯛꯊꯠꯂꯨꯕ ꯍꯨꯟꯗ ꯌꯥꯔꯛꯇꯦ ꯑꯗꯩ ꯁꯦꯟꯗꯣꯏ ꯍꯨꯟꯗꯕ ꯌꯥꯔꯛꯇꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯁꯅꯥ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯛꯄꯒꯁꯦ ꯀꯥꯏꯔ ꯁꯨꯝ ꯍꯣꯠꯅꯔꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤna ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯦ ꯃꯕꯥꯅꯤ ꯌꯨꯝ ꯑꯃ ꯄꯥꯟꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯕ ꯈꯣꯠꯄꯒꯁꯤꯁꯨ ꯊꯝꯗ꯭ꯔꯦ ꯃꯅꯥꯛꯇ ꯇꯨꯝꯃꯨꯔꯦ ꯑꯁ ꯅꯪ ꯊꯣꯛꯄ ꯇꯨꯝꯃꯣ ꯍꯩꯅꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯍꯦꯛ ꯍꯥꯏꯕꯤ ꯁꯤꯗꯩꯗ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯝꯃꯒ ꯑꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯁꯤꯁꯨ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯦꯝ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯣ ꯃꯄꯥꯝꯒꯤ ꯃꯃꯥꯗ ꯃꯥꯅ ꯅꯨꯡꯊꯤꯜ ꯂꯥꯛꯄꯗ ꯂꯣꯟꯅ ꯌꯦꯡꯍꯜꯂꯦꯕ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗ ꯄꯣꯠꯁꯦꯝꯅꯦꯕꯀꯣ ꯑꯗꯨꯝꯕꯒꯁꯦ ꯊꯦꯡꯅꯈꯤꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯃꯄꯥꯡꯈꯥꯗꯀꯣ ꯑꯗ ꯃꯣꯏꯅ ꯊꯦꯡꯅꯔꯛꯏꯗꯨꯅ ꯑꯩꯈꯣꯏꯒꯤ
ꯃꯣꯝꯄꯥꯛꯁꯦ ꯀꯩꯅꯣꯁꯦ ꯐꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯂꯛꯄꯗ ꯆꯪ ꯇꯥꯕ꯭ꯔꯥ ꯁꯤ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯍꯧ ꯇꯨꯝꯅꯗ꯭ꯔꯤꯉꯩꯗꯒꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯣꯏ ꯑꯍꯜ ꯑꯃꯅꯤ ꯆꯪꯉꯛꯑꯒ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛ ꯍꯥꯏꯒꯠꯄꯗ ꯎꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤ ꯏꯅꯨꯡ ꯅꯨꯡꯁꯤꯗꯅꯕ ꯑꯗꯨꯝꯕꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯃꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯔꯛ ꯆꯦꯜ ꯂꯩꯕ ꯃꯇꯨꯡꯁꯦ ꯁꯤꯗꯩꯁꯤꯗ ꯈꯔ ꯇꯧꯕ ꯖꯥꯠꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯂꯧꯒꯅꯨ ꯋꯥ ꯂꯣꯏꯁꯟꯅꯒꯣ ꯁꯤ ꯅꯨꯄꯤꯁꯦ ꯂꯧꯒꯅꯨ ꯋꯥ ꯂꯣꯏꯁꯟꯅꯈꯤꯁꯤ ꯖꯗꯥꯕꯤ ꯄꯤꯊꯣꯛꯈꯤꯁꯤ ꯍꯥꯏꯕꯁꯤ ꯃꯆꯦꯁꯤꯅ ꯌꯥꯝ ꯇꯣꯏꯅ ꯃꯕꯥꯏꯁꯤꯅ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯅꯨꯄꯥꯁꯤꯅ ꯌꯥꯗꯕ ꯑꯗꯨꯒꯤꯁꯨ ꯅꯩꯅꯕ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏ ꯁꯤ ꯅꯨꯄꯤꯁꯦ ꯂꯧꯔꯗꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏ ꯀꯥꯟꯅ ꯂꯩꯊꯣꯛꯑꯒ ꯂꯩꯕ ꯀꯔꯤꯝ ꯇꯥꯅꯁꯨ ꯌꯥꯗꯕ ꯑꯗꯩ ꯅꯛꯇ ꯅꯛꯁꯜꯂꯀꯥꯟꯗ ꯃꯤꯃꯥꯡ ꯐꯖꯗꯦꯅ ꯌꯥꯎꯗꯤ ꯌꯥꯎꯔꯒ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯨꯊꯣꯛꯇꯕ ꯑꯗꯩ ꯃꯥꯅꯗꯤ ꯃꯆꯦ ꯃꯕꯥꯏꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯃꯉꯣꯟꯗꯒꯤ ꯂꯧꯁꯟꯈꯤꯕ ꯃꯌꯥꯝ ꯀꯥꯅ ꯈꯟꯖꯔꯨꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯗꯁꯨ ꯂꯣꯏ ꯍꯥꯏꯗꯣꯛꯄꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯔꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯁꯦ ꯆꯠꯂꯣꯁꯨ ꯌꯥꯔꯛꯇ ꯑꯃꯁꯨ ꯌꯥꯗꯗꯩ ꯏꯃꯨꯡꯗꯨꯗꯤ ꯆꯥꯛꯈꯨꯝꯗꯤ ꯄꯨꯂꯞ ꯄꯨꯜꯂꯦ ꯑꯗꯩꯗꯤ ꯃꯆꯦꯗꯨꯗꯤ ꯃꯥꯒꯤ ꯑꯗꯨ ꯆꯠꯂꯤꯃꯤ ꯃꯕꯥꯏꯗꯨꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯆꯠꯈꯤ ꯅꯣꯡꯉꯥꯟꯕꯗꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯍꯟꯖꯜꯂꯛꯏ ꯑꯗꯩ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃ ꯆꯥ ꯑꯃꯗꯧ ꯐꯪꯒꯅꯤ ꯃꯆꯦꯠꯁꯦ ꯑꯃꯗꯧ ꯐꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯣ ꯃꯧꯁꯤꯅꯗꯤ ꯆꯥꯛꯁꯦ ꯊꯣꯡꯉꯕꯅꯤꯅ ꯏꯟꯁꯥꯡ ꯂꯩꯇꯦꯅ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯐꯅꯦꯛ ꯐꯤꯔꯣꯜ ꯌꯣꯟꯈꯠꯂꯛꯑꯦ ꯃꯥꯁꯦꯀꯣ ꯑꯗꯒꯤꯗꯤ ꯗꯥꯟꯒꯤ ꯀꯩꯒꯤ ꯃꯣꯏꯅ ꯄꯤꯔꯝꯕ ꯁꯅꯥ ꯁꯥꯎ ꯈꯣꯠꯂꯒ ꯄꯤꯔꯝꯕ ꯄꯩꯁꯥꯁꯦ ꯁꯥꯗ꯭ꯔꯦꯕ ꯁꯦꯟꯗꯣꯏ ꯍꯨꯟꯗꯣꯛꯅꯈꯤꯕ ꯃꯔꯨ ꯍꯨꯟꯗꯣꯛꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯥ ꯑꯅꯤꯍꯨꯝꯁꯦ ꯃꯧ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯂꯨꯄꯥ ꯑꯃꯁꯨ ꯊꯣꯛꯇꯕꯗꯨꯅ ꯆꯨꯝꯅꯒꯤ ꯆꯥꯕ ꯈꯛꯀꯤꯁꯨ ꯅꯠꯇꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯔꯨ ꯀꯛꯊꯠꯂꯨꯕꯒꯤꯁꯨ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯨꯕꯒꯤ ꯃꯊꯣꯏꯁꯨ ꯆꯥꯕꯒꯤꯁꯨ ꯂꯣꯏ ꯄꯨꯈꯠꯂꯛꯄꯁꯤꯗꯗꯤ ꯃꯧꯁꯤꯗꯤ ꯌꯥꯎꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯗꯒꯤꯗꯤ ꯃꯥ ꯃꯌꯥꯝ ꯌꯥꯎꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯜꯂꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯤ ꯄꯩꯁꯥ ꯈꯔ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯤꯡꯒꯦꯅ ꯄꯨꯔꯨꯕꯒꯤꯁꯨ ꯃꯥꯒꯤ ꯂꯤꯛꯀ ꯀꯩ ꯑꯆꯧꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯀꯥꯏꯊꯣꯛꯈꯤꯕ ꯃꯆꯥ ꯃꯁꯨꯁꯤꯅ ꯑꯃꯨꯛ ꯃꯦꯟꯅꯕ ꯑꯗꯨꯒꯤ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕꯁꯦ ꯍꯧꯔꯦꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯑꯃꯁꯨ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯃꯒ ꯁꯨꯝ ꯄꯪꯆꯥ ꯆꯥꯔꯒ ꯄꯪꯇꯨꯝ ꯇꯨꯝꯃ ꯂꯩ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯊꯧ ꯑꯃ ꯇꯧꯔꯤꯕꯅꯤ ꯅꯪꯒꯤ ꯗꯨꯀꯥꯟ ꯂꯩꯔꯤꯕꯅꯤ ꯅꯁꯥ ꯂꯣꯏꯅ ꯀꯩꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯄꯨꯡ ꯑꯁꯨꯛꯅꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯈꯔ ꯈꯠꯅꯔꯦꯕ ꯑꯗꯩ ꯑꯩꯅ ꯋꯥ ꯉꯥꯡꯉꯦ ꯉꯥꯡꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏ ꯑꯃ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦꯅ ꯑꯗꯩꯗꯤ ꯃꯆꯦꯁꯤꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯏꯄ꯭ꯋꯥꯗ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯅ ꯃꯆꯦꯁꯦ ꯃꯔꯝ ꯆꯥꯗꯅ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯗꯤ ꯏꯆꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯏꯃꯨꯡꯁꯦ ꯑꯩꯗꯤ ꯂꯣꯏ ꯄꯨꯕꯗꯤ ꯑꯩꯗꯤ ꯉꯝꯃꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯩꯒ ꯃꯥꯒ ꯋꯥ ꯉꯥꯡꯅꯕꯗ ꯌꯥꯎꯁꯜꯂꯛꯏꯗꯤꯅ ꯅꯪ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅ ꯍꯦꯛꯇ ꯏꯄ꯭ꯋꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯥꯅ ꯑꯩꯒꯤ ꯏꯄ꯭ꯋꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯥꯅ ꯅꯪꯒꯤ ꯅꯧꯄꯥ ꯑꯣꯏꯔꯁꯨ ꯑꯩꯒꯤꯁꯨ ꯑꯩ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯉꯥꯡꯕꯩ ꯑꯩꯁꯨ ꯍꯛ ꯂꯩ ꯏꯃꯨꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯃꯆꯦꯁꯤꯒ ꯑꯣꯏꯅ ꯈꯠꯅꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯒ ꯃꯥꯏ ꯅꯨꯄꯤꯒ ꯈꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒ ꯃꯅꯦꯝꯕꯣꯛꯀ ꯑꯣꯏꯅ ꯈꯠꯅꯍꯧꯕ ꯅꯨꯄꯤꯗꯨꯒ ꯃꯅꯝꯃ ꯅꯤꯉꯣꯟꯒ ꯑꯣꯏꯅ ꯈꯠꯅꯍꯧꯕ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯑꯕꯅꯦꯕꯀꯣ ꯑꯃꯥꯏ ꯃꯕꯥꯅꯤ ꯑꯣꯏꯅ ꯈꯠꯅꯔꯦ ꯑꯗꯩꯗꯤ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂ ꯍꯥꯏꯌꯨꯔꯥ ꯅꯪ ꯈꯪꯉꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯗꯤ ꯅꯪꯁꯦ ꯂꯧꯔꯣꯏꯁꯦ ꯍꯥꯏꯕꯅꯤ ꯅꯪ ꯍꯦꯛ ꯂꯥꯛꯑꯗꯤ ꯏꯃꯨꯡꯁꯦ ꯀꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯣꯏꯅꯔꯤꯉꯩꯗꯒꯤ ꯍꯥꯏꯔꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯣꯛꯅꯧꯅ ꯆꯦꯜꯂꯨꯔꯗꯨꯕꯨ ꯑꯩꯗꯤ ꯂꯧꯔꯣꯏꯁꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯨꯝ ꯊꯨꯒꯥꯏꯔꯛꯀꯅꯦꯁꯦ ꯈꯪꯉꯤ ꯏꯄ꯭ꯋꯥꯁꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯥ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯏꯄ꯭ꯋꯥꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯀꯅꯥ ꯂꯩꯇꯦ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯅꯪ ꯃꯇꯨꯡꯗꯤ ꯉꯥꯡꯗꯦ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜ ꯍꯥꯏꯒꯗꯝꯃꯤ ꯐꯣꯏꯗꯠꯀꯗꯝꯃꯤ ꯅ ꯍꯥꯏꯔꯛꯄꯗ ꯐꯣꯏ ꯂꯥꯎ ꯐꯣꯏ ꯂꯥꯎꯑꯣꯅ ꯍꯦꯛ ꯑꯉꯥꯡ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯆꯍꯤ 12 22 ꯆꯪꯉꯛꯄꯗꯅꯦ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯅ ꯊꯣꯛꯎꯔꯦ ꯑꯗꯩ ꯇꯞ ꯇꯥꯏꯅ ꯀꯔꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗꯒ ꯋꯥꯡꯈꯠꯇꯅ ꯅꯆꯤꯟ ꯈꯨꯝ ꯉꯝꯕ ꯅꯪ ꯑꯅ ꯃꯆꯦꯁꯤꯅ ꯇꯥꯞ ꯍꯦꯛꯇ ꯃꯁꯝꯁꯦ ꯂꯥꯛꯂꯛꯑꯦꯀꯣ ꯑꯗꯩ ꯃꯥꯁꯨ ꯑꯃꯨꯛ ꯍꯜꯂ ꯐꯣꯏꯗꯠꯅꯔꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯌꯦ ꯑꯩ ꯅꯨꯄꯤꯁꯤꯗ ꯏꯆꯦꯁꯤನ ꯃꯁꯝ ꯐꯣꯏꯔꯤꯁꯦ ꯑꯅꯁꯨ ꯏꯆꯦ ꯇꯣꯛꯑꯣꯁꯨ ꯍꯥꯏꯗ꯭ꯔꯕ ꯑꯃꯁꯨ ꯍꯥꯏꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯃꯆꯦꯒꯤ ꯃꯆꯥ ꯑꯗꯩ ꯊꯪꯅꯕꯈꯩꯅ ꯃꯊꯪ ꯇꯥꯟꯅꯔꯛꯇꯅ ꯈꯥꯝꯃꯕ ꯑꯁ ꯃꯗꯨꯒꯤ ꯍꯦꯛꯇ ꯂꯣꯏꯔꯕ ꯃꯆꯦꯁꯤꯅ ꯁꯨꯃꯥꯡ ꯊꯣꯛꯑꯒ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯃꯦ ꯃꯆꯤꯟ ꯈꯨꯝꯕ ꯉꯝꯃꯦ ꯑꯩ ꯅꯨꯄꯥꯗ ꯉꯥꯡꯖꯕꯅꯤ ꯅꯪ ꯈꯛꯀꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯦ ꯒꯥꯅ ꯍꯥꯏꯕ ꯌꯨꯝꯒꯥꯏꯕꯤꯅꯤ ꯃꯁꯤ ꯃꯧꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯍꯟꯅꯤꯡꯗꯗꯅ ꯃꯥꯅ ꯇꯥꯟꯕ ꯍꯧꯔꯦ ꯑꯗꯨ ꯍꯧꯔꯦ ꯑꯩ ꯈꯪꯉꯕꯅꯤ ꯑꯗꯨ ꯇꯧꯔꯕꯅꯤꯅ ꯍꯦꯛꯇ
ꯉꯥꯡꯕꯒ ꯆꯩꯕꯒ ꯍꯦꯛꯇ ꯃꯥꯅ ꯁꯤ ꯃꯧꯁꯦ ꯑꯩ ꯂꯩꯃꯤꯟꯅ ꯉꯝꯃꯣꯏ ꯋꯥꯔꯛꯍꯧꯗ꯭ꯔꯗꯤ ꯃꯁꯤ ꯇꯧꯗꯅꯅꯦ ꯁꯥꯒꯩꯒ ꯐꯝꯅꯩꯌꯦ ꯑꯗꯩ ꯁꯥꯒꯩꯒ ꯐꯝꯃꯒ ꯂꯥꯜꯂꯦ ꯀꯥꯏꯅ ꯈꯨꯔꯝꯍꯟꯕ ꯑꯗꯨꯃꯥꯏꯅ ꯃꯧꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅ ꯅꯨꯡꯁꯤꯗꯕ ꯃꯧꯁꯦ ꯑꯣꯏꯍꯟꯈ꯭ꯔꯦꯕ ꯑꯗꯩ ꯃꯆꯦꯁꯤꯅ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯊꯕꯛꯇꯤ ꯁꯨꯗ꯭ꯔꯒ ꯑꯃꯗ ꯑꯃꯨꯛ ꯀ꯭ꯋꯥ ꯄꯤꯖ ꯑꯃꯗ ꯑꯃꯨꯛ ꯀ꯭ꯋꯥ ꯄꯤꯖ ꯃꯟꯗꯣꯝꯆꯥ ꯑꯃꯒ ꯃꯃꯥꯕꯣꯛ ꯃꯥꯒꯤꯗꯤ ꯁꯥꯒꯩꯅꯤꯗꯅꯀꯣ ꯐꯝꯃꯒ ꯑꯗꯩ ꯃꯈꯨꯔꯥ ꯈꯔ ꯈꯩꯅꯤ ꯆꯥꯒꯟꯕꯗꯨꯅ ꯈꯩꯅꯤ ꯍꯦꯛ ꯂꯩꯕꯤ ꯆꯨꯔꯨꯞ ꯊꯛꯀꯟꯕꯗ ꯆꯨꯔꯨꯞ ꯍꯦꯛ ꯂꯩꯕꯤ ꯇꯧꯔꯒꯅꯦ ꯐꯝꯃ ꯃꯥꯏ ꯃꯤ ꯑꯣꯏꯅꯕꯁꯤꯒꯤ ꯂꯣꯏ ꯈꯣꯝꯃꯦꯕ ꯃꯥꯅ ꯃꯧ ꯃꯆꯤꯟ ꯀꯜꯂꯤ ꯃꯧ ꯐꯠꯇꯦ ꯃꯤ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏ ꯄꯤꯖꯅꯤꯡꯗꯦ ꯑꯗꯨ ꯇꯧꯗꯦ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯁꯥꯎꯒꯠꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯔꯛꯏꯁꯦ ꯑꯗꯨ ꯀꯥꯏꯅꯅꯦ ꯃꯥꯏ ꯅꯨꯄꯥꯗ ꯏꯁꯧ ꯂꯥꯡꯉꯤꯃꯦꯗꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯅꯤ ꯃꯥꯅ ꯂꯥꯡꯉꯛꯏꯁꯦ ꯃꯥ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯦ ꯄꯨꯋꯥꯏꯗ ꯍꯥꯏꯖꯟꯕꯤꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗꯒꯁꯦ ꯉꯥꯅꯨ ꯂꯣꯏꯁꯟꯕꯤ ꯑꯗꯩ ꯍꯨꯏ ꯂꯣꯏꯁꯟꯕꯤ ꯍꯨꯏ ꯃꯊꯤ ꯁꯦꯡꯗꯤ ꯈꯪꯗꯕꯤ ꯑꯗꯩ ꯃꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯁꯨ ꯈꯔ ꯈꯥꯖꯤꯜꯂꯒ ꯉꯥꯅꯨ ꯈꯔ ꯂꯣꯏꯁꯟꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯅꯔꯥꯡꯒꯗꯤ ꯁꯦꯡꯗꯣꯛꯇ꯭ꯔꯒ ꯂꯣꯛ ꯂꯥꯎꯕ ꯑꯩꯈꯣꯏ ꯌꯨꯝ ꯃꯃꯥꯡꯁꯤꯗ ꯀꯣꯟ ꯐꯦꯡꯖꯜꯂꯒ ꯀꯣꯟ ꯆꯥꯝꯕ ꯏꯔꯨꯖꯕꯁꯦ ꯌꯨꯝ ꯃꯃꯥꯡꯁꯤꯗ ꯁꯨꯃꯥꯡꯒꯤ ꯃꯆꯤꯗ ꯂꯣꯏ ꯇꯧꯔꯒ ꯅꯨꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯌꯤꯡꯒ ꯋꯥ ꯏꯟꯕꯤꯗꯣ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯣ ꯃꯥ ꯃꯧ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏ ꯃꯣꯏ ꯏꯃꯨꯡꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣꯅꯦꯅꯅꯦ ꯃꯧ ꯑꯣꯏꯅ ꯌꯦꯡ ꯂꯥꯛꯇꯕ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯑꯗꯤ ꯌꯨꯝꯗꯣ ꯀꯃꯥꯏꯅ ꯄꯥꯜꯂꯤꯖꯥꯠꯅꯣꯅ ꯌꯨꯝ ꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯍꯥꯏꯔꯝꯃꯦ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯄꯗꯩꯗꯤ ꯌꯨꯝꯕꯥꯜꯂꯣꯟꯁꯦ ꯅꯥꯟꯅ ꯄꯥꯜꯂꯣꯀꯣꯅꯅꯦ ꯂꯣꯏ ꯍꯥꯏꯔꯝꯕ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯁꯤꯅ ꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯧꯈꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯥꯒꯩꯁꯤꯅ ꯑꯩ ꯌꯥꯏ ꯌꯥꯗꯦꯁꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯗꯩ ꯑꯩꯅ ꯑꯗꯨ ꯇꯧꯔꯤꯃꯤ ꯑꯩꯅ ꯑꯗꯨ ꯇꯧꯔꯤꯃꯦꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯎꯠꯂꯨ ꯑꯩꯒꯤ ꯏꯒꯨꯟꯁꯦ ꯈꯪꯉꯛꯑꯀꯥꯟꯗ ꯑꯗꯨꯝ ꯌꯥꯖꯔꯛꯄꯅꯦ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯅ ꯁꯥꯒꯩꯗꯨꯗ ꯃꯤꯅꯧ ꯑꯣꯏꯅ ꯆꯪꯉꯨꯕꯅꯤ나 ꯑꯩꯒꯤ ꯏꯒꯨꯟꯁꯦ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯈꯪꯉꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇꯅꯦ ꯑꯩꯅ ꯈꯣꯝꯃꯨꯗ꯭ꯔꯁꯨ ꯀ꯭ꯋꯥ ꯃꯇꯝ ꯄꯤꯖꯔꯒ ꯑꯩ ꯃꯤꯆꯪ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯋꯥꯔꯤ ꯂꯤꯔꯨꯗ꯭ꯔꯁꯨ ꯁꯥꯔꯨꯗ꯭ꯔꯁꯨ ꯃꯤꯅ ꯃꯃꯤꯠꯅ ꯎꯕꯗꯨꯅ ꯂꯣꯏ ꯈꯪꯉꯛꯄꯅꯦ ꯍꯥꯏꯕ ꯃꯥꯅ ꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯁꯦ ꯌꯨꯝ ꯊꯣꯡꯒꯥꯟ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯍꯤꯡꯒꯣꯜ ꯂꯩꯕꯁꯦ ꯁꯨꯃꯥꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯠ ꯏꯆꯣꯡ ꯆꯣꯡꯉꯒ ꯂꯩꯔꯝꯕꯗꯣ ꯃꯥꯁꯤꯅꯅꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯒ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯂꯣꯏꯊꯣꯛꯑꯒꯅꯦ ꯅꯤꯉꯣꯜꯁꯤꯒ ꯑꯣꯟꯁꯟꯅꯕ ꯇꯟꯗꯅ ꯍꯤꯡꯒꯣꯜꯁꯦ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯥꯗꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯣꯏ ꯁꯨꯃꯥꯡꯁꯦ ꯄꯥꯛꯑꯦ ꯍꯥꯏꯕ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯨ ꯄꯥꯛꯄ ꯂꯣꯏ ꯇꯩꯗꯅ ꯏꯃꯨꯡꯒꯤ ꯀꯥ ꯇꯩꯗꯅ ꯆꯥꯛꯁꯪ ꯑꯗꯩ ꯌꯦꯅꯈꯥ ꯂꯨꯈꯥ ꯇꯩꯗꯅꯅꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯂꯩꯀꯥꯏꯁꯤꯅ ꯃꯥꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦꯕ ꯂꯣꯏ ꯁꯥꯒꯩꯁꯤꯅ ꯎꯔꯕꯅꯤꯅ ꯈꯪꯉꯕꯅꯤꯅ ꯑꯁ ꯃꯧꯁꯦ ꯂꯥꯛꯄꯗꯩ ꯃꯣꯏ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯃꯥꯜꯂꯦꯍꯦ ꯌꯨꯝꯁꯦ ꯌꯨꯝ ꯃꯥꯜꯂꯦꯍꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯄꯥꯛ ꯇꯩ ꯀꯥꯟꯅ ꯃꯣꯏ ꯃꯃꯧꯗꯐꯧ ꯅꯣꯏꯅ ꯇꯩꯕꯅ ꯊꯥ ꯃꯀꯣꯏ ꯑꯃꯈꯛ ꯃꯆꯦꯠ ꯑꯃꯈꯛ ꯇꯩ ꯃꯤꯅ ꯁꯃꯨꯗ꯭ꯔꯗꯧ ꯄꯥꯛꯅ ꯇꯩ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜꯁꯦ ꯃꯥꯅ ꯀꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯅꯦ ꯆꯥꯕꯁꯤ ꯉꯝꯗꯗꯅꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯗ ꯃꯥꯅ ꯄꯤꯔꯕ ꯈꯥꯃꯦꯟ ꯁꯤꯟꯕ ꯀꯣꯜꯂꯤ ꯍꯋꯥꯏ ꯃꯥꯅ ꯊꯥꯕ ꯌꯦꯟꯗꯦꯝꯒ ꯄꯥꯡꯈꯠꯂꯛꯄ ꯃꯌꯥꯝꯁꯦ ꯄꯤꯊꯣꯛꯑꯦꯕ ꯃꯥꯅ ꯑꯗꯩ ꯂꯂꯣꯟꯕꯤꯗꯐꯧ ꯌꯣꯜꯂꯕ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡꯁꯤꯗ ꯃꯥꯁꯦ ꯍꯣꯠꯅ ꯈꯜꯂꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯌꯣꯡꯈꯝ ꯑꯃ ꯂꯩꯕꯤꯌꯣꯅ ꯇꯛꯑꯒ ꯐꯤꯁꯨ ꯑꯃꯨꯛ ꯁꯥꯔꯕ ꯍꯤꯡꯒꯣꯜ ꯁꯨꯕ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯍꯤꯡꯒꯣꯜ ꯁꯨꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦꯕ ꯄꯣꯠ ꯊꯥꯕ ꯃꯇꯝꯗ ꯊꯥꯕ ꯃꯈꯣꯡ ꯈꯔ ꯌꯥꯟꯕꯤꯕ ꯅꯥꯄꯤ ꯈꯔ ꯁꯦꯡꯕꯅꯦꯕ ꯆꯥꯡ ꯅꯥꯏꯅ ꯑꯌꯨꯛꯁꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯃꯥꯅ ꯅꯨꯡꯁꯥ ꯍꯦꯟꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯨꯍꯧꯕꯀꯣ ꯑꯗꯩ ꯃꯆꯦ ꯑꯃ ꯅꯤꯉꯣꯟꯗꯨꯒꯤ ꯃꯆꯥꯁꯦ ꯁ꯭ꯀꯨꯜ ꯆꯠ ꯅꯪꯅꯕ ꯑꯅꯤꯁꯦ ꯃꯣꯏ ꯑꯗꯨꯒꯤꯁꯨ ꯃꯥꯅ ꯆꯥꯛ ꯊꯣꯡꯖꯩꯅꯦꯕ ꯃꯥ ꯅꯣꯡꯃꯇ ꯅꯤꯉꯣꯟꯁꯤꯗ ꯇꯥꯅꯕ ꯗꯨꯛ ꯊꯥꯕ ꯆꯥꯛ ꯊꯣꯡꯕ ꯇꯧꯗꯦ ꯅꯤꯉꯣꯟꯁꯤꯅꯁꯨ ꯌꯥꯎꯔꯣꯏꯅ ꯌꯥꯎꯗꯦ ꯃꯥꯁꯨ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯦ ꯀꯩꯝꯇ ꯃꯧ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯑꯩꯒꯤꯗꯤ ꯌꯨꯝꯅꯤ ꯁꯤꯁꯦ ꯑꯗ ꯃꯥꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯐꯤ ꯃꯔꯣꯡꯒꯁꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯖꯩꯌꯦꯕꯀꯣ ꯑꯗ ꯅꯤꯉꯣꯜ ꯃꯋꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟ ꯃꯥꯅ ꯌꯥꯝ ꯍꯩꯅꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯋꯥꯏ ꯇꯩꯔꯦꯗꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯁꯤꯗ ꯃꯥꯡꯒꯣꯟꯗꯒꯤ ꯂꯦꯞꯄ ꯌꯦꯡꯊꯔꯛꯄ ꯑꯗꯩ ꯃꯥꯅ ꯃꯥꯡꯒꯣꯟꯁꯤ ꯋꯥꯏ ꯇꯩꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗꯩ ꯑꯗꯨꯝ ꯌꯦꯡ ꯂꯩꯕ ꯁꯨꯝꯕꯁꯦ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯀꯣꯟ ꯐꯦꯡꯉꯦꯗꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯕ ꯃꯥꯡꯒꯣꯟ ꯃꯊꯛꯇꯩ ꯃꯣꯏꯗꯤ ꯃꯃꯥꯡꯗ ꯐꯦꯡꯉꯤꯗꯅ ꯀꯣꯟꯁꯦꯀꯣ ꯑꯗꯩ ꯁꯨꯝꯕ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯏꯔꯨꯖꯕꯁꯦ ꯍꯦꯛ ꯃꯣꯏꯁꯦ ꯈꯥꯖꯤꯜꯂꯒ ꯂꯨꯕꯖꯥꯠꯅꯦꯕ ꯊꯣꯛꯂꯛꯄꯗ ꯀꯩꯅꯣꯁꯤ ꯃꯌꯥꯗꯨꯗ ꯍꯦꯛ ꯂꯩꯔꯝꯕ ꯁꯨꯝꯕꯁꯦ ꯃꯉꯣꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯤꯅ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯑꯗꯨ ꯆꯦꯛꯁꯜꯂꯣ ꯋꯥ ꯉꯥꯡꯊꯣꯛꯀꯅꯨ ꯈꯟꯅꯔꯛꯀꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛꯅ ꯍꯥꯏꯔꯦꯕ ꯑꯍꯥꯟꯕꯩꯁꯨ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯃꯤꯉꯣꯟꯗꯨꯗ ꯈꯟꯅꯈ꯭ꯔꯕꯅꯤꯅ ꯃꯈꯣꯡ ꯄꯥꯏꯔ ꯈꯨꯔꯝꯃꯟꯗꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯗꯅ ꯑꯗꯩ ꯃꯆꯤꯟ ꯈꯨꯝꯃꯦꯅ ꯁꯥꯒꯩ ꯐꯝꯅ ꯇꯧꯅꯈ꯭ꯔꯕꯅꯤꯅꯀꯣ ꯃꯥꯁꯦ ꯑꯗꯨꯗꯣ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯄꯨꯟꯁꯤꯗ ꯃꯤ ꯑꯃꯇꯒ ꯈꯟꯅꯔꯛꯇ꯭ꯔꯤ ꯃꯁꯝ ꯐꯣꯏꯔ ꯈꯠꯅꯔꯦ ꯁꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯃꯊꯛꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯟꯅ ꯐꯣꯏꯔꯨꯕ ꯅꯠꯇꯦ ꯃꯥꯅ ꯐꯣꯏꯔꯛꯄꯅꯦ ꯑꯗꯣ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤನ ꯈꯨꯠ ꯍꯟꯕꯅꯤ ꯍꯣꯏ ꯑꯩ ꯏꯅꯝꯃꯅꯤ ꯏꯊꯍꯟꯅꯦꯅꯗꯤ ꯍꯟꯗꯕꯗꯤ ꯇꯧꯗꯦ ꯑꯩ ꯑꯗꯨꯝ ꯍꯟꯕꯗꯣ ꯍꯜꯂꯤ ꯍꯥꯏꯒꯦ ꯑꯩ ꯍꯟꯗꯦ ꯃꯥꯅ ꯐꯣꯏꯌꯦꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯜꯂꯣꯏ ꯃꯥ ꯑꯗꯨꯝ ꯁꯦꯡꯅ ꯂꯤꯌꯦꯕꯀꯣ ꯑꯗꯩꯗꯤ
ꯀꯩꯅꯣꯁꯤ ꯃꯥꯏ ꯅꯨꯄꯥꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯋꯥ ꯉꯥꯡꯊꯣꯛꯀꯅꯨ ꯑꯗꯨꯝ ꯍꯥꯏ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯏꯅꯝꯃ ꯑꯗꯨ ꯁꯦꯅ ꯇꯧꯅ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯇꯧꯖꯩ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯥ ꯅꯤꯉꯣꯟꯗꯗꯤ ꯋꯥꯒꯁꯦ ꯉꯥꯡꯗꯦ ꯈꯨꯝꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯥꯅ ꯑꯗꯨꯝ ꯃꯥꯁꯦ ꯃꯁꯥꯁꯦ ꯆꯦꯛꯁꯤꯟꯖꯩꯌꯦꯕ ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯂꯩꯈꯤꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯁꯨ ꯃꯥꯅ ꯙꯨꯛꯁꯦ ꯁꯥꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯤꯡꯒꯣꯜꯁꯨ ꯁꯨꯕ ꯐꯤꯁꯨ ꯁꯥꯕ ꯏꯃꯨꯡ ꯃꯥꯡꯒꯣꯟꯁꯨ ꯂꯣꯏ ꯇꯩꯕ ꯑꯗꯩ ꯑꯃꯨꯛꯅꯦ ꯄꯦꯟꯗꯗꯅ ꯅꯨꯡꯗꯥꯡꯁꯦ ꯙꯨꯛ ꯑꯃꯨꯛ ꯁꯥꯏꯌꯦꯕ ꯃꯥꯁꯦ ꯙꯨꯛ ꯁꯥꯕꯁꯦ ꯅꯨꯡꯗꯥꯡꯁꯤꯗ ꯙꯨꯛ ꯁꯥꯕꯁꯤꯗꯅꯦ ꯅꯤꯉꯣꯜ ꯃꯋꯥꯁꯤꯅ ꯍꯩꯃꯥ ꯅꯪꯕꯨ ꯙꯨꯛ ꯁꯥ ꯍꯩꯕ꯭ꯔꯅꯦꯅ ꯌꯥꯝ ꯅꯛꯅ ꯐꯝꯖꯤꯜꯂꯛꯄ ꯃꯁꯥꯁꯦ ꯊꯦꯡꯗꯣꯏꯒꯤ ꯑꯗꯩ ꯃꯥꯁꯦ ꯄꯣꯛ ꯍꯧꯒꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯆꯪꯁꯤꯜꯂꯦ ꯍꯥꯏꯌꯦꯕ ꯀꯥꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯩꯅꯗꯕꯁꯤ ꯎꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯁꯠꯂꯥꯎ ꯍꯦꯛ ꯃꯉꯣꯟꯗ ꯅꯛꯁꯜꯂꯛꯄ ꯈꯣꯠꯄꯁꯦ ꯉꯝꯗꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯅꯒꯁꯦ ꯑꯁ ꯅꯣꯏꯒꯤ ꯃꯧꯁꯦ ꯃꯐꯤ ꯃꯔꯣꯟ ꯃꯁꯥ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯤꯔꯣꯟ ꯐꯖꯅ ꯏꯜꯂꯒ ꯃꯁꯥ ꯀꯨꯞꯄꯒ ꯑꯩꯈꯣই ꯐꯤꯔꯣꯟ ꯆꯤꯡꯈꯠꯂꯒ ꯐꯖꯅ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯇꯩꯅ ꯐꯤ ꯌꯥꯅꯦꯁꯨ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯐꯤꯔꯣꯟ ꯆꯤꯡꯈꯠꯇꯦ ꯅꯣꯏ ꯃꯧꯁꯦ ꯃꯁꯥ ꯆꯦꯛꯁꯤꯜꯂꯤ ꯌꯥꯝꯅ ꯒꯥꯏꯅ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯣꯏ ꯊꯥꯒꯠꯄꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯒꯁꯦ ꯅꯪ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯥꯁꯨ ꯅꯥꯜꯂꯤ ꯃꯔꯝꯁꯨ ꯃꯣꯏ ꯍꯤꯡꯒꯣꯜ ꯁꯪꯕꯅ ꯁꯨꯔꯤꯕ ꯒꯥꯏꯅꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯀꯩꯅꯣ ꯗꯨꯀꯥꯟꯗꯩ ꯍꯜꯂꯛꯄ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯍꯜꯂꯛꯄꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯗꯨꯀꯥꯟꯃꯛꯇ ꯊꯣꯛꯎꯔꯁꯨ ꯍꯥꯏꯔꯛꯄ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯀꯥꯏꯅ ꯑꯗꯩ ꯍꯣꯇꯦꯜꯃꯛꯇ ꯊꯣꯛꯎꯔꯁꯨ ꯍꯥꯏꯔꯛꯄ ꯍꯔꯥꯎꯖꯩꯕ ꯅꯨꯄꯥꯗꯨꯅꯀꯣ ꯑꯗꯩꯗꯤ ꯅꯤꯉꯣꯜꯁꯤꯅꯗꯤ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯇꯝꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯑꯩꯈꯣꯏꯁꯦ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯆꯥꯛꯁꯦ ꯌꯥꯝ ꯊꯣꯡꯗꯦ ꯑꯗꯩꯗꯤ ꯑꯣꯛꯇꯦ ꯑꯗꯨ ꯇꯧꯗꯦꯅ ꯅꯨꯄꯥꯁꯤꯅ ꯑꯣꯛꯇ꯭ꯔꯗꯤ ꯏꯆꯦꯅ ꯍꯦꯛ ꯊꯣꯡꯉꯨ ꯌꯥꯝ ꯊꯣꯡꯗ꯭ꯔꯗꯤ ꯏꯆꯦꯅ ꯍꯦꯛ ꯊꯣꯡꯉꯨ ꯍꯦꯛ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯑꯗꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯃꯆꯦꯁꯤ ꯁꯨꯝ ꯁꯥꯎꯒꯠꯂꯛꯑꯦꯗꯅꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤꯅꯦ ꯃꯣꯏꯁꯦ ꯀꯩꯅꯣꯁꯤꯒ ꯅꯤꯉꯣꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯃꯥꯅ ꯍꯥꯟꯅ ꯃꯧꯁꯦ ꯌꯣꯜꯂꯨꯕꯅꯦꯕ ꯌꯣꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯑꯃꯨꯛ ꯃꯧꯁꯤꯗ ꯃꯤꯅ ꯄꯥꯎꯁꯦ ꯇꯝꯃꯛꯑꯦꯗꯅ ꯑꯗ ꯃꯧꯁꯤꯅ ꯋꯥꯍꯩ ꯈꯤꯇꯪ ꯍꯥꯏꯔꯝꯕꯗꯨꯅꯤꯗ ꯃꯥꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯗꯣ ꯃꯥꯗꯤ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯅ ꯂꯣꯏ ꯇꯧꯔ ꯂꯣꯏꯔꯦꯗ ꯑꯩꯒꯤꯗꯤ ꯌꯨꯝꯅꯤꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯅꯪꯅ ꯑꯗꯨ ꯍꯥꯏꯌꯦ ꯅꯪꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤꯗꯤ ꯌꯨꯝꯅꯦꯌꯦ ꯅꯪꯅ ꯍꯥꯏꯌꯦ ꯅꯪ ꯉꯔꯥꯡꯈꯛ ꯂꯥꯛꯑꯒ ꯅꯪꯅ ꯑꯩꯒꯤꯗꯤ ꯌꯨꯝꯅꯤ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯁ ꯍꯦꯛꯇ ꯈꯟꯅꯕꯁꯦ ꯐꯖꯅ ꯍꯧꯔꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃꯁꯨ ꯈꯟꯅꯔꯦꯀꯣ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯒ ꯈꯟꯅꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯍꯜꯂꯛꯑꯦꯕ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯈꯠꯅꯔꯤꯉꯩꯁꯤꯗ ꯍꯜꯂꯛꯑꯦ ꯑꯗꯩ ꯀꯔꯤ ꯋꯥꯍꯧꯒꯤꯅꯣ ꯑꯗꯨꯒꯤꯅꯣ ꯑꯗꯨ ꯑꯁ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯆꯠꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯠꯈꯣ ꯍꯥꯏꯕ꯭ꯔꯥ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯑꯗꯨ ꯇꯧꯁꯦ ꯑꯗꯥ ꯇꯧꯁꯦꯅ ꯑꯗꯩ ꯃꯕꯥꯏꯁꯤꯅꯒ ꯅꯪ ꯅꯨꯄꯤꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯩ ꯃꯕꯥꯏꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛ ꯄꯤꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯅ ꯑꯗꯒꯤꯗꯤ ꯃꯧꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯀꯣ ꯀꯩꯗꯧꯕꯩ ꯍꯤꯡꯒꯣꯜ ꯁꯔꯨꯛ ꯄꯤꯗꯣꯏꯕ ꯍꯤꯡꯒꯣꯜꯅꯦꯅ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯈꯖꯤꯛ ꯈꯛꯇꯪꯗ ꯏꯌꯥꯝꯕꯒꯤ ꯏꯕꯥꯅꯤꯒꯤ ꯌꯦꯟꯅꯔꯒ ꯑꯩꯒꯤ ꯇꯪꯈꯥꯏ ꯊꯝꯃꯝꯃꯒ ꯃꯥꯒꯤ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤꯗꯒꯤ ꯀꯩꯗꯧꯕꯩ ꯄꯤꯗꯣꯏꯅꯣ ꯑꯗꯩ ꯅꯣꯏꯅ ꯕꯟꯗꯣꯞ ꯊꯝꯃꯝꯗꯅ ꯑꯩꯅꯁꯨ ꯍꯜꯂꯒ ꯂꯨꯍꯣꯡ ꯃꯌꯥꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯄꯤꯗꯣꯏꯕ ꯅꯣꯏꯁꯦ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯏꯒꯤ ꯑꯥꯗ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯨꯗꯤ ꯂꯩꯌꯨ ꯑꯩ ꯃꯐꯝ ꯑꯗꯨꯝ ꯑꯗꯩ ꯏꯆꯦꯁꯦ ꯍꯜꯂꯛꯑꯦ ꯍꯥꯏꯔꯕ ꯑꯃ ꯂꯩꯌꯨ ꯑꯗꯨꯁꯨ ꯅꯠꯇꯅ ꯅꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯅ ꯀꯩꯗꯧꯕꯩꯅꯣ ꯑꯩꯗꯤ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯠꯅꯔꯖꯥꯠꯅꯦꯕ ꯑꯗꯩ ꯃꯧꯁꯤꯅ ꯂꯣꯏ ꯏꯟꯁꯤꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯁꯤ ꯃꯧꯁꯤꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤꯅ ꯇꯧꯗꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯦ ꯑꯗꯩ ꯈꯨꯝꯅꯕ ꯌꯥꯕ ꯈꯨꯝꯅꯔꯦ ꯀꯩꯅꯣꯗ ꯏꯃꯥ ꯏꯄꯥ ꯑꯩꯅ ꯂꯣꯏ ꯁꯦꯕꯥ ꯇꯧꯔꯛꯄꯅꯤ ꯅꯪꯅ ꯗꯨꯀꯥꯟꯗ ꯂꯩꯊꯣꯛꯈ꯭ꯔꯒ ꯄꯩꯁꯥ ꯂꯧꯔꯤ ꯃꯌꯥꯝꯗꯨꯗꯤ ꯅꯪꯅ ꯃꯣꯏꯁꯤ ꯂꯣꯏ ꯊꯣꯛꯑ ꯇꯥꯟꯅꯔꯦꯕ ꯈꯟꯅꯔꯗꯤ ꯂꯣꯏ ꯊꯣꯛꯑ ꯇꯥꯟꯅꯩꯗꯅ ꯑꯗꯨꯒꯗꯤ ꯅꯪꯅ ꯂꯥꯛꯑ ꯗꯨꯀꯥꯟꯗꯩ ꯂꯧꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯤ ꯑꯗꯩ ꯂꯩꯀꯥꯏꯁꯤꯅꯁꯨ ꯅꯣꯏ ꯀꯩꯅꯣꯗꯣ ꯅꯣꯏ ꯕꯕꯥꯗꯣ ꯀꯣꯟꯅ ꯃꯤꯅ ꯃꯧꯁꯤꯗ ꯍꯥꯏꯔꯛꯑꯦꯕ ꯅꯣꯏ ꯀꯨꯕꯣꯛꯇꯣ ꯅꯣꯏ ꯀꯩꯅꯣꯅ ꯅꯤꯉꯣꯜꯁꯤꯅ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯍꯦꯛ ꯄꯤꯊꯛꯇꯗꯅ ꯃꯌꯥꯝꯗꯩ ꯅꯤꯔꯒ ꯍꯦꯛ ꯁꯤꯒꯤ ꯑꯃꯗ ꯑꯃꯨꯛ ꯐꯝꯃꯤ ꯑꯃꯗ ꯑꯃꯨꯛ ꯐꯝꯃꯤ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯊꯛ ꯐꯪꯅꯕ ꯅꯥꯔꯁꯨ ꯍꯤꯗꯥꯛꯐꯥꯎ ꯂꯩꯕꯤꯗꯦ ꯌꯥꯝ ꯋꯥꯅ ꯁꯤꯒꯤ ꯕꯤꯈꯥꯔꯤ ꯑꯣꯏꯔ ꯁꯤꯒ ꯍꯥꯏꯔꯛꯄ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯇꯝꯃꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯌꯦꯅ ꯃꯣꯏꯅ ꯗꯨꯀꯥꯟꯗꯩ ꯂꯥꯛꯑ ꯂꯧꯈ꯭ꯔꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯗꯤꯅ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯂꯣꯏ ꯈꯟꯅꯕꯗ ꯍꯥꯏꯗꯣꯛꯅꯔꯦꯗꯅ ꯅꯪ ꯍꯦꯛ ꯄꯣꯛꯏꯕ ꯅꯃꯥꯅꯤ ꯅꯄꯥꯅꯤ ꯅꯪꯅ ꯄꯤꯖꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗꯩꯁꯨ ꯂꯧꯔꯤꯕ ꯂꯥꯛꯇꯅ ꯑꯗꯩ ꯏꯃꯥ ꯏꯄꯥꯒꯤꯅꯦꯅ ꯅꯣꯏꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤꯃꯦꯅꯁꯨ ꯄꯤꯔꯤꯕ ꯑꯗꯣ ꯁꯣꯝꯗꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯈ꯭ꯌꯥꯁꯨ ꯌꯧꯍꯜꯂꯝꯗꯕ ꯃꯤ ꯑꯃ ꯅꯦꯛꯑꯒꯅꯦ ꯇꯣꯂꯣꯞ ꯄꯤꯔ ꯏꯃꯥ ꯏꯄꯥ ꯁꯦꯕꯥ ꯇꯧꯍꯜꯂꯝꯕꯅ ꯐꯩ ꯅꯣꯏꯅ ꯐ꯭ꯔꯤꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯅꯗꯅꯤ ꯍꯣꯠꯅꯔꯛꯏꯕ ꯄꯩꯁꯥ ꯑꯃꯐꯧ ꯇꯨꯡꯉꯝꯕ ꯅꯠꯇꯦ
ꯁꯤꯗ ꯅꯣꯏꯅ ꯍꯦꯛ ꯂꯩꯕꯗꯒꯤ ꯑꯗꯨ ꯄꯤꯌꯣꯅ ꯑꯉꯥꯡ ꯃꯤꯡ ꯆꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯂꯩꯕꯤꯕ ꯇꯧꯕꯤꯕꯗꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯏꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯦꯛ ꯍꯥꯏꯔꯨꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯤ ꯅꯣꯏꯅ ꯍꯥꯏꯗꯣꯏꯒꯤ ꯇꯥꯟꯗꯣꯏꯒꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯤꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯈꯠꯅꯔꯦ ꯌꯥꯝ ꯆꯥꯎꯅ ꯈꯠꯅꯔꯦ ꯑꯗꯨꯒ ꯑꯗꯨꯗꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯈꯠꯅꯔꯦ ꯃꯆꯦꯁꯤꯒ ꯃꯧꯄ꯭ꯋꯥꯁꯤꯒ ꯑꯣꯏꯅ ꯈꯠꯅꯔꯦ ꯑꯗꯩ ꯑꯩꯉꯣꯟꯗ ꯐꯨꯕ ꯉꯝꯃꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯦꯛꯇ ꯀꯞꯇꯅ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯁꯥꯡ ꯇꯤꯡꯊꯣꯛꯇꯅ ꯍꯦꯛꯇ ꯑꯩ ꯐꯨꯔꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯅ ꯏꯆꯦ ꯍꯥꯏꯕꯗꯤ ꯃꯃꯤꯠꯅꯕꯨ ꯇꯥꯏꯅꯔꯛꯄꯅ ꯑꯃꯨꯛ ꯃꯧꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯍꯩꯊꯔꯛꯇꯣꯏꯕ ꯃꯃꯤꯠꯅꯕꯨ ꯀꯟꯅ ꯌꯦꯡꯉꯝꯗꯕꯗꯣ ꯑꯩꯉꯣꯟꯗ ꯐꯨꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯦꯛꯇ ꯃꯌꯥꯝ ꯆꯦꯟꯊꯣꯛꯅꯗꯅ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯑꯗ ꯃꯧꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩ ꯇꯣꯉꯥꯟ ꯆꯥꯟꯅꯔꯒꯦ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯐꯩꯁꯨ ꯍꯥꯏꯗꯕ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯕꯕꯨ ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯟꯅꯔꯒꯦ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯩ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯇꯁꯦꯡꯅꯅ ꯃꯧꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁꯤꯅꯤ ꯃꯣꯏꯅ ꯈꯤꯇꯪ ꯄꯨꯊꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏ ꯉꯝꯃꯤꯁꯤꯅꯤ ꯃꯧ ꯃꯥꯅ ꯑꯗꯨ ꯇꯧꯋꯦ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯃꯇꯝꯗꯨꯗꯤ ꯈꯒ ꯂꯣꯏ ꯈꯪꯉꯦꯕꯀோ ꯑꯗꯣ ꯅꯤꯉꯣꯜꯁꯤꯒꯤ ꯍꯥꯟꯅ ꯃꯤꯆꯪ ꯆꯪꯉꯝꯕ ꯃꯌꯥꯝꯁꯤ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨ ꯃꯧꯁꯤꯅ ꯆꯥꯛꯄꯨ ꯊꯣꯡꯕꯅꯦ ꯑꯃꯕꯨ ꯇꯧꯕꯅꯦ ꯍꯤꯡꯒꯣꯜꯕꯨ ꯁꯨꯕꯅꯦ ꯂꯣꯏ ꯍꯣꯠꯅꯩ ꯅꯪꯅ ꯀ꯭ꯋꯥꯝꯒ ꯑꯗꯨꯝ ꯂꯩ ꯌꯥꯔꯦ ꯅꯣꯏ ꯂꯩꯃꯤꯟꯅ ꯌꯥꯔꯣꯏ ꯅꯤꯉꯣꯜꯒ ꯃꯧꯒꯕꯨ ꯀꯅꯥ ꯂꯩꯃꯤꯟꯅ ꯌꯥꯗꯣꯏꯅꯣ ꯌꯥꯔꯦ ꯃꯇꯝ ꯈꯔ ꯅꯣꯏ ꯄꯨꯜꯂꯦ ꯀꯣꯜꯂꯦ ꯃꯣꯏꯅ ꯅꯧꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯥꯟꯅꯔꯣ ꯍꯥꯟꯅ ꯇꯣꯈꯥꯏ ꯆꯥꯅꯔꯦꯕꯀꯣ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨ ꯆꯥꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯧꯄ꯭ꯋꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯣꯏ ꯀꯔꯤꯕꯣꯏ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯈꯪꯗꯕꯗꯣ ꯋꯥꯗꯤ ꯍꯥꯏꯗꯣꯛꯅꯈ꯭ꯔꯒꯁꯨ ꯇꯣꯈꯥꯏꯗꯤ ꯍꯦꯛ ꯆꯥꯕ ꯉꯝꯗꯕꯀꯣ ꯑꯗꯨꯗ ꯏꯆꯦ ꯍꯣꯔꯦꯟꯗꯤ ꯁꯤ ꯊꯣꯡꯉꯨ ꯏꯆꯦ ꯉꯥꯏꯍꯥꯛꯀꯤ ꯈꯟꯅꯕꯩ ꯄꯨꯡꯉꯥꯡ ꯉꯥꯡꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯄꯤꯔꯝꯕꯁꯦ ꯃꯆꯦꯁꯤꯅ ꯉꯍꯥꯟꯈꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯝꯗꯕꯁꯤꯅ ꯉꯟꯇꯥ ꯊꯣꯡꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯃꯧꯁꯤꯒꯤꯗꯤ ꯆꯥꯛ ꯍꯥꯞꯇꯕ ꯅꯪꯒꯤ ꯆꯥꯛꯇꯤ ꯁꯤꯗ ꯂꯩꯀꯣ ꯍꯦꯛ ꯍꯥꯏꯔꯝꯕ ꯑꯗꯩ ꯃꯧꯄ꯭ꯋꯥꯁꯤꯅ ꯍꯜꯂꯛꯑꯦꯗꯅ ꯄ꯭ꯔꯕꯞ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯆꯥꯛꯁꯤꯗ ꯊꯤꯔꯦꯀꯣ ꯍꯥꯏꯕ ꯃꯧꯁꯤꯒꯤꯗꯤ ꯍꯥꯞꯇꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗ ꯃꯧꯄ꯭ꯋꯥꯁꯤꯅ ꯏꯆꯦ ꯅꯧꯄꯥꯅ ꯂꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯋꯥꯉꯥꯡꯗ ꯂꯩꯔꯁꯨ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨꯗꯣ ꯏꯆꯦꯅ ꯃꯥꯒꯤ ꯆꯥꯛ ꯍꯥꯞꯇꯅ ꯑꯩ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯦ ꯑꯩꯅꯗꯤ ꯍꯥꯞꯄꯔꯣꯏ ꯃꯥꯒꯤ ꯆꯥꯛꯇꯤ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯂꯧꯔꯛꯏꯕ ꯑꯗꯨꯅ ꯐꯔꯦ ꯏꯆꯦ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯌꯦꯡꯗꯩꯗꯤ ꯑꯩꯒꯤ ꯆꯥꯛꯇꯣ ꯍꯥꯞꯄꯤꯔꯨꯔꯅꯨꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯂꯦ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯦ ꯃꯧꯁꯦ ꯃꯤꯔꯣꯜꯂꯦꯀꯣ ꯃꯤꯔꯣꯟꯕ ꯃꯇꯝꯁꯤꯗ ꯃꯥꯁꯤ ꯃꯣꯏꯁꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯃꯨꯛ ꯈꯠꯅꯩꯌꯦꯕꯀோ ꯂꯝꯒꯤ ꯀꯩꯒꯤ ꯑꯗꯨꯁꯨ ꯈꯠꯅꯩ ꯃꯕꯥꯏꯁꯤꯅ ꯍꯥꯟꯅ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯁꯜꯂꯨꯔꯦ ꯍꯤꯡꯒꯣꯜ ꯌꯣꯜꯂ ꯄꯤꯒꯦꯅ ꯑꯗꯣ ꯊꯧꯕꯗ ꯈꯥꯡꯉꯝꯗ꯭ꯔꯦ ꯃꯕꯥꯏꯁꯤꯅ ꯇꯧꯔꯤꯁꯤꯅ ꯊꯕꯛꯁꯤ ꯃꯥꯏ ꯑꯔꯦꯞꯄ ꯑꯃ ꯁꯨꯗꯕ ꯑꯩꯈꯣꯏꯒꯤ ꯑꯃꯗꯩ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯄꯤꯒꯦꯅ ꯄꯩꯁꯥ ꯂꯧꯊꯣꯛ ꯑꯗꯨꯒꯅꯦ ꯃꯤꯅ ꯑꯗꯨꯒꯤ ꯊꯕꯛ ꯍꯥꯞꯇꯕꯩ ꯅꯣꯡꯃꯩꯅ ꯅꯝꯗꯅ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯆꯥꯂꯨ ꯐꯥꯜꯂꯨ ꯑꯃꯗꯩ ꯄꯩꯁꯥ ꯈꯔ ꯄꯨꯁꯜꯂꯝ ꯑꯃꯨꯛ ꯁꯤꯡꯗ ꯇꯧꯕꯒꯤ ꯃꯤꯅ ꯈꯔ ꯇꯥꯟꯅꯗꯅ ꯃꯕꯥꯏꯁꯦ ꯈꯔ ꯂꯣꯠꯄ ꯍꯧꯔꯦꯕ ꯑꯌꯨꯛ-ꯅꯨꯡꯊꯤꯟꯁꯦꯀꯣ ꯑꯗꯣ ꯍꯤꯡꯒꯣꯜꯁꯦ ꯌꯣꯜꯂꯒ ꯑꯩꯁꯦ ꯁꯤꯡꯗꯣꯛꯈꯤꯗ꯭ꯔꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯍꯤꯡꯒꯣꯜꯁꯦ ꯄꯤꯔꯣꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯁꯤꯗ ꯑꯩꯗꯤ ꯄꯤꯔꯣꯏ ꯌꯣꯟꯒꯦ ꯍꯥꯏꯔꯒꯅ ꯏꯕꯥꯏꯒꯤ ꯍꯤꯡꯒꯣꯜ ꯑꯥꯗ ꯂꯩꯕꯗꯣ ꯑꯣꯏꯅ ꯌꯣꯜꯂꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯈꯔꯁꯨ ꯍꯩꯊꯕ ꯖꯒꯥꯅꯤ ꯑꯗꯣ ꯏꯕꯥꯏꯒꯤꯗꯨꯗꯤ ꯀꯩꯅꯣꯅꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯏꯅꯛ ꯅꯛꯄꯅꯤ ꯏꯕꯥꯏꯒꯤꯅ ꯍꯦꯟꯅꯁꯨ ꯇꯥꯡꯉꯤ ꯆꯥꯎꯕꯁꯨ ꯏꯕꯥꯏꯒꯤꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯏꯕꯥꯏꯒꯤ ꯑꯣꯏꯅ ꯌꯣꯟꯕꯤꯔꯨꯁꯨ ꯍꯥꯏꯕ ꯏꯕꯥꯏꯅ ꯏꯕꯥꯏꯒꯤ ꯍꯤꯡꯒꯣꯜ ꯂꯩꯅ ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯄꯤꯌꯨ ꯌꯣꯟꯒꯦ ꯍꯥꯏꯁꯦ ꯍꯤꯡꯒꯣꯜꯁꯦ ꯂꯧꯗ꯭ꯔꯗꯤ ꯅꯣꯏ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯅ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯈꯠꯅꯔꯦꯕꯀꯣ ꯅꯤꯉꯣꯜꯁꯤꯅ ꯑꯩꯗꯤ ꯂꯧꯒꯅꯤ ꯇꯪꯈꯥꯏ ꯑꯃ ꯁꯤꯒꯤ ꯂꯝꯁꯦ ꯏꯕꯥꯅꯤꯒꯤ ꯇꯪꯈꯥꯏꯅꯤ ꯅꯣꯏꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤ ꯌꯣꯜꯂꯝꯒꯅꯤ ꯁꯤꯒꯤ ꯂꯝꯁꯦ ꯌꯣꯜꯂꯝꯗꯅꯗꯤ ꯑꯩ ꯆꯠꯂꯣꯏ ꯑꯩꯅ ꯂꯩꯔꯤꯁꯤꯗꯤꯅꯦ ꯂꯝꯁꯦ ꯌꯣꯟꯒꯦꯅ ꯂꯩꯕꯅꯤ ꯂꯝꯁꯦ ꯌꯣꯜꯂꯝꯃꯒ ꯑꯩꯒꯤ ꯍꯛꯁꯦ ꯐꯪꯉꯒ ꯑꯩ ꯆꯠꯀꯦꯅꯅꯦ ꯂꯩꯕꯅꯤ ꯐ꯭ꯔꯤꯗ ꯂꯩꯕ ꯅꯠꯇꯦ ꯌꯣꯟꯗꯅꯒ ꯆꯠꯀꯗꯕ ꯅꯠꯇꯦꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃꯁꯨ ꯈꯠꯅꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯠꯅꯩ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯂꯥꯎꯅꯗꯅ ꯈꯣꯡꯅꯗꯅ ꯂꯩꯀꯥꯏ ꯆꯦꯟꯁꯤꯟꯅꯗꯅ ꯍꯦꯛꯇ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃꯁꯨ ꯈꯠꯅꯩ ꯍꯥꯏ ꯑꯔꯣꯏꯕꯤꯗ ꯍꯧꯖꯤꯛꯀꯤ ꯃꯕꯥꯏꯁꯤꯒ ꯅꯨꯄꯥꯁꯤꯒ ꯈꯨꯠ ꯊꯥꯅꯗꯅ ꯑꯔꯣꯏꯕꯤꯗ ꯈꯠꯅꯩ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯅꯁꯨ ꯑꯁ ꯅꯣꯏꯁꯦ ꯌꯥꯔꯣꯏꯗ ꯁꯤ ꯅꯤꯉꯣꯜꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏꯗ ꯃꯁꯤꯅ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯅ ꯅꯤꯉꯣꯜꯗꯣ ꯍꯦꯛ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯉꯝꯗꯕꯀꯣ ꯑꯗꯨꯒ ꯑꯍꯤꯡꯁꯤꯗ ꯃꯣꯏꯁꯦ ꯀꯩ ꯈꯠꯅꯔꯒꯅꯦ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯃꯥꯒ ꯃꯥꯏ ꯅꯨꯄꯥꯒꯁꯤꯅꯃꯥꯁꯨ ꯃꯁꯥꯁꯨ ꯃꯤꯔꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔ ꯂꯩꯔꯦ ꯃꯣꯏꯁꯦ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯆꯪꯉꯨꯕꯗ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯗꯒꯦ ꯃꯌꯥꯝꯗꯤ ꯃꯥꯏ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯃꯣꯏ ꯑꯍꯜ ꯑꯃꯈꯛꯅ ꯃꯣꯏ ꯁꯥꯒꯩꯒꯤ
ꯅꯣꯏ ꯑꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣꯅ ꯑꯗꯣ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯝꯒꯗ꯭ꯔꯒꯅ ꯅꯪ ꯅꯁꯥꯁꯨ ꯃꯤꯔꯣꯟꯕꯅꯤꯅ ꯏꯪꯁꯨ ꯏꯪꯁꯜꯂꯦ ꯐꯤ ꯃꯆꯥ ꯑꯃꯈꯛꯇꯒꯅꯤ ꯅꯪ ꯆꯠꯈ꯭ꯔꯤꯗꯣ ꯉꯁꯥꯏ ꯒꯥꯔꯤ ꯃꯆꯥꯗꯁꯨ ꯒꯥꯔꯤ ꯃꯆꯥꯗꯅꯤ ꯅꯪꯗꯨ ꯍꯧꯖꯤꯛ ꯏꯪꯍꯟꯕ ꯅꯁꯥ ꯇꯦꯟꯁꯟ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯟꯖꯜꯂꯛꯑꯣꯅ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗ ꯌꯨꯝꯗ ꯆꯪꯉꯨꯔꯒ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ ꯇꯜꯂꯤ ꯍꯌꯦꯡ ꯃꯌꯥꯝ ꯐꯝꯅꯔꯒ ꯌꯥꯅꯔꯒ ꯆꯪꯉꯒꯦ ꯆꯪꯉꯁꯨꯅ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯑꯣ ꯂꯣꯟꯅ ꯆꯪꯉꯛꯎ ꯑꯩꯈꯣꯏꯗ ꯀꯅꯥꯝ ꯈꯪꯍꯟꯒꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯃꯝꯃꯤꯉꯩꯗ ꯑꯃꯨꯛ ꯊꯣꯛꯀꯣ ꯇꯨꯝꯃꯨ ꯂꯥꯛꯑꯣꯅ ꯃꯣꯏꯁꯨ ꯍꯨꯔꯥꯟꯕꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯂꯩꯔꯨꯔꯕ ꯃꯤꯒꯤ ꯇꯥꯏꯞꯇꯀꯣ ꯒꯥꯔꯤꯒꯗꯣ ꯂꯥꯞꯅ ꯈꯥꯝꯃꯝꯃꯨ ꯏꯟꯁꯤꯜꯂꯛꯀꯅꯨ ꯀꯅꯥꯅꯣꯝꯗ ꯈꯥꯝꯃꯝꯃꯣꯅꯒ ꯂꯣꯟꯅ ꯆꯪꯉꯛꯄ ꯍꯅꯨꯕꯤꯗꯨꯅ ꯅꯨꯡꯁꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯅ ꯆꯪꯍꯜꯂꯦꯌꯦ ꯃꯥꯅ ꯂꯦꯛꯍꯜꯂꯦꯌꯦ ꯍꯥꯏꯅ ꯃꯥ ꯐꯠꯇꯕ ꯇꯥꯅꯦꯅ ꯂꯣꯟꯅ ꯑꯗꯩꯗꯤ ꯆꯃꯥꯏ ꯆꯥꯛ ꯁꯔꯨꯛꯁꯦ ꯆꯥꯔꯝꯗꯦꯌꯦ ꯑꯗꯨ ꯄꯨꯊꯣꯔꯛꯑꯦꯌꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯑꯉꯥꯡ ꯌꯥꯎꯔꯤꯕꯅꯤ ꯃꯤꯔꯣꯜꯂꯤꯕꯅꯤ ꯃꯤ ꯑꯅꯤꯅꯤ ꯅꯪ ꯆꯥꯛꯁꯦ ꯆꯥꯎꯅ ꯏꯟꯁꯤꯜꯂꯛꯑꯦ ꯃꯥꯁꯦ ꯃꯃꯤꯇꯩ ꯃꯄꯤ ꯇꯥꯏꯌꯦꯀꯣ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯑꯗꯣ ꯀꯩꯅꯣ ꯏꯕꯣꯛ ꯅꯪ ꯑꯗꯨꯝ ꯆꯥꯋꯣꯅ ꯆꯥꯃꯤꯟꯅꯁꯤ ꯏꯕꯣꯛ ꯑꯅ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯥ ꯆꯥꯗꯅ ꯏꯕꯣꯛ ꯑꯩ ꯆꯥꯕ ꯉꯝꯃꯣꯏꯅ ꯆꯥꯛ ꯄꯨꯈꯝꯗꯨꯅ ꯌꯦꯟꯅꯔꯒ ꯃꯣꯏ ꯑꯍꯨꯝ ꯈꯛ ꯆꯥꯃꯤꯟꯅꯔꯒ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ ꯍꯥꯏꯕꯗꯨꯒ ꯑꯃꯨꯛ ꯃꯝꯃꯤꯉꯩꯗ ꯃꯣꯏꯁꯦ ꯂꯣꯟꯅ ꯌꯨꯝꯗꯣ ꯂꯦꯛꯑꯁꯤ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯑꯃꯨꯛ ꯊꯣꯛꯑꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯅꯈꯤꯕ ꯃꯣꯏꯅꯗꯤ ꯂꯩꯃꯤꯟꯅꯕꯁꯤ ꯉꯝꯃꯔꯣꯏ ꯃꯣꯏꯁꯦ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯈꯥꯇꯣꯜꯂꯣꯏ ꯄꯟꯗꯣꯏꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯅ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇꯤ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯃꯥꯅ ꯕꯟꯗꯣꯞ ꯊꯝꯃꯝꯗꯅ ꯑꯩꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯩꯗꯤ ꯁꯥꯒꯩꯁꯤꯅ ꯉꯥꯏꯈꯣ ꯄꯞ ꯍꯦꯛ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯦꯛꯇ ꯐꯠ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯅꯤꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯍꯥꯏꯅꯒꯦ ꯑꯩ ꯑꯃꯅ ꯍꯦꯛ ꯍꯧꯗꯣꯛꯎꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯅꯣꯏ ꯆꯪꯉꯣ ꯅꯠꯇ꯭ꯔꯒ ꯈꯥꯇꯣꯟꯗꯨꯅ ꯊꯤꯟꯖꯟꯕꯤꯔꯒ ꯅꯣꯏ ꯈꯠꯅ ꯆꯩꯅ ꯇꯧꯅꯒꯅꯨꯀꯣ ꯑꯩꯈꯣꯏ ꯁꯥꯒꯩ ꯐꯝꯅꯗ꯭ꯔꯤꯐꯥꯎꯗꯤ ꯑꯇꯥꯕꯤꯌꯨ ꯉꯥꯡꯅꯗ꯭ꯔꯤꯐꯥꯎꯗꯤ ꯈꯠꯅ ꯆꯩꯅ ꯇꯧꯅꯒꯅꯨꯅ ꯈꯥꯇꯣꯟꯁꯤꯅ ꯊꯤꯟꯖꯟꯕꯤꯔꯦꯗꯅ ꯑꯗꯩ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯥꯒꯩꯁꯨ ꯃꯥꯒꯤ ꯂꯧ ꯃꯇꯝ ꯑꯣꯏꯕꯩ ꯆꯤꯟꯅꯕꯩ ꯈꯣꯠꯄꯩ ꯐꯝꯅꯕꯁꯨ ꯍꯦꯛ ꯁꯪꯗꯕ ꯑꯗꯩ ꯃꯣꯏꯁꯨ ꯁꯣꯝꯗ ꯑꯗꯨꯒꯤ ꯈꯟꯅꯕꯗꯩ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯈꯥꯖꯤꯜꯂꯒꯅꯦ ꯂꯩꯔꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯆꯥꯛꯁꯪꯗꯤ ꯃꯣꯏꯁꯦ ꯃꯁꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯕ ꯆꯥꯛꯁꯪꯁꯦ ꯑꯗꯨꯒ ꯃꯆꯦꯒꯤꯁꯨ ꯂꯩꯕ ꯃꯣꯏꯁꯨ ꯈꯥꯐꯝ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛꯁꯪꯁꯦ ꯌꯥꯝꯁꯨ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯈꯥꯖꯟꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝꯈꯔ ꯀꯧꯅꯕꯣꯏ ꯀꯧꯅꯗꯕꯣꯏ ꯁꯨꯝ ꯂꯩꯅꯔꯦꯕ ꯑꯗꯩ ꯃꯧꯁꯤꯗꯤ ꯃꯥꯒꯤ ꯑꯣꯟꯁꯤꯟꯅꯗꯦ ꯍꯤꯡꯒꯣꯜ ꯁꯣꯛꯐꯝ ꯁꯣꯛꯄ ꯁꯨꯏ ꯑꯃ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯃꯥꯁꯦ ꯃꯇꯝꯁꯦ ꯊꯥ 5 ꯇꯔꯨꯛ ꯁꯨꯖꯜꯂꯛꯑꯕ ꯃꯇꯝꯅꯤ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈꯤꯕ ꯃꯇꯝ ꯃꯥꯁꯦ ꯍꯤꯡꯒꯣꯜ ꯁꯨꯔꯨꯔꯒ ꯃꯥꯁꯨ ꯑꯁ ꯋꯥꯔꯦ ꯑꯩ ꯍꯤꯡꯒꯣꯜ ꯁꯨꯔꯨꯕꯩ ꯁꯥꯔꯦ ꯏꯔꯨꯖꯣꯝ ꯂꯥꯎꯅ ꯑꯃꯨꯛꯀ ꯆꯥꯏꯊꯒꯦ ꯑꯗꯨꯒ ꯑꯩ ꯇꯨꯝꯒꯦ ꯍꯥꯏꯗꯅ ꯃꯥꯁꯤꯅ ꯑꯩꯈꯣই ꯏꯔꯨꯖꯒꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯝ ꯁꯥꯔꯒ ꯂꯩꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯋꯥꯁꯦ ꯈꯪꯍꯧꯗꯅ ꯐꯠ ꯆꯪꯉꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯁꯤꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯃꯥꯅ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯎꯠꯄ ꯌꯥꯗꯕ ꯄꯣꯠ ꯆꯩꯀꯣ ꯑꯗꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦꯈꯔ ꯃꯥꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯖꯗꯕ ꯋꯥꯍꯩ ꯈꯔꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯤꯅ ꯍꯦꯛꯇ ꯂꯥꯎꯔꯒ ꯅꯪ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯀꯩꯅꯣꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯤ ꯃꯧꯄꯥꯒꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯪꯅ ꯍꯦꯛ ꯅꯪꯅ ꯑꯩꯒꯤ ꯏꯇꯨ ꯅꯥꯃꯇꯪ ꯍꯦꯛ ꯁꯣꯛꯂꯛꯄꯗꯅꯦ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯒ ꯑꯩꯗꯤ ꯃꯤꯔꯣꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯧꯁꯤꯟꯒꯗ꯭ꯔꯥ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯒ ꯑꯩꯒ ꯅꯪꯅ ꯉꯝꯗꯅ ꯑꯩ ꯏꯖꯠ ꯂꯧꯈ꯭ꯔꯁꯨ ꯁꯤꯃꯤꯟꯅꯒꯗꯕꯅꯤꯅ ꯍꯦꯛꯇ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯊꯠꯂꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯃꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕ ꯏꯔꯨꯖꯐꯝꯁꯤꯗꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯊꯠꯂꯦꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤꯗ ꯅꯪ ꯀꯗꯥꯏ ꯆꯪꯗꯣꯏꯕ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯈꯣꯠꯅꯦ ꯀꯥꯏꯅ ꯊꯠꯂꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯁꯣꯝꯗꯅ ꯆꯥꯛꯁꯪ ꯂꯩꯔꯤꯅꯦꯕ ꯁꯤꯗꯅ ꯀꯥꯅꯦꯕ ꯃꯥꯅ ꯊꯠꯄꯗꯨꯗ ꯅꯨꯄꯤꯁꯤꯅꯅꯦ ꯁꯤꯡꯕꯅꯤꯅꯀꯣ ꯆꯥꯛꯁꯪꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯦꯕ ꯑꯗꯨꯒ ꯃꯥ ꯊꯥꯡꯁꯦ ꯂꯧꯕꯅꯦꯕ ꯅꯪ ꯂꯥꯎ ꯑꯩꯅ ꯉꯝꯃ ꯅꯪ ꯍꯥꯠꯀꯅꯤ ꯅꯪ ꯉꯝꯃꯒ ꯑꯩ ꯏꯖꯠ ꯂꯧ ꯅꯪ ꯍꯥꯠꯀꯅꯤ ꯅꯪ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯅꯅꯦ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨꯗ ꯇꯧꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯕꯅꯤ ꯅꯪꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯅꯪ ꯂꯥꯎ ꯅꯪꯅ ꯉꯝꯃꯒ ꯅꯪ ꯑꯩ ꯏꯖꯠ ꯂꯧ ꯂꯥꯎ ꯑꯩꯅ ꯉꯝꯃ ꯅꯪ ꯍꯥꯠꯀꯅꯤꯅ ꯇꯧꯕꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯊꯥꯡꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯁꯦ ꯄꯠ ꯂꯥꯎꯅ ꯍꯥꯡꯉ ꯆꯦꯟꯊꯣꯛꯑꯦꯗꯅꯀꯣ ꯊꯥꯡꯗꯣ ꯃꯥꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯞꯇ꯭ꯔ ꯑꯃ ꯀꯥꯏꯒꯩ ꯁꯥꯎꯔꯕꯅꯤꯅ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯥ ꯆꯪꯁꯤꯟꯕ ꯉꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯃꯥꯅ ꯀꯣꯏ ꯂꯥꯎꯔꯒ ꯑꯩ ꯏꯖꯠ ꯃꯥꯡꯍꯟꯗꯣꯏ ꯇꯧꯔꯦ ꯑꯩ ꯏꯖꯠ ꯃꯥꯡꯍꯟꯗꯣꯏ ꯇꯧꯔꯦꯅ ꯑꯗꯩ ꯃꯌꯥꯝ ꯌꯣꯝꯁꯤꯟꯅꯔꯦꯗꯅ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯕꯥꯏꯁꯤ ꯆꯦꯟꯈ꯭ꯔꯕ ꯑꯗꯩ ꯃꯌꯥꯝ ꯌꯣꯝꯁꯤꯟꯅꯔꯛꯇꯅ ꯑꯗꯨꯒꯤꯁꯨ ꯍꯦꯛꯇ
ꯋꯥꯖꯥꯎ ꯂꯣꯟꯖꯥꯎ ꯊꯣꯛꯅꯔꯦ ꯃꯆꯦꯗꯨꯅ ꯕꯗꯅꯥꯝ ꯄꯤꯔꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯗꯗꯅ ꯕꯗꯅꯥꯝ ꯄꯤꯔꯤꯅꯤꯅ ꯋꯥꯖꯥꯎ ꯂꯣꯟꯖꯥꯎ ꯄꯨꯔꯥ ꯑꯗꯨꯁꯨ ꯊꯣꯛꯅꯔꯦꯕ ꯍꯥꯏꯖꯟꯅꯔꯤꯃꯦꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯗꯨꯒꯤꯁꯨ ꯅꯨꯡꯗꯥꯡꯁꯤꯗ ꯐꯝꯅꯔꯦ ꯃꯕꯥꯏꯁꯤꯁꯨ ꯊꯣꯛꯑꯦ ꯑꯗ ꯃꯕꯥꯏꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯆꯥꯛꯁꯪꯗ ꯆꯪꯕꯗꯅꯤ ꯑꯩ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯆꯦꯟꯊꯣꯛꯑꯒ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕꯅꯦ ꯍꯥꯏꯔꯦꯕ ꯑꯩ ꯄꯨꯡꯉꯪꯉꯛꯏ ꯇꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯧꯁꯤꯅ ꯀꯔꯤ ꯅꯪꯅ ꯑꯩ ꯏꯖꯠ ꯂꯧꯅꯕ ꯍꯣꯠꯅꯕꯕꯨ ꯇꯦꯁ ꯇꯧꯔꯒ ꯀꯔꯤ ꯇꯥꯗꯣꯔꯤꯕ ꯑꯩ ꯏꯖꯠ ꯂꯧꯋꯦꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩ ꯑꯣꯏꯗꯕ ꯇꯧꯗꯕ ꯄꯣꯠ ꯑꯩ ꯇꯧꯋꯦ ꯍꯥꯏꯖꯤꯟꯒꯗꯕ ꯅꯠꯇꯦ ꯑꯅ ꯑꯗꯨꯏ ꯆꯞꯇꯤ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯊꯥꯡ ꯄꯥꯏꯍꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯏꯖꯠ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩ ꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯅꯤꯌꯝꯂꯥ ꯑꯅ ꯅꯪꯅ ꯑꯗꯨ ꯍꯥꯏꯕ ꯑꯅ ꯇꯧꯗꯅꯅꯦ ꯃꯥꯁꯤꯅ ꯈꯠꯅꯔꯦ ꯁꯥꯒꯩ ꯃꯌꯥꯝꯁꯦ ꯈꯣꯝꯗꯣꯛꯅꯗꯅ ꯑꯗꯣ ꯈꯔ ꯑꯃꯅ ꯍꯥꯏ ꯅꯤꯉꯣꯜꯁꯦ ꯂꯩꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯃꯤ ꯍꯥꯏ ꯀꯣ ꯑꯗꯩ ꯈꯔ ꯑꯃꯅꯗꯤ ꯑꯁ ꯃꯁꯤꯅ ꯇꯧꯋꯦ ꯑꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯅꯥꯎꯄꯥ ꯃꯧꯄ꯭ꯋꯥꯁꯤꯅ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯌꯦꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯏꯆꯦꯒꯤ ꯑꯗꯒꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯑꯩ ꯏꯁꯥꯒꯤ ꯅꯪꯒꯤ ꯏꯖꯠ ꯀꯜꯂꯛꯄꯅꯤ ꯑꯩꯅ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯈꯥꯏꯅꯍꯟꯈꯤꯕꯗꯨꯁꯨ ꯅꯪꯅꯅꯦ ꯍꯟꯗꯛꯁꯨ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯀꯥꯏꯒꯦ ꯍꯥꯏꯔ ꯐꯔꯁꯨ ꯐꯠꯇꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯔꯤꯅꯦ ꯃꯥꯏ ꯃꯕꯨꯛꯇ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯃꯥꯡꯍꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯂꯨꯈꯥꯛ ꯑꯣꯏꯔꯕ ꯃꯥꯡꯍꯜꯂꯕ ꯅꯨꯄꯤ ꯑꯩꯅ ꯂꯧꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯗꯅ ꯃꯥꯡꯍꯜꯍꯧꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤꯒꯤ ꯆꯠꯈꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯨꯝꯃꯤꯉꯩꯗ ꯁꯥꯔꯝꯆꯠ ꯆꯠꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯆꯠꯈꯤꯕ ꯑꯗꯨ ꯏꯖꯠ ꯌꯦꯡꯅꯔꯒꯅꯦ ꯑꯩꯅ ꯀꯅꯥꯝ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ ꯅꯪꯒꯅ ꯑꯗꯩꯗꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯩꯗꯤ ꯏꯁ ꯃꯆꯦꯁꯦ ꯆꯠꯀ ꯃꯣꯏꯒꯤ ꯃꯤꯆꯪ ꯈꯔ ꯂꯣꯏ ꯂꯩꯅꯔꯦꯕ ꯍꯧꯖꯤꯛ ꯈꯛꯇ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯥꯏꯗ꯭ꯔꯒ ꯑꯗꯩ ꯏꯖꯠ ꯂꯧꯔꯨꯔꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯅꯁꯨ ꯇꯧꯔꯛꯀꯅꯤ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯒ ꯍꯧꯖꯤꯛꯈꯛ ꯍꯥꯏꯔꯛꯄ ꯆꯠꯅꯅꯕꯅ ꯕꯗꯅꯥꯝꯁꯦ ꯍꯦꯛ ꯀꯗꯥꯏꯗ ꯄꯤꯁꯤꯒꯦꯅ ꯍꯥꯟꯅꯩ ꯅꯨꯄꯤꯐꯧ ꯌꯥꯎꯅ ꯕꯗꯅꯥꯝ ꯄꯤꯁꯜꯂꯛꯑꯦ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯇꯥꯔꯦꯕꯀꯣ ꯑꯗꯩ ꯃꯧꯅ ꯅꯤꯉꯣꯜ ꯂꯩꯍꯟꯅꯤꯡꯗꯕꯁꯦ ꯌꯦꯡꯉꯨ ꯏꯖꯠ ꯂꯧꯗꯣꯏ ꯇꯧꯋꯦ ꯍꯥꯏꯖꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯁꯟꯅꯔꯒ ꯀꯩꯅꯣ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯃꯣꯏꯅ ꯀꯨꯏꯔꯕꯅꯤ ꯁꯥꯒꯩꯁꯤꯗ ꯆꯠꯍꯟꯈꯣ ꯁꯥꯒꯩ ꯐꯝꯕꯤꯌꯨ ꯃꯣꯏꯒ ꯂꯩꯃꯤꯟꯅ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅ ꯇꯥꯟꯕꯗ ꯌꯥꯔꯛꯇꯗꯅ ꯑꯗꯨꯝꯕ ꯕꯗꯅꯥꯝ ꯑꯃ ꯄꯤꯔꯒꯗꯤꯅ ꯁꯤꯜꯂꯛꯄꯅꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯅꯨꯃꯤꯠꯁꯦ ꯅꯤꯉꯣꯜꯁꯤꯅꯁꯨ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯑꯩꯒꯤ ꯂꯝ ꯄꯤꯌꯨ ꯆꯠꯂꯒꯦ ꯍꯥꯏꯔꯦꯕ ꯑꯩꯒꯤ ꯌꯣꯟꯊꯣꯛꯐꯝ ꯊꯣꯛꯄ ꯌꯣꯟꯊꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯧꯄ꯭ꯋꯥꯁꯤꯅꯁꯨ ꯍꯥꯏꯔꯦꯕ ꯕꯟꯗꯣꯞ ꯍꯟꯈ꯭ꯔꯦ ꯑꯩꯗꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯧꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯤꯒꯤꯁꯨ ꯏꯆꯦꯁꯤꯒꯤꯁꯨ ꯑꯥꯗ ꯃꯣꯏ ꯅꯤꯉꯣꯜ ꯑꯅꯤꯅꯤ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯅꯤ ꯃꯣꯏꯒꯤꯁꯨ ꯅꯤꯉꯣꯜꯒꯤ ꯍꯛꯇꯣ ꯆꯞ ꯆꯥꯅ ꯑꯥꯒꯤ ꯍꯥꯟꯅ ꯄꯤꯔꯨꯀꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯄꯤꯒꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯅꯤꯉꯣꯜ ꯁꯣꯠꯇꯣ ꯍꯥꯏꯕꯁꯦ ꯂꯩ ꯆꯨꯝꯃꯤ ꯑꯥꯏꯟꯗ ꯂꯩ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯗꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯄꯥꯝꯗꯩ ꯂꯧꯕ ꯌꯥꯏ ꯑꯩ ꯂꯧꯗꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯅ ꯅꯪꯅ ꯑꯃꯨꯛ ꯏꯆꯦꯅ ꯑꯩꯈꯣꯏꯗꯒꯤ ꯇꯥꯟꯈꯤꯅꯤ ꯅꯪꯒꯤ ꯍꯛ ꯑꯅ ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯤꯉꯣꯜ ꯂꯩ ꯃꯣꯏꯅꯁꯨ ꯑꯃꯨꯛ ꯇꯥꯜꯂꯛꯀꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯡ ꯍꯤꯡꯒꯣꯜ ꯆꯥꯎꯅ ꯂꯩꯕꯗꯗꯤ ꯈꯥꯏꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯨꯖꯤꯟ ꯃꯃꯥꯏ ꯑꯃꯈꯛ ꯄꯤꯛꯄ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯌꯨꯝꯄꯣꯠ ꯇꯥꯟꯕꯅꯦꯅ ꯂꯧꯏ ꯑꯗꯣ ꯅꯣꯏꯒꯤ ꯅꯤꯉꯣꯜꯒꯤ ꯍꯥꯟꯅ ꯄꯤꯔꯨꯆꯣ ꯑꯗꯨꯀꯥꯟꯗ ꯃꯣꯏꯒꯤ ꯌꯣꯟꯊꯣꯛꯍꯟꯈꯣ ꯑꯗꯨꯀꯥꯟꯗ ꯑꯩ ꯄꯤꯒꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯅꯣꯏꯒꯤꯗꯤ ꯄꯤꯗꯅ ꯁꯤꯗꯒꯤꯅ ꯅꯪꯒꯤ ꯍꯛ ꯇꯥꯟꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯀꯩꯒꯨꯝꯕ ꯏꯆꯦꯁꯤꯅ ꯂꯨꯈꯥ ꯑꯣꯏꯍꯧꯔꯦ ꯈꯥꯏꯅꯔꯦꯅ ꯍꯜꯂꯛꯑꯕ ꯆꯦ ꯏꯖꯒꯦ ꯁꯥꯒꯩꯁꯤꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯩꯈꯣꯏ ꯄꯤꯖꯒꯦ ꯃꯆꯥꯈꯩꯒꯤ ꯑꯩꯈꯣꯏ ꯌꯦꯟꯅꯒꯦ ꯂꯩꯒꯦ ꯍꯥꯏꯕꯩꯗꯤ ꯄꯤꯒꯦ ꯑꯗꯨꯒ ꯌꯣꯜꯂꯝꯒꯦ ꯍꯥꯏꯕꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗꯤ ꯅꯤꯉꯣꯜ ꯂꯩꯕ ꯌꯥꯔꯣꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯌꯣꯟꯅꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯏꯄꯣꯡ ꯄꯣꯡꯅ ꯑꯗꯨꯝ ꯀꯣ ꯑꯗꯩꯗꯤ ꯑꯩꯁꯨ ꯇꯥꯜꯂꯨꯕ ꯌꯥꯏ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯏꯅꯝꯃꯗꯨꯁꯨ ꯃꯥꯏ ꯃꯄꯥꯝꯗꯩ ꯑꯃꯨꯛ ꯇꯥꯜꯂꯨꯕ ꯌꯥꯏ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯅꯔꯀꯥꯟꯗ ꯄꯤꯅꯒꯗꯕ ꯊꯕꯛꯅꯤ ꯑꯗꯩ ꯁꯣꯏꯔꯦ ꯉꯥꯝꯃꯦ ꯀꯩꯅꯣꯁꯦ ꯅꯤꯉꯣꯜꯁꯦ ꯍꯜꯂꯛꯑꯦ ꯍꯥꯟꯅ ꯍꯥꯏꯔꯗꯤ ꯄꯤꯕ ꯌꯥꯏ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨ ꯅꯠꯇꯕꯗ ꯌꯣꯟꯊꯣꯛꯀꯦ ꯏꯁꯥꯒꯤ ꯂꯝ ꯂꯩꯅ ꯏꯄꯥꯝꯗꯩ ꯂꯧꯔ ꯌꯣꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯥꯁꯨ ꯍꯥꯏꯔꯦꯕꯀꯣ ꯏꯅꯝ ꯃꯣꯏꯅ ꯆꯤꯜꯂꯤꯕ ꯄꯩꯁꯥꯗꯣ ꯅꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯥꯗ ꯂꯩꯕꯗꯣ ꯌꯣꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯨꯆꯣ ꯍꯥꯏꯅ ꯇꯧꯅꯔꯦꯕ ꯃꯣꯏꯁꯨ ꯑꯗꯩꯗꯤ ꯁꯥꯒꯩꯁꯤꯅ ꯍꯥꯏꯔꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯅꯣꯏꯁꯤ ꯃꯧꯁꯤ ꯃꯆꯥꯁꯨ ミꯔꯣꯜꯂꯤ ꯑꯗꯣ ꯑꯗꯩ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯗ ꯅꯤꯉꯣꯜꯁꯤꯅ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯩꯁꯦ ꯑꯣꯠꯂꯤ ꯅꯩ ꯑꯗꯨ ꯇꯧꯋꯦꯅꯗ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ
ꯅꯪꯉꯣꯟꯗ ꯑꯣꯠꯂꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯐꯨꯏ ꯀꯃꯥꯏꯅ ꯅꯩ ꯑꯩꯈꯣꯏ ꯃꯥ ꯋꯥꯔꯛꯑꯝꯒꯦ ꯅꯪ ꯍꯥꯏꯌꯨ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯥꯁꯦ ꯍꯥꯏꯕ ꯑꯃꯨꯛ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯪꯁꯦ ꯅꯣꯡꯇ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯅ ꯃꯤꯉꯣꯟ ꯑꯃꯗ ꯌꯣꯟꯕ ꯅꯪ ꯄꯨꯊꯣꯔꯛꯑꯣ ꯑꯗꯩ ꯀꯩꯅꯣ ꯅꯪꯅꯗꯤ ꯌꯣꯟꯕ ꯃꯌꯥꯝꯅ ꯂꯣꯏ ꯄꯨꯊꯣꯛꯅꯔꯦꯀꯣ ꯃꯥꯅ ꯌꯣꯟꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯑꯌꯥꯝꯕ ꯁꯥꯒꯩꯒꯤ ꯃꯤ ꯃꯌꯥꯝꯁꯤꯁꯨ ꯃꯧꯁꯤꯗꯤ ꯋꯥꯏ ꯇꯩꯗꯅ ꯈꯣꯠꯇꯅ ꯑꯗꯨ ꯀꯠꯇꯅ ꯍꯤꯡꯒꯣꯜ ꯁꯨꯗꯅ ꯇꯧꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯌꯥꯔꯦ ꯅꯪ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯁꯤꯗ ꯆꯦ ꯏꯅꯁꯤ ꯅꯪꯅ ꯂꯨꯈꯥꯎ ꯍꯧꯔꯕ ꯈꯥꯏꯅꯔꯛꯑꯕ ꯅꯪꯒꯤ ꯂꯩꯐꯝ ꯄꯤꯒꯦ ꯅꯆꯥꯈꯩꯒꯤ ꯂꯩꯕꯒꯤ ꯄꯤꯒꯦ ꯈꯥꯏꯒꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯌꯣꯟꯕ ꯌꯨꯝꯄꯣꯠ ꯇꯥꯟꯕꯒꯤ ꯑꯣꯏꯔꯗꯤ ꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯒꯤꯅꯦ ꯄꯩꯁꯥ ꯆꯤꯟꯕ ꯅꯣꯏꯅ ꯄꯩꯁా ꯃꯤꯉꯣꯟꯗ ꯄꯨꯁꯜꯂꯨꯕ ꯄꯨꯊꯔꯨꯕꯗꯣ ꯅꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯣ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯒ ꯌꯨꯝꯐꯝ ꯈꯥꯒ ꯅꯣꯏ ꯁꯤꯖꯤꯟꯅꯔꯨꯔꯣ ꯑꯗꯨ ꯅꯠꯇꯅꯗꯤ ꯑꯗꯩ ꯃꯌꯥꯝꯕꯒꯤ ꯁꯔꯨꯛꯇꯤ ꯌꯣꯟꯊꯣꯛꯑꯒ ꯇꯣꯉꯥꯟꯅ ꯃꯥꯗꯤ ꯀꯔꯕꯥꯔ ꯇꯧ ꯂꯩꯈ꯭ꯔꯒ ꯃꯥꯏ ꯁꯔꯨꯛꯅꯦ ꯂꯩꯍꯧꯕꯁꯤꯗ ꯅꯣꯏ ꯑꯃꯨꯛ ꯕꯟꯗꯣꯞ ꯊꯝꯗꯅꯁꯨ ꯍꯟꯖꯔꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯄꯤꯌꯨ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯂꯩꯕꯩꯁꯨ ꯅꯠꯇꯕ ꯅꯪꯒꯤ ꯅꯔꯝ ꯌꯣꯜꯂꯨꯔꯣ ꯅꯤꯉꯣꯟꯒꯅꯦ ꯃꯧꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯅꯤꯉꯣꯟ ꯃꯋꯥ ꯄꯣꯔꯛꯑꯒꯅꯦ ꯁꯤꯗ ꯂꯩꯕꯗꯅꯦ ꯅꯤꯉꯣꯟ ꯃꯋꯥ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯧ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯅꯪꯒ ꯅꯧꯄꯥꯒꯗꯤ ꯅꯃꯥ ꯅꯄꯥ ꯑꯝꯇꯒꯤ ꯃꯆꯥꯅꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯅꯧꯄꯥꯁꯤꯅ ꯂꯧꯔꯛꯏꯕ ꯃꯧꯁꯤꯒꯗꯤ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯃꯁꯦ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏꯁꯨ ꯃꯅꯥꯝꯅꯤ ꯅꯥꯏꯗꯕꯅꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯄꯥꯎꯊꯥꯡ ꯆꯦꯜꯂꯛꯄ ꯃꯣꯏꯒꯤ ꯁꯥꯒꯩꯅ ꯅꯥꯇꯩꯅ ꯍꯥꯏꯔꯛꯄ ꯂꯩ ꯑꯗꯣ ꯃꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯏꯖꯠ ꯂꯧꯈꯤꯌꯦ ꯍꯥꯏꯕꯗꯣ ꯇꯨꯡꯐꯧ ꯏꯖꯠ ꯁꯣꯛꯀꯅꯤ ꯋꯥ ꯉꯥꯡꯅꯅꯤꯡꯗ꯭ꯔꯦꯅ ꯃꯣꯏꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯈꯤꯕ ꯂꯩ ꯅꯣꯏ ꯏꯃꯨꯡꯅ ꯃꯅꯥꯝꯅ ꯅꯥꯏꯔꯛꯇꯕꯒꯤ ꯃꯣꯏꯅꯁꯨ ꯅꯥꯏꯗꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯈꯪꯉꯦ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯩ ꯃꯧꯁꯤꯅꯁꯨ ꯀꯞꯄ ꯍꯥꯏꯔꯦꯕ ꯑꯩꯅꯕꯨ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯅ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯂꯧꯗꯣꯏ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤꯕꯨ ꯑꯩ ꯀꯔꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯔꯤ ꯑꯣꯏꯖꯕꯒꯤ ꯁꯤꯁꯦ ꯍꯥꯏꯖꯟꯗꯣꯏꯅꯣ ꯍꯥꯏꯖꯟꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯉꯋꯥꯏꯅ ꯍꯥꯏꯖꯟꯕ ꯌꯥꯏ ꯑꯗꯨꯒ ꯍꯦꯛꯇ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯂꯩꯃꯤꯟꯅꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯕ ꯑꯗꯨꯝ ꯋꯥꯍꯩꯒꯤ ꯋꯥꯍꯩ ꯑꯗꯨꯝ ꯍꯥꯏ ꯁꯤꯒꯨꯝꯕ ꯑꯩ ꯍꯥꯏꯖꯟꯗꯦ ꯑꯗꯣ ꯃꯤꯒꯤ ꯑꯩ ꯏꯆꯥ ꯃꯤꯔꯣꯜꯂꯤꯕꯁꯤꯗꯕꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯩꯁꯦ ꯂꯧꯁꯟꯕꯤꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯅꯥꯏ ꯃꯆꯥꯅꯦ ꯍꯥꯏꯗꯣꯏꯅꯣ ꯃꯄꯥ ꯀꯅꯥꯅꯦ ꯍꯥꯏꯗꯣꯏꯅꯣ ꯃꯥꯡꯉꯕ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯃꯥꯏ ꯃꯆꯥꯅꯦ ꯍꯥꯏꯅꯤꯡꯈꯤꯗ꯭ꯔꯥ ꯀꯅꯥꯅ ꯍꯌꯦꯡ ꯃꯄꯥꯅꯦꯅ ꯂꯦꯞꯄꯤꯗꯣꯔꯤ ꯀꯅꯥꯅ ꯏꯄꯥꯟ ꯁꯣꯟꯕꯤꯗꯣꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯕ ꯅꯥꯕ ꯀꯤꯔꯛꯇꯕꯅꯤ ꯑꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯧꯁꯤꯅ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯅꯤꯉꯣꯟꯒ ꯃꯧꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯆꯠꯂꯣ ꯅꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯅꯌꯨꯝꯗꯅꯦ ꯂꯝ ꯍꯤꯡꯒꯣꯜ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯈꯔ ꯅꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯅꯣꯏ ꯅꯅꯥꯎꯄꯥꯁꯤꯅ ꯗꯨꯀꯥꯟ ꯅꯨꯡꯀꯥꯟ ꯐꯝꯗꯅ ꯑꯗꯨꯝ ꯅꯣꯏ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯈ꯭ꯔꯦ ꯑꯗꯩꯗꯤ ꯅꯧꯄꯥꯁꯤꯅꯁꯨ ꯅꯣꯏꯅ ꯂꯣꯏ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯧꯄꯥꯁꯤꯅ ꯂꯣꯏ ꯇꯧꯖꯈꯤꯕꯅꯤ ꯅꯣꯏꯁꯨ ꯅꯃꯥ ꯅꯄꯥꯅꯤ ꯅꯤꯉꯣꯟꯅꯁꯨ ꯇꯧꯕ ꯌꯥꯏ ꯄꯤꯕꯥꯗꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯒꯦꯅ ꯊꯧꯔꯅꯨ ꯅꯪꯒꯤꯁꯨ ꯑꯗꯨ ꯅꯃꯥ ꯅꯄꯥꯅꯤ ꯅꯤꯉꯣꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯈ꯭ꯔꯗꯤ ꯅꯝꯗꯅ ꯑꯗꯨꯒꯤ ꯂꯃꯟ ꯊꯧꯒꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯤꯕꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯤꯉꯣꯟꯗꯩ ꯊꯧꯕ꯭ꯔꯥꯅ ꯇꯧꯅꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯣ ꯅꯪꯁꯨ ꯅꯪ ꯗꯨꯛꯊꯥꯡꯃꯩ ꯀꯠꯇꯅ ꯅꯣꯏꯒꯤ ꯃꯧꯁꯤꯅ ꯄꯥꯜꯂꯤꯕ ꯌꯨꯝꯕꯥꯟ ꯁꯨꯃꯥꯏꯅ ꯄꯥꯜꯂꯨꯆꯣ ꯀ꯭ꯋꯥ ꯑꯃ ꯆꯥꯔ ꯑꯃꯗꯪ ꯐꯝ ꯑꯗꯒꯤꯗꯤ ꯋꯥꯏ ꯇꯩꯅꯦꯁꯨ ꯈꯪꯗꯕꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯅꯝꯕꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯇꯧꯔꯨꯅꯨꯀꯣ ꯅꯪꯅ ꯃꯌꯥꯝꯅ ꯇꯧꯔꯀꯥꯟꯗ ꯆꯠꯍꯟꯈꯤꯕꯀꯣ ꯑꯗꯩꯗꯤ ꯃꯧꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯦꯛ ꯍꯣꯠꯅꯔꯛꯇꯅ ꯃꯆꯥꯗꯨ ꯄꯣꯛꯑꯦ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯇꯧꯗꯅ ꯑꯗꯩ ꯌꯨꯝꯒꯗꯣ ꯃꯥꯏ ꯀꯔꯕꯥꯔꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯆꯠꯇꯅ ꯑꯣꯟꯁꯤꯟꯗꯅ ꯍꯣꯠꯅꯃꯤꯟꯅꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯆꯦꯛꯅ ꯀꯩꯅ ꯕꯤꯜꯗꯤꯡ ꯐꯖꯅ ꯁꯥꯖꯗꯅ ꯀꯔꯕꯥꯔꯗꯨꯁꯨ ꯃꯃꯥꯏ ꯄꯥꯛꯑꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯐꯝꯃꯦ ꯑꯗꯩ ꯃꯥꯅꯁꯨ ꯃꯌꯨꯝꯗꯨꯗ ꯑꯃꯁꯨ ꯆꯥꯎꯅ ꯗꯨꯀꯥꯟ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯗꯨꯁꯨ ꯇꯧꯔꯦ ꯇꯧꯔꯒ ꯉꯁꯤꯗꯤ ꯑꯌꯦꯠ ꯑꯄꯟ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗ ꯑꯃ ꯍꯩꯖꯟꯗꯩ ꯏꯖꯠ ꯃꯥꯡꯍꯜꯂꯛꯀꯗ꯭ꯔꯥ ꯑꯗꯩ ꯇꯨꯝꯃꯤꯉꯩꯗ ꯀꯩꯗꯧꯔꯛꯀꯗꯒꯦꯗꯣ ꯄꯥꯈꯠꯇꯕꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅꯕꯨꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯥꯟꯅ ꯈꯟꯕꯤꯈꯤꯕꯗꯣ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯒꯅꯤꯅ ꯃꯤ ꯈꯔꯁꯨ ꯍꯦꯛ ꯍꯥꯏ ꯑꯗꯩ ꯅꯨꯃꯤꯠꯇꯨꯗ ꯑꯃꯒ ꯃꯥꯅ ꯆꯤꯊꯍꯧꯕꯗ ꯑꯩꯈꯣꯏ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯑꯃꯅ ꯃꯥꯅ ꯀꯞꯄꯗꯨꯗꯀꯣ ꯅꯪ ꯆꯪꯁꯤꯜꯂꯛꯑꯒ ꯈꯤꯇꯪ ꯃꯥꯏ ꯀꯥ ꯃꯅꯥꯛꯇꯨꯗꯀꯣ ꯀꯞꯀꯅꯨ ꯅꯪ ꯅꯀꯨꯝ ꯅꯊꯥꯁꯨ ꯁꯨꯔꯛꯇꯧꯔꯕꯅꯤ ꯌꯥꯝꯃꯕꯅꯤ ꯀꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯅꯪ ꯇꯧꯒꯅꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯅ ꯍꯥꯏꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯑꯒ ꯆꯪꯁꯤꯜꯂꯨꯅꯨ ꯅꯪꯅ ꯑꯃꯨꯛ ꯏꯖꯠ ꯃꯥꯡꯍꯟꯗꯣꯏ ꯇꯧꯋꯦꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯇꯧꯔꯛꯀꯅꯤ ꯂꯥꯎꯒ ꯆꯤꯡꯊꯣꯛꯈꯤꯕꯀꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯩꯗꯤ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯇꯧꯗꯅ ꯍꯦꯛꯇ ꯃꯤꯅ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯦꯅ ꯍꯦꯛꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯐꯝꯅꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯈꯩ ꯅꯨꯡꯗꯥꯡꯗꯨꯗ ꯍꯦꯛꯇ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯍꯦꯛꯇ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃ ꯌꯦꯡꯕꯩ ꯃꯤꯅꯦ ꯑꯗꯨ ꯁꯤꯕꯨ ꯀꯔꯤ ꯇꯣꯡꯖꯩꯅ ꯃꯥꯅ ꯍꯥꯏꯖꯟꯗꯣꯏꯅꯣꯅ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯂꯥꯛꯇꯅ ꯃꯄꯥꯝꯒꯤ ꯃꯤꯈꯩꯗꯨꯒ ꯑꯃꯨꯛ ꯇꯧꯅꯈꯤꯕ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯏꯀꯥꯏꯕ ꯅꯪꯈꯤꯕꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯑꯃꯨꯛꯁꯨ ꯐꯝꯅꯔꯦ ꯑꯗꯩ ꯑꯃꯨꯛꯀꯁꯨ ꯈꯟꯅꯈ꯭ꯔꯦ ꯑꯗꯩ ꯑꯗꯨꯒ 3ꯂꯛ ꯁꯨꯕꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯣ ꯅꯤꯉꯣꯟꯗꯣ ꯑꯗꯨꯝ
ꯆꯪꯅꯗꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯟꯗꯧ ꯈꯣꯠꯂꯨꯅ ꯃꯣꯏ ꯃꯆꯥ ꯄꯣꯛꯄ ꯈꯣꯠꯄꯒꯗꯣ ꯈꯨꯔꯝꯗꯅ ꯃꯣꯏ ꯆꯠꯂꯨꯗꯅ ꯑꯗꯒꯤꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯔꯨꯕ ꯑꯗꯨꯗꯣ ꯑꯃꯐꯧ ꯂꯥꯛꯇꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯏꯄꯥꯟ ꯌꯥꯎꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯩ ꯏꯅꯝꯃ ꯑꯩ ꯑꯉꯥꯡ ꯎꯅꯕ ꯆꯠꯇꯣꯔꯦ ꯂꯥꯛꯄꯤꯌꯨꯒ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯨꯁꯨ ꯀꯥꯟꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯆꯠꯄ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯝꯇ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯇꯔꯄꯣꯟ ꯀꯠꯄꯒꯗꯣ ꯍꯥꯏꯔꯨꯕꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯨꯔꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯃꯧꯄꯥ ꯆꯪꯅꯗꯕ ꯀꯣꯡꯒꯥꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯃꯧꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟꯒꯤ ꯅꯨꯄꯥꯁꯤꯒꯗꯤꯅꯦ ꯑꯇꯣꯞꯄꯅꯤꯅ ꯁꯤꯒꯨꯝꯕ ꯂꯩꯃꯤꯟꯅꯔꯛꯄꯗ ꯌꯨꯝ ꯑꯃꯗ ꯅꯤꯉꯣꯟꯁꯤꯅ ꯃꯥꯏ ꯅꯨꯄꯥ ꯄꯨꯔ ꯂꯥꯛꯄ ꯃꯧꯒ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯦꯛ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨ ꯍꯧꯈꯤꯕ ꯀꯨꯏꯔꯕ ꯆꯍꯤ 35 ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯆꯥꯎꯗꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅꯕꯨꯗꯤ ꯂꯩꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯑꯗꯨꯏꯁꯨ ꯀꯥꯎꯗꯅ ꯂꯩꯔꯤꯗꯨꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯑꯗꯨ ꯀꯨꯏꯔꯕ ꯊꯧꯗꯣꯛꯇꯣꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯤꯉꯣꯟ ꯃꯋꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯃꯥꯗꯤ ꯁꯨꯝꯕ ꯃꯤꯅꯤꯅ ꯃꯥꯅ ꯁꯦꯝ ꯁꯥꯖꯍꯧꯕꯒꯤ ꯋꯥꯈꯜꯁꯦ ꯆꯦꯛꯁꯟꯅ ꯂꯩꯍꯧꯕꯒꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟ ꯃꯋꯥꯁꯤꯅ ꯃꯥꯅ ꯍꯦꯛ ꯇꯥꯛ ꯂꯥꯎꯅ ꯍꯦꯛ ꯀꯣꯜꯂꯛꯄ ꯈꯣꯠꯄ ꯇꯧꯔꯝꯃꯒꯗꯤ ꯃꯥ ꯏज्ꯖꯠꯁꯦ ꯂꯧꯕꯤꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯍꯩꯅꯗꯕ ꯈꯣꯠꯇꯕ ꯊꯕꯛ ꯍꯥꯟꯅ ꯇꯧꯔ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯝ ꯈꯔ ꯐꯪꯍꯧꯕꯅꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒ ꯃꯥꯅ ꯀꯥꯔꯣꯝꯗ ꯑꯣꯏꯅ ꯊꯠꯈꯤꯕ ꯑꯗꯩ ꯃꯥꯅ ꯁꯣꯝꯗ ꯊꯥꯡ ꯍꯧꯕꯀꯣ ꯑꯗꯨꯒꯤꯅꯦꯕ ꯃꯥꯅ ꯃꯁꯥꯐꯧꯗꯤ ꯀꯟꯖꯍꯧꯗꯅ ꯁꯨꯃꯥꯏꯅ ꯃꯇꯨ ꯅꯥꯝꯃꯐꯧꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯆꯥꯛꯆꯕꯁꯦ ꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤ나 ꯍꯦꯛꯇ ꯃꯥꯁꯦ ꯁꯤ ꯅꯥꯕꯁꯦ ꯍꯦꯛꯇ ꯀꯤꯗꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯤꯕꯨꯡꯗ ꯃꯆꯥ ꯌꯥꯎꯔꯤꯕꯅꯤꯅ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯕꯥꯏꯗꯨꯅ ꯃꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯃꯥꯒꯤ ꯃꯆꯥꯗꯨꯒꯤ ꯃꯄꯥ ꯂꯩꯔꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯦꯞꯄꯤꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯍꯦꯛꯇ ꯃꯥꯗꯤ ꯁꯤꯕ ꯅꯥꯕ ꯀꯤꯗꯒꯩ ꯁꯞꯇ꯭ꯔ ꯑꯝꯗ ꯍꯦꯛꯇ ꯂꯥꯎꯈ꯭ꯔꯕꯅꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯅꯁꯨ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯁꯥꯗ ꯅꯨꯄꯥ ꯑꯃꯅ ꯁꯤꯒꯨꯝꯕ ꯈꯨꯗꯨꯝ ꯆꯟꯗꯣꯏ ꯍꯣꯠꯅꯔꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯁꯤꯕ ꯅꯥꯕ ꯀꯤꯔꯣꯏꯗꯕꯅꯤ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤ ꯀꯤꯕ ꯇꯧꯔꯛꯀꯅꯨ ꯀꯤꯖꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯂꯩ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯕ ꯍꯦꯛꯇ ꯂꯥꯎꯕ ꯈꯣꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯞꯇ꯭ꯔ ꯂꯧꯒꯗꯕꯅꯤ ꯁꯛꯂꯣꯟ ꯂꯧꯒꯗꯕꯅꯦꯕ ꯏꯁꯥꯒꯤ ꯏꯖꯠ ꯏꯁꯥꯅ ꯀꯟꯖꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯅ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦꯀꯣ ꯑꯗꯣ ꯑꯇꯩꯁꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯂꯤꯔꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯣꯖꯥꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯅꯤꯁꯦ ꯑꯍꯥꯟꯕꯒꯤꯁꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯌꯥꯝꯗ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯒ ꯑꯩꯈꯣꯏ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯆꯔꯥꯐꯥꯎ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯉꯝꯖꯗꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯑꯒ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯅꯥꯏꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯇ ꯂꯩꯔꯒ ꯃꯌꯥꯝꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯥꯒꯤ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯁꯦꯁ ꯑꯣꯏꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯂꯥꯔꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯤꯃꯤꯠꯇ ꯃꯥꯅ ꯈꯪꯖꯕ ꯃꯥꯒꯤ ꯂꯩꯖꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯐꯤꯠꯅꯦꯁ ꯃꯥꯅ ꯕꯦꯁ ꯇꯧꯔꯒ ꯃꯥꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅꯁꯨ ꯏꯟꯁꯄꯥꯌꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯖꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯀꯟꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁ꯭ꯀꯤꯜꯁ ꯇꯦꯂꯦꯟꯁꯦ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯣꯠꯅꯔꯒꯗꯤ ꯑꯗꯨꯃꯛ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯂꯥꯔꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯃꯥꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯒꯗꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯂꯩꯈꯥ ꯇꯥꯔꯝꯒꯗꯕꯗꯒꯤ ꯀꯟꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯤꯡꯍꯧꯕ ꯈꯤꯇꯪ ꯋꯥꯈꯜ ꯊꯥꯗꯍꯧꯕ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯗꯦꯟꯖꯔ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯒꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯀꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯄ ꯉꯝꯈꯤꯕ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟꯗꯨ ꯂꯣꯏꯅꯃꯛ ꯀꯟꯕ ꯉꯝꯍꯧꯕꯅꯤ ꯍꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕꯗꯨꯒꯤ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯕꯤꯔꯒ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯍꯦꯜꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯒꯗꯕꯅꯤꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤꯗꯨ ꯑꯩꯈꯣꯏ ꯀꯃꯦꯟꯁ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ
ꯇꯧꯁꯤꯕꯣ ꯍꯣꯏ ꯅꯨꯄꯤ ꯉꯥꯡ ꯌꯥꯎꯏꯀꯣ ꯍꯣꯔꯦꯟ ꯃꯊꯣꯡ ꯆꯥꯅꯔꯣꯏ ꯌꯥꯝ ꯇꯧꯗ ꯐꯅꯤ ꯄꯣꯠꯇꯤꯅꯦ ꯂꯣꯀꯦꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯄꯣꯠ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯐꯕ ꯇꯧꯁꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯉꯁꯤꯗꯤ ꯑꯦ ꯍꯩꯅꯒꯗ꯭ꯔꯣ ꯅꯪꯕꯣ ꯊꯛꯇꯦ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ ꯇꯣꯏꯅ ꯊꯛꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯏꯗ ꯊꯧ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯩꯗꯤ ꯐꯨꯜꯗ ꯊꯛꯀꯅꯤ ꯌꯥꯔꯦ ꯑꯣꯖꯥ ꯈꯤ ꯇꯧꯕꯤꯔꯅꯨ ꯁꯦꯟꯅ ꯉꯝꯃꯣꯏꯀꯣ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯑꯗꯣ ꯉꯔꯥꯡꯈꯩꯗꯤ ꯎꯕ ꯐꯪꯗꯦ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥꯕꯤꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯩ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯃꯄꯨꯔꯣꯏꯕ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯅꯪꯒꯤ ꯍꯛꯇꯨꯗꯒꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯍꯛꯅ ꯌꯥꯝ ꯆꯥꯎꯅ ꯍꯦꯜꯂꯤ ꯅꯪ ꯃꯥꯒꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥ ꯅꯪ ꯃꯥꯒꯤ ꯉꯔꯥꯡ ꯁꯣꯏꯔꯣ ꯁꯤꯕꯣ ꯏꯁꯤꯡꯒꯗꯤ ꯆꯣꯠꯂꯟꯒꯅꯨꯀꯣ ꯄꯣꯠ ꯆꯩ ꯄꯥꯏꯕꯗ ꯌꯦꯡ ꯄꯥꯏꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯊꯣꯛꯎꯀꯣ ꯑꯣꯛꯇ꯭ꯔꯁꯨ ꯑꯩ ꯍꯥꯄꯛꯀꯦꯕ ꯍꯣꯏ ꯅꯪꯁꯨ ꯆꯥꯊꯣꯛ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯦ ꯅꯪꯁꯨ ꯆꯠꯊꯣꯛꯎ ꯀꯥꯏꯅ ꯃꯁꯤ ꯄꯨꯈꯝꯁꯤꯅ ꯃꯃꯥꯏꯗ ꯊꯣꯝꯃꯤꯁꯦ ꯅꯦꯕꯣ ꯁꯤ ꯂꯣꯏ ꯈꯟꯇꯥꯟ ꯇꯧꯁꯤꯕꯣ ꯍꯣꯏ ꯅꯨꯄꯤ ꯉꯥꯡ ꯌꯥꯎꯏꯀꯣ ꯍꯣꯔꯦꯟ ꯃꯊꯣꯡ ꯆꯥꯅꯔꯣꯏ ꯌꯥꯝ ꯇꯧꯗ ꯐꯅꯤ ꯄꯣꯠꯇꯤꯅꯦ ꯂꯣꯀꯦꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯄꯣꯠ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯐꯕ ꯇꯧꯁꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯉꯁꯤꯗꯤ ꯑꯦ ꯍꯩꯅꯒꯗ꯭ꯔꯣ ꯅꯪꯕꯣ ꯊꯛꯇꯦ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ ꯇꯣꯏꯅ ꯊꯛꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯏꯗ ꯊꯧ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯩꯗꯤ ꯐꯨꯜꯗ ꯊꯛꯀꯅꯤ ꯌꯥꯔꯦ ꯑꯣꯖꯥ ꯈꯤ ꯇꯧꯕꯤꯔꯅꯨ ꯁꯦꯟꯅ ꯉꯝꯃꯣꯏꯀೋ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯑꯗꯣ ꯉꯔꯥꯡꯈꯩꯗꯤ ꯎꯕ ꯐꯪꯗꯦ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥꯕꯤꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯩ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯃꯄꯨꯔꯣꯏꯕ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯅꯪꯒꯤ ꯍꯛꯇꯨꯗꯒꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯍꯛꯅ ꯌꯥꯝ ꯆꯥꯎꯅ ꯍꯦꯜꯂꯤ ꯅꯪ ꯃꯥꯒꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥ ꯅꯪ ꯃꯥꯒꯤ ꯉꯔꯥꯡ ꯁꯣꯏꯔꯣ ꯁꯤꯕꯣ ꯏꯁꯤꯡꯒꯗꯤ ꯆꯣꯠꯂꯟꯒꯅꯨꯀꯣ ꯄꯣꯠ ꯆꯩ ꯄꯥꯏꯕꯗ ꯌꯦꯡ ꯄꯥꯏꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯊꯣꯛꯎꯀꯣ ꯑꯣꯛꯇ꯭ꯔꯁꯨ ꯑꯩ ꯍꯥꯄꯛꯀꯦꯕ ꯍꯣꯏ ꯅꯪꯁꯨ ꯆꯥꯊꯣꯛ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯦ ꯅꯪꯁꯨ ꯆꯠꯊꯣꯛꯎ ꯀꯥꯏꯅ ꯃꯁꯤ ꯄꯨꯈꯝꯁꯤꯅ ꯃꯃꯥꯏꯗ ꯊꯣꯝꯃꯤꯁꯦ mayambu break ki matungda amuka hana taram nokcheri mayamna yengbiri bai pomediana mayamgi damakta series 9 every Wednesday amadi Saturday da crime diaries haina mayamgi damakta semjari ba platform sida mayambu amuka hana taram nokcheri ngasigi ipom media na puthokcheri ba crime diaries yankhai mapal subage break ki matung si amuk ozadagi amulomina si loina na haibidi break ki mamangda ozana thambiki ba aikogi wari singdudagi mayamgi wakhalon mayamgi aikogi comments amadi feedbacks me amasung so soden thambiu haina so amukasu hana thamjari loina na makhagi break chatharakpagi break ki matung si ozadagi amkalomina se Oi, break matung ki wari jong lak sarage. Break matung je khala ing yana mo pore le sal la. Ado kano tawe. Break matung ki wari je. Ngasi dei sahi tara muki mamang da thoki bani mase. Hoi. Moi je mai tawe hujiki hai ba mau si angang ne sahi kun muk tang ne. Masuk ju am phajai ko. Mau macha jam sok khajau jo yam leidana ado jing mau macha jam sok khajai ta sek na phajai ado ma ji mai nu pa juna ne yam pamja na ju ne khoi gi nu pa jam hai ba ma je ma sa ju khara adum khatle lange ba nu pa ja among thamba ma na hai re ya ba amana una ji ha ju thok ba amana chaw bi re lau ba aina ka ma thai khara khale dong jaw lo bai do hoi ada ju ki nu pa juna ne yam wa na koi jar khara jani ko mai nu pa juna yarakta khoi gi ne haidana taktana manabi gai da chapot pisandana ngang takpa kalladi khoi gi manabi gai jina bu yaradi ne nupi jong yahan bangam meba manabi gai drum haire dana asasinu pa je phai snang nu si asani be ma sida leigidami nupa jidi asumba koi tan tan abidani leigidawji angu nang su aya bidawji kang koi man ta khalai je asian nang aseng banu si bani gai troga thok je gan makut para singa ga ngak tang lamdra go nan bi chaloi mi ka ni chalo ga injan bi adumai gi sang da yang wana koi jarak panu pi ne ba adagi mu
ꯑꯇꯣꯞꯄꯁꯦ ꯃꯌꯥꯝ ꯀꯣꯏꯌꯦꯁꯦ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯌꯦ ꯀꯥꯏꯅ ꯂꯩꯊꯣꯛꯈꯤꯕ ꯇꯣꯛꯅꯈꯤꯕ ꯌꯥꯎꯋꯤꯗꯅ ꯀꯣꯏꯌꯦꯁꯦ ꯈꯪꯉꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯅ ꯒ꯭ꯔꯤ ꯇꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅꯁꯨ ꯆꯦꯜꯂꯛꯈ꯭ꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯑꯩꯗꯤ ꯉꯝꯃꯣꯏꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯅ ꯐꯔꯛ ꯆꯣꯡꯗꯅ ꯆꯦꯟꯕ ꯅꯨꯃꯤꯠꯀꯁꯦ ꯀꯞꯇꯅ ꯊꯩꯐꯝꯁꯤꯗ ꯑꯗꯩ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯐꯣꯟ ꯄꯥꯏꯍꯟꯗꯅ ꯊꯦꯝꯃꯛꯇꯅ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯊꯦꯝꯗꯅ ꯀꯩꯅꯣ ꯆꯦꯟꯕꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯌꯥꯎꯔꯨꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯌꯨꯝꯗ ꯂꯥꯟ ꯇꯥꯔꯅꯤ ꯅꯪꯅ ꯀꯦꯁꯀ ꯇꯧꯔꯛꯑꯗꯤ ꯅꯪ ꯑꯩꯈꯣꯏ ꯏꯃꯥ ꯌꯦꯡꯕꯤꯌꯨ ꯌꯥꯕꯤꯔꯛꯎ ꯑꯗꯩ ꯅꯪꯁꯦ ꯂꯨꯅ ꯇꯧꯍꯟꯒꯦ ꯈꯨꯕꯥꯡꯁꯦ ꯊꯥꯍꯜꯂꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯍꯟꯅꯤ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁꯄꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯊꯤꯟꯈ꯭ꯔꯀꯥꯟꯗꯀꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯀꯦꯁꯄꯨ ꯇꯧꯔꯛꯇꯣꯏꯔꯥ ꯀꯥꯏꯅ ꯊꯔꯪ ꯅꯤꯛꯄ ꯑꯗꯨ ꯆꯤꯟꯅ ꯂꯨꯍꯣꯡꯕ ꯂꯦꯞꯅꯔꯁꯤꯒ ꯍꯥꯏꯔꯛꯄꯗ ꯌꯥꯝ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯧꯖꯔꯛꯈꯤꯕ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯑꯃꯨꯛꯁꯨ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯂꯩꯇꯕ ꯑꯅꯤꯃꯛꯁꯦ ꯂꯩꯇꯕ ꯑꯗꯨꯒꯤ ꯃꯆꯦ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯩꯕ ꯃꯥꯒꯤꯀꯣ ꯑꯗꯣ ꯃꯆꯦ ꯑꯁꯤ ꯅ ꯃꯥꯒꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯣꯠꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯃꯧꯄ꯭ꯋꯥꯁꯤꯒꯤ ꯀꯩꯅꯣꯝ ꯊꯣꯛꯄ ꯈꯣꯠꯄ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕ ꯀꯩꯀꯥꯁꯦ ꯃꯕꯥꯏꯁꯤꯒ ꯂꯥꯛꯑꯒ ꯂꯣꯏ ꯍꯣꯠꯅꯗꯅ ꯑꯁ ꯑꯩ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅꯤ ꯑꯩꯒꯤꯗꯤ ꯍꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦꯕꯀꯣ ꯃꯣꯏ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯁꯤꯗ ꯃꯕꯥꯏ ꯍꯣꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯆꯥꯛ ꯏꯁꯤꯡ ꯄꯨꯂꯞ ꯅꯨꯡꯗꯥꯡ ꯑꯌꯥꯝꯕ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯏꯅ ꯂꯥꯛꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯩ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯃꯣꯏꯗ ꯉꯁꯤꯗꯤ ꯌꯦꯟ ꯑꯃ ꯊꯣꯡꯒꯦꯍꯦ ꯉꯥ ꯑꯃ ꯊꯣꯡꯉꯦꯍꯦ ꯂꯥꯎꯍꯦ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯎꯇꯕ ꯀꯥꯏꯅ ꯃꯣꯏꯒꯤ ꯂꯝꯁꯤꯁꯨ ꯈꯨꯟꯗꯤ ꯇꯣꯉꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯛꯇꯤ ꯅꯛꯅꯩꯌꯦꯕ ꯄꯩꯁꯥ ꯒꯥꯔꯤ ꯃꯆꯥꯅ ꯊꯧꯔ ꯆꯠꯄꯗ ꯑꯗꯨꯝ ꯃꯤꯅꯤꯠ 10 ꯈꯛꯇꯒꯤ ꯂꯝꯅꯦꯕꯀꯣ ꯑꯗꯨꯒ ꯃꯕꯥꯏꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯏꯕꯥꯏꯅ ꯀꯧꯋꯦꯕ ꯃꯣꯏ ꯂꯥꯛꯑꯗꯤ ꯃꯥꯁꯨ ꯊꯣꯡꯕꯒ ꯏꯔꯣꯟꯕꯒ ꯁꯤꯡꯖꯨꯒ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯝꯃꯛꯇꯅ ꯆꯥꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯂꯥꯛꯑꯦꯅ ꯂꯥꯛꯍꯟꯅꯤꯡꯗꯕ ꯄꯩꯕ ꯁꯨꯛꯄꯁꯨ ꯇꯧꯗꯦꯕ ꯑꯗꯩ ꯃꯕꯥꯏꯁꯤꯅꯁꯨ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯃꯧ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯑꯅ ꯑꯗꯨꯝ ꯂꯩꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯃꯥꯒꯤ ꯍꯩ ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯣꯏꯁꯦ ꯂꯣꯏꯅꯩꯌꯦꯕ ꯑꯗꯩ ꯆꯥꯛꯆꯥ ꯇꯣꯛꯑꯦ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯣꯠꯅꯩ ꯑꯗꯨꯀꯥꯟꯗ ꯈꯜꯂꯦꯒ ꯃꯆꯦꯁꯦ ꯑꯉꯥꯡ ꯄꯣꯛꯑꯦꯕ ꯑꯗ ꯃꯆꯦꯁꯦ ꯑꯉꯥꯡ ꯄꯣꯛꯄꯁꯤꯗ ꯃꯧꯁꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕꯅꯤꯅꯀꯣ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯧꯁꯤꯅ ꯁꯦꯕꯥ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯁꯦꯕꯥ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯃꯧꯁꯤꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯥꯡꯉꯦꯕ ꯑꯗꯩ ꯃꯕꯥꯏꯁꯤꯁꯨ ꯃꯃꯤꯠ ꯆꯣꯏꯑꯦꯕ ꯃꯥꯁꯤꯅ ꯑꯃꯨꯛ ꯃꯧꯁꯤ ꯄꯥꯝꯃꯦꯕ ꯉꯁꯥꯏ ꯃꯧꯁꯤ ꯏꯟꯈꯠꯂꯛꯄ ꯃꯁꯛ ꯇꯧꯕ ꯐꯖꯕꯁꯤꯗꯅꯦ ꯄꯥꯝꯃꯦ ꯑꯗꯩ ꯃꯕꯥꯏꯁꯤꯁꯨ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯋꯥꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯔꯛ ꯇꯤꯟꯕꯒꯤ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯣꯏꯔో ꯍꯩꯕ ꯃꯤ ꯄꯦꯜꯍꯟꯕ ꯁꯨꯝꯍꯠꯄ ꯍꯩꯕ ꯁꯦꯠꯄ ꯆꯥꯕ ꯂꯨꯕ ꯅꯥꯟꯕꯗꯣ ꯑꯣꯏꯌꯦꯕ ꯃꯕꯥꯏꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯅ ꯃꯧꯁꯤꯒ ꯃꯥꯒꯁꯦ ꯑꯗꯨꯝ ꯌꯦꯡꯅꯕꯤ ꯑꯗꯩ ꯅꯣꯛꯅꯕꯤ ꯑꯗꯒꯤ ꯑꯗꯨꯝ ꯃꯦꯁꯦꯖꯀꯁꯦ ꯑꯗꯨꯝ ꯃꯕꯥꯏꯁꯤꯅꯁꯨ ꯊꯥꯕ ꯅꯪ ꯑꯁꯤꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯅꯪ ꯑꯁꯤ ꯂꯤꯠꯂꯛꯄ ꯐꯨꯔꯤꯠꯇꯣ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯏꯕꯥꯏ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯅꯦ ꯀꯥꯏꯅ ꯑꯗꯩ ꯀꯩꯅꯣꯁꯦ ꯃꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯧꯁꯤꯅ ꯍꯟꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯅꯪꯅ ꯂꯥꯛꯑꯒ ꯈꯒ ꯁꯦꯕꯥ ꯇꯧ ꯂꯥꯛꯑꯣ ꯅꯅꯝꯃꯅ ꯇꯧꯕ ꯁꯦꯕꯥꯁꯦ ꯑꯩꯁꯦ ꯀꯌꯥ ꯄꯥꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯗꯩ ꯃꯣꯏꯗ ꯆꯥꯛ ꯆꯥꯔꯨꯔꯁꯨ ꯅꯪꯅ ꯉꯁꯤ ꯊꯣꯡꯕ ꯉꯥꯗꯣ ꯌꯥꯝ ꯍꯥꯎꯏ ꯏꯔꯣꯟꯕꯗꯣ ꯌꯥꯝ ꯍꯥꯎꯏ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯈꯨꯠꯁꯦ ꯆꯥꯅꯤꯡꯉꯦ ꯅꯪꯅ ꯈꯨꯠ ꯆꯥꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ ꯀꯥꯏꯅ ꯑꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯍꯟꯕ ꯍꯦꯛ ꯊꯥꯔꯛꯏꯈꯩ ꯃꯥꯁꯨ ꯑꯁꯦꯡꯀꯤꯔꯅꯦ ꯏꯕꯥꯏ ꯑꯗꯨꯒ ꯏꯕꯥꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣꯗꯅ ꯑꯗꯩ ꯅꯣꯏꯔꯣꯝꯗ꯭ꯔꯥ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯤꯗꯅ ꯀꯥꯏꯅ ꯑꯗꯩ ꯃꯕꯥꯏꯁꯨ ꯁꯨꯝ ꯈꯒ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯗꯨꯝꯕ ꯁꯨꯝ ꯊꯥꯔꯝꯕꯗꯩꯀꯣ ꯑꯃꯗꯨꯅꯁꯨ ꯀꯩꯒꯤꯅꯣꯅꯦ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦꯅ ꯍꯟꯗꯗꯤ ꯑꯃꯨꯛ ꯐꯗꯧꯕ ꯑꯗꯩ ꯃꯕꯥꯏꯁꯤꯅꯁꯨ ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯧꯄ꯭ꯋꯥꯁꯤꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯕ ꯅꯠꯇꯦꯅ ꯈꯪꯉꯗꯤ ꯐꯗꯧꯕ ꯑꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅꯕ ꯂꯣꯏ ꯁꯣꯏꯅꯕ ꯁꯣꯏꯅꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯅꯣꯡꯃꯒꯤ ꯅꯪꯅ ꯁꯛꯁꯦ ꯎꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯍꯩꯅꯗ꯭ꯔꯦ ꯑꯁꯦꯡꯀꯤꯔꯅꯦ ꯏꯕꯥꯏ ꯀꯥꯏꯅ ꯅꯪꯅ ꯅꯁꯛ ꯐꯖꯕꯁꯤꯗ ꯑꯩꯁꯦ ꯏꯉꯥꯎ ꯉꯥꯎꯔꯦꯅꯦ ꯋꯥꯈꯟꯁꯦ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯁ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯍꯧꯗꯦꯗ ꯀꯥꯏꯅ ꯁꯨꯝ ꯀꯣ ꯑꯗꯒꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯕꯨ ꯊꯤꯔꯛꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯕꯨ ꯅꯨꯄꯤꯁꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯩ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯑꯩ ꯀꯩ ꯂꯩꯔꯛꯎꯒꯦ ꯀꯥꯏꯅ ꯍꯥꯟꯅ ꯃꯥꯅ ꯇꯧꯔꯀꯥꯟꯗ ꯃꯦꯁꯦꯖ ꯍꯥꯟꯅ ꯊꯥꯔꯅꯤ ꯅꯨꯄꯤꯁꯤꯅ ꯆꯥꯅꯤꯡꯕꯁꯦ ꯃꯥꯅ ꯂꯩꯔꯅꯤ ꯑꯗꯩꯗꯤ ꯁꯦꯝꯃꯛꯇ ꯂꯩꯔꯦ ꯀꯩꯅꯣꯝ ꯂꯩꯔꯦ ꯅꯨꯄꯤꯁꯤꯅ ꯈꯥꯏꯔꯛꯑꯅꯤ ꯃꯀꯨ ꯈꯣꯛꯂꯛꯑꯅꯤ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯩ ꯍꯩ ꯃꯍꯤꯁꯤꯕꯨ ꯍꯦꯛ ꯅꯪꯅ ꯍꯩꯔꯗꯤ ꯍꯥꯎꯏꯍꯦ ꯀꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯋꯥꯍꯩꯗꯒꯤ ꯃꯕꯥꯏꯁꯦ ꯅꯛꯁꯟꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ
ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯣꯏꯗꯒ ꯍꯦꯛ ꯆꯥꯛ ꯆꯥꯕ ꯃꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯁꯨꯔꯛꯄꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯆꯥꯕꯁꯦ ꯃꯆꯦꯁꯤꯗꯤ ꯃꯁꯥꯗꯣ ꯂꯨꯝꯃꯕꯅꯤꯅ ꯃꯥꯏ ꯀꯥꯗ ꯑꯌꯥꯝꯕ ꯂꯩꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯃꯧꯄꯥꯁꯤꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯁꯨ ꯈꯣꯠꯂꯁꯨ ꯃꯣꯏꯁꯦ ꯃꯄꯥꯟ ꯃꯅꯤꯡꯗ ꯁꯦꯝꯃꯦꯕ ꯑꯗ ꯁꯦꯝꯕ ꯃꯧꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄꯁꯦ ꯑꯕꯥꯏꯁꯤꯅ ꯇꯧꯁꯟꯅꯔꯒ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯅꯪꯗꯨꯕꯨ ꯋꯥꯠꯂꯤꯕ ꯁꯗꯟ ꯌꯥꯔꯕ꯭ꯔꯥ ꯒꯥꯏꯅ ꯑꯃꯨꯛ ꯍꯦꯛ ꯍꯪꯖꯟꯅꯅꯤ ꯑꯗꯩ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯁꯟꯅꯤ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯒꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯗ ꯁꯦꯠ ꯍꯦꯛ ꯊꯥꯔꯝꯅꯤ ꯑꯗꯩꯗꯤ ꯅꯈꯨꯠ ꯌꯦꯡꯗꯣꯏꯅꯤ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯉꯍꯥꯟꯈꯩꯗꯩ ꯇꯥꯍꯟꯒꯅꯨ ꯉꯁꯤꯗꯤ ꯒꯥꯏꯅ ꯑꯗꯩ ꯏꯕꯥꯏ ꯃꯩꯁꯦ ꯃꯨꯠꯈ꯭ꯔꯦꯅꯦ ꯍꯥꯏꯔꯁꯨꯅꯦ ꯍꯣꯏ ꯍꯥꯏꯔꯒ ꯑꯃꯝꯕꯁꯤꯗ ꯃꯧꯁꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯩ ꯃꯣꯏꯔꯣꯝꯗ ꯊꯥ ꯁꯨꯕꯩ ꯃꯆꯦꯁꯦ ꯆꯥꯛꯀꯧꯔꯤꯃꯦ ꯍꯥꯏꯔꯁꯨ ꯃꯆꯦꯗꯨ ꯋꯥꯔꯃꯤꯅ ꯑꯗꯨꯝ ꯐꯝ ꯂꯩꯊꯣꯛꯈ꯭ꯔꯅꯤꯗꯅ ꯑꯗꯣ ꯃꯥꯅ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯦ ꯀꯩꯅꯣꯒꯤ ꯃꯥꯏ ꯃꯧꯁꯤꯅ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯤꯗ ꯃꯥꯅ ꯆꯪꯁꯟꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯕꯥꯏꯁꯦ ꯇꯟꯖꯥ ꯌꯦꯡꯅꯕꯗꯣ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯦ ꯃꯧꯄ꯭ꯋꯥꯁꯤꯅ ꯀ꯭ꯋꯥ ꯂꯩ ꯆꯠꯈꯤꯅꯤ ꯅꯪ ꯀ꯭ꯋꯥ ꯂꯩꯔꯨꯁꯨ ꯊꯥꯗꯣꯛꯈꯤꯅꯤ ꯃꯆꯦꯗꯨꯅ ꯀꯩꯅꯣꯁꯤꯗ ꯃꯥꯏ ꯐꯃꯨꯡꯗ ꯂꯩꯅꯤ ꯑꯗꯣ ꯃꯕꯥꯅꯤꯅ ꯑꯃꯗꯨꯅ ꯀꯣꯟ ꯐꯦꯡꯉꯅꯤ ꯑꯃꯁꯤꯅ ꯏꯔꯥꯡ ꯇꯧꯔꯅꯤ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯍꯧꯅꯈ꯭ꯔꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯑꯍꯤꯡ ꯇꯨꯝꯅꯗ꯭ꯔꯦ ꯃꯕꯥꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯃꯕꯥꯅꯤ ꯑꯗꯨꯝ ꯅꯛꯁꯟꯅꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯆꯦꯁꯦ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯠꯂꯦ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯗꯥꯛꯇꯔꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯑꯍꯤꯡ ꯂꯦꯛꯍꯜꯂꯦꯗꯅꯀꯣ ꯃꯧꯄ꯭ꯋꯥꯁꯤꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯔꯦ ꯑꯍꯥꯟꯕ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯃꯥꯁꯨ ꯂꯦꯛꯏ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯑꯗꯨꯗꯁꯨ ꯗꯥꯛꯇꯔ ꯃꯅꯨꯡꯗꯁꯨ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯨꯗ ꯂꯤꯆꯠꯁꯦ ꯆꯠꯂꯕꯖꯥꯠꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯆꯦꯁꯦ ꯄꯨꯊꯔꯛꯑꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯅꯤꯡꯒꯨꯝꯕ ꯁꯦꯕꯥꯒꯤꯅꯦꯅ ꯑꯃꯨꯛ ꯃꯧꯁꯤꯅ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯔꯗ꯭ꯔꯥ ꯁꯤ ꯇꯧꯕꯁꯤꯗꯁꯨ ꯑꯗꯨꯝ ꯃꯆꯦꯁꯤꯗꯤ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯤꯅ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯗꯅ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯛꯇ ꯂꯤꯆꯠꯁꯦ ꯂꯤꯁꯥꯡꯁꯤꯠꯅ ꯑꯗꯨꯝ ꯆꯠꯊꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯆꯠꯊꯔꯦꯗ ꯃꯆꯦꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯅꯪ ꯋꯥꯔꯅꯤꯗ ꯈꯔ ꯊꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦꯕ ꯃꯥ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯖꯜꯂꯛꯑꯦ ꯅꯪ ꯂꯥꯛꯑꯅꯨꯗ ꯋꯥꯔꯅꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯩꯁꯨ ꯏꯁꯥ ꯀꯜꯂꯝꯃꯤꯅ ꯍꯥꯏꯕꯁꯦ ꯏꯅꯝꯃ ꯅꯪ ꯋꯥꯅꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯈꯤꯒꯦ ꯑꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯦꯕ ꯃꯧꯁꯤꯒꯤ ꯅꯨꯄꯥ ꯃꯧꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯆꯦꯁꯤꯒꯤ ꯃꯧꯄꯥꯁꯦ ꯀꯩꯅꯣꯁꯨ ꯗꯥꯝꯆꯥꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛꯄꯅꯤꯅ ꯑꯩꯈꯛ ꯂꯩꯕꯗꯣ ꯊꯕꯛ ꯇꯧꯐꯝ ꯂꯩꯇꯦ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯈꯣꯝ ꯆꯥꯊꯣꯛ ꯑꯗꯨꯝ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯈꯤꯇꯪ ꯃꯕꯥꯅꯤꯒꯤ ꯃꯤꯠ ꯅꯥꯕꯁꯦ ꯍꯧꯔꯛꯑꯦꯕ ꯅꯤꯉꯣꯟꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯪꯉꯛꯏꯗꯅ ꯍꯦꯛꯇ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯄꯨꯔꯥ ꯃꯥꯏ ꯅꯨꯄꯤꯗꯧꯅꯅꯦ ꯅꯪ ꯃꯥꯒ ꯍꯥꯏꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ इबेमा अदई मौ कौरम्बनेबा नंग चाक अमता थियु लाओ हे गायना अदईदी दुम मौजना चाक थिरम मा चाहौरबजे नंग ताब्रो इसिंजे खिता हायु लाओ चाक खिता हापु लाओ गाना सिजे माय नुपीजन नुंगाइत्रेबा कइनो दुगा चंगगा दुम सुक्तोक थोलक्तबको सुमाइना मंगोनसिदा सुम नुंगाइतबा हौरेबा दei माना कइनो माना चाकसंगदा चंगरगा सुक्तोक थोलक्त्रिजना नेक चौरगना मी मा लाकपै साउम फंगदी फटे मायना पाजे थोलक्पा अदुमबजे सुम तवेबा दैदी कोई मौसे माना दुम खरा कइनो बौती माजे अहिंग लेअमेबा यमजेंगबा बौती अदगिदी अहिंग लेक्तबिदा थबिंगांग लोइ लोरमगा नुंगधांगसे थिनबा अदो ए आदा इबुंगोदो कइनो नंग राइस कुकरदा चा हापो सोमदे इंजांग पोहलागे हागा इंजांग जने सोमदे पुरगा मौजे आई लाला मौ ला आई थिनबिगे हागा इचम चमबदी सारगा नुंगधांग सुम थिले आमददि मसेजे केसु खलमदेबा अदैदि माना सोमोयनिगे मौजे सुम से नारकपदगी मौजे नंग लाअनु हयेंगदगिदी हायबा अदैदि कइनोने नंग लाअनु हाइदुबो ngangai नंगी सेबा तुमदगै चादगै angang jina tawraga nang hujik la anu di kaino nang haidon mi mai no pas na sagala ine bala anu haibadugi ma suma yum mam pale mi sum lagya ponte ne ana haiba ade adu ju nang na sa sole na nusi dana mawjun lakpire adu nang na haido mawje gaira moidra law adum law aidi pura oina sida khoi punna bulemina je na hairi mi chathok chasin wana bani gaina moigi ka masam sabira je khallimi gana admaina ga sum wata je tawsale ba dei mawje da manam majina haiba noi tadana nang sum thin baje mina sum imaoina ju wa ngangi kholi ado ngangai di moi farm da moi je farm taweba laigibanina phai ado hojikti halabanina sum wa ngangi mau ju mai thilan gano thengamamda khota mai no pala noi na naw pala la holu khola lo hai aduna swai sum thin baje ai ka pam de dai aduna nang la anu noi ta di chawni nang la anu ka hai le na ko adai mau je lak tre na ko lau doine mai no pana कईगिनो मा हजो लाक्ति फिरोल मैम ने कना सुदेबा आई दुम सुजरगा नंगना सासोली सुबे यारोइना बेमा आई लौ लाके नंग लोइसलमो हागा माने लौरुबा
ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯃꯕꯥꯅꯤꯁꯨ ꯎꯅꯍꯧꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯅꯗꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯁꯨꯝ ꯅꯤꯉꯣꯟꯁꯤꯅ ꯑꯗꯨꯝ ꯃꯥꯁꯨ ꯁꯦꯟꯅꯔꯦꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯁꯦꯟꯅꯔꯦ ꯑꯦ ꯃꯁꯤꯗꯤꯅꯀꯣ ꯑꯗꯩꯗꯤ ꯃꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯒ ꯍꯦꯛ ꯊꯣꯛꯈꯤꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯃꯁꯥꯒꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯂꯦꯕ ꯑꯗꯨꯒꯁꯨ ꯏꯆꯠ ꯆꯠꯇ꯭ꯔꯦꯕ ꯃꯅꯤꯡꯗ ꯑꯗꯨꯝ ꯊꯣꯛꯈꯤꯕꯤ ꯇꯧꯋꯦꯕ ꯑꯗꯩ ꯃꯥꯅꯁꯨ ꯅꯤꯉꯣꯟꯁꯤꯅ ꯂꯣꯟꯅ ꯁꯨꯝ ꯁꯦꯟꯅꯔꯦ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯆꯤꯡꯅꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯅꯣꯡꯃꯗꯤ ꯅꯤꯉꯣꯟꯁꯤꯅ ꯃꯥꯁꯦ ꯇꯨꯝꯕ ꯁꯥꯁꯟꯅꯔꯦꯕ ꯇꯨꯝꯕ ꯁꯥꯁꯟꯅꯔꯦ ꯑꯩ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯉꯥꯛꯇ ꯇꯨꯝꯒꯦ ꯍꯥꯏꯖꯟꯅꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯃꯥꯁꯦ ꯇꯨꯝꯃꯦꯕ ꯑꯗꯨꯒꯤ ꯇꯨꯝꯖꯟꯅꯔꯒ ꯑꯩꯈꯣꯏ ꯃꯧꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯛꯑꯒꯦ ꯑꯗꯨꯗꯤꯅ ꯆꯪꯈꯤꯕ ꯃꯥꯁꯦ ꯇꯨꯝꯕ ꯁꯥꯁꯟꯅꯔꯒ ꯂꯣꯟꯅ ꯃꯥꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯌꯦꯡꯕꯗ ꯆꯥꯛꯁꯪꯁꯤꯗ ꯃꯕꯥꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯤꯠ ꯅꯥꯕ ꯃꯑꯣꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯃꯦꯕ ꯑꯗꯩ ꯗꯥꯏꯔꯦꯛ ꯃꯅꯝꯁꯤꯅ ꯐꯥꯔꯦꯕꯀꯣ ꯗꯥꯏꯔꯦꯛ ꯊꯣꯡꯅꯥꯎꯗꯩ ꯅꯕꯥꯅꯤꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯅꯤꯃꯛ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯅꯕꯥꯅꯤ ꯆꯤꯡꯅꯔꯛꯏꯁꯦ ꯑꯩ ꯀꯨꯏꯔꯕꯅꯤ ꯗꯥꯛꯇꯔꯗ ꯂꯩꯔꯤꯉꯩꯗꯒꯤꯅꯤ ꯑꯩꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯅꯣꯏ ꯑꯅꯤꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯩꯅ ꯈꯪꯉꯕꯅꯤ ꯑꯗꯩ ꯑꯍꯤꯡꯗ ꯍꯦꯛ ꯂꯩꯔꯝꯗꯕ ꯌꯨꯝꯗ ꯄꯨꯊꯔꯛꯑꯀꯥꯟꯗꯁꯨ ꯑꯍꯤꯡ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯩꯅꯣ ꯃꯧꯁꯦ ꯂꯩꯔꯝꯗꯕ ꯑꯗꯒꯤ ꯑꯩ ꯅꯨꯄꯥꯁꯤꯁꯨ ꯂꯩꯔꯝꯗꯕ ꯁꯨꯝꯕꯗ ꯑꯩꯁꯦ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯀꯥꯁꯦ ꯐꯃꯨꯡ ꯑꯅꯤꯁꯦ ꯄꯨꯂꯞ ꯊꯥꯔꯤꯃꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯆꯝꯅꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯁꯣꯝ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯩ ꯗꯕꯜ ꯕꯦꯗꯁꯤꯗꯅ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯧꯄꯥꯏ ꯅꯨꯄꯤꯁꯤꯒ ꯇꯨꯝꯃꯤꯗꯅ ꯃꯅꯤꯡꯒꯨꯝꯕ ꯁꯦꯕꯥ ꯇꯧꯔꯤꯃꯤ ꯈꯣꯠꯂꯤꯃꯤꯅ ꯁꯤꯁꯦ ꯃꯃꯥꯅ ꯁꯦꯕꯥ ꯅꯤꯉꯣꯟꯒꯤꯁꯤꯒꯤ ꯃꯃꯥꯅ ꯁꯦꯕా ꯇꯧ ꯂꯥꯛꯑꯁꯨ ꯁꯤꯗ ꯇꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯝꯅꯩ ꯉꯥꯛꯇꯅꯦꯕ ꯐꯃꯨꯡ ꯑꯅꯤ ꯊꯥꯕꯁꯤꯗ ꯑꯗꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯅꯤꯉꯣꯟꯁꯤꯒꯤ ꯃꯃꯥ ꯂꯩꯇꯗꯅ ꯃꯆꯦꯅ ꯁꯦꯕꯥ ꯇꯧ ꯂꯥꯛꯑꯁꯨ ꯑꯗꯨꯃꯥꯏꯅ ꯇꯨꯝꯃꯤꯟꯅꯩ ꯉꯥꯛꯇꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯧꯁꯤꯁꯨ ꯂꯩꯔꯝꯗꯕ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯩ ꯑꯃꯨꯛ ꯃꯧꯁꯦ ꯆꯪꯉꯛꯑꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯆꯪꯉꯛꯄ ꯁꯨꯝꯕꯁꯦ ꯃꯥꯅ ꯀꯌꯥ ꯎꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯨꯕ ꯑꯗꯩ ꯃꯥꯁꯨ ꯂꯣꯏ ꯆꯤꯡꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯗꯥꯛꯇꯔꯗ ꯄꯨꯂꯞ ꯍꯦꯛ ꯃꯥꯡꯃꯤꯟꯅꯈꯤꯕ ꯑꯃꯅ ꯍꯤꯗꯥꯛ ꯂꯧꯊꯣꯛꯈꯤꯕꯁꯦ ꯑꯃꯁꯨ ꯑꯩ ꯀꯩꯅꯣꯝ ꯂꯧꯔꯨꯒꯦ ꯍꯥꯏꯔ ꯊꯣꯛꯈꯤꯕ ꯀꯨꯏꯅ ꯍꯦꯛ ꯂꯩꯔꯛꯄ ꯁꯨꯝꯕꯁꯦ ꯃꯥꯅ ꯁꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯀꯥꯟꯗ ꯁꯨꯝ ꯆꯤꯡꯁꯜꯂꯛꯑꯦꯗꯅ ꯑꯩ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯤꯠ ꯅꯥꯔꯛꯇꯅ ꯃꯁꯦ ꯐꯖꯗꯦꯅ ꯃꯧ ꯅꯪ ꯂꯥꯛꯑꯅꯨ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯅꯪꯅ ꯏꯅꯥꯎꯄꯥꯅ ꯈꯪꯉꯒ ꯏꯄ꯭ꯋꯥꯅ ꯈꯪꯉꯒ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯅ ꯃꯧꯁꯤꯗꯕꯨ ꯁꯨꯃꯥꯏꯅ ꯆꯠꯂꯣ ꯃꯧ ꯅꯪ ꯉꯁꯤꯗꯩꯗꯤ ꯂꯥꯛꯑꯅꯨ ꯑꯗꯨꯒ ꯅꯪ ꯋꯥꯔꯤꯁꯦ ꯅꯪ ꯏꯄ꯭ꯋꯥꯗ ꯑꯩꯅꯁꯨ ꯍꯥꯏꯗꯣꯔꯛꯑꯣꯏꯒꯦ ꯅꯪꯅꯁꯨ ꯍꯥꯏꯗꯣꯔꯛꯑꯅꯨ ꯃꯔꯤ ꯂꯣꯏ ꯇꯠꯅꯔꯅꯤ ꯅꯣꯏꯅ ꯁꯣꯏꯔꯨꯕ ꯂꯥꯜꯂꯨꯕ ꯂꯩꯔꯁꯨ ꯉꯁꯤꯗꯒꯤꯅꯦ ꯀꯩꯅꯣ ꯇꯧꯅ ꯍꯧꯔꯁꯤ ꯁꯦꯝꯗꯣꯛꯅ ꯍꯧꯔꯁꯤ ꯑꯗꯣ ꯑꯩꯁꯨ ꯏꯁꯥ ꯀꯜꯂꯕꯅꯤ ꯅꯪ ꯂꯥꯛꯑꯅꯨ ꯑꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯧꯁꯤꯅꯁꯨ ꯁꯤꯅꯝꯃ ꯅꯪ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯅ ꯍꯥꯏ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅꯗꯤ ꯑꯁ ꯑꯗꯨ ꯈꯪꯉꯁꯨ ꯑꯗꯨꯝ ꯑꯩ ꯃꯥꯅ ꯂꯧꯁꯪꯉꯝꯃꯣꯏ ꯑꯩ ꯄꯨꯂꯞ ꯂꯧꯒꯦ ꯒꯥꯏꯅꯀꯣ ꯑꯗꯩꯗꯤ ꯃꯧꯁꯦ ꯅꯪ ꯆꯠꯂꯣ ꯅꯈꯣꯡꯅ ꯆꯠꯈ꯭ꯔꯣꯆꯣ ꯅ ꯍꯥꯏ ꯑꯁ ꯀꯃꯥꯏꯅ ꯈꯣꯡ ꯆꯠꯇꯣꯏꯅꯣ ꯑꯩ ꯊꯤꯜꯂꯨꯒꯦꯅ ꯅꯪꯅ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯅꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯩꯅ ꯗꯥꯏꯔꯦꯛ ꯐꯥꯔꯕꯅꯦ ꯑꯗꯨꯒ ꯅꯪꯅ ꯃꯥ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ ꯑꯅ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔ ꯉꯥꯡꯉꯦꯕ ꯑꯗꯩ ꯃꯧꯁꯦ ꯀꯞꯄ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯑꯁ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯔꯨꯔꯦ ꯃꯕꯥꯅꯤꯁꯨ ꯌꯨꯝ ꯀꯥꯏꯅꯤ ꯑꯩꯒ ꯏꯄ꯭ꯋꯥꯁꯤꯒꯁꯨ ꯆꯪꯅꯔꯣꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯃꯧꯁꯤꯒꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯑꯗꯩ ꯏꯅꯦꯝ ꯏꯀꯨ ꯂꯣꯏ ꯈꯤꯇꯪ ꯈꯪꯅꯔꯛꯄꯗ ꯁꯤ ꯂꯣꯏꯅꯤ ꯑꯗꯩ ꯃꯧꯁꯤꯒꯤ ꯃꯄꯥꯝ ꯈꯪꯈ꯭ꯔꯣ ꯂꯣꯏꯅꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤꯅ ꯃꯥꯗꯤ ꯃꯊꯥꯁꯦ ꯉꯥꯎꯔ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯇꯨꯝꯕꯁꯦ ꯆꯪꯉꯛꯇꯕ ꯃꯣꯏꯁꯦ ꯆꯥꯛꯀꯁꯦ ꯃꯧꯗꯨꯅ ꯊꯣꯡꯕ ꯍꯧꯔꯝꯃꯒ ꯆꯥꯛ ꯏꯁꯤꯡꯒ ꯑꯝꯇ ꯃꯣꯏ ꯆꯥꯗ꯭ꯔꯦ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯁꯤꯁꯨ ꯌꯦꯡꯗ꯭ꯔꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯅꯦ ꯄꯨꯡꯁꯦ ꯁꯨꯝ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅ ꯃꯥꯁꯦ ꯇꯔꯪ ꯆꯠꯇꯅ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯒꯁꯦ ꯊꯤꯖꯤꯟꯗ꯭ꯔꯦꯕ ꯄꯨꯡꯁꯦ 10 ꯇꯥꯁꯜꯂꯛꯑꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯍꯥꯏꯐꯦꯠ ꯊꯣꯛꯑꯒ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯇ꯭ꯔꯦꯕ ꯀꯩꯅꯣꯅꯦ ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯟ ꯇꯧꯔꯦꯕ ꯃꯧꯄ꯭ꯋꯥꯁꯤꯗ ꯐꯣꯟ ꯇꯧꯔꯦꯕ ꯀꯩꯅꯣ ꯃꯧ ꯍꯜꯂꯛꯑꯕ꯭ꯔꯥꯅ ꯐꯣꯟ ꯇꯧꯋꯦꯕ ꯑꯗꯨꯒꯗꯤ ꯏꯆꯦ ꯍꯣꯏꯗ ꯂꯩꯇ꯭ꯔꯥ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏꯔꯛꯑꯦꯕ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯉꯁꯥꯏ ꯆꯪꯉꯛꯄ ꯄꯨꯡ 6 ꯑꯗꯥꯏꯗꯩ ꯍꯟꯈ꯭ꯔꯕꯅꯤ ꯃꯥ ꯑꯅ ꯍꯥꯏꯔꯦꯕ ꯏꯕꯥꯏꯅ ꯊꯤꯟꯈꯤꯕ꯭ꯔꯥ ꯍꯥꯏꯔꯦ ꯊꯤꯟꯈꯤꯗꯦ ꯃꯥ ꯑꯗꯨꯝ ꯍꯟꯈꯤꯕꯅꯤ ꯉꯁꯤꯗꯤꯅ ꯑꯗꯩꯗꯤ ꯑꯗꯨ ꯍꯥꯏꯕꯁꯤꯗꯩꯗꯤ ꯑꯗꯨꯏꯗꯤ ꯀꯩꯅꯣ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ ꯑꯗꯨꯗꯤꯅ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯏꯆꯦꯅ ꯍꯥꯏꯔꯒ ꯃꯆꯦꯁꯤꯅꯁꯨ ꯃꯥꯏ ꯅꯨꯄꯥ ꯇꯧꯋꯤ ꯁꯣꯝꯗꯁꯨ ꯃꯧꯄꯥꯗꯨꯅ ꯃꯥꯏ ꯅꯨꯄꯤꯗ ꯇꯧꯋꯤ ꯑꯅꯤꯁꯦ ꯑꯣꯞ ꯂꯩꯅꯔꯦꯕ
ꯑꯗꯨꯒ ꯍꯥꯏꯒ ꯇꯧꯒꯗꯤ ꯏꯆꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯥꯏꯐꯝꯁꯨ ꯈꯪꯗ ꯑꯃꯁꯨ ꯈꯪꯗ ꯇꯧꯔꯦꯅꯦꯍꯦ ꯑꯗꯨꯗꯤ ꯃꯄꯥꯝꯗ ꯑꯝꯇ ꯆꯠꯎꯒꯦ ꯏꯆꯦ ꯑꯩ ꯃꯄꯥꯝꯂꯣꯝꯗꯒ ꯆꯪꯈ꯭ꯔꯖꯥꯠꯂ ꯏꯆꯦꯅ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅꯗꯤ ꯅꯣꯡꯇ ꯇꯧꯗꯕꯅꯤ ꯃꯄꯥꯝꯗꯁꯨ ꯆꯪꯗꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯗꯕꯅꯤ ꯏꯆꯦ ꯑꯅ ꯇꯧꯋꯦ ꯑꯗ ꯏꯕꯥꯏ ꯍꯣꯏ ꯊꯥꯗꯣꯛꯑꯒ ꯏꯆꯦ ꯍꯥꯏꯐꯦꯠꯇ ꯑꯝꯇ ꯏꯕꯥꯏꯕꯥꯅꯤ ꯊꯤꯃꯤꯟꯅꯒꯦ ꯏꯕꯥꯏꯁꯨ ꯊꯣꯛꯂꯛꯍꯜꯂꯣ ꯍꯥꯏꯔꯛꯄ ꯅꯣꯏ ꯏꯕꯥꯏꯗꯣ ꯀꯩꯅꯣ ꯑꯩꯅꯁꯨ ꯑꯗꯨꯅꯦ ꯃꯧꯗꯣ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯕꯗꯣ ꯑꯣꯞ ꯂꯩꯅꯦꯍꯦ ꯍꯣꯏ ꯅꯣꯏ ꯏꯕꯥꯏ ꯍꯜꯂꯛꯑꯕꯨꯗꯤ ꯍꯥꯏꯒꯦ ꯑꯗꯨ ꯅꯪ ꯑꯗꯨꯝ ꯀꯣꯏꯊꯤ ꯊꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯆꯦꯁꯦ ꯍꯦꯛꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯀꯣ ꯑꯗꯩꯗꯤ ꯊꯦꯡꯖꯜꯂꯛꯑꯦ ꯁꯣꯝꯒꯤꯁꯨ ꯍꯜꯂꯛꯇꯦ ꯑꯗꯩ ꯍꯥꯏꯗꯣꯛ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯃꯧꯄꯥꯗꯨꯁꯨ ꯃꯣꯏꯗ ꯂꯥꯛꯑꯦ ꯃꯣꯏꯗ ꯆꯠꯈꯤ ꯍꯥꯏꯔꯒ ꯍꯜꯂꯛꯇꯕꯅꯤꯅꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯦꯁꯤꯅ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅꯅꯦ ꯃꯧꯄꯥꯁꯤꯗ ꯂꯣꯟꯅ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯆꯥꯛꯁꯪꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯕꯗꯒꯤ ꯃꯧꯗꯨꯁꯨ ꯉꯥꯡꯉꯒ ꯊꯥꯈꯤꯕꯅꯤ ꯑꯗꯣ ꯑꯩ ꯅꯨꯄꯥꯁꯨ ꯑꯩꯅ ꯉꯥꯡꯉꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯈꯤꯇꯪ ꯎꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯧꯁꯨ ꯂꯥꯛꯑꯅꯣꯅ ꯑꯩ ꯉꯍꯥꯟꯗꯩ ꯍꯥꯏꯔꯕꯅꯤ ꯃꯥ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯑꯗꯩ ꯃꯧꯁꯤꯅ ꯂꯥꯛꯇ꯭ꯔꯦ ꯅꯣꯏ ꯏꯕꯥꯏꯅ ꯍꯦꯛꯇ ꯂꯧꯔꯨꯏ ꯃꯁꯤ ꯁꯣꯏꯔꯛꯀꯅꯦꯅ ꯑꯩꯅ ꯅꯪ ꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯣꯅ ꯃꯥ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯚꯥꯏꯁꯨ ꯍꯜꯂꯛꯇꯦ ꯏꯕꯥꯅꯤꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯃꯧꯒꯤ ꯃꯄꯥꯝꯅ ꯈꯤꯇꯪ ꯈꯪꯈꯤꯕꯗ ꯃꯧꯁꯦ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯃꯆꯥ ꯌꯥꯎꯕ ꯅꯠꯇ꯭ꯔꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯣꯏ ꯊꯥ 9-9 ꯉꯥꯏꯔꯤꯕꯅꯦꯕ ꯑꯗꯩꯗꯤ ꯁꯤꯗꯁꯨ ꯅꯚꯥꯏ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯈꯤꯇꯪ ꯈꯪꯕꯗ ꯅꯣꯏꯒꯤ ꯅꯧꯄꯥꯒꯤ ꯅꯨꯄꯤꯗꯨꯅ ꯂꯝꯆꯠꯂꯨꯗꯕꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯃꯆꯤꯟ ꯃꯧꯄꯥꯁꯦ ꯉꯥꯎꯔꯦꯕꯀꯣ ꯇꯧꯐꯝ ꯈꯪꯅꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯅꯨꯡꯗ ꯊꯤꯅꯁꯤ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯅꯈꯤꯔꯣꯏꯁꯦꯅ ꯃꯆꯦꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯍꯥꯏꯗ꯭ꯔꯦꯕ ꯅꯨꯃꯤꯠꯁꯦ ꯑꯁꯣꯝꯗꯁꯨ ꯃꯧꯄꯥꯁꯤꯅ ꯃꯄꯥꯝꯗ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯊꯤꯅꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯑꯣꯞ ꯂꯩꯔꯦ ꯑꯗꯩ ꯑꯍꯤꯡꯁꯤꯃ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯥꯏꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯣꯝꯒꯤꯁꯨ ꯃꯆꯦꯁꯤꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯃꯅꯦ ꯃꯀꯨ ꯀꯀꯩ ꯁꯤꯗ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯍꯜꯂꯛꯇꯦ ꯈꯣꯠꯇꯦ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯁꯣꯝꯒꯤꯁꯨ ꯍꯥꯏꯗ ꯌꯥꯗꯕꯅꯤ나 ꯑꯍꯤꯡꯗꯣ ꯍꯜꯂꯛꯇꯦ ꯉꯔꯥꯡ ꯑꯅ ꯃꯄꯥꯝꯁꯤꯗ ꯍꯥꯏꯔꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯍꯤꯡ ꯍꯜꯂꯛꯇꯦ ꯍꯥꯏꯔꯒ ꯅꯪ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯇꯦ ꯍꯧꯖꯤꯛ ꯈꯛ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯩ ꯁꯣꯝꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛ ꯈꯛ ꯍꯥꯏꯔꯤꯗꯦꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯃꯧꯁꯤꯅ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯧꯁꯨ ꯍꯜꯂꯛꯇꯦ ꯍꯥꯏꯔꯦꯕ ꯈꯪꯉꯝꯃꯤꯅꯦ ꯃꯣꯏ ꯑꯅꯤꯗꯣꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯅꯤꯡꯗ ꯐꯤ ꯁꯨꯕꯗꯅꯦ ꯃꯤꯠ ꯅꯥꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯑꯩ ꯍꯥꯏꯗꯣꯛꯆꯗ꯭ꯔꯕꯅꯤ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯧꯁꯤꯒꯤ ꯃꯆꯦꯅꯁꯨ ꯃꯕꯥꯅꯤ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅꯔꯛꯏ ꯀꯩꯅꯣꯗꯒꯤ ꯕꯥꯠꯂꯨꯝꯗꯒꯤꯅꯦ ꯃꯕꯥꯅꯤ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅꯔꯛꯏ ꯑꯩ ꯆꯤꯟ ꯌꯥꯊꯣꯛꯆꯗ꯭ꯔꯕꯅꯤ ꯃꯊꯪ ꯃꯥꯅ ꯎꯈꯤꯕ ꯈꯣꯠꯈꯤꯕ ꯃꯣꯏꯅ ꯁꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯑꯁꯤꯒꯤ ꯃꯧꯁꯤꯕꯨ ꯑꯩꯕꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯅꯆꯤꯟꯅꯥꯎ ꯊꯨꯒꯥꯏꯕ ꯇꯥꯒꯗ꯭ꯔꯅ ꯋꯥ ꯉꯥꯡꯊꯣꯛꯇꯕꯅꯤꯅ ꯃꯥꯏ ꯎꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯃꯆꯦꯒꯤ ꯃꯧ ꯃꯆꯦꯗꯨꯒꯤ ꯃꯆꯥ ꯁꯨꯛꯇ ꯋꯥꯡꯕꯤꯅꯕꯧ ꯍꯥꯏꯔꯦ ꯃꯣꯏꯅꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯍꯩ ꯑꯃꯁꯨ ꯏꯎ ꯎꯅꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯁꯣꯝꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇꯃꯤꯅ ꯍꯥꯏꯗ ꯌꯥꯗꯃꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯍꯜꯂꯛꯇꯦ ꯁꯨꯃꯥꯏꯅ ꯈꯔ ꯏꯆꯦꯅ ꯉꯥꯡꯈꯤ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯄꯥꯝꯁꯦ ꯍꯦꯛꯇ ꯂꯥꯟ ꯇꯥꯔꯛꯑꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤꯅ ꯍꯦꯛꯇ ꯂꯥꯟ ꯇꯥꯔꯛꯑꯦ ꯊꯤꯟꯅꯔꯦ ꯈꯣꯠꯅꯔꯦ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯅꯔꯦ ꯍꯦꯛꯇ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯍꯨꯞꯄꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯂꯦ ꯅꯪꯒꯤ ꯅꯆꯦꯒꯤ ꯅꯨꯄꯥ ꯑꯃꯨꯛꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯆꯥ ꯌꯨꯝ ꯄꯥꯟꯕꯗ ꯉꯥꯏꯔꯤꯕꯗꯨꯕꯨꯅ ꯍꯦꯛꯇ ꯑꯗꯩ ꯑꯃꯨꯛ ꯃꯆꯦꯁꯤꯒꯤ ꯃꯌꯨꯝꯗꯁꯨ ꯅꯪꯒꯤ ꯅꯨꯄꯥꯅ ꯏꯆꯥ ꯄꯨꯈꯤꯕ ꯄꯨꯊꯣꯛꯎꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯃꯣꯏꯁꯤ ꯈꯟꯅꯕꯒ ꯂꯥꯎꯅꯕꯒꯗꯩ ꯅꯨꯡꯗꯥꯡꯁꯦ ꯃꯤ 10-20 ꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯒꯤ ꯁꯥꯒꯩꯁꯦ ꯈꯔ ꯂꯤꯡꯕ ꯑꯣꯏꯌꯦꯕꯀꯣ ꯃꯤ 10-20 ꯂꯥꯛꯀꯅꯤ ꯈꯟꯅꯅꯤ ꯂꯥꯎꯅꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯃꯣꯏꯁꯦ ꯊꯛꯈꯥꯏꯃꯨꯛꯁꯦ ꯂꯩꯅꯔꯦꯕ ꯍꯦꯛꯇ ꯃꯥꯗꯤ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠ ꯀꯩꯅꯣꯃꯨꯛꯇꯒ ꯉꯥꯏꯔꯤꯕꯅꯦ ꯃꯥꯁꯤ ꯃꯀꯣꯛꯁꯦ ꯍꯥꯏꯒꯠꯈꯤꯗꯅ ꯃꯥꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯃꯆꯦꯁꯦꯀꯣ ꯃꯣꯏꯒꯤ ꯃꯤꯈꯩꯗꯨꯅ ꯂꯥꯛꯑ ꯄꯤꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯤꯗꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯇꯧꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗ꯭ꯔꯦꯕ ꯍꯦꯛꯇ ꯉꯥꯎꯅꯕꯤꯅꯤ ꯑꯗꯨꯒꯤ ꯀꯦꯁꯁꯤꯗ ꯉꯥꯎꯅꯈꯤꯕꯁꯦ ꯄꯨꯔꯥ ꯉꯥꯎꯅꯕꯤꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯏꯁꯤ ꯃꯆꯦꯁꯤꯅꯁꯨ ꯑꯩ ꯅꯨꯄꯥꯁꯤꯅ ꯏꯄ꯭ꯋꯥꯒꯤ ꯅꯨꯄꯤ ꯄꯨꯔ ꯆꯠꯈ꯭ꯔꯦꯅ ꯃꯆꯦꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯑꯦꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯄꯨꯔ ꯆꯠꯈ꯭ꯔꯤꯕ ꯃꯧꯁꯤꯒꯤ ꯃꯄꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯆꯦꯒꯤ ꯅꯨꯄꯥꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯅ ꯑꯃꯨꯛ ꯇꯥꯛꯂꯛꯑꯦꯀꯣ ꯊꯤꯕ ꯌꯥꯕ ꯊꯤꯅꯩ ꯍꯨꯝꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯃꯤꯠ 25ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦꯕ ꯃꯅꯨꯡꯗ ꯃꯣꯏꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯔꯛꯄ ꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯄꯥꯎꯁꯦ ꯐꯥꯎꯅꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯄꯨꯊꯣꯛꯎꯕꯁꯤ ꯉꯝꯃꯔꯣꯏ
ꯑꯗꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯅꯣꯏꯁꯦ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯒ ꯉꯥꯡꯅꯔꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯌꯥꯎꯅ ꯉꯥꯡꯅꯔꯁꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯀꯩ ꯇꯧꯔꯒꯅ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯨ ꯂꯥꯛꯍꯟꯕꯅꯦꯕꯀꯣ ꯑꯉꯥꯡꯅꯦꯕ ꯃꯧꯗꯣ ꯃꯁꯛ ꯐꯖꯩꯌꯦꯕ ꯑꯗꯨꯝ ꯅꯨꯄꯥꯅ ꯉꯥꯎꯒꯟꯒꯗꯕ ꯁꯛꯇꯥ ꯏꯔꯥꯡ ꯂꯥꯡꯕ ꯏꯈꯠ ꯈꯠꯄ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯤꯗ ꯃꯇꯝꯗꯨꯗ ꯁꯦꯠ ꯀꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯆꯦꯒꯤ ꯅꯨꯄꯥꯅ ꯄꯨꯈ꯭ꯔꯦ ꯃꯧꯁꯦꯅꯀꯣ ꯍꯦꯛꯇ ꯁꯦꯠ ꯀꯥꯏꯅꯕꯤꯅꯤ ꯃꯇꯝꯁꯤꯗ ꯑꯗꯩꯗꯤ ꯃꯧꯁꯤꯁꯨ ꯑꯗꯨꯝ ꯃꯥꯡꯉꯕꯅꯤꯅ ꯂꯩꯖꯒꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯑꯗꯩ ꯃꯆꯦꯒꯤ ꯅꯨꯄꯥꯁꯤꯁꯨ ꯍꯥꯏꯔꯦ ꯑꯩ ꯂꯧꯖꯒꯦ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯧꯒꯦ ꯃꯥꯁꯨ ꯃꯥꯡꯉꯕꯅꯤꯅ ꯂꯧꯒꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯨꯕꯗꯒꯤ ꯏꯁꯥ ꯌꯥꯅꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯦ ꯃꯧꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃꯗ ꯃꯥꯅ ꯍꯥꯟꯅ ꯍꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯟꯁꯤꯗꯤ ꯄꯤꯁꯟꯅꯗꯦ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯕꯀꯣ ꯑꯗꯩ ꯅꯨꯃꯤꯠ 25ꯅꯤꯁꯨ ꯃꯣꯕꯥꯏꯜꯁꯦ ꯄꯨꯔꯥ ꯂꯩꯃꯤꯟꯅꯔꯨꯔꯦꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯒꯥꯔꯤ ꯑꯅꯤꯃꯨꯛꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯋꯥꯁꯤ ꯌꯥꯝ ꯆꯥꯎꯅꯔꯛꯀꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯁꯤꯟꯅꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕ ꯆꯠꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯄꯨꯂꯤꯁꯇ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯁꯦ ꯄꯥꯎ ꯄꯤꯈꯤꯕꯅꯦꯕ ꯑꯗꯨꯒꯗꯤ ꯍꯦꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯣꯏ ꯃꯆꯦ ꯍꯣꯏꯔꯣꯝꯅ ꯁꯤꯜꯂ ꯊꯥꯖꯤꯜꯂꯛꯄꯅꯤꯅ ꯃꯆꯦ ꯑꯗꯨꯅꯦ ꯃꯥꯏ ꯃꯧꯄꯥꯗꯨꯅꯦ ꯃꯣꯏꯕꯨꯗꯤ ꯈꯪꯉꯦꯗꯅꯀꯣ ꯃꯣꯏꯔꯣꯝꯒꯤ ꯃꯧꯄꯥꯁꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯑꯃ ꯃꯆꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯕꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯃꯧꯗꯨꯒꯤ ꯑꯃꯨꯛ ꯃꯄꯥꯝꯒꯤ ꯃꯌꯥꯝ ꯑꯃ ꯑꯁ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯁꯤꯗꯅꯦ ꯌꯥꯝꯕ ꯃꯤꯌꯥꯝꯅꯤ ꯇꯤꯜꯂꯝꯃꯤꯁꯦ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯃꯃꯥꯡꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯕꯀꯣ ꯆꯠꯂꯤꯁꯦ ꯃꯤꯌꯥꯝꯁꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯄꯨꯊꯅꯤꯅ ꯑꯩꯈꯣꯏꯁꯦ ꯉꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯁꯜꯂꯒ ꯁꯤ ꯑꯩꯈꯣই ꯆꯪꯉꯛꯄꯁꯦ ꯉꯝꯃꯔꯣꯏ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯈꯤꯇ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯨ ꯊꯣꯛꯂꯛꯑꯦ ꯄꯨꯂꯤꯁ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯒ ꯇꯧꯔꯒ ꯆꯞꯄꯒ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯁꯟꯕꯣꯅꯦ ꯑꯁ ꯈꯥꯝꯕ ꯅꯪꯍꯧꯗꯦ ꯀꯟꯊꯔꯛꯄ ꯐꯨꯊꯔꯛꯄꯅ ꯍꯥꯜꯂꯦ ꯑꯗꯩ ꯁ꯭ꯇꯦꯁꯟ ꯒꯦꯠꯁꯦ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯧꯄ꯭ꯋꯥ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯐꯨꯊꯔꯛꯄꯅꯦ ꯈꯣꯡꯄꯥꯛꯅ ꯍꯦꯛꯇ ꯗꯦꯛ ꯂꯥꯎ ꯍꯦꯛꯇ ꯀꯥꯎꯔꯛꯄꯅꯦ ꯃꯇꯨꯡꯗꯒꯤ ꯅꯠꯇꯦ ꯃꯕꯥꯏꯗꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯡꯍꯟꯕ ꯅꯪ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯁꯥ ꯉꯥꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯅꯪ ꯏꯄꯥꯃꯛꯅꯦꯅ ꯑꯩꯅ ꯈꯜꯂꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯊꯨꯒꯥꯏꯕ ꯅꯪꯅ ꯍꯦꯛꯇ ꯃꯥꯁꯤꯅ ꯈꯥꯝꯅꯕꯒ ꯉꯝꯅꯕ ꯁꯥ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯩ ꯑꯃꯨꯛ ꯀꯔꯤ ꯑꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯕꯥꯏꯁꯤꯒꯤ ꯃꯤꯁꯦ ꯌꯥꯗꯦꯕꯀꯣ ꯃꯥꯒꯤ ꯃꯤꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯒꯅꯦꯕ ꯀꯔꯤ ꯅꯪꯒꯤ ꯀꯩꯅꯣꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯧꯖꯜꯂꯒ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯃꯣꯏꯅ ꯑꯃꯨꯛ ꯐꯨꯔꯦꯅꯦ ꯅꯨꯄꯥꯁꯤꯀꯣ ꯈꯥꯝꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯁꯥꯒꯩꯅꯁꯨ ꯑꯃꯨꯛ ꯍꯨꯞꯆꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯩ ꯅꯣꯏ ꯅꯆꯥꯗꯤ ꯋꯥꯔꯛꯇ꯭ꯔꯒ ꯅꯅꯥꯎꯗꯤ ꯋꯥꯔꯛꯇ꯭ꯔꯒ ꯑꯣꯛꯇ꯭ꯔꯒ ꯑꯗꯨꯒ ꯅꯣꯏꯅ ꯀꯔꯤꯒꯤꯅ ꯑꯃꯨꯛ ꯍꯦꯛꯇ ꯑꯗꯩ ꯅꯨꯄꯤꯁꯤꯅꯦ ꯍꯥꯟꯅ ꯍꯥꯠꯀꯗꯕꯗꯤ ꯃꯥꯅ ꯀꯩꯗꯧꯕꯩꯅꯣ ꯏꯔꯥꯡ ꯇꯧꯔꯤꯗꯤ ꯃꯆꯦꯒꯤ ꯃꯅꯝꯃꯒꯤ ꯍꯦꯛ ꯅꯨꯄꯥꯗꯕꯨꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤꯅ ꯍꯥꯏꯅꯔꯛꯄ ꯍꯧꯖꯤꯛꯀꯤ ꯃꯆꯦ ꯍꯣꯏꯒꯤ ꯁꯥꯒꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯗꯣ ꯅꯪꯅ ꯁꯤꯗ ꯅꯅꯝꯃ ꯁꯦꯕꯥ ꯇꯧ ꯂꯥꯛꯑ ꯅꯪꯅ ꯅꯨꯄꯥꯁꯤꯗ ꯍꯧꯖꯤꯟꯗꯅꯅ ꯀꯔꯤ ꯅꯣꯏꯒꯤ ꯅꯨꯄꯥꯅ ꯑꯁ ꯍꯦꯛꯇꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯄꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯁꯦꯟ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯕꯨ ꯃꯅꯝꯃ ꯁꯦꯕा ꯇꯧ ꯂꯥꯛꯄꯗ ꯃꯥꯅ ꯍꯧꯖꯤꯜꯂꯒ ꯑꯉꯥꯡꯁꯦ ꯃꯥꯅ ꯃꯥꯡꯍꯜꯂꯒ ꯀꯔꯤꯅ ꯇꯧꯗꯅ ꯍꯦꯛꯇ ꯏꯃꯥꯏꯄꯦꯝꯃ ꯂꯥꯟꯅꯤ ꯄꯨꯔꯥ ꯂꯥꯟꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯧꯁꯜꯂꯔꯣꯏꯅ ꯑꯗꯨꯝ ꯂꯧꯁꯟꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯆꯦꯁꯤꯁꯨ ꯑꯩ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯅ ꯃꯣꯏ ꯁꯥꯒꯩꯅꯗꯤ ꯅꯪ ꯂꯥꯟꯗꯦ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯂꯩꯌꯨ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯆꯦꯁꯤꯅꯁꯨ ꯑꯩꯁꯨ ꯂꯩꯔꯔꯣꯏ ꯑꯩ ꯏꯄ꯭ꯋꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯒꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯧꯄꯥꯗꯤ ꯑꯃꯠꯇ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯃꯥꯡꯕ ꯑꯅ ꯑꯃꯨꯛ ꯃꯣꯏꯔꯣꯝꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯁꯥꯎꯒꯠꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯦꯗꯣ ꯅꯪ ꯂꯥꯟꯗꯦ ꯑꯉꯥꯡ ꯄꯣꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯅ ꯅꯨꯄꯥꯁꯦ ꯁꯥꯒꯩꯁꯤꯗ ꯆꯪꯍꯜꯂꯣꯏ ꯑꯗꯨꯅ ꯅꯪ ꯂꯩꯌꯨ ꯃꯣꯏ ꯁꯥꯒꯩꯁꯤꯅ ꯌꯥꯗꯗꯅ ꯑꯗꯨꯝ ꯃꯥꯕꯨꯗꯤ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯧꯔꯣꯝꯒꯤ ꯃꯄꯥꯝꯗ ꯏꯖꯗꯥꯕꯤ ꯇꯥꯜꯂꯛꯑꯦꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯃꯥꯁꯦ ꯂꯧꯁꯟꯗ꯭ꯔꯦ ꯌꯨꯝ ꯊꯨꯒꯥꯏꯔꯝꯃꯤꯅꯅ ꯃꯆꯦꯒꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯏꯖꯗꯥꯕꯤꯁꯦ ꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕ ꯑꯁ ꯃꯥꯏ ꯄꯨꯂꯤꯁꯇ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤ ꯑꯗꯨ ꯂꯥꯟꯅꯤ ꯊꯣꯛꯅ ꯍꯦꯛꯇ ꯐꯤꯕꯝ ꯑꯃꯗꯅꯤ ꯑꯉꯛꯄꯅꯤ ꯃꯇꯝꯗꯨꯗꯗꯤ ꯃꯤꯒꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗ ꯌꯧ ꯌꯣꯝꯁꯤꯟꯅꯕ ꯃꯤꯁꯤꯅ ꯍꯦꯛꯇ ꯂꯥꯡꯅ ꯐꯥꯅ ꯉꯝꯗꯕ ꯃꯇꯝꯗꯨꯅꯦꯕ
ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯀꯨꯟꯕ ꯁꯦꯕꯥ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯁꯣꯏꯅꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯊꯣꯛꯑꯦꯕꯀꯣ ꯈꯔ ꯑꯗꯨꯝ ꯍꯦꯛꯇ ꯊꯣꯛꯏ ꯃꯧ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯁꯣꯟꯕꯗꯒꯤ ꯃꯥꯒꯤ ꯃꯆꯦꯅ ꯅꯠꯇ꯭ꯔꯒ ꯃꯅꯥꯎꯄꯤꯅ ꯁꯦꯕꯥ ꯇꯧ ꯂꯥꯛꯄꯗꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯈꯔ ꯍꯦꯛꯇ ꯊꯣꯛꯈꯤꯕ ꯑꯗꯩ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯤꯆꯠꯁꯦ ꯆꯠꯊꯈꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯦꯛꯇ ꯊꯣꯛꯑꯦꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯒꯤ ꯅꯨꯄꯥꯁꯤꯒ ꯃꯧꯁꯤꯒ ꯁꯤꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯈꯔ ꯍꯦꯛꯇ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯡ ꯀꯨꯟꯕꯒꯨꯝꯕ ꯃꯇꯝ ꯑꯉꯥꯡ ꯄꯣꯛꯄꯁꯤꯗ ꯏꯃꯥ ꯂꯩꯇ꯭ꯔꯗꯤꯅ ꯍꯥꯏꯁꯦ ꯃꯃꯥꯗꯨꯅ ꯆꯠꯂꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯐꯥꯎ ꯊꯣꯛꯇ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯥꯒꯤ ꯃꯆꯦꯅ ꯅꯠꯇ꯭ꯔꯒ ꯃꯅꯥꯎꯅ ꯂꯥꯛꯄꯗꯁꯨ ꯑꯗꯩ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯕꯨꯡꯒꯤ ꯅꯨꯄꯤꯅ ꯂꯥꯛꯑꯁꯨ ꯑꯗꯩ ꯃꯅꯥꯎꯄꯤ ꯂꯩꯁꯥꯕꯤꯅ ꯂꯥꯛꯄꯗꯐꯧꯗ ꯃꯇꯩꯅ ꯏꯖꯠ ꯂꯧꯕꯤꯕ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯕ ꯌꯥꯎꯋꯦ ꯑꯗꯩ ꯃꯇꯩꯁꯤꯒ ꯃꯅꯥꯎꯄꯤꯁꯤꯒ ꯑꯣꯏꯅ ꯅꯨꯡꯁꯤꯔꯛꯇꯅ ꯆꯦꯟꯈꯤꯕꯐꯥꯎ ꯌꯥꯎꯋꯦꯕ ꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯁꯦ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯑꯅꯤꯁꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯁꯦ ꯃꯣꯏ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯎꯣꯡ ꯏꯜꯂ ꯂꯩꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯕꯗ ꯌꯥꯎꯣꯡ ꯏꯟꯕꯗꯤ ꯑꯃꯨꯛ ꯐꯩꯌꯦꯕ ꯅꯨꯄꯥ ꯌꯥꯎꯕꯗꯁꯨ ꯑꯗꯨꯝ ꯏꯟꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯃꯆꯦꯁꯤꯒ ꯃꯅꯦꯝꯕꯣꯛꯇꯣ ꯈꯠꯅꯩ ꯈꯣꯠꯅꯩ ꯇꯧꯕꯗꯒꯤ ꯂꯥꯛꯈꯤꯕꯗꯒꯤ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯑ ꯂꯩꯈꯤꯕ ꯖꯥꯠꯅꯦꯕ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯏ ꯃꯥꯁꯤ ꯌꯨꯝꯗꯨꯗ ꯀꯌꯥ ꯂꯩꯇꯦꯕ ꯊꯕꯛ ꯃꯐꯝꯗ ꯑꯌꯥꯝꯕ ꯂꯩꯌꯦꯕ ꯑꯗꯨꯅꯁꯨ ꯑꯩꯅ ꯊꯕꯛꯇꯩ ꯍꯜꯂꯛꯑꯒꯅ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯃꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯪ ꯈꯟꯅꯔꯕꯅꯤꯅ ꯁꯣꯝꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯊꯝꯒꯦ ꯑꯩꯈꯣꯏ ꯌꯨꯝ ꯁꯥ ꯉꯝꯗ꯭ꯔꯤꯕꯧꯅ ꯁꯨꯝ ꯂꯩꯅꯈꯤꯕ ꯖꯥꯠꯅꯦꯕ ꯃꯥꯁꯦ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯤ ꯃꯥꯅ ꯇꯣꯂꯣꯞ ꯐꯪꯉꯦ ꯍꯥꯏꯕꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯛ ꯆꯥꯕꯤ ꯑꯗꯩ ꯏꯃꯨꯡꯁꯤꯒꯤ ꯀꯩꯅꯣꯝꯇ ꯍꯥꯟꯅ ꯍꯣꯠꯅꯕꯤ ꯑꯗꯩ ꯃꯣꯏꯅ ꯂꯩꯔꯛꯏ ꯃꯇꯝꯁꯦ ꯁꯥꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯕꯥꯏꯁꯤꯗꯒꯤ ꯏꯕꯥꯏ ꯑꯗꯨꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯕꯥꯏꯁꯤꯅ ꯂꯣꯏ ꯂꯩꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯕꯥꯏꯁꯤꯒꯤ ꯋꯥ ꯇꯥꯔꯒ ꯃꯕꯥꯏꯁꯤꯅ ꯏꯃꯨꯡꯁꯦ ꯂꯣꯏ ꯄꯥꯜꯂꯦ ꯃꯥꯅ ꯄꯩꯁꯥ ꯊꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯐꯧ ꯃꯥꯅ ꯌꯥꯅꯕ ꯂꯣꯏ ꯆꯠꯂꯦ ꯀꯩꯅꯣꯝ ꯇꯧꯕꯗ ꯅꯤꯉꯣꯜ ꯃꯋꯥꯗ ꯍꯪꯗꯗꯤ ꯌꯥꯗꯦ ꯃꯣꯏ ꯏꯃꯨꯡꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯁꯥꯃꯛ ꯂꯨꯍꯣꯡꯕꯁꯤꯗꯁꯨ ꯃꯥꯅ ꯄꯩꯁꯥꯁꯦ ꯑꯌꯥꯝꯕ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯃꯕꯥꯏꯁꯤꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯣꯏ ꯁꯤꯜꯂꯤ ꯑꯆꯥꯄꯣꯠꯃꯛꯇ ꯁꯤꯜꯂꯁꯨ ꯕꯦꯟꯅ ꯀꯅꯥ ꯇꯧꯍꯟꯕ ꯀꯦꯃꯦꯔꯥꯅ ꯀꯅꯥ ꯅꯝꯍꯟꯕ ꯍꯥꯏꯕꯁꯦ ꯃꯕꯥꯏꯁꯤꯅ ꯇꯧꯁꯦ ꯍꯥꯏꯕ ꯃꯤꯁꯦ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯏꯃꯨꯡ ꯑꯣꯏꯔꯦꯕ ꯃꯣꯏ ꯏꯃꯨꯡꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯍꯥꯏꯇꯥꯔꯦꯗꯅ ꯃꯕꯥꯏꯁꯤꯒꯤꯗꯤꯀꯣ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯆꯥꯛ ꯇꯣꯛꯑꯒꯁꯦ ꯀ꯭ꯋꯥ ꯐꯪꯉꯤ ꯂꯩꯔꯨꯅꯤ ꯃꯥꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯃꯤꯟꯅꯅꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯃꯕꯥꯏꯁꯤꯗꯤ ꯄꯩꯁꯥꯁꯦ ꯇꯣꯂꯣꯞꯀꯤ ꯃꯊꯪꯗ ꯃꯥꯒꯤ ꯊꯕꯛꯁꯦ ꯃꯥꯒꯤ ꯒꯨꯁ ꯈꯔꯁꯨ ꯑꯃꯨꯛ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯋꯥꯠꯇꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯄꯥꯝꯁꯤꯗ ꯂꯣꯏ ꯄꯩꯁꯥꯁꯦ ꯂꯣꯏꯊꯣꯛꯄ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯩꯒ ꯍꯥꯏꯔꯒ ꯍꯔꯥꯎꯖꯕꯗꯣ ꯑꯗ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ ꯃꯥꯅꯁꯨ ꯇꯧꯔꯤꯁꯤꯕꯣ ꯈꯟꯗꯕꯀꯣ ꯑꯩꯒꯤ ꯇꯧꯔꯤꯈꯩ ꯌꯥꯕ ꯁꯨꯝꯕꯁꯨ ꯂꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯕꯥꯏꯁꯤꯅꯅꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣই ꯂꯨꯅ ꯇꯧꯕ ꯃꯧ ꯅꯪ ꯉꯁꯤꯗꯤ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯩ ꯁꯨꯝꯕꯁꯦ ꯁꯨꯝ ꯍꯧꯔꯛꯑꯦ ꯃꯣꯏꯒꯤꯁꯨꯀꯣ ꯑꯗꯨꯒ ꯊꯥꯖꯗꯅꯅꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯀꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯣꯟꯅ ꯂꯤꯔꯛꯑꯒꯦꯕ ꯃꯧꯁꯤ ꯀꯩꯝ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯈꯟꯅꯗꯦꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯃꯥꯏ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯂꯦ ꯃꯌꯨꯝ ꯄꯥꯜꯂꯛꯑꯃꯤꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯍꯜꯂꯛꯄꯗ ꯅꯣꯡꯃ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣꯅ ꯍꯥꯏꯁꯨ ꯑꯝꯇ ꯍꯥꯏꯔꯝꯗꯦꯅ ꯃꯣꯏꯈꯩꯁꯦ ꯂꯣꯏ ꯍꯪꯅꯩ ꯀꯔꯤ ꯍꯥꯏꯅꯈꯤ ꯀꯔꯤ ꯇꯧꯅꯈꯤꯅ ꯃꯅꯦꯝꯕꯣꯛꯀꯁꯨ ꯈꯟꯅꯈꯤꯗꯦ ꯃꯀꯨꯕꯣꯛꯀꯁꯨ ꯈꯟꯅꯈꯤꯗꯦ ꯃꯅꯝꯃ ꯅꯤꯉꯣꯟꯗꯨꯒꯁꯨ ꯈꯟꯅꯈꯤꯗꯦ ꯅꯨꯄꯥꯁꯤꯅ ꯀꯔꯤꯅꯣꯅꯦ ꯃꯥꯏꯁꯤꯕꯣꯅ ꯅꯨꯄꯥꯁꯤꯅ ꯆꯠꯂꯦꯕ ꯅꯪ ꯀꯗꯥꯏꯗ ꯂꯩꯅ ꯐꯣꯟ ꯇꯧꯕꯗ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯄꯥꯏꯔꯛꯇ꯭ꯔꯦꯕ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯗ ꯂꯥꯛꯏ ꯍꯥꯏꯔꯛꯑꯦꯕ ꯃꯃꯥꯅ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯂꯧ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯅꯨꯄꯥꯁꯦ ꯆꯠꯂꯦꯕ ꯃꯧꯁꯦ ꯂꯥꯛꯎ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯆꯠꯂꯔꯣꯏ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯔꯦ ꯃꯌꯥꯝꯁꯤꯅꯁꯨ ꯉꯥꯡꯉꯦ ꯀꯩꯒꯤꯅꯣꯅꯦ ꯈꯟꯅ ꯆꯩꯅꯕꯁꯨ ꯅꯠꯇꯦ ꯅꯪ ꯅꯨꯄꯥꯅ ꯐꯨꯔꯤ ꯑꯣꯠꯅꯩ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯨꯔꯒꯕꯨ ꯅꯪ ꯊꯥꯁꯨ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯊꯥ 4ꯃꯨꯛꯈꯛ ꯉꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯈꯥꯏꯅꯗꯣꯏꯅꯣ ꯑꯅ ꯉꯥꯡꯉꯦ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯃꯥꯁꯦ ꯆꯠꯂꯨꯁꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏꯅ ꯍꯥꯏꯔꯦ ꯉꯥꯏꯈꯣ ꯃꯥꯒꯤꯁꯦ ꯃꯥ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯑꯩꯈꯣꯏ ꯑꯝꯇ ꯃꯨꯟꯅ ꯍꯪꯈꯤꯒꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯍꯥꯏꯔ ꯊꯥꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯪꯉꯦ ꯀꯩꯒꯤꯅꯣ ꯅꯪ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯁꯦ ꯈꯣꯠꯇ꯭ꯔꯤꯁꯦꯅ
ꯑꯩ ꯍꯩꯅꯗꯦ ꯈꯪꯗꯦ ꯑꯩ ꯃꯣꯏ ꯏꯃꯨꯡꯗꯣ ꯑꯩꯒ ꯃꯣꯠ ꯆꯥꯟꯅꯗꯦ ꯀꯌꯥ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯜꯂꯦꯕꯀꯣ ꯀꯌꯥ ꯃꯔꯝꯁꯤ ꯏꯆꯥ ꯆꯥꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝꯗꯣ ꯏꯆꯥ ꯆꯥꯔꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯆꯩꯁꯜꯂꯦꯕ ꯀꯩꯒꯤꯅꯣ ꯅꯪ ꯀꯩ ꯃꯔꯝ ꯆꯥꯗꯦ ꯅꯅꯦꯝꯕꯣꯛꯅ ꯈꯔ ꯉꯥꯡꯕꯩꯕꯨ ꯑꯗꯩ ꯑꯗꯨ ꯑꯗꯥꯅ ꯃꯌꯥꯝꯁꯤꯅ ꯆꯩꯁꯜꯂꯦ ꯆꯠꯂꯨ ꯅꯪ ꯑꯅ ꯑꯗꯩ ꯃꯣꯏ ꯑꯍꯟꯈꯩꯁꯨ ꯑꯃꯨꯛ ꯀꯧ ꯂꯥꯛꯑꯦ ꯃꯅꯦꯝꯕꯣꯏ ꯀꯩ ꯍꯣꯏ ꯌꯥꯎꯔꯒꯀꯣ ꯑꯗꯩꯗꯤ ꯃꯅꯝ ꯍꯣꯏ ꯀꯩ ꯍꯣꯏ ꯅꯤꯉꯣꯜ ꯍꯣꯏ ꯌꯥꯎꯔꯒ ꯀꯧ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯈꯣ ꯃꯥꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯤꯕ꯭ꯔꯥ ꯑꯗꯩ ꯀꯔꯤꯅꯣ ꯀꯩꯅꯣꯝꯃ ꯃꯥꯁꯦ ꯏꯇꯧ ꯇꯧꯔꯤ ꯑꯝꯇ ꯂꯥꯏꯌꯦꯡꯕꯤꯔꯛꯈꯤꯒꯦ ꯂꯥꯏ ꯇꯤꯟꯒ ꯈꯨꯔꯝꯊꯣꯛꯀꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯃꯣ ꯑꯗꯨꯁꯨ ꯆꯠꯍꯟꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯁꯦ 3-4 ꯍꯧꯖꯤꯟꯈ꯭ꯔꯦꯀꯣ ꯁꯨꯝ ꯈꯔ ꯀꯧꯅ ꯑꯃ ꯈꯔ ꯇꯧꯔꯤꯉꯩꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦꯕ ꯃꯥꯅꯗꯤ ꯆꯠꯂꯨꯁꯨ ꯌꯥꯗꯕ ꯑꯗꯩꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯉꯦꯕ ꯅꯪꯅ ꯃꯔꯝ ꯆꯥꯗꯦ ꯅꯪ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯌꯨꯝ ꯄꯥꯟꯊꯣꯛꯎꯔꯒ ꯄꯥꯟꯕ ꯇꯜꯂꯛꯑꯦ ꯑꯗꯨꯅꯤ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯅꯪ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯈꯨꯝꯕ ꯉꯝꯗꯦ ꯃꯉꯣꯟꯗ ꯈꯨꯕꯥꯡ ꯁꯦꯠ ꯊꯥꯈꯤꯕ ꯂꯩꯇꯦ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯈꯤꯕ ꯂꯩꯇꯦ ꯑꯗꯣ ꯃꯥꯅ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯈꯨꯝꯕꯝ ꯉꯝꯗꯦ ꯅꯪꯅ ꯂꯥꯟꯕꯅꯤꯅ ꯑꯣꯜꯂꯛꯏ ꯅꯩꯔꯛꯏ ꯅꯨꯄꯥꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯔ ꯐꯨꯏ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯌꯥꯒꯦ ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯤꯑꯅ ꯉꯥꯡꯕ ꯌꯥꯕꯁꯤ ꯉꯥꯡꯉꯦꯕ ꯃꯣꯏꯅꯀꯣ ꯀꯥꯏꯅꯇꯪꯗ ꯃꯧꯁꯤꯅ ꯍꯥꯏꯗꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯀꯞꯄꯦ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯊꯤꯜꯂꯅꯤ ꯍꯥꯏꯔꯦꯕ ꯍꯌꯦꯡꯗꯤ ꯑꯗꯨꯀꯥꯟꯗꯗꯤ ꯃꯧꯁꯤꯅ ꯅꯨꯡꯗꯥꯡꯁꯤꯗ ꯍꯥꯏꯗꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯦꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯂꯧꯏ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯐꯣꯟ ꯍꯥꯏꯗꯣꯛꯀꯅꯨ ꯍꯦꯛ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪꯁꯨ ꯏꯕꯨꯡꯉꯣꯅ ꯂꯧꯕꯤꯔꯔꯣꯏ ꯌꯨꯝꯁꯨ ꯂꯣꯏ ꯀꯥꯏꯔꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩ ꯅꯨꯡꯁꯤꯕꯩꯅꯤ ꯍꯥꯏꯔꯒ ꯅꯝꯗꯅ ꯃꯥꯅ ꯑꯩ ꯏꯖꯠ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯀꯩꯅꯣꯗꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯏꯅꯝꯃꯁꯤꯗ ꯐꯣन ꯇꯧꯔꯒ ꯑꯩ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏ ꯑꯩꯅ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ ꯍꯥꯏꯗꯣꯛꯎꯔꯦ ꯂꯥꯟ ꯇꯥꯅꯅꯤ ꯑꯩ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯈꯥꯏꯅꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯋꯥꯖꯥꯎ ꯂꯣꯟꯖꯥꯎ ꯊꯣꯛꯀꯅꯦꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯣꯛꯂꯛꯑꯦ ꯑꯗꯣ ꯃꯥꯅ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤ ꯁꯣꯛꯂꯛꯑꯦ ꯑꯗꯣ ꯃꯥꯗꯤ ꯍꯥꯏꯗꯦꯒꯤ ꯃꯇꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯏꯖꯠ ꯂꯧꯅꯕꯁꯦ ꯑꯩꯉꯣꯟꯗ ꯍꯣꯠꯅꯔꯛꯑꯦ ꯃꯥꯅ ꯇꯟꯖꯥ ꯌꯦꯡꯉꯦ ꯑꯗꯨ ꯌꯥꯗ꯭ꯔꯒꯅ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯔꯥ ꯑꯅ ꯑꯃꯨꯛꯁꯨ ꯇꯧꯔꯦ ꯑꯗꯩ ꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯒ ꯏꯅꯝꯃꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯄꯥꯏꯍꯜꯂꯛꯑꯣꯅ ꯄꯥꯏꯍꯜꯂꯤ ꯍꯦꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯩꯅ ꯑꯩ ꯄꯥꯏꯔꯣꯏ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯅꯝꯗꯅ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯑꯩ ꯁꯨꯇꯤ ꯊꯣꯛꯂꯛꯑꯅꯤ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯏꯕ ꯅꯨꯃꯤꯠꯇꯣ ꯀꯩꯅꯣ ꯃꯥ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯅꯤ ꯑꯩꯅ ꯂꯥꯛꯏꯗꯣ ꯑꯩ ꯀꯤꯗꯅ ꯆꯦꯜꯂꯛꯄꯅꯦ ꯑꯩ ꯏꯀꯥꯏꯗꯅ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯁꯨ ꯏꯖꯠ ꯁꯣꯛꯏ ꯍꯌꯦꯡꯋꯥꯏꯐꯥꯎ ꯃꯣꯏꯒꯤ ꯃꯅꯝꯃꯒꯤ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯏꯖꯠ ꯂꯧꯈ꯭ꯔꯦꯌꯦ ꯑꯗꯨꯗꯩ ꯂꯥꯛꯏꯃꯦꯌꯦꯅ ꯋꯥꯖꯥꯎ ꯊꯣꯛꯂꯛꯑꯅꯦꯅ ꯑꯩ ꯋꯥ ꯉꯥꯡꯗꯕꯅꯤ ꯍꯥꯏꯔꯦꯕ ꯑꯗꯩ ꯀꯔꯤ ꯅꯪ ꯑꯗꯨꯗꯤ ꯉꯍꯥꯟꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯔꯤ ꯑꯁꯨꯛ ꯀꯨꯏꯈ꯭ꯔꯀꯥꯟꯗ ꯉꯍꯥꯟꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯐꯨꯔꯨꯅꯤ ꯃꯌꯨꯝ ꯃꯀꯩ ꯁꯨꯇꯣꯛꯅꯤ ꯑꯗꯩ ꯀꯦꯁ ꯇꯧꯔ ꯖꯦꯜ ꯊꯥꯖꯟꯅꯤ ꯃꯥ ꯊꯕꯛꯀꯗꯣ ꯂꯣꯏ ꯊꯥꯗꯠꯅꯤ ꯑꯗꯨꯒ ꯅꯪ ꯀꯩꯗꯧ ꯂꯩꯕ ꯍꯧꯖꯤꯛꯈꯛ ꯅꯪ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄꯅ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯤꯅ ꯃꯣꯏꯒꯤ ꯃꯤꯁꯦ ꯀꯧꯔꯦꯕ ꯅꯣꯏ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯅꯁꯦꯅ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯣꯏꯅ ꯅꯍꯥꯟꯈꯩꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯒ ꯃꯥꯅ ꯈꯥꯏꯅꯅꯤꯡꯗꯅ ꯕꯗꯅꯥꯝ ꯄꯤꯕꯅꯤ ꯍꯥꯏꯔꯦꯕ ꯃꯤꯅ ꯕꯗꯅꯥꯝ ꯄꯤꯕꯅꯤ ꯃꯥꯅ ꯈꯥꯏꯅꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤꯅ ꯈꯠꯅꯔꯦꯕ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯊꯦꯡꯅꯅꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯒ ꯕꯗꯅꯥꯝ ꯄꯤꯁꯜꯂꯛꯄ ꯅꯤꯉꯣꯜ ꯃꯋꯥꯁꯤꯗ ꯃꯤꯒꯤ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯤꯉꯣꯜ ꯃꯋꯥ ꯏꯃꯨꯡꯁꯦ ꯂꯣꯏ ꯄꯨꯔꯛꯏꯁꯤꯗ ꯃꯥꯅ ꯕꯗꯅꯥꯝ ꯄꯤꯁꯟꯕ ꯃꯥꯅ ꯂꯩꯅꯤꯡꯗꯦ ꯃꯥ ꯆꯨꯝꯅ ꯍꯥꯏꯌꯣꯅ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥꯐꯧ ꯌꯥꯎꯅ ꯁꯥꯎꯔꯦꯕ ꯁꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤꯁꯟꯕ ꯏꯕꯥꯏꯗ ꯃꯥꯅ ꯕꯗꯅꯥꯝ ꯄꯤꯁꯟꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤ나 ꯑꯗꯣ ꯁꯤꯁꯦ ꯃꯇꯝ ꯆꯥꯅ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯃꯄꯥꯝꯒꯤ ꯃꯤꯈꯩꯅꯁꯨ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯨꯒꯗꯕꯁꯦ ꯊꯥ 3-4-5ꯒꯤ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯈꯛ ꯍꯥꯏꯔꯛꯄꯅꯤꯅ ꯃꯤꯅ ꯍꯟꯖꯟ ꯀꯧꯕ ꯂꯥꯛꯄꯗ ꯃꯥꯅ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂ ꯀꯩꯗꯧꯔꯅꯤ ꯈꯥꯏꯅꯅꯤꯡꯕꯩ ꯕꯗꯅꯥꯝ ꯄꯤꯔꯤꯃꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯅꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤꯅ ꯁꯥꯒꯩ ꯅꯥꯇꯩ ꯑꯝꯇ ꯌꯥꯎ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯃꯣꯏꯁꯦ ꯊꯥ ꯃꯨꯛꯁꯨ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯨꯔꯦꯗꯅ ꯑꯗꯣ ꯋꯥ ꯂꯣꯏꯁꯟꯅꯔꯒꯦ ꯑꯣꯟꯄꯣꯠꯇꯪ ꯂꯧꯔꯒꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯂꯧꯔꯔꯣꯏ ꯄꯥꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯉꯥꯡꯅꯔꯨꯕ ꯂꯥꯎꯅꯔꯨꯕ ꯃꯇꯝ ꯆꯥꯅ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤꯅ ꯊꯥ ꯑꯃꯨꯛ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯊꯥ 5 ꯑꯃꯨꯛ ꯂꯩꯔ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯃꯇꯝꯗꯣ ꯌꯥꯝ ꯍꯧꯈ꯭ꯔꯦꯗꯅ ꯃꯤꯉꯣꯟꯗꯨꯗ ꯍꯥꯏꯅꯤꯡꯉꯦꯅꯁꯨ ꯃꯇꯝ ꯆꯥꯗꯅ ꯌꯥꯝ ꯍꯧꯈ꯭ꯔꯀꯥꯟꯗ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯅꯤꯉꯣꯟꯗꯣ ꯅꯨꯄꯥ ꯀꯧꯈꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯗ꯭ꯔꯦꯕ ꯃꯥꯒꯤ ꯃꯄꯥ
ꯑꯣꯏꯖꯔꯖꯅꯤ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯏꯆꯥꯅ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯑꯣꯟꯄꯣꯠ ꯀꯩ ꯂꯧꯔꯒ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯂꯩꯕꯗ ꯑꯩꯅ ꯁꯤꯗ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯥꯏꯔꯅꯦꯅꯅꯦ ꯀꯤꯗꯅꯅꯦ ꯍꯥꯏꯍꯧꯗꯕ ꯃꯌꯥꯝ ꯂꯩꯕ ꯑꯗꯣ ꯀꯣꯟꯅꯪꯗꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯥꯏꯗ ꯌꯥꯔꯛꯇꯗꯅ ꯅꯨꯄꯥꯗꯨꯅ ꯍꯦꯟꯖꯜꯂꯀꯥꯟꯗ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯀꯥꯟꯗꯗꯤꯅꯦ ꯀꯨꯏꯔꯀꯥꯟꯗꯗꯤ ꯃꯤꯅ ꯃꯋꯥ ꯂꯧꯔꯔꯣꯏꯕ ꯀꯨꯏꯔꯀꯥꯟꯗ ꯉꯍꯥꯟꯈꯩ ꯀꯩꯗꯧ ꯂꯩ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯩ ꯈꯨꯗꯛꯇꯨꯗ ꯅꯪ ꯏꯖꯠ ꯂꯧꯔꯤꯉꯩꯗꯨꯗ ꯀꯩꯗꯧ ꯂꯩ ꯍꯥꯏꯔꯛꯀꯅꯦꯕ ꯅꯪ ꯅꯁꯥꯅ ꯌꯥꯕꯅꯤ ꯅꯕꯥꯅꯤ ꯀꯣꯏꯅꯕꯅꯤ ꯍꯥꯏꯕꯤꯔꯛꯑꯅꯦꯕ ꯑꯗꯨꯅ ꯍꯥꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠꯇꯨꯗꯤꯅꯦ ꯃꯇꯝ ꯆꯥꯅ ꯁꯠ ꯂꯥꯎ ꯍꯥꯏꯍꯧꯕ ꯅꯨꯃꯤꯠ ꯈꯨꯗꯛꯇꯨꯗ ꯍꯥꯏꯕꯁꯦ ꯃꯥꯅ ꯉꯝꯗꯅ ꯏꯖꯠ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯁꯨꯅꯦ ꯈꯨꯗꯛꯇꯨꯗ ꯍꯥꯏꯍꯧꯕ ꯍꯦꯛ ꯅꯨꯄꯥꯁꯦ ꯊꯣꯛꯈꯤꯕ ꯑꯗꯩ ꯏꯖꯠ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯦ ꯂꯧꯗꯤ ꯂꯧꯈꯤꯗ꯭ꯔꯦ ꯂꯥꯛꯅ ꯐꯥꯅꯗꯅ ꯇꯧꯔ ꯃꯁꯥꯅ ꯏꯖꯠ ꯀꯟꯖꯍꯧꯔꯦ ꯍꯥꯏꯔꯁꯨ ꯈꯨꯗꯛꯇꯨꯗ ꯍꯥꯏꯍꯧꯒꯗꯕ ꯂꯥꯎꯍꯧꯒꯗꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯥꯎꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪ ꯂꯥꯎꯔ ꯆꯦꯟꯊꯣꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯨꯃꯥꯡꯗ ꯒꯥꯏꯅ ꯖꯥꯠꯅꯦ ꯑꯗꯨꯅ ꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯉꯩꯗ ꯑꯩꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦꯗꯅ ꯒꯥꯔꯤ ꯒꯣꯡ ꯂꯥꯎꯅ ꯊꯦꯡꯖꯤꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯁꯥꯗ ꯊꯧꯗꯣꯛꯇ ꯊꯣꯛꯏꯉꯩꯗ ꯃꯥꯁꯨ ꯀꯩꯗꯧꯒꯗꯒꯦꯁꯦ ꯈꯪꯗꯦꯕ ꯉꯥꯎꯕ ꯌꯥꯎꯋꯦꯕꯀꯣ ꯀꯤꯗꯅ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯂꯥꯎꯍꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯀꯞꯄꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗꯣꯛꯎꯔꯦ ꯀꯗꯥꯏꯅ ꯍꯥꯏꯍꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅ ꯈꯨꯗꯛꯇ ꯍꯥꯏꯍꯧꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯥꯅ ꯃꯇꯝ ꯆꯥꯅꯕꯨ ꯍꯥꯏꯔꯝꯃꯗꯤ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯗꯤ ꯉꯁꯥꯏꯒꯤ ꯃꯅꯝꯃꯒꯤ ꯅꯨꯄꯥ ꯅꯤꯉꯣꯟꯗꯨꯒꯤ ꯃꯋꯥꯗꯣ ꯊꯕꯛꯀꯗꯣ ꯂꯣꯏ ꯇꯠꯇꯣꯏꯅꯦꯕ ꯑꯗꯨ ꯃꯥꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯍꯧꯗꯕꯅꯤನ ꯀꯩꯝ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯃꯥꯡꯈꯤꯗ꯭ꯔꯥ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯁꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯩ ꯌꯥꯅꯔꯒ ꯆꯠꯈꯤꯕꯅꯤ ꯏꯕꯥꯅꯤ ꯌꯥꯅꯈꯤ ꯁꯥꯎꯅꯔꯀꯥꯟꯗ ꯍꯥꯏꯗꯣꯔꯛꯄꯅꯤ ꯃꯥꯅ ꯑꯃꯨꯛ ꯌꯥꯗꯦ ꯍꯥꯏꯔꯛꯄꯅꯦꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯒꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯈꯨꯗꯛꯇꯨꯗ ꯍꯥꯏꯍꯧꯗ꯭ꯔꯕ ꯄꯣꯠ ꯑꯁꯤꯗꯤ ꯏꯖꯠ ꯂꯧꯈꯤꯕꯃꯛꯇ ꯑꯣꯏꯔꯁꯨ ꯃꯁꯥꯅ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯑꯅꯤ ꯑꯗꯩ ꯏꯖꯠ ꯁꯨꯡꯂꯧ ꯂꯧꯈꯤꯗꯦ ꯍꯥꯏꯔꯛꯑꯅꯤ ꯄꯣꯠꯇꯣ ꯃꯥꯡꯉꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯒ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯁꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅ ꯃꯃꯥꯁꯦ ꯊꯤꯔꯛꯄꯅꯦꯕ ꯃꯣꯏꯁꯦ ꯃꯃꯥꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯁꯦ ꯄꯥꯜꯂꯦ ꯌꯥꯝ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ 10 ꯈꯛ ꯀꯥꯔꯤꯉꯩꯁꯤꯗ ꯃꯃꯥꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕ ꯑꯗ ꯃꯥꯒꯤ ꯃꯄꯥꯁꯤꯅꯅꯦ ꯑꯁ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯐꯧ ꯌꯥꯎꯅ ꯍꯦꯛ ꯄꯥꯝꯖꯅ ꯄꯣꯔꯛꯑꯣꯅ ꯃꯥꯏꯀꯩꯁꯤꯗ ꯃꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗ ꯃꯥꯅ ꯀ꯭ꯂꯥꯁ 9, 10ꯒꯤ ꯁ꯭ꯀꯨꯜꯒ ꯀꯥꯕ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯏꯁꯟꯒ ꯂꯥꯛꯄ ꯑꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯌꯦꯡꯅꯕꯤꯅꯦꯕ ꯃꯁꯛꯁꯦ ꯐꯖꯕꯗ ꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕꯒ ꯊꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯄꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯐꯥꯔꯒ ꯅꯝꯗꯅ ꯂꯧꯈꯤꯕꯅꯤ ꯑꯗꯣ ꯆꯦꯜꯂꯨꯔꯗꯤ ꯅꯨꯄꯤꯅ ꯅꯃꯪ 2 ꯁꯨꯍꯟꯅꯤꯡꯗꯦꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯑꯗꯨꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯒ ꯌꯥꯎꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯨ ꯌꯥꯎꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯂꯥꯏꯊꯣꯔꯛꯑꯦ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯁꯨꯝ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯀꯩꯅꯣꯅꯁꯨ ꯃꯅꯦꯝ ꯃꯀꯨꯅꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯥꯞꯊꯣꯔꯛꯑꯦꯕ ꯃꯅꯦꯝ ꯃꯀꯨꯅꯐꯥꯎꯗ ꯄꯥꯝꯗ꯭ꯔꯦꯕ ꯃꯥꯁꯦ ꯃꯤꯔꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯒ ꯅꯪꯅ ꯀ꯭ꯂꯥꯁ 10ꯗ ꯂꯥꯏꯔꯤꯛ ꯇꯝꯖꯈꯤꯗꯧꯗꯣ ꯅꯪꯅ ꯐꯥꯔ ꯂꯧꯕꯤꯔ ꯅꯪꯅ ꯑꯃꯨꯛ ꯅꯨꯄꯤ ꯀꯣꯏꯕꯅ ꯈꯠꯅꯗꯅ ꯐꯨꯅꯗꯅ ꯃꯣꯏ ꯑꯅꯤꯁꯤ ꯍꯦꯛꯇ ꯇꯧꯕꯗꯩ ꯃꯄꯥ ꯑꯃ ꯆꯠꯇꯅ ꯈꯥꯝꯅꯗꯅ ꯑꯗꯩ ꯃꯇꯨꯡ ꯀꯣꯏꯔꯅꯨ ꯍꯥꯏꯅꯤ ꯑꯗꯨꯝ ꯀꯣꯏꯅꯤ ꯑꯗꯩ ꯃꯦꯁꯦꯖ ꯐꯥꯏꯒ ꯑꯗꯩ ꯅꯨꯄꯤꯗꯨꯒ ꯎꯅꯩꯒ ꯇꯧꯗꯅ ꯑꯗꯨꯝ ꯐꯨꯃꯟꯗꯅ ꯅꯨꯄꯤꯁꯦ ꯍꯦꯛ ꯍꯥꯏꯔꯨꯔꯦ ꯍꯦꯛꯇ ꯐꯨꯕꯤ ꯇꯧꯗꯅ ꯃꯥꯁꯦ ꯃꯆꯥꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯃꯥꯅ ꯃꯆꯥꯁꯤꯅ ꯆꯍꯤ 2 ꯁꯨꯔꯀꯥꯟꯗ ꯂꯥꯛꯄꯅꯦ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯗ ꯂꯩꯃꯤꯟꯅꯔꯦ ꯃꯣꯏꯗ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯑꯒ ꯑꯃꯨꯛ ꯃꯥꯁꯨ ꯂꯩꯁꯜꯂꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩ ꯆꯠꯈꯩꯔꯣꯏ ꯅꯣꯏ ꯌꯨꯝꯗ ꯑꯩ ꯆꯠꯈꯩꯔꯣꯏꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯐꯥꯎ ꯂꯩꯅꯤꯅ ꯃꯣꯏꯁꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯆꯍꯤ 3 ꯀꯩꯃꯨꯛꯁꯦ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯩ ꯆꯠꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦꯅ ꯇꯧꯗꯅ ꯈꯟꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯤꯅ ꯃꯆꯥꯁꯦ ꯄꯨꯔ ꯆꯠꯈꯤꯕꯅꯦꯕ ꯃꯥꯅ ꯃꯆꯥ ꯄꯨꯔ ꯆꯠꯈꯤꯕꯁꯦ ꯃꯇꯝꯗꯨ ꯆꯍꯤ 5 ꯁꯨꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯃꯣꯏꯗꯅ ꯃꯄꯥꯝꯗ ꯁꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯆꯠꯅꯤꯡꯗ꯭ꯔꯦꯕ ꯑꯗꯩ ꯆꯠꯂꯔꯣꯏ ꯑꯩꯗꯤꯅ ꯏꯆꯥꯅ ꯆꯥꯎꯔꯒ ꯑꯗꯨꯝ ꯂꯥꯛꯆꯖꯅꯤꯅ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯌꯨꯝꯗ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯈꯣꯠꯇꯅ ꯃꯄꯥꯟ ꯊꯣꯛꯇꯈꯩ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯑꯗꯩ ꯃꯣꯏꯁꯨ ꯑꯋꯨꯟꯄꯣꯠ ꯀꯩꯀꯥ ꯂꯣꯏ ꯂꯧꯅꯔꯨꯔꯦ ꯑꯗꯨ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯑꯒ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯩ ꯂꯨꯍꯣꯡꯉꯕꯅꯤꯅ ꯃꯣꯏ ꯑꯉꯥꯡꯁꯦ ꯂꯧꯒꯦ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤꯅꯦ ꯀꯩꯅꯦ ꯑꯉꯥꯡꯁꯤനെ ꯄꯨꯂꯞ ꯃꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯃꯣꯏꯁꯦ ꯀꯔꯕꯥꯔ ꯑꯃ ꯇꯧꯔ ꯂꯩꯈꯤꯕ ꯀꯗꯥꯏ ꯂꯩꯔꯤꯁꯦ ꯈꯪꯍꯟꯗꯕ
ꯑꯗꯨꯃꯥꯏꯅ ꯀꯣꯏꯂꯣꯠ ꯂꯣꯠꯈ꯭ꯔꯦꯕ ꯃꯥꯅ ꯑꯉꯥꯡꯁꯦ ꯃꯃꯥꯁꯤꯅ ꯑꯉꯥꯡꯁꯦ ꯂꯧꯒꯦꯅ ꯍꯣꯠꯅꯕꯗ ꯃꯣꯏꯅꯕꯨꯗꯤ ꯍꯣꯏ ꯀꯣꯔꯠꯇ ꯀꯩꯗ ꯀꯦꯁ ꯊꯥꯗꯅ ꯈꯣꯠꯇꯅꯗꯤ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯗ ꯃꯣꯏ ꯆꯠꯂ ꯍꯥꯏꯕ ꯈꯣꯠꯄ ꯁꯨꯝ ꯇꯧꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯣ ꯀꯔዋꯏꯗ ꯂꯩꯈ꯭ꯔꯃꯣ ꯈꯪꯗꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯛꯀꯦ ꯈꯣꯠꯂꯛꯀꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯈ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯆꯥ 2 ꯌꯥꯎꯈ꯭ꯔꯦ ꯑꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯆꯥ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯦ ꯊꯤꯕ ꯂꯥꯛꯄꯅꯦꯕ ꯃꯥꯅ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗꯅꯦꯕ ꯃꯥꯅ ꯃꯃꯥ ꯊꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯎꯈꯤꯕ ꯃꯕꯣꯛ ꯍꯣꯏꯒꯤ ꯖꯒꯥꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯃꯥꯅ ꯂꯝꯄꯥꯛ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯃꯥꯏ ꯃꯕꯣꯏꯗ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯂꯤꯂꯥ ꯌꯦꯡ ꯆꯠꯈꯤꯕ ꯑꯗꯩ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯈꯤꯕ ꯊꯥꯕꯜ ꯆꯣꯡꯈꯤꯕ ꯂꯝꯄꯥꯛꯁꯤꯗ ꯃꯥꯅ ꯅꯤꯡꯁꯤꯡꯉꯒ ꯂꯥꯛꯄꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯃꯥꯏ ꯃꯄꯥꯝ ꯆꯠꯄꯗ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯇꯣꯡꯉꯒ ꯁꯤꯗ ꯀꯨꯝꯃꯒ ꯁꯤꯗꯩ ꯆꯪꯕ ꯒꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯁꯤꯗ ꯂꯥꯛꯏꯅꯦꯕ ꯆꯍꯤ 5ꯗꯩ ꯄꯨꯈꯤꯕ ꯑꯉꯥꯡꯗꯨꯅ ꯆꯍꯤ 13ꯗ 9ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏꯅꯦꯕ ꯑꯗꯩꯗꯤ ꯃꯕꯣꯛ ꯃꯄꯨꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯤꯅ ꯍꯩꯃꯥ ꯅꯪꯕꯨ ꯑꯗꯨꯒꯤ ꯃꯆꯥꯗꯨꯅꯦꯕ ꯃꯄꯥꯅ ꯄꯨꯈꯤꯕꯗꯣ ꯍꯩꯃꯥꯅ ꯃꯌꯥꯝꯁꯤꯅ ꯑꯁ ꯅꯣꯏ ꯅꯁꯨꯅ ꯅꯣꯏ ꯊꯤꯕ ꯂꯥꯛꯑꯦꯅꯦꯅ ꯃꯌꯥꯝꯁꯤꯅ ꯄꯨꯔ ꯆꯪꯕꯁꯦ ꯃꯕꯣꯛꯀꯁꯦ ꯀꯔꯤꯕ ꯑꯩꯒꯤ ꯏꯁꯨꯅ ꯍꯦꯛꯇ ꯄꯨꯡꯀꯛ ꯆꯥꯎꯔ ꯂꯩꯔꯝꯃꯕꯅꯤꯅꯀꯣ ꯑꯁ ꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨꯅ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯃꯥꯗꯨꯁꯨ ꯃꯣꯏꯅ ꯃꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯂꯧ ꯆꯠꯄꯖꯥꯠꯅꯦꯕ ꯄꯥꯎ ꯄꯤꯔꯕ ꯃꯃꯥꯁꯤꯁꯨ ꯆꯦꯜꯂꯛꯑꯕ ꯃꯆꯥꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯃꯥ ꯃꯆꯥꯁꯦ ꯃꯁꯛ ꯈꯪꯅꯗ꯭ꯔꯦꯕ ꯃꯃꯥꯁꯤꯅꯁꯨ ꯃꯆꯥꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯁꯨ ꯃꯃꯥꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯃꯥꯁꯤꯅ ꯍꯦꯛꯇ ꯆꯥꯎꯔꯒ ꯂꯩꯔꯝꯃꯕꯅꯤꯅ ꯀꯞꯇꯅ ꯀꯣꯟꯅꯗꯅ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯌꯣꯝꯁꯤꯟꯅꯗꯅ ꯑꯁ ꯅꯆꯥ ꯌꯣꯛꯑ ꯂꯩꯔꯣ ꯏꯕꯦꯝ ꯐꯔꯦ ꯅꯆꯥꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯁꯦꯅ ꯇꯧꯗꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗ ꯃꯕꯣꯛꯁꯤꯅ ꯃꯥꯒꯤ ꯄꯦꯟꯁꯤꯟ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯁꯨꯁꯦ ꯁꯦꯝꯃꯅꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯃꯥꯁꯤꯁꯨ ꯑꯩ ꯁꯤꯕ ꯀꯤꯗ꯭ꯔꯦ ꯏꯆꯥꯅ ꯑꯩ ꯈꯣꯡꯒꯨꯜ ꯂꯤꯔ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯂꯧꯅꯕ ꯐꯅꯌꯥꯝ ꯍꯣꯠꯅꯈꯤꯕꯅꯤ ꯃꯣꯏꯅ ꯂꯣꯠꯈꯤꯕꯅꯤ ꯑꯩꯁꯦ ꯏꯆꯥꯁꯤꯒꯤ ꯋꯥꯈꯜꯅ ꯑꯩꯁꯦ ꯂꯥꯏꯃꯟ ꯑꯣꯏꯗꯅ ꯉꯥꯎꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯅꯪꯒꯤꯃꯛꯇꯅꯤ ꯑꯩꯅ ꯇꯨꯡꯁꯤꯜꯂꯤꯕ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯃꯌꯥꯝꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯃꯥꯡꯕ ꯌꯥꯗꯦꯅ ꯃꯕꯣꯛ ꯍꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯂꯣꯏ ꯂꯣꯏꯔꯦ ꯅꯪ ꯁꯦꯝꯃ ꯂꯣꯏꯔꯦ ꯅꯄꯨꯒꯤ ꯄꯦꯟꯁꯤꯟꯁꯤꯅ ꯅꯪ ꯁꯦꯝꯗꯣꯛꯀꯅꯤ ꯑꯅ ꯇꯧꯗꯅ ꯃꯥꯡꯕ ꯌꯥꯕ ꯏꯁꯨ ꯅꯠꯇꯦꯅ ꯑꯗꯩ ꯃꯁꯨꯗꯨꯅ ꯑꯗꯨꯝ ꯑꯇꯣꯝꯕꯤꯒ ꯃꯥꯒ ꯈꯠꯅꯕ ꯈꯣꯠꯄ ꯑꯇꯣꯝꯕꯤꯅ ꯃꯄꯥꯗ ꯄꯥꯎ ꯇꯝꯁꯤꯜꯂ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯨꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯀꯞꯇꯅ ꯋꯥꯔꯤ ꯂꯤꯗꯅ ꯇꯧꯕꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ IAS ꯕꯣꯔꯗꯤꯡ ꯑꯅ ꯑꯩꯅ ꯍꯟꯗꯛꯇꯒꯤ ꯂꯤꯡꯈꯠꯆꯔꯤꯕ ꯕꯣꯔꯗꯤꯡꯁꯤꯗ ꯊꯝꯅꯤ ꯑꯗꯨꯒ ꯃꯁꯨꯁꯦ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯅꯤꯅ ꯃꯕꯣꯛꯁꯤꯅ ꯃꯁꯨꯁꯦ ꯄꯨꯔꯒ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯈꯤꯕꯁꯦ ꯃꯁꯛꯐꯥꯎ ꯈꯪꯅꯗ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯃꯁꯨꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔ ꯈꯣꯡꯒꯨꯟꯒ ꯂꯤꯔꯛꯄꯗ ꯃꯣꯏꯗ ꯌꯥꯝ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯃꯁꯨꯗꯨꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯕ ꯑꯗꯨꯃꯥꯏꯅ ꯃꯁꯨꯗꯨ ꯁꯦꯝꯅꯦꯅ ꯆꯣꯡꯊꯣꯛꯄ ꯑꯗꯩ ꯑꯉꯥꯡꯗꯨꯅꯒ ꯌꯦꯡꯉꯨ ꯃꯥꯏ ꯃꯃꯥꯗꯣ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯣ ꯁꯨꯝꯕ ꯊꯧꯗꯣꯛ ꯍꯧꯖꯤꯛ ꯀꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯆꯥꯈꯩꯁꯤꯅꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯖꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯈꯟ ꯊꯦꯡꯅꯩ ꯑꯗꯒꯤ ꯑꯃꯈꯛꯅ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯒ ꯃꯄꯥꯒ ꯀꯥꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔో ꯃꯄꯥꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔో ꯑꯗꯨꯒ ꯃꯃꯥꯗꯣ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯃꯄꯥꯅ ꯅꯨꯄꯤ ꯂꯣꯟꯈꯤꯕ ꯁꯤꯒꯨꯝꯕꯒꯤ ꯃꯆꯥꯁꯤꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯤꯟꯅꯕꯤꯌꯨꯅ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥ 3ꯈꯛ ꯉꯥꯏꯔꯤꯉꯩꯁꯤꯗ ꯃꯃꯥꯁꯦ BP ꯁ꯭ꯇꯣꯛ ꯇꯧꯔ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯕꯣꯛꯁꯤꯅ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄ ꯃꯣꯏꯁꯦ ꯌꯥꯝꯁꯨ ꯋꯥꯕꯀꯣ ꯁꯨꯔ ꯅꯣꯝꯃ ꯆꯥꯕ ꯑꯗꯨ ꯃꯕꯣꯛꯀ ꯃꯄꯨꯒꯁꯤꯅ ꯂꯧꯁꯤꯡ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛ ꯃꯄꯨꯁꯦ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯊꯪ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥꯁꯨ ꯄꯨꯊꯔ ꯂꯩꯕ ꯃꯕꯥꯅꯤ ꯁꯨꯔꯒ ꯇꯥꯟꯖꯕꯁꯦ ꯑꯉꯥꯡ ꯊꯥ 3ꯀꯤ ꯑꯉꯥꯡꯁꯤꯃ ꯂꯩꯔꯕꯅꯤꯅ ꯃꯕꯣꯛꯁꯤꯅ ꯃꯃꯥ ꯁꯛꯅ ꯂꯩꯍꯧꯔꯦ ꯃꯤ ꯑꯃ ꯊꯥꯗꯣꯛ ꯌꯥꯗꯕꯅꯤꯅ ꯃꯄꯨꯗꯨꯅ ꯂꯧꯁꯤꯡ ꯀꯨꯝꯕ ꯃꯇꯝ ꯊꯕꯛ ꯁꯨꯕ ꯂꯥꯡꯕꯩ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯣꯛꯁꯤꯅ ꯁꯪꯒꯣꯝꯕꯨ ꯍꯦꯛ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯕꯣꯟ ꯈꯔ ꯄꯤꯊꯛ ꯆꯥ ꯈꯔ ꯄꯤꯊꯛ ꯇꯧꯔꯒ ꯃꯁꯨꯁꯦ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄꯀꯣ ꯑꯗꯩ ꯈꯤꯇꯪ ꯆꯥꯎꯔꯛꯄꯗꯩꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯔꯝꯃꯒ ꯁꯥꯟꯅꯕꯗ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯈꯣꯠꯆꯜꯂꯨ ꯁꯤꯟꯅꯔꯝ ꯃꯕꯣꯛꯁꯨ ꯂꯧ ꯈꯔ ꯀꯨꯝ ꯆꯦꯟ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦꯕ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯃꯆꯥ 2 ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯁꯤ ꯃꯄꯥꯁꯤ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯃꯣꯏꯁꯦ ꯂꯩꯈ꯭ꯔꯦꯕ ꯃꯌꯨꯝꯗ ꯏꯟꯊꯤꯉꯥꯏ ꯂꯥꯛꯇ꯭ꯔꯦꯕ ꯑꯉꯥꯡꯁꯨ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯨ ꯃꯕꯣꯛꯀ ꯃꯄꯨꯒꯁꯤ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯃꯄꯥꯅ ꯊꯥ 3ꯇꯤ ꯍꯨꯟꯗꯣꯛꯑꯝꯕ ꯃꯃꯥꯅ ꯊꯥ 3ꯇꯤ ꯍꯨꯟꯗꯣꯛꯑꯝꯕ ꯃꯁꯨꯁꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ 14 ꯐꯥꯗꯅ ꯀꯩꯅꯣ
ꯆꯥꯎꯔꯛꯑꯦ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ 7 8 ꯀꯥꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯄꯨꯒ ꯃꯕꯣꯛꯀꯁꯤꯅ ꯃꯐꯝ ꯆꯥꯅ ꯏꯁꯨꯁꯦ ꯁꯤꯟꯅꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯔꯁꯨ ꯈꯨꯌꯥ ꯇꯨꯁꯤꯜꯂꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯁꯤꯈ꯭ꯔ ꯃꯥꯁꯦ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯦ ꯄꯩꯁꯥ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯑꯗꯩ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯈꯣꯠꯄ ꯃꯕꯣꯛꯀ ꯃꯄꯨꯒꯁꯦ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯃꯤꯟꯅꯕꯖꯥꯠꯅꯦꯕ ꯃꯣꯏꯈꯩꯁꯤꯅ ꯃꯁꯨꯒ ꯃꯕꯣꯛꯀꯁꯦ ꯑꯗ ꯇꯥꯃꯤꯟꯅꯕꯁꯦ ꯃꯣꯏꯒꯤ ꯐꯣꯟ ꯑꯃꯈꯛ ꯂꯩꯕꯖꯥꯠꯅꯦ ꯑꯗ ꯁꯨꯝ ꯇꯥꯃꯤꯟꯅꯕꯗꯒꯤ ꯃꯕꯣꯛꯁꯤꯅ ꯍꯦꯛꯇ ꯋꯥꯏ ꯁꯪꯉꯕ ꯏꯁ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯒꯤꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯊꯤꯜꯂꯗꯤ ꯏꯁꯨꯁꯦ ꯃꯥꯡꯉꯔꯣꯏꯅ ꯏꯁꯨꯁꯦ ꯁꯣꯏꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯤꯟꯖꯔꯛꯀꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯈꯤꯒꯦ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛꯇꯤ ꯑꯗꯨꯒ ꯏꯁꯨꯒꯤ ꯁꯤꯟꯅꯐꯝ ꯂꯩꯔꯦꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯈꯨꯖꯤꯟ ꯈꯨꯅꯥꯡꯇꯣꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯅꯥꯁꯜꯂꯛꯑꯦ ꯍꯥꯏꯔꯁꯨ ꯏꯁꯨ ꯊꯝꯐꯝꯁꯦ ꯍꯥꯟꯅ ꯉꯥꯡꯅꯔꯗꯤ ꯏꯁꯨꯒꯤ ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯂꯩꯐꯝ ꯂꯩꯍꯧꯔꯦꯅ ꯈꯜꯂꯒ ꯁꯤꯖꯈꯤꯒꯦ ꯂꯩꯁꯥꯕꯤꯗꯤ ꯐꯥꯖꯤꯜꯂꯛꯑꯃꯤꯅ ꯏꯁꯨꯁꯦ ꯀꯅꯥꯒ ꯂꯩꯍꯧꯅꯦꯅ ꯃꯊꯥꯁꯦ ꯁꯥꯔꯦ ꯑꯗꯨꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯏꯁꯨꯁꯦ ꯁꯤꯟꯅꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯅ ꯂꯥꯛꯑꯦꯕ ꯀꯔꯤ ꯌꯥꯗꯅꯤ ꯑꯕꯣꯛ ꯁꯤꯟꯅꯕꯤꯔꯝꯃꯨ ꯌꯥꯅꯤꯅ ꯍꯥꯏ ꯃꯕꯣꯛꯁꯦ ꯍꯔꯥꯎꯔꯦꯕ ꯀꯩꯝꯇ ꯑꯩ ꯃꯊꯥ ꯁꯥꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯑꯉꯥꯡꯗꯨꯁꯨ ꯇꯞꯆꯩ ꯑꯗꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯃꯃꯥ ꯃꯄꯥ ꯐꯖꯅ ꯌꯣꯛꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡꯗꯣ ꯃꯤꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯂꯥꯏ ꯅꯨꯡꯁꯤꯠꯁꯨ ꯂꯩ ꯍꯥꯏꯌꯦꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯏ ꯇꯣꯡꯕ ꯈꯣꯠꯄꯩ ꯅꯥꯕꯁꯨ ꯍꯧꯕ ꯑꯗꯨꯝꯕꯒꯗꯣ ꯍꯥꯟꯅ ꯃꯁꯥꯗꯣ ꯂꯣꯏ ꯌꯦꯡꯊꯣꯔꯛꯈꯤꯒꯦ ꯃꯥꯁꯦ ꯆꯅꯝꯒꯨꯝꯕ ꯑꯗꯒꯤꯗꯤ ꯉꯥ ꯆꯥꯛ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯌꯥꯝ ꯈꯥꯏꯕꯖꯥꯠꯅꯦꯕ ꯀꯩꯅꯣꯝ ꯆꯥ ꯌꯥꯗꯕ ꯑꯃ ꯍꯦꯛ ꯆꯥꯁꯜꯂꯨꯔꯁꯨ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯏꯁꯨꯁꯦ ꯑꯩ ꯑꯝꯇꯪ ꯐꯖꯅ ꯂꯥꯏꯌꯦꯡꯊꯣꯛꯔꯛꯈꯤꯒꯦ ꯑꯗꯨꯒ ꯊꯤꯟꯖꯔꯛꯑꯒꯦꯅ ꯃꯕꯣꯛꯁꯤꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯃꯈꯨꯠꯇꯣ ꯆꯤꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯝꯕꯤꯔꯒ ꯅꯪ ꯅꯃꯥ ꯂꯩꯈꯤꯗ꯭ꯔꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯂꯩꯔꯕꯅꯤꯀꯣ ꯅꯪꯒꯤ ꯅꯃꯥ ꯁꯛꯅ ꯅꯪ ꯀꯔꯤꯝ ꯋꯥꯠꯇꯦꯀꯣ ꯅꯪꯒꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅꯅꯦ ꯑꯕꯣꯛꯇꯨꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯉꯥꯡꯗꯣ ꯎꯕꯗ ꯃꯤꯠꯇꯩ ꯄꯤ ꯇꯥꯏ ꯂꯩꯍꯧꯋꯤ ꯑꯩꯁꯨ ꯃꯕꯣꯛꯀ ꯃꯁꯨꯒꯗꯨꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔ ꯆꯠꯈꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯀꯌꯥꯗ ꯁꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥ ꯄꯨꯡꯄꯥꯡ ꯁꯨꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯤꯈꯤꯕ ꯑꯗꯩꯗꯤ ꯃꯃꯥꯅ ꯁꯤꯈ꯭ꯔꯒ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯂꯣꯟꯈꯤꯕ ꯃꯄꯥꯅ ꯁꯤꯈ꯭ꯔꯒ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯁꯨꯝꯕ ꯀꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯃꯆꯥ ꯀꯌꯥ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯍꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯐꯖꯅ ꯃꯥ ꯇꯝꯕ ꯌꯥꯔꯤꯕꯐꯧ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤ ꯑꯗꯩ ꯃꯁꯥꯒꯤ ꯐꯤ ꯅꯨꯡꯁꯥꯍꯟꯅꯤ ꯃꯔꯅꯥꯏ ꯇꯥꯍꯜꯂꯅꯤ ꯑꯗꯩ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯑꯉꯝꯕ ꯇꯧꯕꯤꯗꯅ ꯃꯥꯏ ꯃꯄꯥꯝ ꯁꯛꯅ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯠꯍꯟꯗꯕ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯊꯧꯅꯥ ꯑꯗꯨꯝꯕ ꯑꯃꯈꯛ ꯆꯪꯉꯦꯕ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣꯛꯇꯨꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯜꯂꯛꯄꯁꯤꯗꯤ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯈꯤꯕ ꯀꯩꯅꯣꯁꯦ ꯍꯣꯝꯁꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯆꯪꯉꯅꯤ ꯏꯕꯦꯟꯗꯧꯒꯤ ꯌꯥꯝ ꯐꯔꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯔꯥꯏꯁ ꯀꯨꯀꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯣ ꯔꯥꯏꯁ ꯀꯨꯀꯔ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯣꯏ ꯄꯥꯡꯉꯒꯦꯅ ꯑꯗꯩ ꯆꯦꯡꯕꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯣ ꯄꯥꯡꯉꯒꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯋꯥꯠꯇꯦ ꯋꯥꯠꯇꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯧꯍꯜꯂ ꯊꯛꯄꯒꯤ ꯑꯃ ꯖꯦꯛ ꯊꯤꯡꯖꯤꯜꯂꯒ ꯍꯣꯏ ꯕꯣꯏꯂꯔꯒꯤꯗ ꯑꯆꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯋꯥꯡꯕ ꯐ꯭ꯂꯥꯛꯁ ꯃꯥꯟꯕꯗꯣ ꯑꯗꯨꯝꯕ ꯑꯝꯇꯪ ꯄꯥꯡꯕꯤꯌꯨ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯝꯇꯪꯒ ꯄꯥꯡꯕꯤꯌු ꯑꯗꯨꯒꯩꯗꯣ ꯂꯩꯔꯗꯤ ꯑꯗꯩꯗꯤ ꯍꯣꯝꯒꯤꯁꯦ ꯋꯥꯠꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯦꯡꯐꯨ ꯍꯩꯍꯟꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯗꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯆꯦꯡꯐꯨ ꯍꯩꯍꯟꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯆꯪꯕ ꯅꯨꯃꯤꯠꯁꯦ ꯑꯗꯩ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯁꯨ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯄꯁꯤꯗ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥꯝ ꯑꯣꯡꯕꯤ ꯏꯕꯦꯆꯥ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯃꯃꯧ ꯏꯕꯦꯝꯃꯅꯤꯀꯣ ꯏꯆꯦꯕꯦꯝꯃꯁꯤ ꯄꯨꯅꯝ ꯏꯆꯦꯕꯦꯝꯃꯁꯦꯀꯣ ꯀꯔꯥꯝ ꯅꯤꯉꯣꯜ ꯑꯗꯣ ꯃꯣꯏꯁꯦ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯃꯅꯤ ꯃꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯑꯦꯕꯀோ ꯑꯗꯨꯒ ꯆꯦꯡ ꯕꯣꯔꯥ 2 ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯄꯩꯁꯥꯁꯨ ꯍꯥꯞꯄꯤꯔꯝꯃꯦꯕ ꯍꯣꯝ ꯁꯥꯕꯒꯤ ꯃꯇꯦꯡꯁꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯨꯄꯥ 4,000 ꯍꯥꯞꯄꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯀꯩꯅꯣꯁꯦ ꯏꯆꯦꯕꯦꯝ ꯑꯗꯨꯅ ꯐꯅꯦꯛꯁꯨ ꯍꯣꯝꯗ ꯂꯩꯕꯒꯩ ꯁꯦꯠꯍꯜꯂꯣꯅ ꯄꯨꯕꯤꯔꯛꯑꯝꯃꯦꯕꯀꯣ
ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯃꯅꯤꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯑꯦꯕꯀꯣ ꯑꯩꯗꯤ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯏꯆꯦꯕꯦꯝ ꯑꯗꯨꯅ ꯃꯈꯨꯠꯀꯗꯣ ꯁꯝꯕꯤꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯦꯀꯣ ꯇꯞꯅꯒ ꯀꯨꯝꯊꯍꯟꯗꯅꯒ ꯇꯧꯖꯩꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝ ꯑꯗꯨꯒꯤ ꯄꯥꯕꯨꯡꯁꯦ ꯍꯥꯟꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯏꯆꯦꯕꯦꯝ ꯑꯗꯨ ꯀꯝꯄꯨꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯅꯦ ꯍꯥꯏꯌꯦꯕ ꯃꯣꯏꯁꯦ ꯀꯩꯅꯣꯁꯦ ꯃꯄꯨꯔꯣꯏꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯂꯣꯏꯃꯤꯟꯅꯕ ꯃꯕꯥꯅꯤꯁꯦ ꯁꯤꯡꯒꯥꯄꯨꯔꯗ ꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯔ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦꯕꯀꯣ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯂꯦꯡꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯅꯤ ꯃꯃꯧ ꯏꯆꯦꯕꯦꯝ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯕꯨꯀꯣ ꯃꯥꯅꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯂꯩꯈꯤꯗꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤꯅꯦ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯃꯥꯏꯕꯝ ꯅꯤꯉꯣꯜ ꯖꯃꯨꯅꯥ ꯀꯣ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯒꯤ ꯑꯗꯣ ꯄꯥꯕꯨꯡꯁꯤꯅ ꯍꯥꯟꯅ MSPDCLꯗ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯁꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯇꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯁꯦ ꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯗꯣꯛꯇꯔꯅꯦꯀꯣ ꯃꯥꯁꯦ ꯑꯦꯅꯤꯕꯣꯂꯤꯟ ꯀꯧꯋꯦꯕ ꯑꯩꯅ ꯑꯁ ꯅꯪ ꯃꯃꯤꯡꯁꯦ ꯑꯩ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯀꯣ ꯏꯅꯥꯎꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯤ ꯃꯥꯁꯦ ꯒꯨꯋꯥꯍꯥꯇꯤꯒꯤ ꯅꯔꯥꯌꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯦ ꯍꯟꯗꯛ ꯄꯥꯕꯨꯡꯁꯦ ꯂꯩꯈꯤꯗꯕ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯉꯁꯤ 5ꯅꯤꯗ ꯉꯥꯏꯔꯤꯕ ꯑꯗꯣ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯃꯥꯁꯦ ꯏꯃꯥ ꯏꯕꯦꯝ ꯃꯥꯏ ꯃꯆꯦꯁꯨ ꯑꯃꯨꯛꯅꯦ ꯀꯩꯅꯣꯗ ꯃꯆꯦꯁꯤꯁꯨ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯇ ꯅꯔꯁꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯝꯁꯤ ꯃꯊꯟꯇ ꯊꯝꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤ나 ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤ ꯗꯣꯛꯇꯔꯁꯦ ꯃꯥꯁꯦ ꯁꯤꯗ ꯏꯝꯐꯥꯜꯗ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯅꯤꯅ ꯃꯥꯁꯦ ꯏꯃꯥ ꯊꯥꯗꯣꯛꯑ ꯆꯠꯂꯔꯣꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯁꯥꯒꯤ ꯀꯩꯅꯣꯅꯦ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯅꯤꯠ ꯄꯥꯁ ꯇꯧꯔꯒ ꯀꯣ ꯁꯦꯂꯦꯛꯁꯟꯅꯦ ꯑꯗꯨꯒ ꯖꯦꯅꯤꯝꯁꯇ ꯇꯝꯈꯤꯕꯅꯦꯕ ꯍꯣꯏ ꯃꯥꯒꯤ ꯑꯗꯨꯗꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯐꯥꯎꯕ ꯁꯦꯂꯦꯛꯁꯟꯒ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯗꯣ ꯑꯩꯅ ꯃꯈꯣꯡ ꯁꯤꯡꯖꯅꯁꯨ ꯍꯧꯔꯛꯄ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯗꯣꯛꯇꯔ ꯗ꯭ꯌꯨꯇꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯗꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗ ꯋꯥꯈꯟꯗꯨ ꯌꯥꯝ ꯁꯣꯟꯊꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯣꯏꯅ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯏꯃꯥ ꯏꯕꯦꯝꯗꯨꯒ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯣꯏꯒꯤ ꯀꯣ ꯄꯥꯝꯃꯤ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯁꯥꯐꯝ ꯊꯣꯛꯄ ꯇꯣꯂꯣꯞ ꯁꯥꯖꯒꯦ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯁꯨꯝ ꯍꯦꯜꯄꯔ ꯒꯥꯏꯅꯁꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯃꯆꯥ ꯁꯛꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯂꯩꯃꯤꯟꯅ ꯌꯥꯕꯗꯣ ꯃꯤ ꯋꯥꯠꯂꯛꯄꯒꯤ ꯃꯣꯏꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯄꯥꯕꯨꯡꯗꯨꯅ ꯂꯩꯈꯤꯗꯕꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯣꯏ ꯑꯅꯤꯈꯛꯅꯤ ꯄꯣꯏꯁꯦ ꯅꯨꯄꯥ ꯌꯥꯎꯗꯦꯕ ꯑꯗ ꯃꯥ ꯏꯕꯦꯝꯗꯨꯅ ꯅꯍꯥꯟ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯋꯥ ꯉꯥꯡꯕ ꯈꯤꯇꯪ ꯍꯧꯔꯝꯃꯒ ꯃꯥꯁꯦ ꯀꯞꯊꯣꯛꯈ꯭ꯔꯦꯕꯀꯣ ꯄꯥꯕꯨꯡꯗꯣ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒ ꯂꯩꯇꯕꯁꯤꯗꯤ ꯑꯁ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯊꯃꯣꯏꯁꯦ ꯄꯪꯅꯧꯗ ꯅꯧꯕ ꯄꯀꯞꯇꯒ ꯀꯞꯅꯤꯡꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯂꯩꯈꯤꯗꯕ ꯀꯥꯟꯗ ꯈꯪꯉꯦꯕ ꯁꯤꯁꯨ ꯍꯧꯖꯤꯛꯇ ꯈꯒ ꯀꯨꯏꯔꯛꯑꯀꯥꯟꯗ ꯀꯥꯎꯊꯣꯔꯛꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯃꯨꯛꯁꯨ ꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤꯗꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯌꯥꯎꯖꯗꯕꯅꯤꯅ ꯃꯣꯏꯗ ꯋꯥꯈꯟꯁꯦ ꯃꯃꯥꯒ ꯃꯣꯏ ꯑꯃꯈꯛ ꯂꯩꯍꯧꯔꯒ ꯁꯪꯁꯥꯔꯁꯦ ꯌꯥꯝ ꯄꯤꯛꯁꯜꯂꯛꯄ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯞꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒ ꯂꯩꯃꯤꯟꯅꯅꯕ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯑꯃꯈꯛ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦꯅ ꯇꯧꯔꯒ ꯉꯟꯇꯥ ꯂꯥꯛꯑꯝꯃꯦꯕ ꯉꯔꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯄꯩꯁꯥꯁꯨ 2,200 ꯍꯣꯝ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯣꯅ ꯍꯥꯞꯄꯝꯃꯤ ꯑꯗꯩ ꯀꯩꯅꯣ ꯑꯂꯨ ꯑꯗꯩ ꯍꯋꯥꯏ ꯑꯗꯩ ꯍꯪꯒꯥꯝ ꯆꯤꯅꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯕꯀꯣ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯐꯨꯜꯒꯁꯨ ꯌꯥꯝ ꯄꯣꯔꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯕꯨ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯌꯨꯝ ꯄꯥꯜꯂꯨꯕꯕꯨ ꯑꯣꯏꯔో ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯗꯤ ꯅꯨꯄꯥ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯀꯣ ꯃꯃꯥꯁꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕꯀꯣ ꯐꯖꯅ ꯃꯥꯒꯤꯁꯨ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯣꯂꯣꯞ ꯁꯥꯕꯤꯅꯤ ꯃꯇꯝ ꯃꯥꯡꯉꯛꯏꯕꯅꯤꯅꯀꯣ ꯁꯤꯝ ꯈꯛꯇꯪꯁꯨ ꯑꯊꯨꯕꯗ ꯑꯩꯅ ꯁꯤꯟꯖꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯝꯗꯣ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯊꯔ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯝ ꯈꯛꯇꯪꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯡꯕꯁꯤꯡꯅ ꯁꯤꯗ ꯊꯕꯛ ꯆꯠꯄꯤꯕ ꯌꯥꯕꯁꯤꯡꯅ ꯑꯝꯇꯪ ꯁꯤꯝꯇꯪꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩꯁꯨ ꯑꯩꯅ ꯈꯔ ꯔꯤꯄꯣꯔꯠ ꯂꯧꯈꯠꯂꯛꯄ ꯅꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯉꯍꯥꯛꯃꯨꯛ ꯑꯩꯅ ꯑꯃ ꯂꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯡꯈꯦꯝ ꯖꯨꯒꯦꯁꯣꯔꯁꯦ ꯀꯩꯁꯥꯝꯊꯣꯡ ꯃꯣꯏꯔꯥꯡꯊꯧ ꯂꯩꯔꯛ ꯁꯤꯗꯒꯤ ꯂꯨꯄꯥ 3,000 ꯄꯥꯡꯕꯤꯔꯛꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯔꯤꯄꯣꯔꯠ ꯂꯧꯈꯠꯂꯛꯄ ꯁꯨꯔꯛꯇꯕ ꯁꯤꯁꯦ ꯄꯥꯕꯨꯡꯁꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯀꯩꯅꯣ ꯋꯥꯡꯈꯦꯝ ꯅꯤꯉꯣꯜ ꯔꯇꯅꯥ ꯃꯄꯨꯔꯣꯏꯕ ꯁꯥꯄꯝ ꯇꯔꯨꯟ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯔꯛ ꯁꯤꯗꯒꯤ ꯏꯆꯦ ꯑꯃꯁꯤꯅ ꯄꯥꯕꯨꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯄꯥꯡꯕꯤꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯦ ꯍꯣꯝꯁꯤꯗ ꯃꯤ 9 ꯂꯩꯕꯀꯣ ꯌꯥꯝꯃꯦ ꯃꯤꯁꯦ
ꯍꯟꯗꯛꯇꯤ ꯂꯥꯛꯑꯦ ꯑꯩꯅꯁꯨ ꯑꯁ ꯍꯣꯝꯒ ꯁꯪꯒꯥꯔꯝꯗꯥꯏ ꯆꯪꯉꯝꯗꯥꯏꯁꯤꯗ ꯐꯔꯦ ꯅꯣꯏ ꯌꯥꯝꯃꯤꯁꯦꯅ ꯂꯥꯛꯀꯦꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯁꯤꯡꯁꯦ ꯂꯥꯛꯎ ꯑꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯀꯣ ꯂꯦꯞꯇ꯭ꯔꯕꯅꯤꯅꯀꯣ ꯂꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯂꯥꯎ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯋꯥꯠꯂꯤꯁꯦ ꯃꯣꯝꯄꯥꯛꯀ ꯇꯁꯦꯡꯅ ꯕ꯭ꯂꯥꯡꯀꯦꯠ ꯐꯩꯖꯨꯞꯁꯤꯒ ꯋꯥꯁꯜꯂꯛꯑꯦꯕ ꯅꯤꯡꯊꯝꯊꯥꯅꯤꯅꯀꯣ ꯁꯤ ꯈꯇꯪꯒ ꯄꯥꯡꯕꯤꯌꯨ ꯈꯔ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯍꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯉꯍꯥꯃꯨꯛꯁꯨ ꯂꯥꯛꯑꯝꯃꯒ ꯃꯆꯥꯅꯨꯄꯤ 2 ꯂꯩꯁꯥꯕꯤ ꯃꯆꯥ 2ꯒ ꯂꯥꯛꯏ ꯑꯃꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯑꯃꯅ 9 ꯇꯝꯕ ꯍꯥꯏꯕꯗꯣ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯝ ꯌꯨ ꯉꯥꯎꯔ ꯂꯩꯔ ꯈꯟꯅꯍꯧꯋꯦ ꯍꯥꯏꯕꯗꯣ ꯉꯁꯤꯃꯛꯁꯨ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯌꯥꯝ ꯉꯟꯅ ꯏꯆꯦꯗꯣ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯕꯗꯨꯅꯤ ꯏꯆꯥꯅꯨꯄꯤ 2ꯒ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯣꯠꯄ ꯅꯩꯕ ꯂꯦꯞꯇꯦ ꯍꯦꯟꯖꯜꯂꯛꯏ ꯌꯨꯁꯦ ꯄꯨꯡ 2:30 3 ꯍꯧꯒꯠꯂ ꯌꯨ ꯊꯛꯑꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯩ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯁꯤꯅ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯁꯨꯕ ꯈꯔ ꯆꯠꯇ꯭ꯔꯒꯅ ꯌꯨꯁꯤ ꯉꯥꯎꯔ ꯇꯥꯔ ꯂꯩꯕ ꯄꯪꯇꯛ ꯇꯛꯁꯜꯂꯒ ꯑꯩ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯀꯅꯥꯒ ꯂꯩꯃꯤꯟꯅꯩ ꯀꯅꯥꯕꯨ ꯄꯨꯁꯜꯂ ꯇꯨꯝꯃꯤꯟꯅꯩ ꯑꯅ ꯅꯩꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨꯅꯦ ꯋꯥꯍꯩ ꯐꯖꯗꯕ ꯀꯩꯅꯣꯁꯦ ꯁꯤꯗ ꯍꯥꯏꯕ ꯌꯥꯗꯕꯩ ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯂꯣꯠꯁꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯒꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯁꯣꯟꯅ ꯊꯤꯟꯕ ꯋꯥꯍꯩ ꯌꯥꯝ ꯉꯥꯡꯉꯤꯕ ꯌꯨ ꯉꯥꯎꯔ ꯄꯨꯡꯉꯥꯡ ꯉꯥꯡꯕꯅꯦꯗꯤ ꯍꯥꯏꯕ ꯈꯥꯡꯉꯣꯏ ꯃꯩ ꯃꯥꯟꯅꯧꯅꯨ ꯅꯨꯄꯥꯅ ꯉꯥꯡꯕꯨ ꯌꯨ ꯉꯥꯎꯔꯒ ꯍꯦꯛ ꯍꯥꯏꯕ ꯃꯤꯅꯗꯤ ꯅꯨꯄꯤꯗꯨꯗꯗꯤ ꯁꯨꯝ ꯅꯨꯄꯥ ꯀꯅꯥꯒ ꯇꯨꯃꯤꯟꯅꯩ ꯀꯅꯥꯒ ꯇꯨꯃꯤꯟꯅꯔꯣꯏ ꯅꯨꯄꯥ ꯀꯅꯥ ꯄꯨꯁꯜꯂꯤ ꯑꯅ ꯑꯗꯩꯗꯤ ꯊꯕꯛꯃꯛꯇ ꯅꯨꯄꯤꯗꯨꯅ ꯆꯠꯂꯨꯔꯦꯗꯅ ꯅꯨꯄꯥ ꯀꯅꯥꯒ ꯇꯨꯃꯤꯟꯅꯔ ꯍꯜꯂꯛꯑꯦ ꯅꯋꯥ ꯀꯌꯥ ꯎꯅꯔꯨꯔꯦ ꯅꯨꯄꯥ ꯀꯌꯥꯒ ꯂꯩꯃꯤꯟꯅꯔꯛꯑꯦꯅ ꯌꯥꯝ ꯐꯖꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯌꯥꯝ ꯂꯣꯠꯄꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯏꯆꯦꯗꯨꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯐꯤ ꯐꯅꯦꯛꯁꯤꯕꯨ ꯍꯥꯏꯒꯠꯂꯒꯅꯦ ꯌꯦꯡꯉꯦꯌꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯛꯄꯅ ꯁꯤꯐꯧꯒꯤ ꯆꯥꯡꯁꯦ ꯑꯩ ꯄꯦꯜꯂꯛꯇꯗꯅ ꯍꯥꯏꯔꯕꯅꯤ ꯁꯤꯒꯤ ꯀꯦꯁꯁꯦ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯃꯁꯥꯗ ꯊꯣꯛꯇꯕ ꯃꯤꯅ ꯈꯪꯉꯣꯏ ꯁꯨꯃꯥꯏꯅ ꯆꯦꯛꯀ ꯇꯧꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯕꯗꯅꯥꯝ ꯄꯤꯕ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕꯗ ꯌꯨ ꯊꯛꯆꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅꯐꯧ ꯍꯦꯛ ꯃꯉꯣꯟꯗ ꯆꯦꯛ ꯇꯧꯕꯤꯌꯦꯀꯣ ꯃꯥꯅ ꯆꯠꯊꯣꯛꯎꯔꯁꯨ ꯍꯜꯂꯛꯄꯗ ꯅꯪ ꯀꯅꯥꯒ ꯇꯨꯃꯤꯟꯅꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯅꯨꯄꯤꯗꯨꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯗꯨꯀꯥꯟꯒꯤ ꯀꯩꯒꯤ ꯄꯣꯠ ꯆꯩ ꯇꯤꯎꯔꯁꯨꯅꯦ ꯍꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅꯒ ꯆꯦꯛ ꯇꯧꯋꯦ ꯌꯥꯝ ꯍꯩꯅꯗꯕ ꯁꯤꯒꯤ ꯀꯦꯁꯁꯦ ꯏꯆꯦꯁꯤ ꯈꯛꯀꯤ ꯅꯠꯇꯦꯕ ꯀꯦꯁ ꯃꯌꯥꯝꯗ ꯌꯥꯎꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯅꯩꯕ ꯄꯗꯅꯥꯝꯁꯦ ꯄꯤꯔ ꯃꯁꯥꯅ ꯉꯝꯅꯕ ꯌꯨꯝ ꯄꯥꯟꯕ꯭ꯔꯥ ꯄꯥꯟꯗꯕ ꯌꯨꯁꯦ ꯉꯥꯎꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯩ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯒꯩ ꯅꯩꯕ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯔꯗꯤ ꯐꯥꯒꯤ ꯇꯥꯕ ꯃꯤꯅꯗꯤ ꯈꯪꯕꯤꯗꯕ ꯁꯨꯒꯨꯝꯕ ꯀꯣꯡꯒꯥꯏꯅꯦꯕ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯑꯗꯣ ꯃꯥꯁꯨ ꯑꯩ ꯂꯥꯛꯑꯅꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯒꯅꯅꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏ ꯉꯝꯗꯦ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯄꯨꯈꯤꯅꯤ ꯑꯁꯤ ꯌꯨꯝ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯗꯥ ꯇꯧꯗ꯭ꯔꯦ ꯑꯅ ꯇꯧꯔꯒ ꯑꯩ ꯆꯠꯂꯨꯔꯒꯅ ꯍꯥꯟꯅ ꯍꯥꯃꯨ ꯑꯗꯨꯝ ꯇꯥꯕ ꯏꯃꯨꯡꯗꯣ ꯀꯥꯏꯔꯛꯄ ꯑꯗꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯛꯇꯕꯗꯨꯒꯤꯁꯨ ꯍꯟꯊꯔꯤꯗꯨꯁꯨ ꯈꯪꯕꯤꯗꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯑꯩ ꯂꯥꯛꯑꯅꯤꯅ ꯑꯩꯅ ꯍꯟꯗꯛꯇꯤ ꯏꯆꯦ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯈꯩꯗꯨꯗꯗꯤ ꯃꯥꯅ ꯏꯆꯦꯗ ꯐꯨꯔꯤꯕ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕ ꯕꯗꯅꯥꯝ ꯄꯤꯗꯅ ꯉꯥꯡꯉꯤꯕꯗꯨꯗꯤ ꯉꯥꯡꯉꯣꯏꯗꯅ ꯅꯣꯏ ꯑꯅꯤ ꯈꯟꯅꯕꯗ ꯑꯉꯥꯡꯈꯩꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯤ ꯑꯉꯥꯡꯈꯩꯗꯣ ꯊꯝꯃꯝꯃꯣ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯦ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯖꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯖꯔꯖꯅꯤ ꯃꯣꯏ ꯐꯤ ꯂꯣꯏ ꯁꯥꯏꯌꯦꯕ ꯏꯆꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯂꯩꯊꯣꯛꯎ ꯂꯥꯎ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯂꯣꯏꯔꯛꯄꯗ ꯑꯉꯥꯡ ꯄꯣꯛꯀꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥ ꯍꯣꯝꯁꯤꯗ ꯂꯩ ꯊꯥ ꯁꯨꯔꯛꯑꯕꯅꯤꯅ ꯄꯣꯊꯥꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯅ ꯉꯥꯡꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯐꯝꯗ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯑꯗꯩ ꯃꯤꯒꯤ ꯊꯥ ꯁꯨꯔꯛꯑꯕ ꯑꯗꯨꯗꯤꯅꯦ ꯃꯥꯅ ꯑꯉꯝꯕ ꯑꯩꯒꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯕꯗ ꯁꯣꯏꯗꯅꯕꯅ ꯗꯨꯛ ꯑꯃ ꯀꯩꯝ ꯀꯠꯆꯕꯗꯩ ꯍꯦꯟꯅ ꯑꯇꯩ ꯊꯕꯛꯇꯤ ꯇꯧꯗꯦ ꯆꯥꯛ ꯊꯣꯡꯗꯦ ꯋꯥꯏ ꯇꯩꯗꯦ ꯍꯥꯏꯔꯨꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯗꯤꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅꯁꯨ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯃꯥꯁꯦ ꯃꯕꯨꯛ ꯀꯪꯉꯦꯕꯀꯣ ꯌꯥꯝ ꯋꯥꯖꯔꯤꯕ ꯃꯥꯏ ꯃꯁꯥꯁꯤꯗ ꯑꯗꯣ ꯍꯦꯛ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯥ ꯀꯔꯤꯝ ꯌꯥꯎꯍꯟꯗꯦ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯃ ꯆꯥꯎꯑꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯂꯩ ꯃꯥ ꯍꯟꯅꯤꯡꯗꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯉꯍꯥꯃꯨꯛꯁꯨ ꯂꯧ ꯂꯥꯛꯑꯝꯃꯦ ꯑꯌꯨꯛ ꯄꯨꯡ 12 ꯂꯥꯛꯄꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯍꯦꯛ 9 ꯍꯦꯛ ꯉꯥꯏ ꯃꯥꯅ ꯑꯗꯣ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯑꯩ ꯈꯤꯇꯪ ꯂꯩꯔꯛꯈꯤꯒꯦ ꯑꯩ ꯈꯤꯇꯪ ꯂꯩꯈꯤꯒꯦ ꯑꯩ ꯋꯥꯈꯟꯗ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯥꯅꯔꯛꯇꯕ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯗꯤ ꯑꯃꯨꯛꯁꯨ ꯑꯗꯨꯗꯣ ꯂꯥꯟꯊꯦꯡꯅꯔꯛꯄ ꯉꯝꯗꯕ ꯃꯇꯥꯡꯅꯦꯕ ꯃꯥ ꯊꯥ ꯁꯨꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯗꯤ ꯄꯦꯟꯅꯗꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯨꯔꯗꯤ ꯃꯧꯗꯨꯁꯨ ꯃꯣꯏꯅ ꯁꯣꯏꯕ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯃꯧꯅꯁꯨ ꯃꯣꯏ ꯄꯦꯟꯗꯕ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯂꯣꯏꯅꯅꯦ ꯎꯐꯝ ꯊꯣꯛꯇꯦꯕ ꯃꯤꯒꯤ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯅ ꯃꯥꯁꯤꯅꯅꯦ ꯑꯩꯁꯦ ꯁꯤꯗ ꯂꯩꯕꯁꯦ ꯗꯣꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯅ ꯃꯥ ꯆꯠꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯗꯦ ꯆꯠꯂꯣ ꯅꯪ ꯍꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯗꯣ ꯆꯠꯂꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯕꯨꯗꯤ ꯑꯗꯣ ꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯃꯁꯨ ngahan
ꯂꯥꯝꯕꯁꯤꯃꯁꯨ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒꯤꯁꯨ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ꯭ꯔꯥꯗꯤ ꯇꯁꯦꯡꯅ ꯐꯠꯇꯕꯗꯤ ꯅꯠꯇꯕ ꯈꯟꯅꯔꯦ ꯑꯗꯨꯝ ꯅꯨꯄꯤꯅꯁꯨ ꯈꯨꯃꯝꯒꯅꯤ ꯅꯨꯄꯥꯅꯁꯨ ꯉꯥꯡꯉꯝꯒꯅꯤ ꯑꯗꯩ ꯅꯨꯄꯥꯅꯁꯨ ꯐꯨꯔꯝꯒꯅꯤ ꯅꯨꯄꯤꯅꯁꯨ ꯃꯈꯨꯠ ꯍꯟꯕꯐꯥꯎ ꯌꯥꯎꯔꯝꯒꯅꯤ ꯈꯟꯅꯔ ꯀꯥꯟꯗꯗꯤ ꯑꯗꯨ ꯁꯣꯛꯄꯗꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯦꯜꯍꯧꯏ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯃꯔꯥꯏꯕꯛꯁꯦ ꯇꯪꯉꯒꯅꯦ ꯋꯥꯡꯈꯠꯂ ꯄꯣꯝꯃꯒ ꯗꯥꯛꯐꯝ ꯇꯧꯔꯒ ꯂꯥꯛꯏꯅꯤ ꯑꯗꯣ ꯃꯥꯁꯦ ꯀꯤꯗꯅꯤ ꯅꯥꯝꯃꯁꯨ ꯌꯥꯎꯗꯕ ꯑꯗꯨꯗꯩꯗ ꯃꯃꯥꯡꯗꯁꯨ ꯈꯠꯅ ꯆꯩꯅꯕꯁꯦ ꯃꯣꯏ ꯌꯥꯝ ꯊꯣꯛꯑꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯄꯥꯝꯅꯁꯨ ꯀꯧꯗꯅ ꯃꯄꯥꯝꯒ ꯌꯥꯝ ꯉꯥꯡꯅꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗ ꯁꯤꯗ ꯂꯥꯛꯑꯒ ꯆꯞ ꯆꯥꯕꯤ ꯉꯥꯡꯅ ꯊꯣꯛꯀꯦꯅ ꯃꯇꯨꯡ ꯇꯧꯗꯅꯕꯅ ꯃꯥꯁꯨ ꯎꯔꯤꯉꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯛꯇꯨꯗꯅꯦ ꯃꯥ ꯆꯦꯜꯂꯛꯏꯁꯦ ꯑꯗꯨꯒ ꯇꯧꯔꯀꯥꯟꯗ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯒꯦꯅ ꯉꯥꯏꯍꯥꯛꯀꯤ ꯄꯨꯡꯉꯥꯡ ꯉꯥꯡꯅꯕꯅꯤꯅ ꯇꯧꯏ ꯂꯥꯛꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯁꯨ ꯂꯥꯛꯏ ꯈꯔꯅꯤ ꯂꯩꯕꯒꯁꯨ ꯂꯥꯛꯏ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯀꯞꯄꯦ ꯃꯁꯥ ꯁꯥꯒꯠꯂꯦ ꯅꯥꯔꯦ ꯃꯈꯣꯡ ꯍꯥꯝꯊꯔꯦ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯥꯛꯑꯗꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯄꯨꯡꯆꯥꯏꯅꯦꯕ ꯆꯥꯏꯔꯤꯁꯦ ꯅꯨꯄꯤ ꯑꯃꯃꯝꯅ ꯌꯨꯝꯗ ꯂꯧꯔꯝꯃꯤꯕ ꯊꯧꯗꯥꯡꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯗꯣ ꯂꯥꯛꯑꯒꯅ ꯍꯦꯛꯇ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯜꯂꯛꯏ ꯂꯧꯒꯦ ꯆꯠꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ ꯄꯪꯉꯥꯡ ꯉꯥꯡꯕꯅꯦꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯒꯅ ꯃꯊꯃꯣꯏ ꯀꯜꯂꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯄꯪꯉꯥꯡ ꯉꯥꯡꯕꯕꯣ ꯑꯗꯩ ꯅꯨꯄꯥꯅ ꯆꯠꯂꯨ ꯅꯃꯥꯏ ꯀꯥꯏ ꯈꯪꯗꯦ ꯅꯄꯥꯝ ꯆꯈꯣꯟ ꯇꯥꯜꯂꯤ ꯍꯥꯏꯔꯁꯨ ꯅꯨꯄꯥꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣꯅ ꯑꯗꯩ ꯐꯨꯏ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯐꯨꯔꯤꯃꯤ ꯍꯦꯛ ꯀꯩꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯄ ꯅꯨꯄꯤꯁꯤꯗꯗꯤ ꯊꯦꯡꯅꯕꯗꯤ ꯉꯝꯃꯛꯇꯕ ꯂꯥꯟꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅꯀꯣ ꯃꯥꯁꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯄꯨꯕ ꯉꯝꯃꯛꯇꯕꯗ ꯏꯄꯥꯝꯗꯁꯨ ꯆꯠꯅꯤꯡꯗꯕ ꯏꯀꯥꯏꯕꯀꯣ ꯃꯧ ꯅꯨꯡ ꯂꯩꯕꯅꯤꯅ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯛꯄꯗ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯃꯥ ꯂꯥꯛꯏꯁꯦ ꯍꯪꯅꯕꯅꯤꯅꯀꯣ ꯑꯗꯣ ꯃꯐꯝ ꯑꯃꯗꯤ ꯑꯩꯅ ꯉꯥꯎꯔꯛꯄ ꯇꯥꯟꯖꯥ ꯃꯤꯑꯣꯏꯕꯩ ꯋꯥꯈꯜꯅ ꯄꯣꯠꯂꯨꯝꯅ ꯄꯨꯕ ꯉꯝꯃꯛꯇꯕ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯅꯒ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯁꯤꯗ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦꯗꯥꯅ ꯂꯥꯛꯑꯒꯗꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯂꯩꯔꯦ ꯑꯍꯤꯡ ꯇꯥꯏꯕꯪ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯗꯔꯀꯥꯔ ꯂꯩꯇꯦ ꯂꯥꯛꯑꯣ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯅ ꯂꯩꯔꯕꯁꯤꯅꯤ ꯏꯄꯥꯝꯅꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯊꯝꯃꯕꯅꯤ ꯃꯤꯌꯥꯝꯅ ꯄꯩꯁꯥ ꯈꯥꯏꯅꯗꯅ ꯁꯥꯔꯤꯕꯅꯤ ꯊꯝꯃꯕꯅꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯟꯗꯣ ꯐ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗꯅꯦ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏ ꯊꯥꯡꯗꯔꯀꯥꯟꯗ ꯆꯠꯈꯣ ꯑꯍꯤꯡ ꯑꯅꯤ ꯑꯍꯨꯝꯗꯣꯏꯁꯨ ꯄꯣꯊꯥꯔꯨ ꯂꯥꯎ ꯁꯤꯕꯗꯤ ꯁꯤꯒꯅꯨ ꯑꯗꯩ ꯅꯄꯥꯝ ꯆꯠꯄ ꯏꯀꯥꯏꯔꯦ ꯂꯥꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯂꯩ ꯅꯣꯏꯅꯅꯦ ꯅꯩꯔꯦꯗꯅ ꯁꯤꯗ ꯐꯤ ꯁꯥꯔꯒ ꯑꯩ ꯄꯩꯁꯥ ꯇꯥꯜꯂ ꯍꯤꯡꯖꯔ ꯂꯩꯊꯣꯛꯀꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯏꯄꯥꯝꯗꯁꯨ ꯆꯠꯂꯣꯏ ꯑꯗꯩ ꯅꯣꯏꯗꯁꯨ ꯂꯩꯔꯣꯏ ꯅꯣꯏꯅ ꯅꯩꯔꯛꯑꯗꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯨꯛꯆꯕ ꯃꯥꯒꯤ ꯃꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯖꯕ ꯏꯁꯣꯟ ꯁꯣꯟꯗꯅ ꯂꯩꯇꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯃꯐꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯇꯨ ꯃꯃꯥꯟ khitang ꯈꯦꯡꯕ ꯃꯁꯥꯁꯦ khitang ꯐꯟꯗꯣꯛꯅꯒ ꯂꯦꯞꯆꯕ ꯉꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯉꯣ ꯀꯨꯛ ꯍꯥꯞꯄꯒꯦ ꯅꯪꯑꯅ ꯍꯥꯞꯄꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯥꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯗꯣ ꯃꯣꯠ ꯆꯥꯟꯅꯗꯦ ꯈꯣꯠꯇꯦꯅ ꯃꯥꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯍꯥꯏꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯁꯤꯡ ꯁꯨꯃꯥꯏꯅ ꯂꯥꯛꯎ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯗꯣꯅ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯂꯩꯌꯦꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯈꯒ ꯂꯩꯅꯔꯝꯃꯒ ꯆꯠꯅꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯣꯏ ꯃꯥꯡꯍꯜꯂꯒ ꯊꯝꯕꯗꯤ ꯌꯥꯄꯣꯟꯇꯦꯕ ꯑꯗꯩ ꯕꯣꯔꯗꯤꯡꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯑꯈꯪꯕ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯆꯥꯡ ꯑꯝꯗ ꯊꯣꯡꯈꯤꯗꯗꯤ ꯑꯔꯥꯛ ꯑꯆꯪ ꯊꯣꯡꯕ ꯌꯥꯄꯣꯟꯇꯦꯕ ꯑꯗꯩ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯊꯝꯕꯁꯨ ꯌꯥꯄꯣꯟꯇꯦꯕ ꯃꯥꯁꯨ ꯍꯤꯡꯉꯤ ꯃꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯁꯦꯠꯇꯕ ꯌꯥꯔꯣꯏ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯅꯥꯔꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯥꯏꯁꯨ ꯃꯥꯒꯤ ꯁꯥꯐꯝ ꯊꯣꯛꯄ ꯁꯥꯕꯤꯔꯒ ꯅꯪ ꯀꯨꯏꯅ ꯂꯦꯡꯗꯅ ꯕꯣꯔꯗꯤꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯂꯩꯔꯣꯅ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤꯅꯦꯅ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯛꯇꯪ ꯊꯤꯅ ꯉꯥꯡꯉꯁꯨ ꯏꯃꯥꯅꯦꯕ ꯑꯗꯣ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯒ ꯏꯄꯥ ꯂꯩꯕ ꯑꯃꯃꯨꯛ khitang ꯐꯩ ꯏꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯒ ꯏꯃꯥ ꯂꯩꯕ ꯑꯃꯃꯨꯛ khitang ꯐꯩꯌꯦꯕ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯅ ꯈꯟꯅꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯈꯣꯠꯂꯁꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯁꯤꯗ ꯂꯩꯔꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯂꯦꯞꯇꯦ ꯂꯥꯛꯄ ꯂꯦꯞꯇꯦ ꯑꯗꯒꯤꯗꯤ ꯃꯤꯁꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯅ ꯀꯣꯕꯤꯒ ꯊꯤꯜꯂꯛꯑꯝꯕꯒ ꯀꯩꯁꯦ ꯑꯩꯉꯣꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯅꯅꯦ ꯀꯣꯕꯤꯁꯦ ꯑꯁ ꯀꯩꯅꯣ ꯁꯥꯛꯀꯤ ꯁꯦꯝꯃꯦꯗꯅꯀꯣ ꯀꯣꯕꯤ ꯊꯤꯜꯂꯛꯑꯝꯕ ꯃꯤꯗꯣ ꯑꯩꯅ ꯃꯤꯠꯇ ꯎꯗꯣꯏꯅꯦꯕ ꯑꯣ ꯅꯣꯏꯅ ꯊꯤꯜꯂꯛꯑꯝꯕ ꯀꯣꯕꯤꯁꯦ ꯑꯉꯥꯡꯈꯩꯁꯤꯅ
ꯀꯌꯥ ꯍꯥꯎꯅ ꯆꯥꯖꯔꯤꯅꯣꯅ ꯃꯣꯏꯅ ꯑꯂꯨ ꯁꯦꯝꯃꯦꯗꯅ ꯍꯣꯏ. ꯑꯂꯨ ꯊꯤꯜꯂꯝꯕ ꯃꯤꯁꯨ ꯎꯕ ꯑꯗꯩ ꯆꯦꯡ ꯑꯣꯜꯂꯦꯗꯅꯀꯣ ꯍꯣꯏ. ꯑꯗꯨ ꯆꯦꯡꯗꯣ ꯃꯥꯅ ꯊꯤꯜꯂꯝꯕ ꯑꯗꯨꯅ ꯑꯁꯤꯅ ꯕꯣꯔꯥꯁꯤ ꯄꯨꯈꯠꯂ ꯆꯥꯕꯁꯤꯗ ꯁꯤꯅ ꯃꯥꯅ ꯊꯤꯜꯂꯝꯕꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯊꯤꯜꯂꯛꯏꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯃꯥꯡꯗꯅ ꯃꯣꯏꯅ ꯆꯥꯖꯩꯕ ꯃꯣꯏꯅ ꯆꯥꯅꯕꯅꯦꯕ ꯃꯌꯥꯝꯅ ꯊꯤꯜꯂꯛꯏꯗꯨꯁꯨ ꯍꯣꯏ. ꯏꯁꯣꯔꯗ ꯑꯩꯅ ꯄꯣꯠ ꯑꯃ ꯀꯠꯄꯗ ꯏꯁꯣꯔꯗꯣ ꯌꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯁꯣꯔꯗꯨ ꯌꯧꯔ ꯏꯁꯣꯔꯗꯨꯅ ꯂꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯥꯅꯦ. ꯃꯌꯥꯝꯅ ꯄꯥꯡꯉꯛꯑꯝꯃꯤꯕꯗꯣ ꯃꯣꯏꯒꯤ ꯈꯌꯥꯠꯇ ꯇꯥꯖꯩꯗꯅꯀꯣ ꯃꯥꯅꯦ. ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯩ ꯀꯣꯕꯤꯁꯦ ꯊꯝꯆꯦꯠꯇꯣ ꯑꯩꯅ ꯃꯍꯤ ꯌꯥꯝ ꯌꯥꯎꯍꯟꯗꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯇꯧꯔꯒ ꯐꯖꯅ ꯀꯣꯕꯤꯗꯣ ꯆꯥꯎ ꯇꯧꯔꯒ ꯑꯝꯇ ꯐꯖꯅ ꯊꯣꯡꯉꯣ ꯍꯥꯏꯕꯒꯁꯦ ꯌꯥꯝ ꯐꯖꯅ ꯊꯣꯡꯉꯦꯕ ꯑꯉꯥꯡꯈꯩꯁꯦꯀꯣ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯗꯤ ꯑꯁ ꯅꯣꯛꯄꯗꯁꯨꯀꯣ ꯉꯁꯤꯗꯤ ꯀꯩꯅꯣꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯦ ꯁꯤꯗ ꯑꯃꯈꯛ ꯍꯥꯞꯆꯔꯝꯃꯒꯦ ꯍꯣꯏ. ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛ ꯂꯩꯀꯣ ꯃꯥꯅ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯑꯍꯟꯅꯦꯕꯀꯣ ꯑꯩꯅ ꯉꯍꯥꯃꯨꯛꯇꯒꯤ ꯂꯩꯌꯦꯅ ꯍꯥꯏꯕ ꯍꯣꯏ, ꯏꯆꯦ ꯍꯣꯏ. ꯑꯗꯨ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯥꯁꯦ ꯋꯥꯁꯦꯀꯣ ꯈꯔ ꯑꯍꯜ ꯑꯣꯏꯔꯛꯄꯩ ꯈꯤꯇꯪ ꯀꯣꯗꯁꯦ ꯉꯥꯡꯒꯟꯕ ꯌꯥꯝ ꯁꯥꯡꯗꯣꯛꯀꯟꯕꯀꯣ ꯑꯗꯩ ꯃꯥꯅ ꯋꯥꯁꯦ ꯁꯥꯡꯗꯣꯛꯑ ꯂꯩꯈ꯭ꯔꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯖꯤꯜꯂꯅꯦꯕ ꯂꯣꯏꯐꯧ ꯇꯥꯉꯝꯗꯕ ꯑꯗꯩ ꯏꯆꯦ ꯇꯣꯛꯑꯣꯅ ꯑꯗꯩꯗꯤ ꯋꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯒꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁ ꯏꯆꯦꯅ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯁꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯨꯝꯃꯛꯇꯣꯏꯁꯦ ꯏꯆꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦꯅꯦ ꯏꯆꯦꯅ ꯍꯥꯏꯕꯁꯦ ꯑꯣ ꯅꯣ ꯑꯩ ꯈꯪꯉꯦ ꯑꯗꯩ ꯅꯣꯒ ꯇꯧꯔꯒꯀꯣ ꯑꯗꯩ ꯑꯩꯅ ꯃꯥꯏ ꯃꯇꯧꯁꯦ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯥꯡ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝ ꯃꯥꯅ ꯇꯧꯋꯦ ꯏꯆꯦ ꯅꯪꯒꯅ ꯅꯣꯛꯄꯗ ꯑꯗꯩ ꯏꯃꯥ ꯑꯩꯈꯣꯏ ꯍꯣꯝꯁꯦ ꯄꯣꯛꯈꯥꯏꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣꯅ ꯑꯗꯩ ꯑꯩꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯦ ꯁꯦꯁꯟ ꯍꯧꯈ꯭ꯔꯒꯗꯤ ꯕꯣꯔꯗꯤꯡꯒ ꯆꯌꯦꯠꯅꯁꯟꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯁꯦ ꯌꯥꯏꯔꯤꯄꯣꯛꯇ ꯍꯣꯝ ꯁꯥꯔꯤꯕꯁꯤꯁꯨ ꯂꯣꯏꯁꯜꯂꯛꯑꯕꯅꯤ나 ꯍꯣꯏ. ꯑꯥꯗ ꯂꯣꯏ ꯂꯩꯈ꯭ꯔꯅꯦꯕ ꯑꯩꯒꯗꯤ ꯀꯌꯥ ꯂꯩꯃꯤꯟꯅꯕꯁꯦ ꯐꯪꯉꯔꯣꯏꯗꯅ ꯑꯔꯥꯛꯄꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯗꯅ ꯍꯣꯏ. ꯑꯗꯣ ꯑꯩꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯇꯤ ꯑꯔꯥꯛꯄꯁꯦ ꯀꯣꯡꯕꯗ ꯂꯥꯛꯑꯣꯅ ꯃꯇꯝ ꯈꯤꯇꯪ ꯂꯩꯃꯤꯟꯅꯁꯤ ꯕꯣꯔꯗꯤꯡ ꯍꯧꯈ꯭ꯔꯗꯤ ꯕꯣꯔꯗꯤꯡ ꯁꯥꯇ꯭ꯔ ꯉꯥꯡꯉꯩ ꯍꯧꯔꯅꯤ ꯅꯣꯏꯅ ꯑꯃꯨꯛ ꯑꯥꯗ ꯍꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯒ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯁꯦꯅ ꯑꯁ ꯃꯣꯏ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯀꯔꯤꯅೋ ꯑꯃꯅ ꯍꯪꯒꯥꯝ ꯊꯣꯡꯖꯤꯜꯂꯛꯀꯅꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯋꯥꯁꯤꯐꯥꯏꯗꯒꯤ ꯏꯆꯦ ꯈꯔꯅ ꯄꯤꯔꯝꯕ ꯀꯩꯅꯣꯁꯦ ꯀꯣꯕꯤ ꯑꯅꯧꯕ ꯃꯅꯥꯗꯣ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒꯤ ꯀꯥꯡꯁꯨ ꯑꯃꯨꯛ ꯆꯥꯅꯤ ꯀꯥꯡꯍꯧ ꯑꯃꯨꯛ ꯆꯥꯅꯤ ꯑꯗꯩ ꯃꯣꯏꯅ ꯄꯤꯔꯝꯕ ꯀꯣꯕꯤ ꯐꯨꯜꯒꯁꯦ ꯁꯥꯛ ꯆꯥꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤ ꯀꯣꯕꯤ ꯊꯝꯆꯦꯠꯀꯗꯣ ꯁꯥꯛ ꯆꯥꯗꯅ ꯁꯤꯡꯖꯨ ꯆꯥꯗꯅ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯇꯅ ꯑꯗꯩ ꯕꯣꯔꯗꯤꯡꯗ ꯂꯩꯒꯗꯕ ꯑꯉꯥꯡ ꯑꯃꯒꯤ ꯄꯦꯔꯦꯟꯁꯅꯁꯨ ꯆꯦꯡꯒꯨꯝꯒ ꯊꯤꯜꯂꯛꯑꯝꯃꯦꯕꯀꯣ ꯃꯣꯏꯒꯤ ꯆꯦꯡꯒꯨꯝ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅꯅꯦ ꯑꯗꯨꯝ ꯃꯈꯟꯒ ꯆꯥꯖꯗꯅ ꯈꯪꯗꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯩꯅ ꯋꯥꯈꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯃꯌꯨꯝꯗꯒꯤꯗꯤ ꯃꯊꯥ ꯑꯃꯃꯝ ꯄꯨꯔ ꯂꯥꯛꯏꯅꯦ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯨꯡꯉꯥꯏꯔꯦꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯩꯁꯨ ꯂꯥꯛꯅꯤꯡꯕ ꯅꯠꯇꯦꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯆꯠꯂ ꯁꯤꯗ ꯂꯩꯔꯁꯨ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯆꯠꯂ ꯁꯤꯗ ꯂꯩꯔꯁꯨ ꯍꯥꯏꯕꯗ ꯀꯩꯁꯨ ꯂꯩꯔꯣꯏꯕ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯃꯌꯥꯝ ꯑꯋꯥꯕ ꯑꯃꯃꯝꯗꯒꯤ ꯂꯥꯛꯑꯕ ꯑꯩꯈꯣꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯅꯤꯀꯣ ꯌꯥꯝ ꯂꯨꯔꯤꯁꯦ ꯋꯥꯍꯩꯁꯤꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯗꯦꯕ ꯋꯥꯍꯩ ꯐꯖꯕꯅꯦꯕ ꯃꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯑꯋꯥꯕ ꯑꯃꯃꯝ ꯊꯦꯡꯅꯔꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂ ꯑꯗꯨꯒꯤ ꯂꯥꯛꯏꯕ ꯃꯤꯁꯦ ꯑꯃꯨꯛꯁꯨꯅꯦ ꯑꯁꯣꯟꯕ ꯃꯤꯗꯨꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯑꯀꯟꯕ ꯃꯤꯗꯣ ꯃꯤ ꯑꯅꯤ ꯃꯣꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯃꯥ ꯐꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯔꯛꯀꯅꯦꯕ ꯃꯤ ꯑꯅꯤ ꯈꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯃꯤꯁꯤꯅꯦꯕ ꯆꯦꯟꯊꯣꯔꯛꯏꯁꯤꯅ ꯑꯀꯟꯕ ꯃꯤꯗꯨ ꯂꯩꯍꯧꯗꯣꯏꯅꯤꯀꯣ ꯂꯥꯟꯗꯁꯨ ꯉꯥꯏꯔꯦ ꯂꯥꯟ ꯉꯝꯕ ꯃꯤꯗꯨ ꯂꯩꯍꯧꯋꯤ ꯂꯥꯟ ꯃꯥꯏꯊꯤꯕꯗꯨ ꯂꯥꯛꯇ꯭ꯔꯥ ꯂꯥꯛꯏꯈꯩꯁꯦ ꯃꯇꯨ ꯁꯣꯜꯂꯕꯗꯨꯅꯦꯕ ꯑꯉꯝꯕꯗꯨꯅ ꯂꯩꯍꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯋꯥꯕ ꯑꯃꯃꯝ ꯊꯦꯡꯅꯔ ꯂꯥꯛꯄ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯏꯇꯤꯟꯖꯔꯒ ꯁꯤꯗꯩꯁꯤꯗ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯃꯤꯀꯨꯞ ꯑꯝꯇꯁꯨ ꯅꯣꯛꯃꯤꯟꯅꯗꯅ ꯀꯩꯅꯣꯝꯇ ꯆꯥꯁꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯅ ꯑꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯆꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯁꯤꯅꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯈꯤꯇꯪꯈꯛ ꯄꯥꯊꯣꯛꯑꯒꯅꯤ ꯀꯃꯦꯟꯗꯣ ꯏꯪꯕꯒꯤ ꯌꯥꯝꯁꯨ ꯄꯤꯔꯛꯇꯕꯅꯦꯕ ꯌꯥꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯃꯊꯛꯇꯨꯗ ꯍꯛꯀꯥꯝ ꯆꯟꯕꯒꯤ ꯀꯃꯦꯟ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯀꯃꯦꯟ ꯈꯤꯇꯪꯈꯛ ꯂꯧꯈꯠꯂꯛꯄꯅꯦ ꯑꯗꯨ ꯈꯇꯪ ꯄꯥꯊꯣꯛꯑꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝ ꯁꯦꯝꯒꯠꯆꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄꯗ ꯆꯥꯡꯁꯤꯠ ꯅꯥꯏꯅ ꯊꯦꯡꯅꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯉꯟꯅ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯀ꯭ꯂꯥꯁ 8ꯇꯒꯤ ꯅꯨꯡꯁꯤꯅꯩꯕ 8 ꯌꯧꯔꯛꯄꯁꯦ ꯈꯔ ꯋꯥꯔꯦꯕꯀꯣ ꯉꯋꯥꯏꯗꯤ 9, 10ꯒ ꯍꯥꯏꯔꯝꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ 7, 8ꯇꯒꯤ ꯍꯧꯔꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯛꯁꯟꯅꯕ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯅꯕ ꯂꯦꯡꯒꯣꯟꯅꯕ
ꯑꯗꯩ ꯀꯦꯁꯀꯨꯝꯕꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯗ ꯌꯥꯎꯒꯗꯕꯅꯦꯅ ꯑꯃ ꯂꯩꯈꯤꯕ ꯁꯤꯁꯦ ꯀꯦꯔꯦꯛꯇꯔꯗꯨꯅ ꯃꯥꯡꯈ꯭ꯔꯗꯤ ꯂꯨꯁ ꯑꯣꯏꯈ꯭ꯔꯗꯤ ꯃꯤꯗꯣ ꯁꯦꯝꯒꯠꯄꯗ ꯋꯥꯔꯅꯦꯕ ꯑꯗꯨꯅ ꯃꯈꯣꯡꯗꯨꯗꯒꯤ ꯑꯉꯥꯡꯗꯣ ꯑꯩꯅ ꯁꯦꯝꯅꯤꯡꯉꯦꯕ ꯑꯗꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯕꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯑꯗꯒꯤ ꯅꯨꯄꯥꯁꯨ ꯅꯨꯡꯁꯤꯅꯕꯗ ꯁꯤ ꯍꯥꯏꯔꯛꯑꯗꯤ ꯅꯣꯏꯅ ꯌꯥꯔꯣꯏꯗꯕ ꯌꯥꯝꯅ ꯑꯩꯅ ꯇꯥꯛꯅꯤꯡꯉꯦ ꯃꯔꯨꯑꯣꯏꯅ ꯅꯝꯕꯔ 1 ꯁꯤꯒꯤꯁꯦ ꯁꯣꯏꯒꯤꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯤꯅ ꯍꯟꯗꯛ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯄꯦꯔꯦꯟꯁꯁꯦ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯦꯔꯦꯟꯁ ꯉꯥꯛꯇ ꯂꯥꯛꯑꯦꯕ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯥꯡꯅ IVF ꯀ ꯇꯧꯔꯒ ꯆꯍꯤ 9 9 10 ꯃꯆꯥ ꯌꯥꯎꯗ꯭ꯔꯒ ꯄꯣꯛꯄ ꯑꯉꯥꯡ ꯂꯥꯛꯏꯀꯣ ꯑꯗꯩ ꯅꯨꯄꯤꯗꯩ ꯅꯨꯄꯥꯗꯩ ꯃꯊꯟ ꯄꯣꯛꯄ ꯑꯉꯥꯡ ꯂꯥꯛꯏꯀꯣ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅ ꯑꯃ ꯑꯅꯤ ꯑꯣꯏꯔꯒ ꯁꯨꯝꯕꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯦꯝꯗꯕ ꯌꯥꯗꯦ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯩꯒꯨꯝꯕ ꯑꯝꯇꯗ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯦꯔꯦꯟꯁ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯅꯦꯕ ꯄꯦꯔꯦꯟꯁꯇꯣ ꯊꯋꯥꯏ ꯌꯥꯎꯁꯜꯂꯛꯄꯅꯤꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯣꯏꯗ ꯑꯌꯥꯝꯕꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯅꯥꯏꯌꯨ ꯌꯥꯔꯛꯇꯕ ꯑꯉꯥꯡꯁꯦ ꯉꯥꯡꯅꯕ ꯋꯥꯔꯛꯄꯁꯤ ꯑꯌꯥꯝꯕ ꯄꯦꯔꯦꯟꯁꯅ ꯍꯥꯏꯌꯦꯕ ꯁꯤ ꯆꯠꯅꯕꯤ ꯑꯣꯏꯔꯦꯕ ꯑꯃꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯦ ꯅꯥꯏꯅ ꯐꯣꯟꯁꯤꯗꯩ ꯂꯥꯞꯊꯣꯛꯅꯕ ꯂꯥꯏꯔꯤꯛ ꯃꯇꯝ ꯆꯥꯅ ꯄꯥꯅꯕ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯊꯥꯖꯔꯤꯁꯦꯀꯣ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯊꯥꯖꯔꯤꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯈ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯃꯔꯤꯜ ꯂꯩꯅꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯅꯤꯇꯤ ꯅꯤꯌꯝ ꯑꯗꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯅ ꯁꯦꯝꯗꯣꯔꯛꯀꯅꯤ ꯑꯉꯥꯡꯁꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯃꯥꯒꯤ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯃꯔꯤꯟ ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯌꯥꯝꯕ ꯑꯉꯥꯡꯁꯦ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯐꯥꯔꯁ ꯇꯥꯔꯒꯦꯠꯁꯦ ꯂꯥꯏꯔꯤꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯕꯒꯁꯦ ꯊꯝꯈ꯭ꯔꯒꯅꯦ ꯑꯗꯨ ꯍꯥꯟꯅ ꯂꯣꯏ ꯆꯨꯝꯃꯛꯑꯀꯥꯟꯗ ꯑꯉꯥꯡꯗꯣ ꯆꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯗ ꯁꯣꯏꯔꯛꯑꯗꯤ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯃꯥ ꯅꯨꯡꯁꯤꯕꯗ ꯉꯥꯎꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯩ ꯐꯠ ꯂꯥꯎꯅ ꯏꯉꯥꯎ ꯉꯥꯎꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥ ꯅꯨꯡꯁꯤꯅꯕꯗꯨꯗ ꯅꯛꯅꯈ꯭ꯔꯣꯀꯣ ꯑꯗꯨꯗꯤ ꯃꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯣꯏꯔꯛꯇꯅꯕꯒꯤ ꯂꯤꯛꯂꯝꯁꯦ ꯍꯥꯟꯅ ꯂꯥꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯥ ꯃꯔꯤꯟꯁꯨ ꯄꯥꯜꯍꯜꯂꯛꯄ ꯑꯗꯩ ꯑꯉꯥꯡꯁꯦ ꯇꯟꯒ ꯇꯟꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯦꯒꯤ ꯍꯧꯔꯒ ꯏꯟꯕ ꯑꯉꯥꯡꯐꯧ ꯂꯥꯛꯏꯕ ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯕ ꯍꯩꯇꯕꯐꯧ ꯂꯥꯛꯏꯕ ꯃꯁꯥꯒꯤ ꯐꯤꯔꯣꯜ ꯑꯃꯐꯧꯁꯨ ꯍꯩꯇꯕ ꯑꯉꯥꯡ ꯂꯥꯛꯏꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯗꯩ ꯍꯧꯅ ꯁꯦꯝꯗꯣꯔꯛꯄꯁꯦ ꯃꯣꯏꯅ ꯄꯥꯝꯃꯦꯕ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯍꯥꯞꯆꯜꯂꯛꯄ ꯃꯔꯤꯜ ꯂꯩꯍꯜꯂꯛꯄ ꯂꯤꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯏ ꯆꯨꯝꯍꯜꯂꯛꯑꯒ ꯂꯥꯏꯔꯤꯛꯁꯦ ꯍꯥꯞꯆꯜꯂꯛꯄ ꯑꯗꯩ ꯑꯃꯨꯛ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯋꯥꯈꯟꯗ ꯃꯉꯣꯟꯗ ꯐꯥꯎꯍꯟꯕ ꯁꯤꯁꯤꯅꯦꯕ ꯄꯦꯔꯦꯟꯁꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯦꯀꯣ ꯑꯗꯣ ꯍꯣꯏ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯩ ꯁꯦꯝ ꯁꯥꯔꯒ ꯂꯩꯖꯔꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯃꯦꯟ ꯈꯤꯇꯪꯁꯦ ꯄꯥꯖꯔꯛꯒꯦ ꯍꯣꯏ ꯂꯧꯈꯠꯄꯤꯌꯨ ꯀꯃꯦꯟ ꯄꯤꯗꯕꯒꯤ ꯋꯥꯅꯤ ꯇꯥꯕꯗꯤ ꯑꯝꯇ ꯋꯥꯠꯇꯅ ꯇꯥꯏ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯊꯃꯣꯏꯅꯨꯡꯗ ꯇꯥꯖꯕ ꯀꯃꯦꯟꯗꯤ ꯄꯤꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯁꯦ ꯏꯪꯅꯁꯨ ꯏꯪꯅ ꯉꯥꯛꯇꯪ ꯈꯨꯠ ꯂꯥꯝꯊꯣꯛꯑꯒ ꯏꯕꯤꯌꯨ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯩꯁꯨ ꯇꯟꯖꯜꯂꯛꯑꯦꯕ ꯀꯃꯦꯟꯁꯦ ꯌꯥꯝꯃꯛꯇ꯭ꯔꯒꯗꯤ ꯑꯗꯩ ꯃꯊꯪꯗꯅ ꯀꯃꯦꯟꯒ ꯄꯤꯐꯝ ꯈꯪꯗ꯭ꯔꯦꯗ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯀꯔꯤꯕ ꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯣꯏꯔꯥ ꯑꯗꯩꯗꯤ ꯀ꯭ꯔꯥꯏꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯦ ꯋꯥꯠꯂꯦ ꯍꯥꯏꯕ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯂꯤꯁꯦ ꯋꯥꯈꯜ ꯌꯥꯎꯗꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯅ ꯏꯆꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯑꯩꯒ ꯃꯥꯟꯅꯒꯦ ꯇꯧꯕ ꯌꯥꯝ ꯌꯥꯎꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯕ ꯌꯥꯝ ꯌꯥꯎꯅꯩꯕ ꯑꯗꯩꯗꯤ ꯏꯆꯦ ꯀꯣꯐꯤ ꯈꯔ ꯊꯛꯄꯤꯌꯣ ꯆꯥꯛ ꯇꯣꯛꯄꯩꯗꯨꯗ ꯍꯥꯏ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯣꯐꯤ ꯐꯖꯅ ꯊꯛꯈ꯭ꯔꯦ ꯉꯁꯤ ꯍꯛꯀꯥꯝ ꯆꯜꯂꯝꯃꯣꯏ ꯑꯩ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯆꯟꯗꯕꯅꯤ ꯑꯩꯁꯨ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯏꯁꯤꯡ ꯑꯌꯤꯡꯕ ꯊꯛꯎ ꯍꯩ ꯆꯥꯎ ꯀꯣꯐꯤ ꯊꯛꯎ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯣꯏ ꯍꯦꯛꯇ ꯇꯧꯕꯅꯦ ꯍꯛꯀꯥꯝ ꯆꯟꯗꯅꯕꯅ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯑꯩꯁꯨ ꯏꯊꯟꯇ ꯀꯩꯅꯣ ꯏꯊꯟꯇꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯀꯣ ꯃꯄꯨꯔꯣꯏꯕꯅ ꯁꯔꯨꯛ ꯌꯥꯗꯕꯁꯤꯡꯗꯨꯅꯦꯕ ꯃꯊꯪꯗꯅ ꯋꯥꯕꯕꯨꯗꯤ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯍꯛꯀꯥꯝ ꯆꯟꯕꯗꯨ ꯋꯥꯔꯤ ꯇꯥꯕ ꯑꯩꯈꯣꯏ ꯃꯨꯠ ꯌꯥꯝ ꯀꯥꯏ ꯑꯁꯤꯗꯤ ꯆꯟꯖꯗ꯭ꯔꯕꯅꯤ ꯑꯗꯩ ꯖꯤꯔꯤꯕꯥꯝꯗꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯖꯔꯤ ꯇꯥꯕꯤꯌꯨ ꯖꯤꯔꯤꯕꯥꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯥꯒꯠꯆꯔꯤ ꯑꯗꯩ ꯊꯧꯗꯥꯡ ꯀꯔꯤꯝ ꯄꯨꯗꯕ ꯅꯨꯄꯥꯗ ꯂꯩꯔꯨꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯊꯦꯡꯅꯔꯨꯕ ꯑꯩꯈꯣꯏꯒꯨꯝꯕ ꯈꯛꯇꯅ ꯈꯪꯉꯤ ꯃꯥꯅꯤ ꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯩ ꯃꯊꯪꯗꯅ ꯅꯨꯄꯥꯒꯤ ꯗꯥꯏꯇ ꯂꯧꯗꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯟꯅꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯄꯀꯣ ꯃꯊꯪꯗꯅ ꯆꯦꯜꯂꯨꯔꯒ ꯅꯨꯄꯥ ꯄꯥꯝꯂꯛꯇꯕ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯂꯩ ꯁꯤꯁꯨ ꯆꯨꯝꯃꯤ ꯆꯦꯜꯂꯨꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯑꯗꯩ ꯅꯨꯄꯥꯗꯣ ꯐꯣꯟꯒꯁꯦ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯗꯅ ꯄꯥꯏꯗꯗꯅ ꯌꯥꯝ ꯇꯧꯕ ꯑꯗꯒꯤ ꯅꯨꯄꯥꯅꯁꯨ ꯂꯩ ꯆꯦꯜꯂꯨꯔꯒ ꯅꯨꯄꯤꯗꯣ ꯄꯥꯝꯃꯛꯇꯕ ꯁꯤꯁꯦ ꯐꯠꯇꯦꯕ ꯆꯦꯜꯂꯨꯔꯕ ꯍꯥꯏꯕꯗꯨꯗꯤ ꯂꯧꯅꯔꯗꯕꯅꯦ ꯍꯥꯏꯕ ꯃꯊꯪꯗꯅ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯒ ꯃꯥꯟꯅꯕ ꯍꯧꯔꯦ ꯏꯆꯦ ꯑꯩꯒ ꯍꯥꯏꯌꯦ ꯃꯊꯪꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯒꯤ ꯋꯥꯔꯤ ꯑꯌꯥꯝꯕ ꯍꯟꯅ ꯇꯥꯔꯦ ꯑꯦꯄꯤꯁꯣꯗ ꯑꯌꯥꯝꯕꯗ
पुनमक्ता इबुंगो सूरज की थौदांगसी असुकी मतिक मरु ओय ख्वाइदगी मतिक चाबा एंकरनी हाइजनिंगी Thank you so much. Anan thagachari. असेंबैने मथंगदना अइदौना वाबा मयाम लैबा जानी इचा अनि से नुंसीमनबगी खांगदुना लैबने मानी Mani. मयाम लै इचागी हिंगमिनजी अदे मथंगदा अहानबै वारी से हाइफेट पाले हाइबको पानबो याम यौंगनै अदे मथंगना अइगुमना क्राइम डायरीज ता ngaꯎꯕ खै हाइरियेको अमना अदो मयामना लाइक पिसनदरियेको माइना कमेन्ट यामदि पातोक्सरोइगे Thank you माइना so सिदा much. ngasi gi oinadi ida loisanjage aduga ngasai gi kainoje khoi nupari sanani sereti soje kharaga adum kapi aduga imoino numise khara lai ado smaina imoino numisida khara kapi yu mayamna ai simtanga ai request taujage Yam nungaije hojabusu thagachari loinena aikhogi crime diary si yamna mating oirakpa mayam ohenbiba amadi mayamgi support mayamgi akhoi comments mayam duna su akhoi da thawai happy raga akhoi da pangal thona du oijari bani haibasima mayam da akhoi han ningsing jari loinena ngasi su akhoi gi crime diary si yankhai mapal suba episode yorpa haibasi mayamgi thona mayamgi spirit mayamgi support tuna ni haina su thamjari aduga crime diaries haibasina akhoi manipur sida akhoi crime hanthaba akhoi crime mitigate oiba amadi crime si hantharaga akhoi si yumba londa adukimati successful oiba mangol oiba mai pakpa haibu oiminasi aduga akhoi mangol oiba mai pakpa oiba matamda akhoi si manipur haiba ma leiribanina society haiba makhoi communities haiba ma kayamasu leinari banina akhoina akhoi isadagi hendokpa ahenba energy piba ngamba akhona advice piba ngamba akhona help tobo ngamba support tobo ngamba akhoi samna hairabada akhoi ozaro bitale mana mayam gi damakta platform ma akhoi gi home ga sadana thama matamda mayam gi platform thamada akhoi gi nuksiraba pukchel chawrba kayamana su kathok piduna angamba pubiraktana akhoi gi injhang na pibu oresu pubiraktana sel gi mateng amadi akhoi gi yum ama lingba matamda changba akhoi gi polam sing kayam su pibiraktana support tobiro pukchel chawrba sing admadi akhoi gi extra energy pibiriba sing busu hanana thagachari loina akhoi gi mayamna sugumba akhoi gi positive oiba vibes ma sagat minaraga manipur haibasi yam ka hena chawrba su nattabanina akhoi ma sensi ikhangda su khangna banina akhoi ma sensi nungsinana amuktang lai minaraga akhoi si amaga amga tatho tasin tok minaraga soigiba kayama ngakpiba adage soigiba kayama bo akhoi na lesson tambiraga semdokna bagi khudong chaba pibiraga manipur haibasi yamna mingchat leba mingchat urong afabada khinba ngamba manipur ama ohenbada mayamgi thodang yauribani loinana crime diaries ki akhoi gi family sing su aduki matik chawtho abanina mayam si akhoi gi wakhalon si afaba wakhalon ngata puthok minaraga akhoi si akhoi punsinaraga amatoiba wakhal chen minaraga manipur si akhoi crime si handaraga di manipur chakhot pada su aduki matik yanga doribani na manipur chakhot mene si akhoi na lairiba hingle gi matam sida akhoi gi artha leba akhoi gi wahan thok punsi marel amamam lenaba akhoi mayam si hingmina si haibasi masu thamjage akhoi su mayam gi seba tawa matamda akhoi mayam gi penaba akhoi su thawai hakchang yauna ipo media gi energetic oiraba akhoi gi team sina su yam kanna di hona jai adubu marakta akhoi gi asoiba angamba yakpa matamda akhoi na khangna soigiba akhoi na khangakpa akhoi na matamda di akhoi su apology ni jarake mayam na ngakpi gani aduga akhoi na khangdabada soigiba yawba kayama leiraga su mayam gi feedback mayam gi suggestion duna su akhoi na su hena improve tawnaba mayam da hena mating leiba platform ama piba ngamjagadabani na mayam na su akhoi da feedback amadi comments pibiba akhoi gi waras wana singsoi soibi ganu haibasi moju thamjage adu crime diary si mayam gi support tuna akhoi singasi phawbada lesang chitna yangkhai mapal suba episode yoba ngamjabani haibasu mayam da akhoi na credit si pijaningi aduga mayam gi credit mayam gi energy mayam na pibi khiba support mayam du su akhoi na adugi matik yamna wangna thangatchei haibasi masu mayam na thamjaraga hojiki one de akhoi ngasi gi episode yangkhai mapal suba episode ipo media na mayam gi damakta puthokchariba crime diaries 59 suba episode yengbiri basingdagi kaina na baya thani jari pina birase